Wari sapuna tabiribasingbu taramna oksari. Ngasi amuk tabiribasingidamagta yam nungayrakadaba wari ama amuk puduna laksari. Puzaragliba wari asigi maming The Bus Stand. Wari asibu ibiraklibana. Hana mamangda channel asimaktada mayamna yamna pamna tanabikhiba tongan wari kayada khut thakraba aiba Amit Kumar Huidrombana khut thabirako warini. Lobirasi Amit Kumar Huidrombagi The Bus Stand Karadi Theng Kramaling City. Theng su Theng Batabani. Theng Nabamaram Silabanina. Aduga Wabana Sulure. Waba Sigi Matakta Nisa Amagi Mondrang the Su Kanna Tauri. Marak Asida Kanghodana Buski break adu Pari. Matam Aduda Ningai than a Pumduna Leramba adu break Paba Aduna Maram Warga Mafam Karadi Chele. Maduda Gyan Kajiki Lakpa Mali. Buski sit Adudagi. Sip Taraga, Yanglakpu Matamda, Hendelman Aduna, Mamid, Kut Kalaga Kori. Maduda Kangle, Mafamsi, Makoigi, Yum Changpamgi, Lambido Yore Haina. Sit Aduginakanda, Tamliba Beg Adu Paikatuna, how good ki hecto waga, Makoktu, Kangao Morpamali. Masadu, Hairum Tauraga, Bus Manungi, Pol Amaladiba Aduda, Tap Pai. Mataw Adu Uriba, Hendelman Amadi, Driver Anidu. Michi Kanaduna Yengi. Makoktu, Kajik Naurbasu, Kumtada Yaroi Kanmana, Atumak Toklake. Mahaki Mom Aduda, Hendelman Aduna, Hypet Lagnari. Ibo Nangama, Ingao Hingauradana, Nayum Bachaluko, Loya Lakpa, Hanna Po Yengdi, Aduga, Karim Tasu, Kumlamde. Magi Kumpam Tokpa, Bus Adudagi, Adumak Kumtarakle. Mahakna Kumta Horaba Matunda, Bus Driver Aduga, Hendelman Kaktamak. Bus adu da ngaire. Makwesu, makwogi bus mapu, mahajon adugi, mayum tamna thorakle. Lambi da thona, asum wari sanare. Driver na hare. Asiyang ang si noy lenga oinine. Oido bumali. Nisadi kare season na bumali magise. Adum mangine. Ay sumali. Ado, manakta changsin bakanda di, thuidok pa nisagi, manam di amata chendi. Driver na hare. Natraga magisi, pokhai bagumba, tauram dog Kangde du sumali. Urum tauruga hektali. Driver na. Hausikan angang singsi, mama mapana wana mahita maliba. Lam lapa sulap na, masa sibu mi uhuradiana. Aduga masa singsina, mama mapa udrabanena, nisakara sa sintaksan, katukaran taule. Yararo. Moyi kalubada, isaga pukning tre. As, nangido ingonda haining bumalida. Ay, nangonda haibanati, moy bu haibanine. Moy daw na tagdoy saruk, Nang na nahagi nungay ba taduoga noong magi humangwal talaga imong da kana ba piribasina yam heli pa ba. Kangin ang ito, tagal aga sawda na ba timjan na ineba. Natiwane, asum na makoy ani nok to na wari sana raga chali. Bas adudagi masam yam na sang binupi amasu loya lakpagi matungda inado na kumthaki haibasi amat uhobo nati. Madu uram batar badi matung amukhana mahakpo makoy bas aduda tunghangani thajati. Somdana, Loya Lakpa, Bus Manungda, Wabagi Witharuba Adu, Kumtarak Labumatam Sidadi, Ingli Tobanung Sitna, Yebu Matamda, Masadu Karadi, Press Werkle. Adubo, Zasilubani Sagi, Manindi, Ian Hande. Panadi Hai Singi, Sigi Matangda. Asuk Manam Kankrabu Posakasi, Kanada Sumanam Po, Namhandan Season Naribani. Madugi Nungai Ipak the Ngauringai, Koles Halakba Sisu, Thing Libani. Pung ohum de college lower basu, lam kara lapa mafam or basu, bus kara, ngai tuk ngasin nadraga, lambi kara silamba or basu, asi yong na di, tieng loy, mahak na yum da halagli ba matam ase. Adubo, tieng li bagi maram di, college lower ba matungda, mamana ba ama aniga tauraga, den dry to hek jimmy. Maduda, matam yam na mangki bani. Yum da handa basu yada ba maram oy bana, makoy den dry to yam kan season na ba dinati. Hausiksu, Loya Lakpa, Gyan Panayam Tare. Ingli Tobanung Sit Marak Asida, Lip Sida. Sorok Asi, Wang Malantu Oga, Makuy Lekai Adugilambida, Changa Dabadu, Ngayhakti, Tumin na Lip Tunalay. Nakyeta, Gari Lakpra Haiduna, Amuksu Yengi. Adubo, Mafam Asidi, Atapo Kungang Oibanina, Gari Ti Toy na Lakti. La Iba Singasi, Manak Nakpa Aduagi mi, Lawu Singuba Tauruba Singna, Yachang Lakpagi Kanarak ba adung aktani. Ngayhak leblam naga, mahak
sorok adu lanthuraktuna mayum tamna lakle adubo hainaruba tawdana insiluba tawdana lambi nakanda leiriba makhoi leikaigi poloi phammang aduda hek yengsiloi mamsilakpa matam oibanina mayek sengnadi hek udre adugi hek nakandasu waiting set ama mayamnadi bus stand hainaba masulai adu loiraba matungdana leirak adugi nakal nama amada gulmohor pareng oina manga taruk hawi mafam asi anamba matamda mayamna hangchit langba thoknaba mafam oi kalen tha matamda ngangsang ngang salakpa gulmohor singi leising aduna piba phajaba sidi fajaraba haikol lekol amana piba phajaba adudagi saruk chama heli haiba yai adubu hausikti madugi matamdu nate naken tha matam oibanina upal sing asi mana amatta pande ayuk nungthalda karimta khandrasu numidang wairam natraga numidang dadi hek munna yengsilurabadi akiba amadum poi loya lakpa tapna bek adu lengjum namadi yanduna uirum tawa maithongda mayum tamna lakli adubu khanghodana tunglomdagi kanagumbi amana kauri amukta ngai khoba punna chatminase matang asida loya kari sunna chungdana adumak lambi aduda chatli adubu amukka hanna chap manaba khonjel aduda khara haurapna kaurakpadadi khongthang adu chap lepi ho amukta ngai bi kho loya tali mamai adu tapna onthorakpa adudadi mamli tawa marak aduda laptakna nupi amakak inerakpadu ure madu uba matamda kanano haina hangudana magi hanagi chatpham thokpa aduda amuk mamai adu leithoraktuna chatpa haurai mahakna asumna chatliba asisu tungda laklibe adu maraina inerjarakchani khanduna chatpani adubo khongka mari manga thangba matam adudadi amuksu loya chap leptuna lei mahakna leplibasi karigumba khara khangningbagi mali tanja asidadi manglomda makhoi leikaigi ahal amasu cycle thorakpa ui cycle aduna mahaki mapa lanthoklaga satkiba matam aduda mahaksu hek onthoktuna yengi adubo mahakna uribasi cycle thoba adu kaktani mamangda mana ukiba tungda inarakpa adudi leiramdre nisagi manil khara leiba oibanina nokphet tawraga wakhalda asumna khali kanano hauzik amuk kai horamlaga kadaida amuk chatkharbano asumna nokphet tawraga mayum tamna lakle thongalgi konthong chei adu hangdoklaga imungda changlakpa matamda machanupi adudi ya changlakpagi imung loisilami machalnupi leisnan hari tamo nang imani sawam langamani loya machal aduna hariba wa adu nachungda phamungda changduna long hipthai adubu machal adudi wa makha adum tari nungtigi sumsum thengbu henjelai kaidau leiri nona imani sawam langamani baba su masakto sauni magi mong tokibani machal asina ngangni bawasi machet ama fawa tadi mahaki manakongda adubu loyadi wakhal amada kan tauri wakhal adu kharasu maksin ba wakhal oire karina chumino karina phadoino amata khandre mahaki manakongda haujiksu khonthang yeina taribasi thaja lembigi misai adu khakni karamnadi kauthokani nungsijaruba kobi mana hairakpa cheirakpa wa adubu adum oinamak imungi awa masa koknanaba hotnabada nisaki ipakta tawruba haiduni imung asida samu pangal mating thokna lepigadaba mapabung asinasu yogi nisana ngamduna sangsar amada laikre haiba yai maduda pendraba mama asidi numit chuppa sau laurgada leiba haibadu oire machal asisu miga mirak tenba kaya ngamjadre adubu lairik phajana tamduna imung asibu hingat hange khaluba loyasu tapna imungi awaba kaya asina chingtharaktuna ngasidi mahakpusu punna maisa langba asida yauri madubu nathaiba hotnabada ngaihaki nungai thoknaba hotnabada nisa haibasigi komda puthaki haugatnaba hotnarabasu hena puthaba asida mahaka khangnajaba thajadi hena awaba oire madumakna makhoi aniki mari asi mami tapna samlaklibani adubu thaja loyabo sengna nungsijabak oibana afaba mi amadi yamna oihningbagi ngasisu mahakkidamak lepli haiba yai loya wakhal asum khalakpada ngasigi college ta thokiba
ꯄꯨꯝꯅꯃꯛ ꯑꯗꯨ ꯃꯊꯪ ꯃꯊꯪ ꯅꯤꯡꯁꯤꯡꯂꯛꯏ ꯊꯥꯖꯅ ꯍꯥꯏ ꯗꯥ ꯂꯣꯌꯥ ꯅꯪ ꯑꯗꯨꯗ ꯀꯩꯗꯧꯔꯤꯅꯣ ꯋꯥꯍꯪ ꯑꯗꯨꯗ ꯂꯣꯌꯥꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯝꯕ ꯃꯃꯥꯟꯅꯕ ꯑꯃ ꯑꯅꯤꯗꯨ ꯍꯧꯒꯠꯇꯨꯅ ꯆꯠꯈꯤ ꯂꯣꯌꯥꯅ ꯑꯥꯏ ꯚꯥꯏ ꯅꯣꯏ ꯆꯠꯂꯤꯗꯨ ꯀꯥꯏꯗꯅꯣ ꯉꯥꯏꯈꯣ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯦ ꯍꯧꯒꯠꯇꯨꯅ ꯂꯣꯏꯅꯃꯛ ꯍꯦꯛ ꯆꯠꯈꯤ ꯃꯗꯨꯗ ꯂꯣꯌꯥ ꯍꯥꯏꯐꯦꯠ ꯁꯥꯎꯅꯤꯡꯕꯁꯨ ꯐꯥꯎꯏ ꯑꯗꯨꯒ ꯊꯥꯖꯅ ꯍꯥꯏꯔꯛꯏ ꯗꯥ ꯂꯣꯌꯥ ꯅꯪ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯀꯣꯂꯦꯖ ꯕꯪ ꯇꯧꯔꯒ ꯂꯩꯗꯣꯏꯔꯥ ꯂꯣꯌꯥꯅ ꯑꯁ ꯀꯩꯗꯧꯔꯒꯦ ꯀ꯭ꯂꯥꯁꯇꯨ ꯈꯔ ꯌꯥꯎ ꯌꯥꯗ꯭ꯔꯣ ꯅꯪꯁꯨ ꯌꯥꯎꯗ꯭ꯔꯤꯁꯤꯗꯤ ꯑꯩꯗꯤ ꯌꯥꯎꯗꯕ ꯅꯠꯇꯦ ꯍꯧꯖꯤꯛ ꯑꯣꯞ ꯂꯩꯕꯩꯅꯦ ꯑꯗꯨꯅꯦ ꯑꯩꯁꯨ ꯍꯧꯖꯤꯛ ꯑꯣꯞ ꯂꯩ ꯑꯁ ꯅꯪꯒꯤ ꯑꯗꯨꯒꯤ ꯃꯔꯩ ꯆꯠꯈ꯭ꯔꯤꯗꯣ ꯇꯥꯒꯦꯅ ꯂꯥꯛꯄ ꯅꯠꯇꯦ ꯑꯩꯅ ꯂꯥꯛꯏꯁꯦ ꯂꯣꯌꯥꯅ ꯍꯥꯏ ꯑꯗꯨ ꯀꯩꯗꯧꯔꯒꯦ ꯅꯪꯅ ꯍꯥꯏꯅꯤꯡꯕꯗꯣ ꯁꯠ ꯁꯠ ꯍꯥꯏꯔꯣꯗꯅ ꯑꯗꯨ ꯑꯣꯏꯔꯒꯅ ꯂꯣꯌꯥ ꯈꯣꯟ ꯑꯗꯨ ꯈꯤꯇꯪ ꯀꯂꯞ ꯇꯧꯏ ꯃꯇꯝ ꯑꯗꯨꯗ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗ ꯂꯩꯔꯝꯕ ꯀꯣꯂꯦꯖꯀꯤ ꯁꯥꯇ꯭ꯔꯁꯤꯡ ꯑꯗꯨ ꯃꯃꯤꯠ ꯄꯂꯞ ꯄꯂꯞ ꯌꯦꯡꯂꯝꯂꯒ ꯈꯖꯤꯛ ꯈꯖꯤꯛ ꯂꯥꯞꯊꯣꯛꯅꯔꯛꯏ ꯃꯇꯧ ꯑꯗꯨ ꯊꯥꯖꯁꯨ ꯈꯪꯕꯅꯤꯅ ꯏꯀꯥꯏꯕ ꯅꯨꯡꯁꯤꯕ ꯌꯥꯅꯗꯨꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯏꯔꯥ ꯐꯥꯎꯕ ꯆꯦꯜꯂꯛꯏ ꯑꯗꯨꯒ ꯊꯥꯖꯅ ꯍꯥꯏꯔꯛꯏ ꯂꯥꯛꯑꯣ ꯑꯁ꯭ꯋꯥꯏꯗ ꯋꯥꯔꯤ ꯁꯥꯔꯨꯔꯁꯦ ꯀꯔꯤꯒꯤꯅꯣ ꯁꯤꯗ ꯁꯨꯝ ꯁꯥꯁꯤ ꯂꯣꯌꯥ ꯉꯁꯥꯏꯗꯒꯤ ꯃꯃꯥꯏ ꯑꯗꯨ ꯅꯣꯡꯈꯠꯂꯒ ꯐꯥꯎꯕ ꯌꯦꯡꯂꯛꯇꯕꯅꯤ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯣꯝꯗꯗꯤ ꯊꯥꯖ ꯍꯦꯟꯅ ꯊꯃꯣꯏ ꯁꯣꯛꯂꯦ ꯗꯥ ꯂꯣꯌꯥ ꯑꯩꯉꯣꯟꯗ ꯑꯝꯇ ꯌꯦꯡꯉꯣ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯔꯨꯔꯕꯁꯨ ꯂꯣꯌꯥꯗꯤ ꯃꯥꯒꯤ ꯂꯩꯐꯝ ꯊꯣꯛꯄ ꯑꯗꯨꯗ ꯑꯗꯨꯝ ꯌꯦꯡꯗꯨꯅ ꯂꯩ ꯍꯣꯏ ꯃꯥꯏ ꯐꯥꯎꯕ ꯀꯔꯤꯝꯇ ꯍꯥꯏꯔꯛꯇ꯭ꯔꯕ ꯑꯗꯨꯗ ꯊꯥꯖ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯞꯅ ꯇꯞꯅ ꯁꯤꯟꯊꯔꯛꯏ ꯗꯥ ꯂꯣꯌꯥ ꯅꯪꯁꯤ ꯑꯩꯅ ꯌꯥꯝ ꯅꯨꯡꯁꯤꯖꯔꯨꯕ ꯀꯧꯕꯒꯤ ꯅꯪꯕꯨ ꯐꯍꯟꯅꯤꯡꯗꯅ ꯍꯥꯏꯕꯅꯤ ꯀ꯭ꯂꯥꯁꯁꯨ ꯈꯔ ꯌꯥꯎꯕꯤꯌꯨ ꯑꯗꯨꯒ ꯅꯪꯅ ꯁꯤꯖꯤꯟꯅꯔꯤꯕ ꯅꯤꯁꯥ ꯑꯗꯨꯁꯨ ꯈꯔ ꯂꯥꯞꯊꯣꯛꯄꯤꯌꯨ ꯍꯥꯏꯕꯅꯤ ꯃꯗꯨꯁꯨ ꯅꯨꯄꯥ ꯑꯃ ꯑꯣꯏꯕꯒꯤ खर चाजरसु थक्चरसु हेनमनब अदुदा खितंदी लापथोकपियो हाइबनी अदुबु नंगना अइगी वा मचेत अमु फावबु ताबिदबसे अइ याम नुंगाइते थाजना असुमन ममितगी मपी सिंतना थामोय सोकना हाइबा असिसु करिमता तादना माना थोकपा अमा ओइना खुमलई तारिसिदि ताबगिनि अइना तुमिना लेरिसे महाकी पाउकुम अदुदा थाजदी हेना प्रोक प्रोक चाकले मदुना मरम ओरगा कपली कपली हौन लौरई नंग क्लास तो खर याव हाइबने मतम अदुदा अकोइबदा लेबा छात्र छात्री पुमनमक लोइना मखोइदा येंगलई मदुदा अमुकसु इकाइरदुना थाजा मपी अदु सत सत तैथोकलगा असुम हाइरई दालोया हायंगदगी क्लास फजना यावरमो अइ चलगे असि हाइरदुना गैरेज लोमदा चटखरे अदुगा महाकी गाड़ी अदु स्टार्ट तौरदुना थौदुना चटखरे लोयादी लेंदना फमदुना अदुमक लेरी तिंगक तिंगक येंगनरम मयाम अदुसु मंगाई मथौ तौनदुना लेख्रे फुरित खाव अदुदगी मागी फोन दु लौथोरई अदुगा ममानब अमा कॉल फत तौसिली लोयाना हाई बाय लेरमो इलागे असि हाइरदुना मखोइगी हेक हेक पुनफम देंद्रा चिंगफम अदुदा चटखरे थौदुकसिंग असि मिकुपसिदा लोयागी ममित मक्तदा उरई मतम असिददी ममित अदु पीरा फाव चेलई थाजना महाकिदमक असि यौना खनबीबा असिदा लोया तुंगमांग कोइचिंग चिंगी हाइबदु योरे अमरोमदना महाकना नुंगसिजब कौरबसु मसागी अमदी इमुंगी स्टेटस येंगलुबो मतमददी थाजबो मंगोंदगी लापथोखनिंगी अमना शहर मचानी अदुगा अमना खुंगंग मचानी हाइबगी वाखलसिना हेक्तमक फैजिलई वाखलसिंग असिदा लोया तुम थकीब खंगौदे मफी मरोल फावबा होंगदब मखै महाकी मंगलान अदुदा ngasai bus adudagi kumtharakpa matamda thokiba adugumna chap manana thoglei matam asidadi makhoigi laikai taba lambi adu aduki matik sangi nak yet karigumba amatta udi uriba haibabu mi poloi phum adu kaktani chap manaba phibam aduda loya bus tagi kumtharaklaga mayum tamna lai maduda tunglomdagi chap manaba khonjal da kauri handakti kanano yenglage haiduna ngaiduna lei adubo mahaki matungda lakliba adu mahaki manakti sugyau yorakti maduda loya kana oirabano khanduna mamit adu sangtoktunu yengi madu magsu hek ubangamde uriba haibabu makhong adu wangna thangatuna mahaki manak tamna lakba adu kaktani ngaiak ngairabasu sugyau yoraktaba asidadi loya su nupi adugi maikai tamna changsili
mahakna changsilurabasu mafamdi ihong hongde hena langtaknaba helaktuna mahak kanna chensile aduga nupi adusu senchat chatpa horai adubo ikhang khangawdana lapna leramba adu mahaki mamang maktada sungsilakba adudi khangprik khangduna longna tai maduda loya mikap khangthok thoklai mikap tholakba sidadi mahaki mathabakta makhut lonaduna thamlamba aduda gyan tare maduda mahak manglakna rure haibase sor sangna hondoklaga mafi marol adu hongdokle aduga sakhumlomda changlai matam adudi mamaga machan aduga phamduna chak thongnaba sem saramle makhoi ki manak aduda phamthei aduga karigumba kanaba yabo fum khara haudok sirakhana loyado maithong maka kharadi lamlai adubo tanjana sadridi mama adusu isok phalamdri mama amutom binari ibungo nangi college na kamaina tobuno nungtige asum thengmane henjala isibo ha napana marol ama mathong sadabane aidi imung sida laifamga khangdreda loya marak thalaga wa ama haudoke di tawi adubo mamagi sairok adudi leptri nachansigisu nangna mateng khara tawraga lairik laisu phajana tamanna khanbani napagi mapaldagi imung se nungairakani kaidudi imadi khandre he haujikti nangsu lairik tambalo silaklabanina kaino na di khanbani ado nangi naungna tawsi imana hena mi paire belingaidagi hauna mina budi nangse phai ana sangna sonarakbani ado haujikna amata tadre sigumase ai kamaina leidong khangdre pochegi mamal marol ama tangiba cheng sakna leisilaktriba masidana pada hairurabasu nisa hekta sana salaklaga hoi mai tabide mamagi asigumba pangsawda sawba asidasu ayambani loyana leita phum hena khangdribase kayara khana afaba khongthang kaya imung sida thangnana basilasu upai adumak leikidaba ngaktani asumna mamagi isau asida hainaraktraduna loya phuk hogalaga yum adudagi thoglai mapan thoglakba asidadi pumam sumamlei adubo yum amadagi thoglakba maingalna chathok chasinda nungaitabadi amata oide asumna thoglakpadagi lamhang oibe sorok thokphamgi lambi adomda tapna lai asum lakpa matam asida phanayamdi sathoraklamle yum adudagi handuna yengluba kandadi laptak lehore makhoi lekai adugi yum singdo toyadi akibaga amata leitrabani yumda wakhal fumbangnaраga leibadu phananabani haiduna thoglakba asida lobuk lamhangi aingba nungsit silakba asidadi wakhalsu khara makhaidi ingtharakle adubu narak mongsongdagi thoglakba apik jiba singna leng otpagi makhor sing asi achikpa marak sidadi matau amadi oire hana karimata khalamdrabasu ayingba achikpa mafam oibanina amuksu makhol sing asina khangba su phauri madubu hena nungsa thiraklibadi mahakna laklibasi matang matamdi khara chadre haibabu kanamata hek chatte lambi ase asum koilei leiduna yengba kanda soroki nakanda leiriba waiting set aduda kanagumba ama hangat handa chatpadu hek urai ahanba uba matamdadi kari su khanjilude maramdi kanagumba mi ama oiramgani khana adubo leptana hangat handa chatpa adudadi bab amadum khanjilai maduna maram oiraga hena khangninglakpadagi set adu tamna sangsingi haiduna khongthang khara kalap lai hena khangningbagi langtaknabaduna khongthang makhol fawba yariba makai thokhande adubo karigumba ahobu makhol ama tarakpadagi khangprik khangladuna chap lepi tarakliba makhol adu atai kari sunalamde mahaki furit khawda yauriba phone adudagini phone adu phat satoktuna yengi message manga taruk lakpadu mahaksu ure tharakliba message adu thajidagini kari hairibano haiduna message sing adu changlaga yengloi message sing adudi daloya nang karigumba kharatu oirasu aingonda hainingdabra message amuk halo message halo asigumba message ngaktani maduda mahak thoina thausarodana phone adu amuk furit khawda hapchili aduga leithoktuna yengthorakpadadi ngasai mahang okiba adu amata leiramdre ngaihakti loya chamamlei adubu karisu khanjiluba tawdana yumlomda amuk lai mayum yauramdai thongal aduda hek yaubada tunglomdaki khonjel amana amuk mahakpu kaurai daloya
ꯃꯗꯨꯗ ꯈꯪꯕꯣꯏ ꯀꯔꯤꯕꯣꯏ ꯐꯠ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯂꯩꯔꯝꯗ꯭ꯔꯦ ꯍꯟꯗꯛꯃꯨꯛꯇꯤ ꯇꯁꯦꯡꯅ ꯃꯍꯥꯛ ꯀꯤꯔꯦ ꯀꯔꯤꯅꯣꯃꯗꯤ ꯇꯧꯔꯦ ꯈꯜꯂꯗꯨꯅ ꯏꯃꯨꯡ ꯇꯝꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯏ ꯏꯃꯨꯡꯗꯕꯨ ꯌꯧꯔꯕꯗꯤ ꯈꯟꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯦꯟꯁꯤꯜꯂꯛꯄ ꯑꯗꯨ ꯐꯣꯟꯒꯤ ꯔꯤꯡꯇꯣꯟ ꯑꯗꯨꯅ ꯑꯃꯨꯛ ꯍꯦꯟꯅ ꯑꯀꯤꯕ ꯑꯃ ꯈꯥꯡꯍꯟꯗꯨꯅ ꯁꯨꯃꯥꯡꯗ ꯇꯨꯁꯤꯟꯗꯨꯅ ꯇꯥꯏ ꯃꯗꯨꯗ ꯂꯥꯛꯂꯤꯕ ꯐꯣꯟ ꯀꯣꯜ ꯑꯗꯨ ꯊꯥꯖꯔꯦ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯕ ꯂꯣꯌꯥ ꯐꯣꯟ ꯑꯗꯨ ꯐꯠ ꯑꯣꯈꯠꯂꯤ ꯑꯗꯨꯒ ꯈꯣꯟꯖꯦꯜ ꯈꯔ ꯀꯜꯂꯞꯅ ꯊꯥꯖꯗ ꯆꯩꯁꯤꯜꯂꯨꯏ ꯆꯒꯠ ꯆꯒꯠ ꯃꯇꯥꯡ ꯃꯇꯝ ꯆꯥꯗꯅ ꯀꯣꯜ ꯄꯪꯇꯧꯗ ꯇꯧꯔꯛꯏꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥ ꯑꯩꯁꯦ ꯅꯪꯒꯤ ꯃꯇꯝ ꯂꯦꯟꯐꯕ꯭ꯔꯣ ꯇꯧꯔꯛꯀꯅꯣ ꯀꯣꯜꯒ ꯑꯃꯇ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯣꯜ ꯑꯗꯨ ꯐꯠ ꯀꯛꯏ ꯑꯗꯨꯒ ꯍꯧꯒꯠꯂꯒ ꯃꯐꯤ ꯃꯔꯣꯜ ꯑꯗꯨ ꯇꯩꯊꯣꯛꯇꯨꯅ ꯏꯃꯨꯡꯗ ꯁꯥꯎꯅ ꯆꯪꯈꯤ ꯁꯣꯝꯗꯗꯤ ꯊꯥꯖ ꯑꯋꯥꯕꯒꯤ ꯃꯊꯛꯇ ꯍꯦꯟꯅ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯦ ꯐꯅ ꯁꯥꯎꯔꯨꯔꯕꯁꯨ ꯐꯅ ꯋꯥꯔꯧꯔꯨꯔꯕꯁꯨ ꯅꯨꯡꯁꯤꯕ ꯀꯧꯕꯅꯤꯅ ꯍꯦꯛꯇ ꯋꯥꯔꯤ ꯁꯥꯅꯤꯡꯉꯤ ꯍꯦꯛꯇ ꯂꯣꯏꯅꯅꯤꯡꯉꯤ ꯍꯥꯏꯗꯨꯅ ꯀꯣꯜ ꯇꯧꯔꯨꯕꯅꯤ ꯑꯗꯨꯕꯨ ꯂꯣꯌꯥꯅ ꯐꯖꯗꯅ ꯔꯦꯁꯄꯣꯟꯁ ꯇꯧꯔꯛꯄ ꯑꯗꯨꯗꯗꯤ ꯍꯦꯟꯅ ꯋꯥꯍꯜꯂꯦ ꯃꯃꯤꯠꯇꯒꯤ ꯄꯤꯔꯥꯡ ꯁꯤꯟꯊ ꯁꯤꯟꯊꯅ ꯃꯇꯣꯝꯇ ꯈꯟꯖꯩ ꯀꯔꯝꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯂꯣꯌꯥꯁꯤ ꯒ꯭ꯌꯥꯟ ꯇꯥꯔꯛꯀꯗꯒꯦ ꯍꯥꯏꯅ ꯊꯥꯖꯂꯦꯝꯕꯤ ꯁꯍꯔꯒꯤ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯀꯟꯇ꯭ꯔꯦꯛꯇꯔ ꯑꯃꯒꯤ ꯃꯆꯥꯅꯨꯄꯤꯅꯤ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯁꯪꯒ ꯂꯩꯕꯒꯤ ꯍꯧꯅꯕꯤ ꯅꯨꯄꯤꯁꯨ ꯂꯣꯜꯂꯤ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯃꯨꯡ ꯑꯗꯨꯗ ꯃꯆꯥ ꯅꯤꯡꯉꯣꯜꯁꯤ ꯌꯥꯝꯃꯤ ꯂꯣꯏꯅꯅ ꯄꯤꯕꯥꯁꯨ ꯌꯥꯝꯃꯤ ꯄꯩꯁꯥ ꯄꯥꯏꯔꯦ ꯁꯦꯜ ꯄꯥꯏꯔꯦ ꯍꯥꯏꯗꯨꯅ ꯍꯦꯛꯇ ꯅꯨꯡꯉꯥꯏꯒꯅꯤ ꯈꯜꯂꯨꯕ ꯑꯗꯨ ꯌꯥꯗꯦ ꯍꯥꯏꯕꯁꯤ ꯃꯈꯣꯏꯒꯤ ꯏꯃꯨꯡꯁꯤꯅ ꯃꯤꯌꯥꯝꯗ ꯆꯞ ꯆꯥꯅ ꯎꯠꯂꯤ ꯅꯨꯄꯤ ꯂꯣꯟꯕꯒꯤ ꯍꯧꯅꯕꯤ ꯋꯥꯈꯜꯁꯨ ꯂꯩꯇꯥꯗꯦ ꯑꯗꯨꯒ ꯅꯨꯄꯤꯁꯤꯡ ꯑꯁꯤꯁꯨ ꯑꯃꯒ ꯑꯃꯒ ꯀꯩꯁꯨ ꯅꯨꯡꯁꯤꯅꯕ ꯑꯣꯏꯗꯦ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯆꯥ ꯑꯣꯏꯕꯁꯤꯡꯗ ꯆꯩꯊꯦꯡ ꯌꯥꯝꯅ ꯄꯤꯔꯤ ꯃꯗꯨꯒꯤ ꯃꯅꯨꯡꯗ ꯊꯥꯖꯁꯨ ꯑꯃ ꯑꯣꯏꯔꯤ ꯑꯅꯝꯕ ꯃꯇꯝꯗ ꯃꯄꯥ ꯑꯗꯨꯅ ꯆꯩ ꯊꯥꯡꯕ ꯋꯥꯔꯛꯄ ꯃꯇꯝꯗ ꯅꯠꯇꯕ ꯋꯥ ꯌꯥꯝꯅ ꯍꯥꯏ ꯃꯔꯨ ꯑꯣꯏꯅ ꯅꯌꯨꯝ ꯄꯥꯟꯈ꯭ꯔꯣ ꯅꯤꯡꯉꯣꯜꯅ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯁꯤꯟꯈꯤꯒꯦ ꯍꯥꯏꯔꯤꯅꯣ ꯂꯥꯏꯔꯤꯛ ꯍꯥꯏꯔ ꯈꯔ ꯇꯝꯍꯜꯂꯦꯗꯅ ꯍꯧꯖꯤꯛꯇꯤ ꯊꯥꯛꯄ ꯉꯝꯗ꯭ꯔꯦ ꯑꯐꯕ ꯅꯨꯄꯥ ꯑꯃ ꯊꯤꯔꯒ ꯅꯌꯨꯝ ꯄꯥꯟꯈ꯭ꯔꯣ ꯍꯥꯏꯕ ꯋꯥꯍꯩꯁꯤꯡꯁꯤ ꯏꯇꯠ ꯇꯠꯇꯅ ꯍꯥꯏꯔꯤꯕꯅꯤ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯊꯥꯖ ꯇꯪꯗꯨ ꯂꯩꯇꯥꯅ ꯀꯩꯁꯨ ꯂꯩꯕ ꯉꯝꯗꯦ ꯃꯁꯤꯗ ꯃꯃꯥ ꯑꯗꯨꯅ ꯑꯃꯨꯛ ꯊꯦꯝꯖꯤꯟꯕꯤꯕꯒꯤ ꯃꯍꯨꯠꯇ ꯇꯥꯁꯤꯟꯅ ꯈꯪꯁꯤꯟꯅꯗ ꯁꯥꯗꯨꯅ ꯑꯗꯨꯃꯛ ꯂꯩ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯃꯁꯥ ꯃꯇꯣꯝꯇꯃꯛ ꯏꯃꯨꯡꯁꯤꯗ ꯇꯥꯏ ꯑꯃꯨꯛꯁꯨ ꯌꯨꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯀꯗꯥꯏꯗꯅꯣꯃ ꯆꯠꯈ꯭ꯔꯒꯦ ꯈꯜꯂꯛꯄꯁꯨ ꯌꯥꯎꯗꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯄꯟꯊꯨꯡꯐꯝ ꯑꯣꯏꯒꯦ ꯈꯜꯂꯨꯕ ꯂꯣꯌꯥꯒꯤ ꯃꯐꯝꯗꯒꯤ ꯑꯆꯦꯠꯄ ꯋꯥꯍꯩ ꯑꯃ ꯐꯥꯎꯕ ꯇꯥꯗꯕꯅ ꯍꯧꯖꯤꯛꯇꯤ ꯅꯨꯡ ꯑꯅꯤꯒꯤ ꯃꯔꯛꯇ ꯍꯥ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯥꯡꯗꯁꯨ ꯂꯥꯡ ꯇꯨꯡꯗꯁꯨ ꯇꯦꯟ ꯍꯥꯏꯕꯗꯨꯃꯛ ꯍꯥꯏꯕ ꯌꯥꯏ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯈꯔ ꯁꯥꯐꯕ ꯍꯥꯏꯔꯗꯤ ꯁꯦꯜ ꯊꯨꯝꯒꯤ ꯃꯇꯥꯡꯁꯤ ꯈꯛꯇꯃꯛ ꯃꯉꯥꯏꯔꯦ ꯑꯇꯩꯗꯤ ꯃꯃꯥ ꯃꯄꯥ ꯂꯩꯔꯁꯨ ꯂꯩꯇꯕꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ ꯑꯌꯣꯛꯄ ꯃꯆꯥ ꯑꯣꯏꯔꯕ ꯖꯥꯠꯂꯥ ꯑꯃꯨꯛꯁꯨ ꯃꯁꯥ ꯃꯊꯟꯇ ꯈꯟꯖꯔꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯍꯤꯇꯃꯛ ꯄꯥꯝꯕ ꯈꯣꯏꯃꯨ ꯀꯌꯥꯁꯨ ꯃꯍꯥꯛꯀꯤ ꯅꯥꯄꯗ ꯉꯪꯗꯕ ꯅꯠꯇꯦ ꯂꯩꯁꯛ ꯂꯩꯁꯨ ꯅꯤꯡꯊꯤꯖꯔꯨꯕ ꯀꯧꯕꯅꯤꯅ ꯈꯣꯏꯃꯨ ꯀꯌꯥꯅ ꯉꯥꯎꯗꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯄꯥꯏꯔꯛꯂꯤꯕ ꯈꯣꯏꯃꯨ ꯀꯌꯥ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯃꯤꯠꯇꯗꯤ ꯂꯣꯌꯥꯒꯤ ꯁꯕꯥꯟ ꯃꯨꯔꯇꯤ ꯐꯪꯕ ꯆꯪꯈꯣꯟꯕ ꯑꯃꯠꯇ ꯍꯦꯛ ꯌꯥꯎꯗꯦ ꯃꯗꯨꯃꯛꯅ ꯐꯅ ꯉꯥꯎꯁꯤꯟꯅꯖꯔꯕꯁꯨ ꯂꯣꯌꯥꯗ ꯂꯨꯞꯆꯔꯤꯕꯅꯤ ꯉꯁꯤꯗꯤ ꯋꯥꯔꯧꯔꯕꯁꯨ ꯋꯥꯔꯧꯅ ꯁꯥꯎꯅꯤꯡꯂꯕꯁꯨ ꯁꯥꯎꯅꯤꯡꯅ ꯂꯣꯌꯥꯕꯨ ꯏꯪꯅ ꯋꯥꯔꯤ ꯁꯥꯒꯦ ꯈꯟꯅ ꯀꯣꯂꯦꯖ ꯑꯗꯨ ꯊꯣꯛꯂꯛꯏ ꯁꯍꯔ ꯑꯣꯏꯖꯔꯕꯁꯨ ꯃꯈꯣꯏꯒꯤ ꯌꯨꯝꯁꯤꯗꯤ ꯁꯣꯔꯣꯛꯇꯒꯤ ꯈꯔꯗꯤ ꯂꯥꯞꯊꯣꯛꯏ ꯑꯗꯨꯅ ꯑꯆꯤꯛꯄ ꯖꯒꯥꯁꯨ ꯈꯔ ꯂꯩ ꯑꯁꯨꯝꯅ ꯒꯥꯔꯤ ꯑꯗꯨ ꯊꯧꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯒꯥꯔꯤ ꯃꯅꯤꯡꯗ ꯃꯤ ꯑꯃ ꯇꯣꯡꯕꯒꯤ ꯃꯑꯣꯡꯗ ꯈꯥꯡꯂꯨꯝ ꯂꯨꯝꯂꯛꯏ ꯃꯗꯨꯗ ꯑꯍꯥꯟꯕꯗ ꯊꯥꯖ ꯀꯔꯤꯁꯨ ꯈꯜꯂꯝꯗꯦ ꯑꯗꯨꯕꯨ ꯍꯦꯟꯅ ꯂꯨꯝꯁꯤꯜꯂꯛꯄꯅ ꯒꯥꯔꯤ ꯑꯗꯨ ꯐꯖꯅ ꯆꯦꯟꯕ ꯉꯝꯂꯛꯇꯕꯗꯒꯤ ꯀꯩꯗꯧꯔꯕꯅꯣ ꯍꯥꯏꯅ ꯁꯥꯏꯠ ꯒ꯭ꯂꯥꯁ ꯑꯗꯨꯗ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯎꯗꯦ ꯅꯨꯡꯁꯥꯒꯤ ꯃꯉꯥꯜꯅ ꯌꯩꯕꯗ ꯂꯩꯃꯥꯏꯗ ꯃꯃꯤ ꯇꯥꯔꯛꯄ ꯑꯁꯤꯗ ꯍꯥꯏꯐꯦꯠ ꯌꯦꯡꯊꯣꯛꯂꯨꯕꯗꯗꯤ ꯃꯤ ꯑꯃ ꯃꯅꯤꯡꯗ ꯇꯣꯡꯕꯒꯤ ꯃꯃꯤ ꯎꯔꯛꯄ ꯑꯗꯨꯗ ꯇꯨ ꯈ꯭ꯌꯥꯎ ꯆꯨꯡꯕ ꯃꯈꯩ ꯈꯪꯂꯗꯨꯅ ꯕ꯭ꯔꯦꯛ ꯑꯗꯨ ꯆꯞ ꯐꯥꯏ ꯑꯗꯨꯒ ꯒꯥꯔꯤꯗꯒꯤ ꯐꯠ ꯀꯨꯝꯊꯩ ꯉꯥꯏꯍꯥꯛꯇꯪ ꯑꯗꯨꯗ ꯍꯨꯃꯥꯡ ꯃꯄꯤ ꯁꯠ ꯀꯥꯔꯛꯏ ꯑꯗꯨꯒ ꯒꯥꯔꯤ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯅꯥꯀꯜꯗꯒꯤ ꯒꯥꯔꯤ ꯑꯃꯒꯤ ꯍꯣꯔꯟ ꯈꯣꯡꯂꯛꯄꯗꯨꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯂꯗꯨꯅ ꯆꯣꯡꯉꯤ ꯃꯗꯨꯗ ꯊꯧꯔꯛꯂꯤꯕ ꯒꯥꯔꯤ ꯑꯗꯨꯗ ꯇꯣꯡꯂꯤꯕ ꯅꯨꯄꯥ ꯅꯍꯥ ꯑꯗꯨꯅ ꯑꯁꯨꯝꯅ ꯂꯛꯅꯔꯛꯏ ꯑꯩ ꯂꯩꯁꯥꯕꯤ ꯅꯁꯛ ꯏꯐ ꯐꯖꯒꯩ ꯂꯝꯕꯤꯁꯤꯗ ꯉꯥꯎꯔꯕꯣ ꯍꯥ ꯅꯪꯕꯨ ꯆꯨꯝꯗ꯭ꯔꯤꯡ ꯂꯦꯞꯄ ꯂꯩꯔꯤꯗꯨꯕꯣ ꯑꯩꯈꯣꯏ ꯌꯨꯝ ꯊꯤꯐꯝ ꯈꯪꯗꯗꯅ ꯉꯥꯎꯕ ꯑꯣꯏꯔꯒꯅ ꯂꯥꯛꯑꯣꯗꯅ ꯇꯣꯡꯈꯠꯂꯛꯑꯣ ꯑꯩꯈꯣꯏ ꯌꯨꯝ ꯇꯥꯛꯄꯤꯒꯦ
Maduda gari thoriba amaduna amukasu hairi. Hera bai nangsu asidi aingonda nahan wai koitan tanaramuduni. Nang amuk kosiladi bera ama ika kadro. Masak phajai haibi wani koiba talena koidabani. Koirunu tandro. Amaduna amuk sat khumlai. Ado mai mawongsi aingonda amuk pamlakpu mandro. Awon sabiga malemi maise. Asi hainaraduna usit thawoidana nok tuna gari adu thawraga chatkre. Thajadi kiramba kaya adu nupa aniski wari sida kawpu kawrure. Sak udaba laibadi haijaraga nonjaraga yai. Adubo taibang miyoibadi haijarabasu yade haiba adu khangning singlaktuna gari adu amuk tongkhatlaga college tamna thawrakle. College adu yobadadi mi irak laknaramdri. Mahaksu mahaki class tamna hana chatuna bek adu thamlurage khana lai. Department mathang phawraga lakpada classroom amada nupi amakhak matomta phamduna leibadu thongnau lana chatpada urai. Mi adu mahaki marup Anjali yamna malaki. Amuk phat maning handuna yengluba matamdadi amuksu hek leiramdre. Bhabna oira male khanduna mahaki class tamna lakle. Classroom adusu kanagumba ama phawba leiramdre. Yamna nganbagi oiraba jala natraga ngasisi kari numit oibagino mayam irak langnadrisi haiduna phone lokthokduna amuk yengi. Aduga mathanta wakhal amuk khali. Ibaki kari irang leiraba jano natraga khudakta banga kauraba jala haina. Chawraba class aduda mathanta chatpa adudadi khongthang makhol adu khonthang nairi. Mamang waidasu phamba hangoibagiga maningda phambasu tanbaga mahak mayai wairap oiba bench adu madu tamna lakpada thogliba khonthang asi akiba amadum poi. Bench adu hek yobaga khitang inthoklaga mahaki bag adu phat thami. Aduga mamai phat onthoraklaga lakki tawba matamda tung ithang thangna leiba thongnau adu khangron silakpagi yeisinba makhol aduna mahak khangprek khangladun lawi. Khangliba aduna mihunsu a yoba makai chenkhatkre. Sor phau maning mamang samnadaba makai ka adudagi prap chenthorei. Aduga hangba jagada ngaihak lei. Mafam adu yobagadi mi khara su laknabaga khara phare pakhatpado. Ngasidi thaja pangkhangda khangle pangki da kire. Hana mamangda amukta sumaina tawdabani. Adubo masa mathanta phathajaduna loya lakpa ngairi. Makhoina hek phamba ukhong amagi manakta thava fan aduda phamduna loya lakpa ngairi. Somda suloya bas manungda ungduna tongli. Lambigi nakalda lehoriba chingpat turel haipal leipal sing urubada kalakpa phawjari. Upal sing asidi kayada ningaidana maning tamna hauri. Chingpat turel sing asisu maromdom maning tamna leijari haiba wakal asida ungduna tauri. Adubo uramba kaya sing asi ukidre. Sahargi pura dalan khaktamak oin ure. Maduna mahaki mut amuk thuai hanba haibadu oire. Makhoi sing adu uningdre haiduna thongnaugi mingsel adu fat chingseli. Adubo mingsel aduda mami sengboy sengdaboy wawrapna nupi amagi saktamna nokphet tawrakba aduda khangprek khangna onthorei. Adubo handleman adu oirambadagi phare. Handleman aduna asumna hairei. Kaino sak phajaba nangna mo aingondaga khangaiduna loya karimta khumde. Ngaihakti munna yengduna lei. Aduga handleman duna hairei. Kaino aise kayam phajarage aduk muna yengidubo bara piro yodorene. Bara palakba sidadi gyan khanglak lai. Mahaki bag adudagi paisa adu lauthok pi. Achoiba hannanaba ngaihak laiba aduda amuksu handleman aduna wa hairei. Nang amaibo imang mangagada leiradana. Loya handleman adugi wahi tapa adudadi sauning lakle. Mi mayamsu tongibanina chin kangthokpa yadraduna mamit adu khana yengi. Mahaki mawong adu khangladuna handleman su prap chatkre. Ikuidana makhoigi college adusu yore. Bus asida kuina tonglakpagi haunabi karimta hainadrasu mafam yore haiduna college ki gate mamang maktada khami. Loya su kumthare. Ihei hainadaba mawongda bag adu yalaga college manungda changlai. Khara khajik changlakpaga thaja phamduna leibadu hek urure. Maduda loya adu hena hainahandre. Hainaraktaraduna berenda romda oina kakhatlaga chatki haiduna mathakta phat kakhatki.
ꯃꯍꯥꯛꯀꯤ ꯃꯑꯣꯡ ꯑꯗꯨꯁꯨ ꯊꯥꯖꯅ ꯎꯕꯗꯒꯤ ꯊꯥꯖ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯂꯣꯌꯥꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯆꯪꯁꯤꯜꯂꯛꯏ ꯎꯁꯤꯟꯅꯗ ꯁꯥꯗꯨꯅ ꯆꯠꯂꯝꯕ ꯂꯣꯌꯥ ꯍꯟꯗꯛꯇꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯃꯍꯥꯛꯀꯤ ꯃꯃꯥꯡꯃꯛꯇꯗ ꯂꯥꯛꯁꯤꯜꯂꯛꯂꯕꯅꯤꯅ ꯑꯗꯨꯕꯨ ꯀꯔꯤꯝꯇꯗꯤ ꯔꯦꯁꯄꯣꯟꯁ ꯄꯤꯗꯅ ꯃꯍꯥꯛꯀꯤ ꯆꯠꯐꯝ ꯊꯣꯛꯄ ꯑꯗꯨꯃꯛ ꯆꯠꯂꯤ ꯃꯅꯥꯛ ꯍꯦꯛ ꯌꯧꯁꯤꯜꯂꯛꯄꯒ ꯊꯥꯖ ꯋꯥꯎꯔꯞ ꯇꯧꯅ ꯍꯥꯏꯔꯛꯏ ꯗꯥ ꯂꯣꯌꯥ ꯀꯩꯒꯤꯅꯣ ꯉꯁꯥꯏꯗꯒꯤ ꯑꯩꯅ ꯅꯪ ꯉꯥꯏꯔꯒ ꯅꯪꯅ ꯑꯩ ꯎꯕꯗ ꯂꯣꯠꯂꯤꯗꯤ ꯃꯍꯥꯛꯀꯤ ꯋꯥꯍꯪ ꯑꯗꯨ ꯃꯣꯡ ꯍꯥꯗꯅ ꯂꯣꯌꯥꯅ ꯏꯔꯥꯏ ꯂꯥꯏꯅ ꯈꯨꯝꯇꯣꯔꯛꯏ ꯅꯪ ꯀꯅꯥꯅ ꯉꯥꯏꯕꯤꯌꯣꯒꯦ ꯑꯩꯗꯤ ꯅꯪ ꯎꯁꯨꯗꯅ ꯉꯥꯏꯔꯤꯅꯤ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯎꯔꯕ ꯅꯠꯇ꯭ꯔꯣ ꯏꯃꯥꯡꯗ ꯂꯦꯞꯄꯕꯅꯤꯅ ꯎꯔꯦ ꯊꯥꯖꯅ ꯑꯁ ꯅꯪꯁꯦ ꯋꯥꯊꯤ ꯌꯥꯝ ꯉꯥꯡꯉꯤꯁꯦ ꯅꯪꯅꯦ ꯑꯩ ꯅꯠꯇꯦ ꯌꯥꯔꯦ ꯇꯣꯛꯑꯣ ꯌꯥꯔꯦ ꯑꯩ ꯅꯪꯒ ꯋꯥꯔꯤ ꯁꯥꯟꯅꯒꯦꯅ ꯉꯥꯏꯔꯝꯃꯤꯅꯤ ꯑꯗꯣ ꯍꯧꯖꯤꯛ ꯁꯥꯔꯤꯁꯤꯗꯤ ꯁꯤ ꯋꯥꯁꯤ ꯅꯠꯇꯦ ꯁꯤ ꯅꯠꯇ꯭ꯔꯗꯤ ꯀꯔꯤ ꯂꯥꯛꯑꯣ ꯑꯁ꯭ꯋꯥꯏꯗ ꯁꯥꯔꯨꯔꯁꯤ ꯁꯤꯗ ꯁꯨꯝ ꯁꯥꯁꯤ ꯑꯩ ꯀ꯭ꯂꯥꯁ ꯆꯪꯒꯗꯕꯅꯤ ꯑꯩꯅ ꯋꯥꯔꯤ ꯁꯥꯁꯤ ꯍꯥꯏꯕꯁꯤꯗꯗꯤ ꯅꯪ ꯀ꯭ꯂꯥꯁꯇꯣ ꯌꯥꯎꯅꯤꯡꯂꯝꯃꯅꯤ ꯀꯔꯤꯅꯣ ꯀ꯭ꯂꯥꯁ ꯌꯥꯎꯗ꯭ꯔꯒꯅ ꯌꯥꯎꯗꯦ ꯍꯦꯛ ꯍꯥꯏꯕ ꯌꯥꯎꯔꯒꯅ ꯌꯥꯎꯏ ꯍꯦꯛ ꯍꯥꯏꯕ ꯉꯥꯡꯅꯤꯡꯕꯗ ꯉꯥꯡꯉꯤ ꯀꯔꯤꯒꯤꯅꯣ ꯑꯗꯨꯒ ꯅꯠꯇꯦ ꯑꯁ꯭ꯋꯥꯏꯗ ꯂꯥꯛꯑꯣ ꯍꯥꯏꯕꯅꯤ ꯊꯥꯖ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯂꯣꯌꯥꯒꯤ ꯈꯨꯗꯥꯡ ꯑꯗꯨ ꯄꯥꯏꯗꯨꯅ ꯆꯤꯡꯏ ꯂꯣꯌꯥꯗꯤ ꯀꯅꯥ ꯎꯈ꯭ꯔꯕꯅꯣ ꯑꯣꯖꯥꯒ ꯎꯈ꯭ꯔꯕ ꯖꯥꯠꯂ ꯈꯟꯅ ꯄꯥꯈꯠꯂꯗꯨꯅ ꯍꯥꯏꯔꯛꯏ ꯑꯣꯏ ꯃꯤ ꯎꯅꯤꯅꯦ ꯅꯪꯕꯣ ꯑꯣꯖꯥ ꯍꯣꯏ ꯎꯔꯗꯤ ꯐꯖꯔꯣꯏꯅꯦ ꯀꯩꯗꯧꯕꯩ ꯑꯣꯖꯥ ꯀꯅꯥꯝ ꯂꯩꯇꯦ ꯃꯁꯤ ꯅꯨꯄꯤꯁꯦ ꯌꯥꯝ ꯉꯝꯁꯤꯜꯂꯛꯀꯗꯧꯔꯤ ꯇꯧꯔꯤꯁꯦ ꯍꯥꯏꯅ ꯂꯣꯌꯥ ꯊꯥꯖꯒꯤ ꯃꯇꯨꯡꯗ ꯑꯗꯨꯝ ꯏꯟꯅꯔꯤ ꯁꯨꯛꯅꯨꯡ ꯅꯨꯡꯁꯤꯗꯕꯃꯛꯁꯨ ꯅꯠꯇꯕꯅꯤꯅ ꯊꯣꯏꯅ ꯌꯥꯅꯤꯡꯗꯕꯁꯨ ꯅꯠꯇꯦ ꯊꯥꯖꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤ ꯃꯍꯥꯛꯅ ꯄꯥꯝꯗ꯭ꯔꯤꯕ ꯑꯁꯤ ꯊꯥꯖꯅ ꯃꯉꯣꯟꯗ ꯒꯤꯔꯤ ꯇꯛꯄ ꯑꯁꯤ ꯈꯛꯇꯅꯤ ꯑꯗꯨꯁꯨ ꯆꯦꯜꯂꯁꯤ ꯍꯥꯏꯕꯁꯤꯒꯤ ꯃꯇꯥꯡꯗ ꯁꯣꯝꯗꯗꯤ ꯏꯃꯨꯡ ꯃꯍꯤ ꯂꯥꯡꯂꯒ ꯂꯩꯔꯤꯕ ꯑꯁꯤꯗ ꯊꯥꯖꯕꯨ ꯑꯃꯨꯛ ꯄꯨꯁꯤꯜꯂꯨꯔꯕꯗꯤ ꯍꯦꯟꯅ ꯃꯊꯥ ꯁꯥꯔꯅꯤ ꯈꯟꯕꯒꯤꯗꯃꯛꯇꯅꯤ ꯃꯍꯥꯛꯅ ꯏꯟꯇꯔꯦꯁ ꯌꯥꯝꯅ ꯍꯟꯊꯔꯛꯂꯤꯕꯁꯦ ꯃꯈꯣꯏ ꯑꯅꯤ ꯎꯈꯣꯡ ꯑꯗꯨꯒꯤ ꯐꯝꯐꯝ ꯑꯗꯨ ꯌꯧꯔꯦ ꯃꯗꯨꯗ ꯊꯥꯖꯅ ꯂꯣꯌꯥꯕꯨ ꯆꯤꯡꯁꯤꯟꯗꯨꯅ ꯐꯝꯃꯤꯟꯅꯩ ꯑꯗꯨꯒ ꯂꯣꯌꯥꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪ ꯗꯦꯟꯗ꯭ꯔꯥꯏꯠꯁꯨ ꯆꯤꯡꯉꯦ ꯍꯥꯏꯔꯤꯁꯤ ꯆꯨꯝꯕ꯭ꯔꯥ ꯂꯣꯌꯥ ꯃꯃꯤꯠ ꯑꯗꯨ ꯀꯨꯞꯇꯕ ꯃꯈꯩ ꯌꯥꯝꯅ ꯆꯥꯟꯅꯅ ꯍꯪꯂꯛꯂꯤꯕ ꯋꯥꯍꯪ ꯑꯗꯨꯗ ꯉꯛꯇꯨꯅ ꯌꯦꯡꯂꯤ ꯍꯥꯏꯔꯛꯑꯣ ꯆꯨꯝꯕ꯭ꯔꯥ ꯍꯥꯏꯕ ꯑꯗꯨꯅ ꯑꯃꯨꯛ ꯀꯅꯥꯅ ꯍꯥꯏꯅꯣ ꯅꯪꯉꯣꯟꯗ ꯀꯅꯥꯝꯇꯅ ꯍꯥꯏꯗꯦ ꯆꯨꯝꯕ꯭ꯔꯥ ꯍꯥꯏꯕ ꯑꯣ ꯁꯤꯒꯤꯔꯣ ꯅꯪꯅ ꯋꯥꯔꯤ ꯁꯥꯁꯦꯅ ꯁꯤꯗ ꯄꯨꯔꯛꯏꯁꯦ ꯁꯤ ꯈꯛꯁꯨ ꯅꯠꯇꯦ ꯋꯥ ꯌꯥꯝ ꯂꯩꯔꯤ ꯍꯥꯏꯔꯛꯑꯣ ꯑꯗꯨꯗꯤ ꯀꯔꯤ ꯋꯥꯅꯣ ꯑꯩꯅ ꯍꯪꯉꯤꯁꯦ ꯍꯥꯟꯅ ꯈꯨꯝꯃꯨ ꯑꯁ ꯊꯥꯖ ꯅꯪ ꯁꯤꯗꯤꯕ ꯈꯨꯝꯅꯤꯡꯗ꯭ꯔꯤꯗꯨꯅꯗꯤ ꯅꯪ ꯗꯦꯟꯗ꯭ꯔꯥꯏꯠ ꯁꯤꯖꯤꯟꯅꯔꯦ ꯁꯤ ꯅꯠꯇ꯭ꯔꯥ ꯑꯗꯨ ꯀꯩꯗꯧꯔꯒꯦ ꯁꯤꯕꯣ ꯑꯗꯨꯕꯨ ꯅꯪ ꯑꯉꯥꯡ ꯃꯆꯥꯁꯨ ꯅꯠꯇꯦ ꯑꯐ ꯐꯠꯇ ꯂꯣꯏꯅ ꯈꯪꯂꯕ ꯀꯥꯟꯁꯤꯗ ꯑꯗꯨꯛ ꯌꯥꯝ ꯐꯠꯇꯕꯗꯤ ꯀꯩꯗꯧꯕꯩ ꯁꯤꯖꯤꯟꯅꯩꯅꯣ ꯅꯪꯉꯣꯟꯗ ꯑꯩ ꯉꯥꯎꯁꯤꯟꯅꯩ ꯆꯨꯔꯨꯞ ꯊꯛꯏ ꯌꯨ ꯊꯛꯏꯅꯗꯤ ꯆꯩꯔꯝꯃꯣꯏꯅꯦ ꯌꯥꯔꯦ ꯊꯥꯖ ꯑꯗꯨꯗ ꯂꯦꯞꯄꯣ ꯅꯪꯅ ꯍꯥꯏꯕ ꯋꯥ ꯂꯣꯏꯅ ꯇꯥꯒꯗꯕꯅꯤ ꯍꯥꯏꯕ ꯂꯩꯇꯦ ꯑꯗꯨ ꯂꯣꯏꯅ ꯇꯧꯗ꯭ꯔꯁꯨ ꯍꯥꯏꯔꯤꯕ ꯈꯔꯁꯤꯗꯤ ꯏꯟꯕ ꯌꯥꯏꯅ ꯑꯁꯤꯒꯨꯝꯕ ꯊꯥꯖꯒꯤ ꯃꯑꯣꯡ ꯃꯇꯧ ꯋꯥꯉꯥꯡ ꯁꯉꯥꯡ ꯑꯁꯤ ꯂꯣꯌꯥ ꯋꯥꯈꯜ ꯑꯃꯗ ꯇꯥꯎꯔꯨꯔꯦ ꯑꯍꯥꯟꯕꯗ ꯐꯖꯅ ꯇꯥꯔꯝꯂꯕꯁꯨ ꯁꯨꯝ ꯃꯣꯟꯗ꯭ꯔꯪ ꯑꯃꯗ ꯊꯥꯖꯒꯤ ꯁꯛꯇꯝꯁꯤ ꯑꯟꯖꯂꯤ ꯑꯣꯏꯅ ꯎꯔꯛꯈꯤ ꯃꯗꯨꯗ ꯑꯀꯤꯕ ꯑꯃ ꯐꯥꯎꯔꯛꯄꯗꯒꯤ ꯐꯝꯃꯝꯕ ꯑꯗꯨꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯛꯏ ꯃꯍꯥꯛꯀꯤ ꯏꯈꯪ ꯈꯪꯕ ꯑꯗꯨꯗ ꯊꯥꯖꯁꯨ ꯋꯥ ꯉꯥꯡꯂꯝꯕ ꯑꯗꯨ ꯆꯞ ꯂꯦꯞꯄꯤ ꯑꯗꯨꯒ ꯈꯣꯟꯖꯦꯜ ꯇꯞꯊꯔꯞ ꯇꯧꯅ ꯍꯪꯂꯛꯏ ꯀꯩꯗꯧꯔꯦ ꯀꯩꯁꯨ ꯇꯧꯗꯦ ꯀ꯭ꯂꯥꯁ ꯆꯪꯂꯁꯦ ꯍꯣꯔꯦꯟ ꯀ꯭ꯂꯥꯁ ꯂꯣꯏꯔꯒ ꯑꯣꯏꯅ ꯁꯥꯟꯅꯔꯁꯦ ꯑꯁꯨꯝꯅ ꯂꯣꯌꯥꯅ ꯒ꯭ꯌꯥꯟ ꯌꯥꯝꯅ ꯇꯥꯅ ꯍꯥꯏꯗꯣꯔꯛꯄ ꯑꯁꯤꯗ ꯊꯥꯖ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯦ ꯑꯃꯨꯛꯇ ꯁꯨꯃꯥꯏꯅ ꯀꯣꯟꯅ ꯑꯃꯨꯛ ꯁꯥꯟꯅꯁꯤ ꯀꯣꯟꯅ ꯑꯃꯨꯛ ꯎꯅꯁꯤ ꯍꯥꯏꯕꯁꯤ ꯍꯥꯏꯈꯤꯗ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤ ꯍꯥꯏꯔꯛꯄ ꯑꯁꯤꯗꯗꯤ ꯊꯥꯖ ꯀꯔꯤꯝꯇ ꯐꯥꯎ ꯈꯨꯝꯐꯝ ꯈꯪꯗ꯭ꯔꯦ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯣꯌꯥꯕꯨ ꯌꯦꯡꯂꯤꯉꯩ ꯑꯃꯨꯛꯀꯁꯨ ꯂꯣꯌꯥꯅ ꯊꯥꯖꯒꯤ ꯈꯨꯗꯥꯡ ꯑꯗꯨ ꯇꯥꯞ ꯄꯥꯏꯔꯛꯏ ꯑꯗꯨꯒ ꯈꯨꯗꯥꯡꯗ ꯁꯤꯔꯤꯕ ꯘꯔꯤ ꯑꯗꯨ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ ꯇꯨ ꯀ꯭ꯂꯥꯁ ꯃꯇꯝ ꯌꯧꯔꯦ ꯆꯠꯂꯁꯤ ꯑꯩꯁꯨ ꯀ꯭ꯂꯥꯁ ꯌꯥꯎꯔꯨꯔꯒꯦ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯂꯣꯌꯥ ꯆꯠꯈ꯭ꯔꯦ ꯊꯥꯖꯗꯤ ꯂꯦꯞꯇꯨꯅ ꯑꯗꯨꯃꯛ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯖꯌꯥ ꯔꯥꯅꯤꯅ ꯇꯨꯡꯗꯒꯤ ꯂꯦꯡꯖꯨꯝꯗ ꯄꯣꯞ ꯊꯥꯔꯛꯄꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ ꯑꯗꯨꯒ ꯖꯌꯥ ꯔꯥꯅꯤꯅ ꯍꯥꯏꯔꯛꯏ ꯍꯤꯡꯆꯥꯕꯤ ꯀꯩꯅꯣ ꯇꯥꯟꯆꯥꯗꯅ ꯈꯪꯂꯤꯁꯤꯅ ꯂꯥꯛꯑꯣ ꯀ꯭ꯂꯥꯁ ꯌꯥꯎꯔꯨꯔꯁꯦ ꯊꯥꯖ ꯍꯣꯏ ꯃꯥꯏ ꯍꯥꯏꯗꯦ ꯅꯤꯡꯁꯥꯁꯣꯔ ꯐꯖꯅ ꯁꯦꯝ ꯁꯥꯔꯒ ꯃꯈꯣꯏ ꯑꯅꯤꯃꯛ ꯀ꯭ꯂꯥꯁ ꯆꯪꯂꯛꯂꯦ ꯀ꯭ꯂꯥꯁꯔꯨꯝ ꯑꯗꯨꯗ ꯄꯨꯟꯅ ꯐꯝꯗꯨꯅ ꯀ꯭ꯂꯥꯁ ꯌꯥꯎꯔꯤ ꯑꯗꯨꯕꯨ ꯊꯥꯖꯗꯤ ꯂꯣꯌꯥꯒꯤ ꯋꯥꯈꯜꯗ ꯀ꯭ꯂꯥꯁꯀ ꯑꯃꯠꯇ ꯆꯪꯗ꯭ꯔꯦ ꯌꯨꯝꯗꯁꯨ ꯃꯃꯥ ꯃꯄꯥ ꯍꯣꯏꯅ ꯅꯤꯡꯊꯤ ꯅꯨꯡꯉꯥꯏꯅ ꯇꯧꯕꯤꯗ꯭ꯔꯦ ꯑꯗꯨꯒ ꯃꯥꯅ ꯅꯨꯡꯁꯤꯖꯕ ꯂꯣꯌꯥꯅꯁꯨ ꯊꯑꯣꯏꯕꯤꯔꯛꯇꯕ ꯑꯁꯤꯗ ꯊꯥꯖꯗꯤ ꯂꯩꯐꯝ ꯈꯪꯗ꯭ꯔꯦ ꯑꯗꯨꯕꯨ ꯑꯃꯨꯛꯁꯨ ꯍꯦꯛ ꯃꯍꯥꯛꯀꯤ ꯂꯩꯈꯤꯗ꯭ꯔꯕꯤ ꯕꯦꯁ ꯐ꯭ꯔꯦꯟ ꯑꯟꯖꯂꯤꯕꯨ ꯅꯤꯡꯁꯤꯡꯂꯛꯏ ꯀꯣꯂꯦꯖ ꯑꯁꯤꯃꯛꯇꯗ ꯀ꯭ꯂꯥꯁ ꯑꯁꯤꯃꯛꯇꯗ
punna phaminaduna nokna khena loina jarambi mamanabi amakhakni college lakpasu punna lakminai aduga hanbasu punna adumak hanminai adubo ikhang khanghaudana tha amarungi mamangda mafam marang khangdana mangkhiba asida hena thamoi kaikibani marak asida su loyagi sajat khara honglakpa asida thajadi jingnaba kayana yomlibani adubo karamnadi kamdongna matang asida haudokluni anjali su mahakumna maraibak thirabi amakhakni mapana otpa henmandana mama adusu athapa khungangda chenduna atopa nupa amada mayum pankre mapa macha khak leiba adu imung ama oina leiminade anamba matamda mapagi mamanaba kaya pusilaktuna sanai yunaiba imung amakhak oibani adumakna thajana su soida ngamdanaba mahakada loinaduna leibani loinaduna adum leirabasu itha thajadana mafam marang khangdana mangkiba asida thajadi jingnaba kayana yomre jingnariba kaya asisu Anjalina loyaga close oina loina naba honarakpa asidagi suni anamba matamda thajaga loyaga unaduna wari sanabasi anjalisu adumak yawi luna tinaba maksu oibanina karamnadi lapthok haningani adugi sumathakta loyana mamit mana choibasu leibanate wakhal kaya asi khalingai class matam loire class adudagi thoglaktuna loyabu ngaige khanduna lai class adudagi thoglaktuna loyabu ngaige haiduna laki tawi adubo mi khara koichen chenabadu ui cheliba adusu boys common room adomdani kaidoraba jatno haiduna mafam aduda chatli mafam adu yobudadi mayam onsin aduna yengliba adugi marakta ure loya gyan mangladuna taraga leiribado mamit adu ngawdong thungbadongna ngawrok ngawi nakanda mamanaba khara tawraga makok aduda ising thaduna laknai oza ama ani su leibanina thaja sangsinbadi tawdre madu uba maktada machin adu khumduna makhol thokta tuminna kapli mahaki marup adugi matau adu yengba nungaitraduna jayana mafam adudagi tuminna puthoraklai tholakpa matamdasu nupa ama anina asumna hainawi as loyase odi chatpa male oiramoe sum kansida mai yam gyan tabani adu kamai tawra ijano khangdeda maga phaminabaduna haibadadi class yawringaida kanna lawramlaga lekthara haibani as khangdreda adudi laiga ungna rijala mai sibu kaino wari matek asi tarakpa matamda thaja hena thamoi sokle khara chikba mafam amada puthoraklaga makhoi ani punna phami mafam adu yawbagadi thaja makhol thokna kablakle aduga jayan hari thaja adumaina sutongse kashu thudok tawruye thajana ma aina haibase sukya yade jayana ado marani yajarakjani masu hek phathadokpado ngamda tawri orangani thajana ai kamaina tawdonu khangdre anjalisu adum thiba khangkidre aduga dalwayasu hena phibam sukjilakle hausikpu ai kaidau haibano jayana hoise ado anjalido yamdi phabani kamai tawrinu khangdre magi sisu thaja wa makha tadre mamitagi sintharakliba pirang adu taithok tuna masa mathanta pukning phathajana bohonai ngaihak leiraba matungda jayana amuksu wa ama hautorai adu thaja nanglana dilogunu aina summanbagi wani wa amadi haigena hayo anjalido loya pamjabadi male magi mawong matawse aina sum chingnabagi wani wafam asida thaja pukning hena sangsilakle tingak mamanabi aduda yengduna amuka songi thajana ha kamaina malinu nangde jayana khangde aina summanbagi wani mado loya lakpa ubaga momon hekta tawi loya ga bu thengnarani hairadi masama o sem saduna adum leibani thajana asembra nang lairise mani aina sum ubagi wani ado tanjana rubagi su khangde ado mandi amale thajana ado daloyana di kamai na di toke ado di khangde dai thaja wa makha taraktre jingnaba amagi wakhalda ungduna laikre asumna tuminna leiringaida classroom amagi thongnauda hapam mingsel kaiduna kelakpagi makol tabada ani baktu khangduna hogari
Campus aduda leiriba manak nakpa aduwaigi satra satri singsu khara taba yauduna classroom adomda pulap yengduna lei. Amaga yengnaduna kaidau khrabano hangnabagi mawngda tawi. Adubu khwaidagi nakna leibadudi makhoi ani khak oibanina makhoi ani haugatuna ka aduda kaidau khrabano yengsi haiduna tapna changlakle. Ka adu sizinnadraba ka oibane. Aduna ka aduda bench desk atekpa mayam lon khalaga thambane. Thongnau su loina lonsin banina pumamdi mami. Thongnau amadagi yengsi haiduna tuminna changduna thongnau adudi yengi. Adubu manungdadi karisu tawramdre. Karisu leite hainaduna jingnaduna leiringai bel amuk tarakpa adudadi anidu khangduna lawi. Madu ubada bel yeriba chokwidar adu noktuna kudom bithilai. Amuksu hek ikairaduna makhoi ani mafam adudagi thoglakle. Loya kamdo khrabano khangningduna amuk chatlusi hainaringai loya common room adomdagi mamanaba ama aniga thoglakle. Makhoinasu thajahoi ubaduda manakta changsilai. Suktharap tawraba maithong amada thajana loya da hanglai. Da loya kamai tawrino? Nasa khara nungairabo? Nungaire. Kasu tawdre. Maduda mahak lakminaribi mamanabi aduna amuk mating pangsilai. Kamay tawrino ba daloya? Handak mukti loya do mamit phairapna Jaya da yenglai. Maduda Jaya kirap su tawi. Maduna maram oiraga Jaya chatlam lage haiduna chatkre. Loya ga thokmin narakliba mamanaba ma anidu loya na ingit tawduna chatlankre. Loya na nangidi class loiraba thajana loide ado yauraroige karige yauningdre adudi aisho anaba tawrage ngasidi yumda phajana potharurage hojik molo haise thaja mamit adu laukthokduna yamna ngangda hanglakba adudadi loya su hek taptharai natida nahak leraga amuksu hek khalai mahakna loyabu loina ningduna khamduna thamba haibasi masa hena nungai tanabani haiduna aduna amuk thajadu wa thaidurai oi nang nasa inung nungai trabudi hange swalo loya ngasidi kaidorabano khangde pumnau nau tharai sangat aga pangsaudo sauraga sangtu ogatada leibadu ngasidi pungon onkre mamai mamit adu momon tawraga thajada nungsina yenglulaga harai asengbagi halaninga brane Thaja handakti khonjel yamna tapna asengbu wadu hairakle. Ngayak tamdi wari sananingi. Loya paukhum amata pidana makut adu tapai. Aduka makhoi anigi famfam adu tamna lai. Handakti Thaja pungat ngakre. Amukta sumaina tawkidrabani. Nungsibagi mayaina ikai khangdabi kaya oiduna lakhibadu ngasidi mahi yalabra haina fokhanjai. Mafam adu yauraga punna phamthabinai. Loyasu sor sang na hondo oga wa haigadabagi sem sarai. Thaja nangbu aita sengna nungsibrane. Thaja loya da munna yengi aduga paukhumdi amatta pide. Mana pidribagi maram adusu loya na khangbanina amuk makha tarai. Hoine nangna ai nungsi haraga aina haiba wadi kaya lawdana mina haiba wada da thajaba malini nangse. Mi kana lay kanano ba adu madudane aina nangse amuk yamna sawningise matang asida Thaja anjalagi wafum kaya adu ningsinglakle Jayana tamlamba amadi mahang ukiba kaya da bhapna sagan pupumnamak ningsinglaki loyan hari hayoni nangbu nangga loinariba kaya aduna ibanigi oiba matangda hairiba mayam dubu thajabrane thajade aduisu jingnabadi adum poi ha jingnaba karigi aingondaro khangde jingdi jingnai Thajagi pakum aduda loya khamuk nokthorai adubo loyagi pen nokpa aduda Thajadi angakpagi mathakta hena angakpa oire aduga loya na hari nangi adugumba mathong manam khangdabo akhaldudane aina nangonda yam sorry do Thajana hoi ado nangna hainingbo matangdo adum phajana hairu loyana aise sumaina hana tawrumbrane loyana tapna hanglakpa wahang asimadi Thaja mathamoi aduda ting laubo makai pali amukasu loya makha tarai nangsu ai khangi
ꯅꯨꯡꯉꯥꯏꯅ ꯂꯩꯇꯦ ꯍꯥꯏꯕ ꯑꯗꯨꯕꯨ ꯅꯪꯒꯤꯗꯤ ꯑꯔꯥꯏꯕꯅꯤ ꯑꯐꯕ ꯅꯨꯄꯥ ꯑꯃ ꯏꯅꯥꯛ ꯈꯨꯟꯕ ꯑꯃꯗ ꯅꯌꯨꯝ ꯄꯥꯟꯈ꯭ꯔꯗꯤ ꯏꯔꯥꯏ ꯂꯥꯏꯅ ꯑꯋꯥꯕꯗꯣ ꯂꯣꯏ ꯀꯣꯛꯇꯣꯏꯅꯤ ꯉꯁꯥꯏꯈꯩ ꯅꯣꯛꯅ ꯅꯣꯛꯅ ꯃꯀꯥ ꯂꯥꯝꯅ ꯋꯥꯔꯤ ꯁꯥꯔꯝꯕ ꯑꯗꯨ ꯍꯟꯗꯛꯀꯤ ꯋꯥꯍꯩ ꯈꯔ ꯑꯁꯤꯗꯗꯤ ꯊꯥꯖ ꯀꯞꯅꯤꯡꯂꯛꯄ ꯐꯥꯎ ꯐꯥꯎꯔꯦ ꯂꯣꯌꯥ ꯃꯈꯥ ꯇꯥꯔꯛꯏ ꯑꯗꯨꯕꯨ ꯑꯩꯒꯤꯗꯤ ꯀꯗꯥꯏꯅꯣ ꯏꯃꯨꯡꯁꯨ ꯀꯃꯥꯏꯅ ꯂꯩꯔꯤ ꯅꯪꯅ ꯈꯪꯂꯤꯕꯗꯨꯅꯤ ꯑꯗꯨꯕꯨ ꯏꯃꯨꯡꯗꯤ ꯇꯣꯛꯄꯨ ꯇꯣꯛꯈꯣ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤꯕꯨ ꯀꯔꯤ ꯑꯣꯏꯔꯛꯈꯤꯗꯣꯏꯅꯣ ꯅꯪ ꯑꯝꯇ ꯈꯜꯂꯨꯅꯦ ꯅꯪꯅ ꯈꯟꯕꯗꯤ ꯇꯣꯛꯄꯨ ꯇꯣꯛꯈꯣ ꯑꯩꯅ ꯏꯁꯥꯅ ꯈꯟꯕꯗ ꯐꯥꯎꯕ ꯈꯟꯐꯝ ꯊꯣꯛꯇ꯭ꯔꯕꯅꯤ ꯍꯦꯛ ꯁꯤꯗꯣꯛꯄꯗꯤ ꯌꯥꯗꯕꯅꯤꯅ ꯃꯌꯥꯝꯅ ꯍꯤꯡꯅꯔꯤ ꯍꯥꯏꯗꯨꯅ ꯁꯨꯝ ꯍꯤꯡꯂꯤꯕ ꯍꯥꯏꯕꯗꯨꯅꯤ ꯋꯥꯔꯤꯁꯤꯡ ꯑꯁꯤꯒꯤ ꯃꯈꯥ ꯇꯥꯕ ꯅꯪꯗ꯭ꯔꯤꯉꯩ ꯊꯥꯖꯅ ꯑꯃꯨꯛ ꯋꯥ ꯊꯠꯆꯤꯜꯂꯛꯏ ꯑꯗꯨ ꯍꯦꯛꯇ ꯍꯥꯏꯅꯣ ꯍꯣꯠꯅꯔꯒ ꯃꯤ ꯑꯣꯏꯔꯛꯀꯗꯕ ꯉꯥꯛꯇꯅꯤ ꯍꯧꯖꯤꯛ ꯑꯩꯅ ꯅꯪꯒꯤꯗꯃꯛꯇ ꯂꯩꯔꯤꯁꯦ ꯏꯕꯥꯅꯤ ꯍꯤꯡꯃꯤꯟꯅꯁꯤ ꯍꯥꯏꯕꯅꯤ ꯏꯕꯥꯅꯤ ꯍꯣꯠꯅꯃꯤꯟꯅꯁꯤ ꯍꯥꯏꯕꯅꯤ ꯂꯣꯌꯥꯅ ꯑꯗꯨ ꯑꯣꯏꯔꯗꯤ ꯍꯧꯖꯤꯛ ꯏꯕꯥꯅꯤ ꯆꯠꯂꯁꯤꯅꯦ ꯑꯩꯈꯣꯏꯗ ꯅꯪ ꯌꯥꯔꯕ ꯏꯊꯥ ꯊꯥꯖꯗꯅ ꯑꯁꯨꯝꯅ ꯍꯦꯛ ꯍꯥꯏꯖꯤꯜꯂꯛꯄꯁꯤꯗ ꯊꯥꯖ ꯂꯛꯇꯤ ꯆꯥꯏ ꯑꯗꯨꯕꯨ ꯏꯀꯥꯏ ꯈꯥꯡꯗꯒꯤ ꯀꯪ ꯀꯣꯠꯂꯦ ꯍꯥꯏꯕꯒꯨꯝꯅ ꯊꯥꯖ ꯆꯤꯡꯅꯕ ꯑꯃꯒ ꯂꯣꯏꯅꯅ ꯈꯨꯝꯂꯛꯏ ꯍꯣꯏ ꯆꯠꯂꯁꯦ ꯑꯗꯨꯕꯨ ꯍꯩ ꯁꯤꯡꯂꯕ ꯂꯣꯌꯥ ꯃꯍꯥꯛꯀꯤ ꯃꯇꯧ ꯑꯗꯨ ꯏꯔꯥꯏ ꯂꯥꯏꯅ ꯈꯪꯂꯗꯨꯅ ꯅꯣꯟꯊꯔꯛꯂꯒ ꯑꯃꯨꯛ ꯈꯨꯝꯂꯛꯏ ꯌꯥꯅꯤꯡꯗꯦ ꯆꯠꯄꯗꯨꯗꯤ ꯑꯩ ꯄꯥꯝꯗꯦ ꯐꯔꯦ ꯍꯌꯦꯡ ꯑꯃꯨꯛ ꯁꯥꯟꯅꯔꯁꯤ ꯍꯟꯅꯅꯕ ꯇꯧꯔꯁꯤ ꯅꯪꯁꯨ ꯀ꯭ꯂꯥꯁ ꯌꯥꯎꯔꯔꯣꯏ ꯍꯥꯏꯗꯥꯏꯅꯦ ꯊꯥꯖꯅ ꯑꯩꯅ ꯍꯥꯏꯅꯤꯡꯕ ꯋꯥ ꯌꯥꯝ ꯂꯩꯔꯤ ꯍꯥꯏꯔꯛꯑꯣꯗꯅ ꯑꯗꯨꯗꯤ ꯊꯥꯖ ꯍꯟꯗꯛꯇꯤ ꯋꯥꯔꯤ ꯀꯣꯏꯊꯣꯛꯇꯅ ꯍꯦꯛꯇ ꯁꯝꯖꯤꯜꯂꯛꯏ ꯑꯟꯖꯂꯤꯁꯦ ꯅꯪꯒꯤ ꯀꯅꯥꯅꯣ ꯅꯪꯒ ꯂꯨꯅ ꯇꯤꯟꯅꯖꯕ ꯅꯪꯒ ꯑꯗꯨꯝ ꯄꯨꯟꯕ ꯃꯤꯗꯨ ꯅꯪꯅ ꯈꯪꯗꯅ ꯑꯩꯅ ꯀꯃꯥꯏꯅ ꯈꯪꯗꯣꯏꯅꯣ ꯈꯪꯕ ꯈꯪꯗꯕ ꯍꯥꯏꯕ ꯅꯠꯇꯦ ꯅꯪꯒꯤ ꯀꯅꯥꯅꯣ ꯍꯥꯏꯕꯅꯤ ꯃꯥꯁꯦ ꯑꯗꯨꯅꯤ ꯑꯩꯅ ꯈꯨꯝꯃꯤꯁꯤꯁꯨ ꯅꯪꯒꯤ ꯂꯨꯅ ꯇꯤꯟꯅꯖꯕ ꯅꯪꯒ ꯑꯗꯨꯝ ꯂꯣꯏꯅꯕ ꯃꯤꯅꯤꯗꯅ ꯑꯗꯨ ꯅꯠꯇꯦ ꯑꯩꯅ ꯅꯉꯣꯟꯗꯒꯤ ꯇꯥꯅꯤꯡꯕ ꯄꯥꯎꯈꯨꯝꯗꯤ ꯁꯤꯗꯩ ꯍꯦꯟꯅ ꯑꯩ ꯀꯔꯤꯝꯇ ꯈꯪꯗꯦ ꯈꯪꯗꯕ ꯌꯥꯔꯣꯏ ꯑꯩꯅ ꯆꯤꯡꯅꯔꯤꯕ ꯃꯌꯥꯝꯁꯦ ꯀꯣꯛꯍꯜꯂꯣ ꯑꯁ ꯊꯥꯖ ꯅꯪ ꯑꯗꯨꯝꯕꯗ ꯑꯟꯅꯦꯁꯦꯁꯔꯤꯗ ꯋꯥꯈꯜꯗꯣ ꯊꯥꯗꯔꯅꯣꯃꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯅꯪꯉꯣꯟꯗ ꯀꯥꯟꯅꯗ꯭ꯔꯁꯨ ꯑꯩꯉꯣꯟꯗꯗꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏ ꯅꯠꯇꯦꯅꯦ ꯄꯨꯂꯤꯁꯅ ꯐꯥꯎꯕ ꯂꯪꯂꯥ ꯂꯪꯖꯤꯟ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯊꯤꯒꯠꯇ꯭ꯔꯕꯗꯨꯗ ꯅꯪꯅ ꯑꯩꯉꯣꯟꯗ ꯊꯤꯒꯠꯂꯤꯅꯤꯅꯦ ꯍꯥ ꯑꯩꯅ ꯊꯤꯒꯠꯂꯤꯁꯦ ꯃꯥꯒꯤ ꯃꯔꯝꯗꯨ ꯅꯠꯇꯦ ꯏꯕꯥꯅꯤꯒꯤ ꯃꯔꯤꯒꯤꯅꯤ ꯏꯕꯥꯅꯤꯒꯤ ꯃꯔꯤꯗꯤ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯑꯣꯏꯔꯤꯁꯤꯗꯤ ꯍꯧꯖꯤꯛ ꯑꯣꯏꯔꯁꯨ ꯇꯨꯡꯗ ꯂꯝꯕꯤ ꯈꯣꯏꯔꯛꯀꯗ꯭ꯔꯥ ꯈꯣꯏꯔꯛꯑꯣꯏꯗ꯭ꯔꯥ ꯍꯥꯏꯕꯁꯦ ꯍꯧꯈꯤꯕ ꯀꯌꯥꯅ ꯑꯣꯏꯔꯛꯀꯗꯕꯅꯤ ꯌꯥꯔꯦ ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧ ꯂꯩꯔꯅꯨ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯑꯩꯅ ꯍꯪꯉꯤꯁꯥꯅ ꯈꯨꯝꯃꯨ ꯌꯥꯔꯦꯗ ꯅꯪꯕꯣ ꯆꯠꯂꯁꯤꯗ ꯑꯩꯕꯨ ꯉꯥꯏꯍꯥꯛꯇꯁꯨ ꯍꯤꯞꯅꯤꯡꯉꯦꯃꯦ ꯃꯇꯥꯡ ꯑꯁꯤꯗ ꯊꯥꯖ ꯑꯃꯨꯛꯁꯨ ꯍꯦꯛ ꯈꯜꯂꯛꯏ ꯍꯥꯟꯅꯒꯨꯝꯅ ꯀꯣꯂꯦꯖ ꯂꯣꯏꯔꯒ ꯃꯃꯥꯟꯅꯕ ꯑꯃ ꯑꯅꯤ ꯄꯨꯜꯂꯒ ꯅꯤꯁꯥ ꯆꯥꯕ ꯑꯗꯨ ꯇꯧꯗꯅꯕ ꯉꯁꯤ ꯃꯍꯥꯛꯅ ꯆꯠꯂꯒꯦ ꯍꯥꯏꯔꯤꯉꯩꯁꯤꯗ ꯆꯠꯍꯟꯈ꯭ꯔꯒꯦ ꯍꯥꯏꯗꯨꯅ ꯂꯣꯌꯥꯒꯤ ꯃꯇꯨꯡꯗ ꯏꯟꯅꯗꯨꯅ ꯂꯥꯛꯏ ꯑꯗꯨꯒ ꯊꯥꯖꯅ ꯍꯥꯏꯔꯛꯏ ꯍꯧꯖꯤꯛ ꯅꯪꯅ ꯍꯥꯏꯗꯁꯨ ꯍꯣꯔꯦꯟ ꯐꯣꯟꯗꯗꯤ ꯍꯥꯏꯔꯛꯑꯣ ꯑꯩ ꯐꯣꯟ ꯀꯌꯥ ꯄꯥꯏꯗꯦ ꯑꯩꯅ ꯐꯣꯟ ꯄꯥꯏꯔꯤꯁꯦ ꯑꯊꯨ ꯑꯀꯥꯏ ꯌꯨꯝꯒ ꯄꯥꯎ ꯐꯥꯎꯅꯅꯕꯅꯤ ꯑꯩꯁꯨ ꯅꯪꯒꯤ ꯑꯊꯨ ꯑꯀꯥꯏꯅꯤ ꯌꯥꯔꯦ ꯍꯣꯏ ꯌꯦꯡꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯒꯦꯠꯇ ꯍꯦꯛ ꯊꯣꯛꯂꯛꯄꯒ ꯕꯁ ꯂꯥꯛꯇꯨꯅ ꯕꯁꯇ ꯀꯥꯈꯠꯈ꯭ꯔꯦ ꯊꯥꯖ ꯋꯥ ꯀꯔꯤꯝꯇ ꯐꯥꯎ ꯃꯈꯥ ꯇꯥꯍꯧꯗ꯭ꯔꯦ ꯑꯗꯨꯕꯨ ꯄꯨꯛꯅꯤꯡꯗꯗꯤ ꯈꯜꯍꯧꯏ ꯃꯗꯨꯗꯤ ꯉꯁꯤꯒꯨꯝꯅ ꯂꯣꯌꯥ ꯋꯥꯔꯤ ꯐꯖꯅ ꯁꯥꯟꯅꯕ ꯌꯥꯔꯛꯂꯗꯤ ꯃꯍꯥꯛꯀꯤ ꯍꯦꯟꯅ ꯂꯥꯏꯕꯛ ꯐꯕ ꯍꯥꯏꯕꯗු ꯑꯣꯏꯔꯅꯤ ꯍꯥꯏꯅ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯥꯟꯅꯒꯨꯝꯅ ꯒꯤꯔꯤ ꯇꯛꯄꯃꯛꯇꯤ ꯇꯧꯗꯅ ꯂꯣꯌꯥꯅ ꯃꯀꯥ ꯂꯥꯝꯕ ꯃꯇꯝꯗ ꯃꯇꯥꯡ ꯆꯥꯅ ꯃꯍꯥꯛꯀꯤ ꯑꯄꯥꯝꯕ ꯂꯣꯏꯅꯃꯛ ꯇꯥꯟꯅꯒꯦ ꯈꯜꯂꯤ ꯁꯣꯝꯗꯁꯨ ꯂꯣꯌꯥ ꯕꯁ ꯃꯅꯨꯡꯗ ꯁꯤꯠꯇ ꯍꯦꯛ ꯐꯝꯊꯕꯒ ꯋꯥꯈꯜ ꯁꯨꯝ ꯈꯜꯂꯤ ꯀꯔꯤꯒꯤꯗꯃꯛ ꯊꯥꯖꯅ ꯑꯟꯖꯂꯤꯒꯤ ꯃꯇꯥꯡꯗ ꯃꯉꯣꯟꯗ ꯍꯪꯂꯤꯕ ꯆꯨꯝꯃꯤ ꯑꯟꯖꯂꯤ ꯊꯥꯖꯒ ꯂꯨꯅ ꯇꯤꯟꯅꯖꯕ ꯑꯣꯏꯔꯕꯁꯨ ꯃꯍꯥꯛ ꯃꯉꯣꯟꯗ ꯃꯤꯠꯌꯦꯡ ꯀꯥꯔꯟ ꯈꯔ ꯇꯥꯔꯛꯏ ꯍꯥꯏꯕꯁꯦ ꯑꯗꯨꯕꯨ ꯂꯣꯌꯥ ꯃꯃꯤꯠ ꯃꯅꯥ ꯆꯣꯏꯊꯣꯛꯄ ꯄꯥꯈꯪꯃꯛꯇꯤ ꯅꯠꯇꯦ ꯃꯗꯨꯅꯁꯨ ꯍꯦꯛ ꯉꯁꯤ ꯐꯥꯎꯕ ꯃꯁꯥꯗ ꯑꯀꯤ ꯇꯨꯖꯨꯡꯕ ꯂꯩꯇ꯭ꯔꯤꯕꯅꯤ ꯑꯟꯖꯂꯤ ꯃꯥꯡꯈꯤꯕꯒꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯀꯤꯔꯤꯕꯁꯤ ꯑꯃꯨꯛ ꯃꯍꯥꯛꯀꯤ ꯃꯃꯤꯠꯇꯅꯤ ꯍꯥꯏꯗꯣꯏꯔꯥ ꯋꯥꯈꯜꯅꯅꯤ ꯍꯥꯏꯒꯗꯧꯔꯤꯔꯥ ꯑꯟꯖꯂꯤꯒꯤ ꯍꯩꯅꯗꯕ ꯁꯛꯐꯝ ꯀꯌꯥ ꯎꯔꯛꯄ ꯑꯁꯤ ꯃꯁꯤꯒꯤ ꯃꯇꯥꯡꯗꯁꯨ ꯃꯍꯥꯛꯅ ꯈꯪꯅꯤꯡꯕ ꯍꯪꯅꯤꯡꯕ ꯃꯌꯥꯝꯗꯤ ꯂꯩ ꯑꯗꯨꯕꯨ ꯀꯅꯥꯗ ꯍꯪꯂꯨꯅꯤ ꯍꯪꯂꯨꯕ ꯇꯥꯔꯁꯨ ꯊꯥꯖꯗ ꯃꯉꯥꯏ ꯃꯍꯥꯛꯅ ꯍꯪꯒꯗꯧꯔꯤꯕꯁꯦ ꯑꯗꯨꯕꯨ ꯊꯥꯖꯅꯗꯤ ꯆꯤꯡꯅꯔꯤꯉꯩ ꯃꯔꯛ ꯑꯁꯤꯗ ꯃꯍꯥꯛꯅ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯍꯪꯂꯨꯔꯕꯗꯤ ꯃꯈꯣꯏ ꯑꯅꯤ ꯁꯣꯏꯗꯅ ꯅꯤꯡꯉꯥꯏ ꯁꯪꯗꯥꯅꯔꯛꯇꯨꯅ ꯑꯐꯕ ꯑꯣꯏꯔꯔꯣꯏ ꯑꯅꯝꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯊꯥꯖꯕꯨ ꯏꯟꯇꯔꯦꯁ ꯇꯧꯗ꯭ꯔꯕꯁꯨ ꯑꯃꯨꯛꯁꯨ ꯃꯍꯥꯛꯅ ꯅꯨꯡꯁꯤꯖꯕ ꯀꯧꯕꯅꯤꯅ ꯐꯅ ꯊꯤꯅ ꯆꯩꯔꯁꯨ ꯃꯍꯥꯛꯀꯤ ꯃꯐꯝꯗꯒꯤ ꯂꯥꯞꯊꯣꯛꯈꯤꯗ꯭ꯔꯥ ꯄꯥꯈꯠꯆꯗꯕꯁꯨ ꯅꯠꯇꯦ ꯋꯥꯈꯜ ꯀꯌꯥꯁꯤꯡ ꯑꯁꯤ ꯈꯜꯂꯤꯉꯩ ꯍꯦꯟꯗꯜꯃꯦꯟ ꯑꯗꯨꯅ ꯆꯪꯁꯤꯜꯂꯛꯂꯒ ꯍꯥꯏꯔꯛꯏ ꯀꯩꯅꯣ ꯉꯁꯤꯗꯤ
ngantana halai kaidore loya na hai e kaino no sunga sidi farak tana bus chelamina ngasidi ran kaya phangge aikhoi bti bus anambana reserve lainagi bagi ran ahum surani ngasidi ai sunga sidi yumda nganna haninge dana halai ni ngasidi loya imang mangdana uba asida handleman ga driver aduga su falap yengnai tanja asisu farak taba matam oibagi passenger yaute handleman adu driver manakta sangsinkre aduga murum wari sanai handleman adun hai tamo asibu aikhoi bus ta tongsi kamai torino aidi pakaliko driver na aikhoi na chatpaga mapa chana tori oramnida handleman hari adu aidi amuk yam kirpusu yawi driver na as yare he karisu toroi haukhra wane adusu kuidi kaino handleman adu orasu as mangdaga amumu ubasidi aidi humang mapi hekta kai driver na yare menangbo nasana tomta pangkanda khanjelano handleman na aduinati nupa asinaga adum aikhogi bus daga tongakpane mangdanaga nupidugi masakto amuk urakpane aidi swai lawi driver na hoi adubu aisu amuk ahingda amamba athengbada mapan thokase kirakpaga yawi tungdaga nupido bhut oina lepamadi kaina handleman na aidi mingsali yengbada khangba yam yaukre e karige tungda lepamini is nangsu dhapti ba asengmani tanza aduda manak aduwaida tongba passenger amana hairap sum tabadagi hangai karino bhut tungda lepamibo driver aduna khara ahan oibanina hai singna mana semdok sadok laga khumnai nateda sum dillena rini da ibani haujibu kaidi phunnoda o adugi ore driver adu mamitu saurapna handleman adu de yenglaga khoning na kak thele maduda handleman du mamai mamit ngangsele madudagi makhoi wa makhati tanadre adubo gari sum thorokpa matamda nakanda horibu ujau sing adugi masamana haitharakpa adu basta khelap tawi numit yungba talaki matam oibanina mi pakti chatte lambi se masagi personnel gi oiba fawba chatpa iu udi uriba haibabu line gari sing adu khaktani adubo lamsang oiba lambi nina madusu yamna dillalli turning ama leiba aduda golai fat leithorakpada uthaktaki thauri yalaga leiba nupi amada bus mamai adugi mathak thangba saruk aduna bob thomi maduda makhoi anidu khangprek khangduna break adu khangpa pai matam aduda passenger mayam adu sitta yesinaba yawi maduda passenger kharana lauri oi gari kutongno mi sinaba tare ne driver ga handleman ga anidu falap yengnai handleman adu prap kumthaki aduga bus adugi maning lomda senki driver adusu side classing aduda yengi adubo kari su ude matamduda passenger amana amuk hari kaidorage ne chalasini kari amuk yengnino driver na kari sunati kainoma check to hanbani asi haiduna leiringai handleman adu amuk kakhalai aduga mangak adu nomi kari su leihaude haina driver khudak aduda humang mapi kakhalai aduga bus adu amuk tapna thoba haurai makhoi ani falap yengnaduna amana amada ingit tawnaduna karino hangnari tungda phamliba loya su makhoi ani gi mongdu khajik tangdi chingnai karino ma tawba mali haiduna asumna sum thorakpada makhoi gi khun adu yausilakpadadi nong khajik mangsilaki khara manglambadagi pummam mamsinkre lambi de thoriba gari singsu headlight loina thanarai ikuidana dong dusu tapna khonglei aduga taba horakle mamli tawba matamda nong taba haibadu oibanina mahi masagi mayum yognanaba gari sing adu kanna thaunai amuk su nong khalakpa matamda handleman adu henna kire hausik waida kainoma ukiba aduga weather gi phibam asiga henna kihalle phone lokthokuna amuk ki deba saduna phone adu amuk sumeli adubo nakandagi driver aduna khangko korkba aduda khangprek khangi hai phone mu metan leirano bara khomro chalo kumna khimana halani handleman adu phone hapchilaga thoklakle aduga maningi pareng aduda ihan hana changi sum khomlakpana loyagi mapa yausilakle mapa adu hek yobaga tan chanana nongmami khalkpada khangprek khangi doyan hai is ki gallisiga
Huranbana kokta napi pai haibagi matagum loyan hairapwa wa asidasu Handelman mihun ayokre. Aduga Handelman hari. Barapiro loyan hai nong phadong nosu bara lowi daba yabajani egi. Karige noigi base aigi oirabanina aina adum tonglisidi. Adum tongwini bara lawse. Tongdradi lawroi. Aduga loyan hari. Chopmal langmale nosu. Nupi phau chopsaluniko. Handakti Handelman adu khangsau saurai. Aduga Handelman hari. Karibana hujigido. Matang aduda aduaida phamliba passenger sing aduna khamjilai. Noibu phajana hainu yadro. Loyana. As sumpagi tawbanida. Asenbagi loya phagi oina toina unaba mi oibagi haibani. Adubo maral leiruraba ani sinadi lana ubagi wani. Handelman su wakan kitang khantaraga bara adu lawraga lai. Wakal khanna bus mamang aduda famlaga tuminna adum laikre. Maduda driver adusu bhab taraduna asumna themjalai. Oi, pingar kano. Atay de tawrasu mangonda dinang break rapaw. Natradi thawdokto. Mahak na hek aikoi anida jingna kibada iban luarbani. Handelman adu manakta tap napsilai. Aduga tap na hangai. Adu nupido nongalakpada kamayna leramdrino. Driver aduna aduni ay nangagbise. Sidi siyaurabani. Asi hek haibaga mingsel aduda yenglaga tungda phamba kana takhra jatno yengi. Aduga driver aduna amu makhatari. Nubidangdo ma sidi siyaurabani. Adu ayuk nganta amu ibani na halakpadadi leiramdredana. Handelman aduna natragana asinu pasina lawsilaga thamijalo. Driver aduna tanamoy mi asibabu kamdawna thamjingadawribano. Handelman as ay kanfong khangdreda phanabadi kuirebu ay hausiksu isase saning tana dileidri. Driver aduna angang nang suba pangmale adumaina sumsuk tharaga leiradi mina chingnaba tabani. Nang yaholamdra supadawni phajabadi pamini ha nang amaibo. Maduda Handelman adu nokphet tawi. Aduga Handelman aduna hari. Adui wadi masakto phajamandana pamuboini. Driver aduna adui wabudi aisu ngauriduni. Handelman hari. As yare ningsing lagumse siwasi natradi sumaina phajabada sumsum ngauraga karan taruradi ibani nongodi soidana chopani. Driver na to siwase ado asinu pasi kauthoro mangamani amu moi leka yoreyo. Handelman manghobani ngasidi asi haraga loya da makut khatuna mafam adu yore haina kawi. Loya su hawgatlaga kumtharakle. Adubo somdadi driver adu waiting set aduda munna yengli. Mamitta thokiba thawdok pumba ori. Aduga manada su khonjel pumba adu tari. Ngaihak yengduna leiringai aduda tunglomdagi bus amana amuk horn khonglakpa aduda gyan tarakle. Aduga bus adu amuk thorakle. Handelman adusu tuminna driver adugi hek nakanda famli. Makhoi ani ngasi ngarangdi hanagomna iman manadre. Madusu naha oiriba Handelman aduna wakhal piksilakpadagi oirakpani. Hausik makhoi anina jingnariba asi atai karisunati. Supnagi asibagi hakchang adu kadaida chatkhrbagi haibasini. Loya su bus adudagi kumtharakle. Ngasidi hanagomna makhoi lekaigi lambi asi kana su chatre. Pumchik chi. Hanagomna beg adu side nama yalaga tapna sorok adu lanthoraktuna mayum tamna lai. Adubo tunglomdara natraga nakaldara khangdaba mahakna thangliba khongthang adugi khonthang sumanba ama hektari. Karino haiduna chap leptuna yengbadasu amuk karimta takhidre. Jingdi jingnare. Masu karino madi taure haibase. Adubo thoinadi khanjaludi. Magi lakpham thokpa adumak lakli. Mahaksu ngasidi jat khallibani. Maramdi thajanasu hanglakkiba wahang mayam aduga ihei hainadaba mahausanataba amuk thengnaba sida. Adubo penthokpa haiba nupagi mapok oirubana hoidahe haiba wahai asi haidoklaga amuk yausilakle. Thongal khara changlakpa adudadi machan nupi aduna pisakon aduda phi sabagi makholtu amuk targi. Mabung lakpa ubada sariba phi adu chap leptuna ngaihak yengi. Aduga hari laisnana tamo ngasidi yang malina kaidorage kaigino ngallaga ngali thengana thengi kaidore hangise
Loya machal aduda khumlibu paukhum adu kitang phajabadi wali maramdi machanadi khangningdana hangluba khakni Laisnana karimtadi makha tadre magi phi safam thokpadu adumak sai Mangolda thariba phak aduda phamtharaduna loya beg adu lokthui aduga amu machal nupi da hanglai kaigino nangna mo nungsa sarakan sidamina pothana rikanda phi amuk sarisina yumthangna bami pothana ba yaroi tamo sum kanda natradi ai phi saba matam su leitana nangna tau saba ma numit yungkhalakpa natraga numidang tumnar kanda da sai mi pothaba amada yara marone mahaki bakhum aduda imungdagi mama adu tholaktuna khumlai karino nasana tawrisi imungi thabakni phai haidi khandraga amuk matam chaiga sadega nganglisina ha nang khaktabu aina haibi indabagi wani nasal asidi masagi setna chana bufawa tok thoga nangi lairik tamnanaba sel talibasini marak aduda loyana amuk khangthat thalai kanana tanbiyo haige ngamaga tamni ngamdraga tokani nangi de hairuradi adu ngaktani ngamma tamni ngamda tokani na napa phangi yu kharunga tanna thana yakidre kaino imungsid tawrise khallubada itomda hu thaga sining bajani he mama aduna hairiba sauriba wa adu macha animak hoi mai amat haiti loya adudi waga wabaga magi ka aduda fatchanki imungda amu firol fabu hongdoktana longna tai mapanda sanariba wari adusu sum targa lei mahaksu mama aduna sum ngang dun leiringai machanupi aduna wa ama hautori ima nang isaudo amta ngaiko ai wa ma tamgiba karino kanai wano ai khoi maninglonggi khura hoi imungdo thong amu hanglerami ngasai aina langkon ba chalubada urakpani ado amu halakpadadi thongdo amu lolame khangdreda mi changbo oiramgani moi imung sune gyan men tadribani phanadi koire matai manauto yum thadok tun chatkrisi adusu kanamta da hoi mai hairamde ye so asowa ma lolame haibani ado ngasaido hangaga lerameba nang bhamna oirangane me nangbo aduk chawba sodu kanana hangdoino ado ima moi imungdu kamai tawrino ba khangde de ibema noi khurado athapal lamdagi sida yum honglaktuna leibani magi nupi adusu kona mama sida leirakanda laurakpani adusu mau ani haina khibani ado leikainadi ichang hek changdabaduda nungaitraduna yum amuk hongkhibo oirambasu yai ima gyan tadeda moi wase adu khurado hana pakhang adum oirakpro natraga nupi angang hana leibajalo aduga di amata khangbana teda ai khoina khangba haibabu mana lauriba nupi adudi mauni mayumda macha le hawi si khakni macha adusu nupi ni haibra kainom tawbani yam otpi ye macha nupi dusu as tanbu tale nungaiti nupi du khanbada nupi do moina haina badadi haujikti phanayam chawramani hai nahanwai haina khibada noi tamogi lengani ka haina khibani asumna mama machana wari sanari bisingasi hektar badaloya mamit adu khangsing singi karino ama lakpa male mahaki wakhal ase hana amukta munna khantharudabu wakhal khara ngasiri phaurai Angelina mangkiba amadi makhura amagi yumgi misu khanghoudana mayum thadoktuna chatkiba asiga karigumba mari khara leinabra haibasi matomta khalai adubu mahakti makhura asigi matangda thoina amata khangde maramdi yumda sukaya laite aduga mi khwaidongna mapalipal thoktuna laikai miga wari watai saduna leiba misunati mahakna nungsijariba adunasu kanna taglakpa asida mahaksu masigi matangsi khangba yaba makhaidi khangdok lage haiduna wakhal macha sum khanba hawi somda laikai adugi mathong sadabana ha khara makhuta nauri amamam paiduna prap chelai makhoigi maraktuda amana hai as phajana di pan khrabani mamito kai khiba male amana amukhumlai mamito kai baine hauna khong maga chenkhrido makhoigi marak aduda khara ki gan badudi maning khwai thangduna kirum hairi as asyangbu taliko asyumse misu kanam laiti susulori mahaki wata asida gunda khara togan badunadi khumlai adu waragana miki thinang lehuro horen hawdong du pharati nangsu sabu yauni ne
Makhoi masel wari pangsanda sanai aduga makhoi gi nauri aduna kapu pa haudong adu mamit kaiduna kana leitraba yum asida sensin kibani akoi besu isong songjilakba amadi thong thongnau su loina lolibanina yengbada iki de kibadi poi tongda inarikliba kiganba angang adudi kibana loire kiganba haibasidabo bhabna panguda oi pangta da tai haiduni atai singdudi yumgi akoibada koisang sangduna haudong adu buthiri adubo kiganba angang asidi thong thongnau yumthak loina ma koyeng yengi asum yenglakbada mingsel panba thongnau ama hek urure madusu manungda parda khali nungsit amuk phangbada parda adu tapna khara hari tawi maduda hek yengsilubadadi mi ama lepadu hek urure kiraduna laugi tawi adubo thangnaba mikupta mi adu amuksu hek mangkre madudagi onthorakpada lakminariba ataiduda tamge tawi adubo ataiduna thajaroi amadi thina cheirakani khandun haidre kirabasu kina adum matungda koin inari amukasu hek thongnau adudi yenglure handak mukti mayek sengna ure parda adu makhut amana tapna pairaga haidoraklaga cheptharap tauna kanagumba amana yenglakpado madu ubada thakatpa henman khiduna lauba fawa ngamdaba makai masa adu thak nikna mamangda chatliba mamanaba adugi lengjumda paiduna tapna nga thari maduda mangda leiribo mamanaba aduna kaidorage haiduna onthorakpadadi thongnau aduda munna yengduna leiriba mamai mamit humangna luptuna mamanaba adu leptuna leirambada ingak tungakre mahakti karisu ubanati thongnau aduda leiribado adubo kiganba angang asina ubadadi mi adu mamai tangkhai fawba parda adudagi thoklaklaga nokphet tawrai kona thangda angang adu thongnau aduda khudongbi thili khudongbi adu thinna masa adu chengkhaibugum niklaga bom turai mahakna turakpaduda ataisu onthoraktuna yengnarai makoidi phagi oiraboi ningduna tingak yengnari adubo mamit mana men man tadana tuduna leriba adu amana chensillaklaga chingkhali aduga makoi adaisu mateng pangnarakle asengba oira male mamanaba si kainom tawre haiduna makoi pulapna thangdoraktuna mafam adudagi thoglai parda marumdagi yengkibadusu parda adu thadoklaga tapna mangkhre somdasu loya hipambadagi tumthakre mahak manglan adusu hanagumna iman manadre mahaki makhut aduda screwdriver ama pai makhut namadana phi phataba ama pai phi adu sum yengbada gari sengdokpada sizinaba jalon mali adubo mamang oibanina karino haibadi gyan ita tade amamba marakta makhut yet oida posak animak paiduna mahaki yumgi thong adu hangdoktuna thoglai makoi lekai adugi leiriba yum amata mahaki mamitta udi supna khaki naitom taba mahaki yum adu khaktani uribase aduga mayamna chatnariba lambi asida sum tholk matamda mang oirapna kanagumba ama chenba oi maduda mahakna mana adu thangkatuna taraba matungda khonjel khara hauna kawi kanano adu chelido karigumba amatadi khumlakte adubo chenbadi adum chenba aduda mahaksu chalambadagi chenduna tanai mahakna tanari matik amadasu adum cheli phana kuina ahangba aduda tanarabasu fangdre adubo kona thangda makhoigi bus stand mayamgina waiting set adu tapna amamba maraktaki urakle madu tamna sangsinba matamdadi kanagumba ama laimaida taraduna sit aga chatpadu hek urai kaidorabano haiduna amukka hena sangsilubadadi nupi amakhak upai leitana phibam thina soktuna laimai aduda taduna lei masammana adu mamai loinamak ichai chaina tabanina karimtadi udi kanano haibasu khangdre mahak phamthaduna nupi adu kanana kamdo wano hange tawbada nupi aduna makhut ani dulon aduna ngakpiyu haibagi mawongda tawrakhi matawduda nungaitraduna kuntharaga hawatpigena tawba adusu khutta pairiba screwdriver amadi amotpa phi aduna hena kihanba haibadu oire hena kiraduna
nupi adu maningda sum handoi. Mahakna maningda sum handokku matamda sorok adu mapa hek yaubaga achoba bus amana khudakta thausilaktuna nupi adu puthongki. Khudak aduda nupi adugi thawaidu adumak mangki. Bus na thombagi hakchang machet adu paithoraktuna mahaki mamaida fawba I marik chonglai. Matang aduda mahak mikap khangthok thoklai. Manglak narubagi masa adu inam namsilamle. Mamai adusu humang na lupi. Tapna hugalaktuna mamit adu phi amana taithui. Manakta leiba phone adu paiduna yengba matamda pung 3:30 khara hele. Message ama anisu leirambadu ure. Message adu thajagini. Message adu ki marol adu hangdoktuna yengi. Daloya nang nasa ka shu tawdabra. Aidi ngasai nang nasa nungaitringi maraktuda jat wayam haikre saunuko. Loya message sing adu yengdamak yengi. Reply di kadi supidi. Adubo amuksu hek phone adu fat pairag call toksili. Thaja call adu fat pairai. Thajana. Hello Thaja. Kai haige. Kai dorino nang. Kashu tawde. Sum hipambane. Ai kaino mahangena. Hango karino. Anjali hoiga noiga kayam lapnage. Khara lapnaye. Thaja Anjali hek palakpa aduda khara sukharai. Aduga loyana hanglai. Moi mamado amu mayum panki haidaine. Haibane. Adu kaidanu khangbro. Loyaki wahangsida ingak tingai. Aduga Thajana khumlai. Adudi khangdeda. Manasu hayu yade. Adu nang mamingadi khangbro. Khangdeba. Aingonda karimta hairamde. Ma adu moi matangdadi. Oh. Pare adudi. Thamage. Ngaikho. Asumna Thajana hairakba adu tabitana phone adu phat kakhi. Phone kakhiba aduda Thaja yamna nungairamde. Manakong adudagi phone adu lauthokuna phone aduda nungaitana yengi. Adubu amuksu loyagi call lakpa aduda khangboi lakpoi fat oglai. Loyana hari. Kaidoroba. Kari haigaino. Thaja kari suthoina hainingbadi nate. Adubu nungsinaba kaubanina wari sanadramaksu loinaraga laibata pamjabanina tomina ngahak lai. Aduga khumlai. Kashu nateda. Sum wari sananing tawbani. Adu karino haro. Aisi nangonda yam taw ngambi tarabra daloya. Kana haino. Haide. Hairamganida. Nangdi minabu hairadi yam thajagandaine. Adudi taw ngambi tarabo. Mahaki wahang asida amuk fat makol tablap na noglai. Aduga khumlai. Hausipo ngang masadaw na jat ki wahang yam hangin nangsi. Aduy nati daloya. Sibo amuk hang nakhidraba. Ha. Sibo amuk kumnakidro sombo wasibo. Yarese. Ado nang nasa kashu tawdrabo. Kashu tawdeda. Ado ngasay college kido kamay torino. Loya madu amuk palakpada masa ado sway lauba horai. Ngay hakti tumin na lay kari sukumde. Daloya tabro. Tai kaidorino ba? Ngasay mi atay na hainabadadi odi chatpay nega hainay. Loya Thajagi wafum aduda tamlage khalamba wafum kaya tamdre. Madugi mahutta khara laithoklage khumlai. Nateda isa soktharakpadagi lektharakpanida. Tasengbati loya college tuda uhaidaba kaya toina mamitu urakpa manada tarakpa aduda nungsit ama thengnarubadagi tawbani. Maru oina Anjalagi saktam manba amadi khonjel manba natraga aki akhang sahum kaya thengnarakba aduda khanghaudana lektharakibani. Madu loinamak mangonda thokliba kaya asi tamduna Thajaga tanagi khanba adusu wa khara thaidokle. Thajana amuk hanglai. Nang chak phajana charaktabairo. Charaktre. Oh. Loya karimta haidre. Tumina leire maso. Ngai haktang tumina leinaraga loyana thamlage haiduna call adu kakre. Aduga thamkre. Pamungda leiramba adudagi hawatlaga iruja thoktuna masa adu fresh oile. Adubu ngasai mangkiba mang adu khangning ningsingtuna walking thokpo oina fresh oiluge haiduna khongna thoklai.
ꯌꯥꯆꯪꯂꯛꯄ ꯃꯇꯝ ꯑꯗꯨ ꯑꯣꯏꯁꯤꯜꯂꯛꯄꯒꯤ ꯃꯍꯩ ꯃꯤꯁꯤꯡꯁꯨ ꯊꯕꯛ ꯆꯠꯊꯣꯛꯅꯔꯨꯕ ꯑꯗꯨ ꯍꯟꯅꯔꯛꯏ꯫ ꯉꯁꯤꯗꯤ ꯃꯁꯥ ꯃꯎ ꯅꯥꯟꯅ ꯌꯥꯝꯅ ꯏꯅꯔꯖꯦꯇꯤꯛ ꯑꯣꯏꯅ ꯊꯣꯛꯂꯛꯄ ꯑꯗꯨꯗ ꯃꯌꯥꯝꯁꯨ ꯐꯂꯞ ꯌꯦꯡꯉꯤ ꯃꯉꯣꯟꯗ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯋꯦꯇꯤꯡ ꯁꯦꯠ ꯕꯁ ꯁ꯭ꯇꯦꯟ ꯑꯗꯨ ꯌꯧꯁꯤꯜꯂꯛꯏ꯫ ꯃꯃꯪꯗ ꯎꯈꯤꯕ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯋꯦꯇꯤꯡ ꯁꯦꯠ ꯑꯗꯨ ꯎꯏ꯫ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯃꯅꯨꯡꯗ ꯍꯥꯏꯐꯦꯠ ꯅꯤꯡꯒꯥꯡ ꯐꯝꯗꯨꯅ ꯃꯃꯪꯗ ꯎꯈꯤꯕ ꯑꯗꯨꯒꯨꯝꯅ ꯃꯐꯝ ꯑꯁꯤ ꯑꯣꯏꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯕꯗꯁꯨ ꯆꯞ ꯃꯥꯟꯅꯅ ꯎꯏ꯫ ꯃꯁꯛ ꯈꯪꯗ꯭ꯔꯕꯤ ꯀꯅꯥ ꯑꯗꯨꯅ ꯃꯅꯤꯡ ꯑꯁꯨꯝ ꯍꯟꯗꯣꯛꯇꯨꯅ ꯁꯣꯔꯣꯛꯂꯣꯝꯗ ꯍꯦꯛ ꯊꯣꯛꯂꯛꯄꯗ ꯕꯁ ꯑꯗꯨꯅ ꯊꯣꯝꯕ ꯑꯗꯨꯁꯨ ꯃꯃꯤꯠꯇ ꯁꯪ ꯎꯔꯛꯂꯤꯉꯩ ꯕꯁ ꯑꯃꯅ ꯍꯣꯔꯟ ꯀꯟꯅ ꯈꯣꯡꯂꯛꯏ꯫ ꯃꯗꯨꯗ ꯂꯣꯌꯥ ꯃꯣꯟꯗ꯭ꯔꯪ ꯑꯃꯗ ꯇꯧꯔꯝꯕꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯕ ꯃꯈꯩ ꯀꯟꯅ ꯆꯣꯡꯉꯤ꯫ ꯕꯁ ꯑꯗꯨꯒꯤ ꯊꯣꯡꯅꯥꯎꯗꯒꯤ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯅ ꯃꯀꯣꯛ ꯂꯤꯊꯣꯔꯛꯑꯒ ꯆꯩꯔꯝꯃꯤ꯫ "ꯏꯕꯣ, ꯅꯪꯅ ꯇꯧꯕ ꯑꯃ ꯏꯉꯥꯎ ꯍꯦꯛ ꯉꯥꯎꯔꯗꯅ ꯂꯝꯕꯤ ꯃꯄꯥꯟꯁꯤꯗ ꯒꯥꯔꯤꯅ ꯊꯣꯝꯗꯅ ꯁꯤꯕ ꯇꯥꯔꯦꯅꯦꯍꯦ!" ꯂꯣꯌꯥ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯃꯍꯥꯛꯅ ꯌꯦꯡꯉꯤꯁꯤꯁꯨ ꯑꯇꯩꯒꯤ ꯅꯠꯇꯦ, ꯕꯁ ꯑꯗꯨ ꯃꯥꯅ ꯅꯨꯡꯇꯤꯒꯤ ꯇꯣꯡꯕ ꯕꯁ ꯑꯗꯨꯅꯤ꯫ ꯃꯃꯪꯗ ꯎꯈꯤꯕ ꯑꯗꯨꯒ ꯈꯨꯗꯛ ꯑꯁꯤꯗ ꯚꯥꯞꯅ ꯁꯥꯒꯠꯂꯨꯕꯗ ꯇꯧꯔꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤꯒ ꯍꯦꯟꯅ ꯆꯤꯡꯅꯍꯜꯂꯦ꯫ ꯃꯃꯪꯗ ꯎꯈꯤꯕ ꯕꯁ ꯑꯗꯨ ꯍꯧꯖꯤꯛꯇ ꯂꯥꯛꯈꯤꯕ ꯕꯁ ꯑꯗꯨ ꯑꯣꯏꯔꯕ ꯖꯥꯠꯂꯥ ꯍꯥꯏꯅ ꯐꯥꯎꯕ ꯃꯊꯟꯇ ꯄꯪꯈꯟꯗ ꯈꯟꯖꯤꯜꯂꯦ꯫ ꯑꯗꯨꯕꯨ ꯃꯃꯪꯗ ꯃꯍꯥꯛꯅ ꯁ꯭ꯀ꯭ꯔꯨ ꯗ꯭ꯔꯥꯏꯚꯔ ꯄꯥꯏꯗꯨꯅ ꯐꯤꯃꯟ ꯑꯃ ꯄꯥꯏꯗꯨꯅ ꯃꯁꯛ ꯈꯪꯗꯕ ꯅꯨꯄꯤ ꯑꯃꯕꯨ ꯑꯗꯨꯝꯅ ꯑꯀꯤ ꯑꯈꯪ ꯃꯁꯥꯃꯛꯅ ꯇꯧꯔꯒ ꯀꯔꯝꯅ ꯃꯊ꯭ꯋꯥꯏ ꯂꯧꯔꯤꯕꯅꯣ ꯍꯥꯏꯕꯁꯤꯗꯤ ꯈꯟꯐꯝ ꯈꯪꯗ꯭ꯔꯦ꯫ ꯃꯔꯤ ꯃꯈꯣꯡ ꯑꯃꯇ ꯁꯝꯅꯗ꯭ꯔꯕ ꯋꯥꯈꯜ ꯑꯁꯤ ꯈꯟꯅ ꯌꯨꯝꯂꯣꯝꯗ ꯑꯃꯨꯛ ꯂꯥꯛꯂꯦ꯫ ꯃꯍꯥꯛꯅ ꯆꯪꯈ꯭ꯔꯕ ꯃꯇꯨꯡꯗ ꯕꯁ ꯑꯗꯨꯒꯤ ꯃꯅꯨꯡꯗꯨꯗ ꯍꯦꯟꯗꯜꯃꯦꯟ ꯑꯗꯨꯒ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯍꯦꯟꯗꯜꯃꯦꯟ ꯑꯗꯨꯅ ꯍꯥꯏꯔꯛꯏ, "ꯑꯁꯤ ꯅꯨꯄꯥꯁꯤꯅ ꯈꯪꯉꯖꯥꯠꯂꯣ? ꯈꯪꯉꯣꯏꯍꯦ ꯅꯪꯁꯨ, ꯅꯠꯇ꯭ꯔꯒ ꯆꯤꯡꯅꯔꯤꯖꯥꯠꯂꯣ? ꯍꯩꯃꯥ, ꯀꯩꯁꯨ ꯈꯜꯂꯣꯏꯃꯦ, ꯑꯩꯗꯤ ꯁꯨꯝ ꯄꯥꯈꯠꯂꯦ ꯃꯥꯅꯒ ꯁꯨꯃꯥꯏꯅ ꯂꯩꯔꯝꯕꯁꯤꯗ." ꯗ꯭ꯔꯥꯏꯚꯔ ꯑꯗꯨ ꯃꯨꯟꯅ ꯈꯜꯂꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯑꯩꯁꯨ ꯑꯗꯨ ꯈꯜꯂꯝꯃꯤꯅꯤ꯫ ꯉꯁꯤ ꯃꯥꯅ ꯋꯦꯇꯤꯡ ꯁꯦꯠ ꯑꯁꯤꯗ ꯂꯩꯔꯝꯃꯤꯁꯤ, ꯑꯗꯨꯁꯨ ꯃꯃꯥꯏ ꯃꯃꯤꯠꯇꯨ ꯏꯉꯥꯎ ꯉꯥꯎꯏ." ꯍꯦꯟꯗꯜꯃꯦꯟꯅ, "ꯑꯩ ꯌꯥꯗ꯭ꯔꯦꯗ, ꯄꯪꯀꯤꯗ ꯀꯤꯔꯦ꯫ ꯃꯪꯗꯅ ꯃꯔꯣꯜ ꯑꯃ, ꯅꯨꯄꯤꯗꯨꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯝꯃꯤ, ꯇꯥꯏꯕꯪꯁꯤꯗꯅ ꯃꯔꯣꯜ ꯑꯃ." ꯗ꯭ꯔꯥꯏꯚꯔꯅ, "ꯌꯥꯔꯦ ꯇꯣ, ꯅꯪꯒꯤ ꯑꯗꯨꯃꯥꯏꯅ ꯅꯁꯥ ꯅꯇꯣꯝꯇ ꯍꯨꯔꯥꯟꯕꯗꯣ ꯑꯩꯅꯦꯅ ꯀꯣꯏꯂꯥꯎ ꯂꯥꯎꯕꯒꯤ ꯐꯤꯕꯝꯗꯣ ꯃꯗꯨ ꯇꯧꯔꯛꯀꯅꯣ ꯍꯥꯏꯕꯅꯦ꯫ ꯅꯇꯣꯝꯇ ꯑꯣꯏꯔꯗꯤ ꯐꯩ, ꯑꯩꯁꯨ ꯌꯥꯎꯔꯤꯗꯅ꯫ ꯍꯧꯖꯤꯛ ꯅꯪ ꯑꯩꯉꯣꯟꯗꯒꯤ ꯅꯠꯇꯅ ꯀꯅꯥꯝꯇꯅ ꯂꯪꯂꯥ ꯂꯪꯖꯤꯟ ꯐꯪꯕ ꯉꯝꯗꯧ ꯅꯠꯇꯦ꯫ ꯍꯧꯖꯤꯛ ꯂꯩꯔꯝꯃꯤꯕ ꯅꯨꯄꯥꯗꯨꯁꯨꯅꯦ, ꯁꯨꯝ ꯂꯥꯛꯑꯝꯕ ꯑꯣꯏꯔꯝꯅꯤ꯫ ꯑꯗꯨꯗ ꯏꯕꯥꯅꯤꯅ ꯚꯥꯞꯅ ꯄꯪꯁꯥꯗ ꯁꯥꯒꯠꯄ ꯍꯧꯅꯗꯦ." ꯑꯁꯨꯝꯅ ꯈꯔ ꯆꯩꯁꯤꯟꯅꯔꯒ ꯊꯦꯝꯖꯤꯜꯂꯛꯏ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯍꯦꯟꯅ ꯑꯀꯤꯕ ꯄꯣꯛꯂꯤꯕꯅꯤ꯫ ꯀꯤꯗꯕ ꯁꯥꯗꯨꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯆꯩꯔꯤꯕꯅꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯅꯨꯄꯤ ꯑꯃꯒꯤ ꯃꯊ꯭ꯋꯥꯏꯅꯗꯤ ꯕꯁ ꯃꯅꯨꯡꯗ ꯇꯣꯡꯗꯨꯅ ꯕꯁ ꯁ꯭ꯇꯦꯟꯗ ꯑꯃꯨꯛꯁꯨ ꯂꯩꯗꯨꯅ ꯃꯈꯣꯏꯕꯨ ꯀꯣꯏꯏꯟ ꯏꯟꯅꯔꯤ ꯍꯥꯏꯕꯁꯤ ꯀꯅꯥꯁꯨ ꯈꯪꯕ ꯅꯠꯇꯦ꯫ ꯑꯟꯖꯂꯤ ꯃꯥꯡꯈꯤꯕ ꯃꯈꯨꯔꯥ ꯑꯃꯒꯤ ꯃꯌꯨꯝꯁꯨ ꯁꯣ ꯂꯣꯟꯁꯤꯜꯂꯝꯗꯨꯅ ꯆꯠꯈꯤꯕ ꯑꯗꯨꯒ ꯗ꯭ꯔꯥꯏꯚꯔ ꯑꯃꯗꯤ ꯍꯦꯟꯗꯜꯃꯦꯟꯅ ꯅꯨꯄꯤ ꯑꯃꯕꯨ ꯈꯨꯗꯨꯝ ꯆꯟꯗꯨꯅ ꯍꯥꯠꯇꯣꯛꯈꯤꯕ ꯍꯥꯏꯔꯤꯕ ꯑꯍꯨꯝꯁꯤꯒꯤ ꯊꯧꯗꯣꯛ ꯑꯁꯤ ꯂꯣꯏꯅꯃꯛ ꯃꯔꯤ ꯂꯩꯅꯔꯝꯒꯗ꯭ꯔꯥ ꯍꯥꯏꯕꯁꯤ ꯀꯅꯥꯅꯁꯨ ꯈꯪꯕ ꯅꯠꯇꯦ꯫ ꯄꯨꯝꯅꯃꯛ ꯏꯁꯣꯔꯒꯤ ꯊꯧꯁꯤꯟ ꯑꯣꯏꯈꯤꯕꯅꯤ꯫ ꯗ꯭ꯔꯥꯏꯚꯔ ꯑꯃꯁꯨꯡ ꯍꯦꯟꯗꯜꯃꯦꯟ ꯑꯗꯨ ꯉꯁꯤꯗꯤ ꯋꯥꯈꯜ ꯑꯃꯃꯝꯗ ꯂꯣꯏꯅ ꯂꯩꯅꯈ꯭ꯔꯦ꯫ ꯈꯔ ꯍꯦꯟꯅ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯅꯗꯤ ꯑꯍꯟꯅꯤ ꯁꯥꯔꯗꯨꯅ ꯀꯤꯗꯅꯕ ꯍꯦꯟꯗꯜꯃꯦꯟ ꯑꯗꯨꯗ ꯋꯥꯈꯜ ꯆꯥꯎꯊꯣꯔꯛꯅꯕ ꯀꯤꯔꯤ ꯄꯪꯍꯥꯏꯗ ꯍꯥꯏꯖꯤꯜꯂꯤ꯫ ꯑꯗꯨꯕꯨ ꯃꯥꯁꯨ ꯃꯅꯨꯡꯗꯗꯤ ꯀꯤꯔꯤ ꯄꯣꯠꯅꯤ꯫ ꯃꯥꯁꯨ ꯀꯤ ꯍꯥꯏꯕꯁꯤ ꯎꯠꯊꯣꯛꯎꯔꯗꯤ ꯑꯉꯥꯡ ꯃꯃꯥꯡꯗ ꯐꯖꯔꯔꯣꯏ, ꯑꯗꯨꯒ ꯆꯤꯟꯗꯨꯡ ꯏꯜꯂꯤ ꯍꯥꯏꯗꯨ ꯇꯥꯈꯤꯗ꯭ꯔꯅ ꯎꯠꯊꯣꯛꯇꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯥꯁꯨ ꯄꯪꯄꯥꯗ ꯄꯥꯈꯠꯂ ꯃꯥꯜꯂꯦ꯫ ꯄꯥꯈꯠꯄ ꯈꯔ ꯐꯅꯅꯕ ꯑꯉꯥꯡ ꯅꯍꯥ ꯑꯗꯨꯗ ꯌꯨ ꯊꯛꯁꯤ ꯍꯥꯏꯗꯨꯅ ꯍꯧꯏ꯫ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯅ, ꯏꯅꯥꯎ ꯏꯕꯨꯡꯉꯣ, ꯉꯁꯤꯗꯤ ꯍꯤꯗꯥꯛ ꯈꯔ ꯄꯥꯏꯁꯤꯅꯦ." ꯃꯍꯥꯛꯀꯤ ꯋꯥꯍꯩ ꯑꯗꯨꯗ ꯍꯦꯟꯗꯜꯃꯦꯟ ꯑꯗꯨꯗꯤ ꯉꯛꯂꯦ꯫ ꯑꯗꯨꯒ ꯍꯦꯟꯗꯜꯃꯦꯟ ꯑꯗꯨꯅ ꯈꯨꯝꯂꯛꯏ, "ꯀꯔꯤꯅꯣ, ꯀꯨꯏꯅ ꯇꯣꯛꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯛꯎꯔꯀꯥꯟꯁꯤꯗ ꯑꯃꯨꯛ ꯄꯥꯏꯁꯤ ꯍꯥꯏꯔꯛꯏꯁꯤꯅ?" ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯅ, "ꯑꯩꯅ ꯍꯥꯏꯈꯤꯕꯗꯨꯗꯤ ꯄꯨꯡꯇꯣꯛ ꯇꯣꯛꯑꯁꯤ ꯍꯥꯏꯕꯗꯤ ꯅꯠꯇꯦꯗꯅ, ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯊꯛꯇꯣꯛꯄ ꯌꯥꯏ ꯀꯩꯅꯣ." ꯍꯦꯟꯗꯜꯃꯦꯟꯅ, "ꯑꯗꯨꯒꯤ ꯋꯥꯗꯤ ꯌꯥꯏꯗ." ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯅ, "ꯑꯗꯨꯅꯤ ꯅꯌꯥꯝꯕꯅ ꯍꯥꯏꯔꯤꯁꯦ, ꯈꯔꯁꯨ ꯌꯥꯎ." ꯍꯦꯟꯗꯜꯃꯦꯟꯅ, "ꯌꯥꯔꯒ ꯑꯗꯨꯝ ꯂꯥꯛꯄꯩ ꯅꯠꯇ꯭ꯔꯣ ꯉꯁꯤ ꯍꯨꯃꯥꯡ ꯃꯄꯤ ꯀꯥꯔꯤꯁꯦ?" ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯅ, "ꯍꯩ, ꯑꯗꯨꯝꯕ ꯋꯥꯗꯣ ꯗꯣꯡ ꯍꯥꯏꯅꯣ." ꯍꯦꯟꯗꯜꯃꯦꯟꯅ, "ꯀꯩꯅꯣ, ꯑꯩꯗꯤ ꯍꯨꯃꯥꯡ ꯃꯄꯤ ꯀꯥꯕ ꯈꯛꯅꯤ ꯍꯥꯏꯔꯤꯁꯦ, ꯅꯪꯅ ꯍꯦꯟꯅ ꯑꯇꯥꯛ ꯑꯐꯣꯡꯅꯔꯦ." "ꯏꯍꯦ, ꯑꯩꯅ ꯁꯣꯏꯔꯕ꯭ꯔꯥ?" ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯐꯥꯒꯤ ꯑꯃꯨꯛ ꯇꯧꯅꯔꯒ ꯂꯥꯛꯏ꯫ ꯑꯗꯨꯒ ꯃꯈꯣꯏꯅ ꯍꯦꯛ ꯊꯛꯄ ꯕꯦꯟꯗꯔ ꯑꯗꯨꯗ ꯆꯪꯗꯨꯅ ꯌꯨ ꯊꯛꯅꯅꯕ ꯁꯦꯝ ꯁꯥꯅꯩ꯫ ꯉꯁꯤꯗꯤ ꯗ꯭ꯔꯥꯏꯚꯔ ꯑꯁꯤ ꯇꯁꯦꯡꯅ ꯀꯤꯁꯜꯂꯛꯂꯕꯅꯤ꯫ ꯑꯀꯤꯕ ꯑꯗꯨ ꯐꯅꯅꯕꯅꯤ ꯍꯥꯏꯗꯨꯅ ꯌꯨꯁꯨ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯊꯛꯆꯤꯜꯂꯦ꯫ ꯑꯗꯨꯝꯅ ꯇꯧꯔꯤꯉꯩ
Nisa saringai matamsu thengdokre. Kona thangdadi driver asi masa normal tadre. Lakminaribana ha handleman asidi thoina nisa pamte. Aduna mana namdana tawraga mayum hannaba sille. Makhoi anina hek thorakpa activa adu inthoraktuna tungduda ngamboi ngamdaboi tawraga namdana driver adu tonghalle. Aduga mana thoraga mayum tamna lai. Asum lakpada hainaba mafam bus stand adu yoksilakpa kandadi masadu kirum tawi. Misu itak taknaba mafam oibasida amukka suhena nungai handre. Kudak asida mamangda thokiba thogdok adu mamitta sang uri. Tha amarongi mamangda michik mirau khol takidaba numidang amada mafam asida driver amadi mahakka punna chathakiba thabak adu ngasi sumit mangda sang launa thoklare. Bus stand mapa adu kiraduna yamna thuna lanthok-sira haiduna khale. Bus stand mapa adu kiraduna yamna thuna lanthok-sira haiduna khale. Adubu amuksu handleman aduna henna gari adu control ngamhogdaduna khudong thiradi haiduna tapna sum thori. Mapa adu hek yoramdaida haukiba wari adu loinamak ningsinglai. Matam adu nong thili taba manung oi. Makhoi su hanagumna bus adu adum chele. Adubu ngasidi mi su khara chele. Chelingai mathak asida college adudagi Loya amasung Anjali thoglaki. Aduga bus aduda punna tongkhatki. Loya di nisagi mondrangda leibanina kana bus da kakat minarei haibu fauba amatta khangde. Adugi sumathakta Anjali lona tumina laptakna inaduna kakhalakpani. Loya di mamang wairapna phami. Aduga Anjali maning ithang thangba adwaida phami. Anjali mamai adu imak maksili. Masa mausu thindokpa mali. Nena tana leiba udi. Madusu mayumda mapa aduna phubagi oiribani. Mapagi miyot minay adu khangba ngamdraduna mayum thadokduna mamagi mayumda Loyagi mateng lawduna leirurage khanna thoklakpani. Adubu amuksu Loyada wafam asi hawdokduna mateng hangadabasu ikairaduna Loya khangandana maning aduda tonglakibani. Lam laplasu lapna Loyagi matungda inaraga mamagi manak tamna chatlage haibasi mahakna chap yungna khalibani. Mahaki mama adu Loya hoigi lekai aduda lei haibasi mahakti hana khanglabani. Maduna maram oiraga arapa mafam asida laklibani. Asigumna pukning wakal sonthana leiba matam asida phatraba misingi khudong chafam lawba haibadu oire. Handleman aduna bara khomba lakpa aduda asumna wari sarai. Handleman kada yogadabano? Lamla yogadabani. Kaino ne nasana chatoriba mafam sibawwa mafam kaurero. Manak akoibada phaminariba mising adusu makhoida phalap yenglai. Maduda hai singna amuk semdorai. Handleman aduna phagi tawnida ehak noksena. Handleman aduna asumna usit thoidaba mongda hairamduna chatkre. Aduga amuk Loyagi manakta yoksilai. Oi bara Loya mamit adu uirum bara adu lokthokduna pi. Masimi bera ama nungtigi mangbu entawradana. Asi haiduna bara khomlaga chatkre. Driver adugi manak yoraga asumna makhoi anidu wari sanai. Handleman adun harai. Yamba masidi dawu yadubu male. Kaidoragene? As maningda nupi masak phajaba am tongawi. Ha kayam phajagene? As phajaba hairuradi kaida hairurani. Ai sumaina phajaba amukta udre. Kaya amuk phajarajanone. Nangna namit nana langthokpa makai aingonda tamisibo wathi tawno. Wathi nate asengbaine. Ai pame hajilasira khangde. Kaidaini haige mabo lamlai pale. Adu kaidoraba? Mana lamlai hairisi nahangai amuktasu sida tongba nate. Aduga magi khwaido khangai habagi mongni. Magi si lamlai da mari mata gumba ama leibi lai jalo. Driver aduna oiram taredana nahangai tongdabanina. Natragana masidagi college kaba haubu oi jalo. Angauba masika kaba orasu nahangai lamlai faurga chalise nongmata ubro. Adudi leisabinina lambida koithok thoaga leiba hona dedana. Ho nangna yamna charangnaragana sangsilaga hanguro he yaro he kaideno mi maraksida. Adune adu sarok
Horen kumamdayda ngairo. Adugo mafamduda hangawgera karinom tawro. Aduna farani. Ado asinu pasisu lamlai din natro. Mani. Mangonda hangsiro. Apang sidi maga khangnaba koinabago oiramadi farak taroidro. Machan machiga amu oiramo nang siroidro. Adusu chumini. Asi hairaga loyada yenglai. Handleman aduna masaksisu adum mangaga leiradana. Asi hainaduna bus adu sum thorakpana lamlai yoksilakre. Misu matang sum kumtha hongnoduna haujikti loya amadi Anjali yauraga mi taruk taret mukta ngaire. Loya di hanagi matogum masa adu mondrang amada adumak tauri. Tungdana Anjali ningsa sor chaning tana hondana thawai wana famni. Mahakna hena pakhalibasi numit leitharakba numitna chingya tamna leithakiba asidani. Tengjin krabadi hena nungsa thigadra khanduna masana pakhatjabani. Hena tengjin krabasisu loya ngaibada thengkibani. Loya yaurabadi lam laplabasu lapna ngakpi senbigani khanna thenglabasu thengna innajarakbani. Adum oinamak loya ga tanaraga mahaki mamagi manakta lakadaba si hena ikairibasisu thawdok amana ohenkibani. Anjalgi mawong matawda magi wangang sangangda loyana mahakpu jingnaki. Maduna maram oiraga noong loyana. Anjali, nang na ingon na karibu wakaldo. Kitang pajamande. Ay na nungon da sumayin harise. Bahab na sajalaga hekta haiba nati. Ay sunungsi pumasakagi. Tajabo inanungsi. Mangonda inanungsi bu fauriba sigumna. Nang na ingon da fauriba do. Ay na iray-lay na uwi. Adubo nang inungsi ba do. Ay na respect uwi. Respect uwi haiba sidagi henba. Wadi hayin gano. Haujik nang amadi taja luna tinaribani. Karigmo nangi wakaldo thajana khanglabadi kari oini. Hai lera thang leita. Thang lera hai leita haido. Soidana takani. Aduna nang aigi wakaldo thadokpiyo. Hongdokpa muk ngamdrabasu nangi naung na tawdo khara semdoko. Maduna aikoi ahungi khwaidagi laibu fabu oigani. Asumna direct masamakta hairamba sida ngasi fawbu mahakna loyada hangan yengwa ngamkidabani. Wakalsing asi khalingai mamittagi mapi fawbu sintharai. Aduga amuksu bus adu makhoigi jaga yauduna khamle. Loya hogatuna kumthagi tawba matau adu ubada mahaksu prap kumthanaba semsai. Maduda handleman aduna bus kumthafam aduwaida leisinduna Anjali bungai. Handlemana yauraba kumagairo Anjali karimta khumdana mamittamak yengi. Tanja adusu nong khara mangli tawbanina mahai mayum yaunana bukumthanai. Anambana tonglamliba miyam adu aduwaidagi oirami. Adubo ikhang khangawdana nong khalakba aduda mayamdu khangi. Madugi kudong saba adu lauraga handleman aduna Anjali da khangba saduna pasilai. Khudakta amuk yamna chamba saba mongda handleman aduna hari. Sorry. Saunu ko isan soikre. Mahaki isam chamba manba adudadi amuksu hek Anjali iphafana khandui. Asum tawringai loyadi kumthaduna chatpa haukre. Mahaksu sorok adu lanthokduna loyabu innanaba tawi. Adubu nong adusu tili taba horai. Nong amuk tasala adi bera karani haiduna ikairabasu ikaina loyabu kawi. Loya tunglomda mabu kanano mana kaure haibadu khangluduna mamai adu onthorai. Adubu kanasu leiramde. Bhabna oira malai khanduna adum chatkre. Anjali kaubadi kauthore. Adubo amuksu hek ikairakduna gulmohor pambi amagi marumda changduna lotpani. Maduna maram oiraga loyanasu khangdabani. Nong khajik kansilakpadagi manak aduda leiriba waiting set aduda Anjali changsili. Aduga loyadu adumak mayum tamna chatkre. Haige khalsu haingamda manak sangsinduna wahai ama fawba haiba ngamdraba Anjali hena loyana mami sami tamkiba aduda yengduna lehawi. Yachangba matam oibaga nongsu mangduna tabaga amamba oisilakle. Numidang haibadu khonglei thuna yoksilakla male. Pumam mamsinkre. Anjali di mahak kamdongna mamagi manak yogani khanbada amambagi akibaga leikidre. Nonglak aduda masagi lanai gari tamak cheli. Nong chotli haiduna waiting set aduda thupke changlakadaba misu amata yawbu udi. Aduna Anjali kanamtada wari saduna hangpham leitre. Nong hangbasi ngairagi khale. Asumna wakal kaya khanna leiringai nong mamit
amuk khaklakpa adudadi khangprek khangi karimta kiramdaba adu amuksu hek kirai adubu lambida mi atopa gari khajik thori haibisi khanduna masa mathanta akiba adu phathajana hotnarabasu karamnadi yagani nupi amana lamhang asida amamba matamda mathanta leibasida ngasai kai khangbu khanglude mahakna leirisi mongfam amagi manaktani haibase nong mamit khalkba asida amuksu urakle matam asidadi mahak hena kirakle bhapna saraga uhaidaba kaya ui tahaidaba kaya tai haibagumna akoibada leng watpagi makol tawa faw kisilakle wari uriba kaya adusu kari oriboi ningduna yamna kire adubu nonglaknina matau karamnadi mafam adu thadoktan chatkani upai leitraba kobonina kirabasukina nong hangde fawbadi mafam asida leirage khana famduna leiri tancha asida activa ama miyoi ani tongba ama waiting set adu tamna thujilai mapa aduda phat khamduna makhoi ani parbrap kumtharaga gari adu waiting set aduda singkhalai madu ubada Anjali di pungak ngakre changlak lebana pa ani du masa mau taithoknaga Anjali da yinglai aduga hairi amana isan nang oire hoju phawa nang changdribo kaidorage thinbina moro konjel adu tabada Anjali khangle madudi changlak libasi ngasagi bus adugi handleman amasung driver aduni haibase maduda mahakna tapna nokphet tawraga khumlai yaranida nong hangba ngairambani saten su yaur audraba driver adun hairi adu boba thengsu thenge yumda gadi paw haikrabo yum hek palakpa matam asidadi Anjali humang mapi karai adubu khara semdok sajen tawraga khumlai haikre thoklaklani adubu hai singlaba driver amadi handleman adu Anjali gi matau adu irai laina khangle asuk koina nong surakpa asi fawada asumna leramba haibasi kainomadi tawre haibasi khangle madugi kudong saba adu lauragi khanduna makhoi anegi lila horakle handlemana isanangbu swaide natro mane driver na adu waradi fare wari sumsase nang sukiramni aduga nabung aikhoina nang kitana basangbige adu nangbu nahangai swaidadi udena Anjali handakti leiduna kumpam thirabasu kumpam leirak oidore aduna amuksu asengba kayasi haidoklasira khali adubo haido uraga makhoidi nupani tawgeta ngambani aduna mahakpo naihet pikhidra kiduna khanjari ngai driver aduna makha tari tu akhoi gari sisu aribani activa thainagi apatpadune asipau sinba ngamde thaboknena nonglaksida cholasu na yong na thaukrage haibasu amuk he gari asi makhol thoknalena nong tupoina mafam asida jangla isini matang aduda Anjali phone adu puthokhtuna pung yengi madu ubade handleman adusu mahaki phone puthorai aduga gari aduga manakta sangkhiduna toolbox tagi phi phattaba jalon aduga screwdriver amaga puthorai maduda driver aduna amuk suhari apangba nang sipangi dai screwdriver aduna bukadukduno puthorake hargana khulai nonam puthoro aduga yengasidana handleman aduna sum yengsina tobune hausik pomo gari se engine thangdaraga semkidro sem tabanidra gari du nungaitradi as amamba sida semdoiba asumna harakpa sida driver adu koyengi aduga Anjali da hari isan lana khanugo nang phondo ngayak to waige flashlight amuk ta thange aduga gari se amuk ta kai da yadabanu yengi maduda ipang pangna handleman aduna khumdora ai su phone yaurisidi driver aduna ingit ama tawduna adusu amu semdokle nangbu ngasai mayam yaudre haibadaine maduda handleman adu gyan tare mahaksu driver aduna silibal along adu khangladuna mating pangsilai adu budi ngahak leiradi o phokta khidong male driver aduna aduneba se pirose asi haiduna Anjali aduna hoi mai fawa haidringai phone adu tap loki Anjali tingak ani duna tawriba adu yengduna lei handleman aduna gari adu semhali aduga somdra driver aduna mai thanduna phamli mahaki manaktana Anjali adu tumina wa ama fawa haidum makai phamli amuksu nong mamit khalkpa sida Anjali tawfam khangdre jingnaba kayana khudum chankre
खर चेलंब गारीसिंग अदुसु लोइनमक लेमनखिबगा चप मानखरे कनासु उद्रब मफम असिदा अमंबा अथेंगबदा सजी अमा सहिंग चाबा कई अनिगी खयाता ताबा हाइबदु ओइदौरब माले फिबम असे अमंबा हाइबसिदबु मियोइबा अखोइदे हेंदोरक्तुना सांगा फावबा कीनब मतमनी पुक्सेल खर चाउथोकनबा वखल खर चाउथोकबा हाइगनबा नुपा ओइबसिंगसु अमंबा हाइबसिबु ओइरबदी अकीबा अदुम पोकनरिबनी अदुबु कीदब सादुना अकीबा हाइबसि इंथोक्तुना थम्बगी वानी पुमनमक असि नुपी ओइबसिंगददी हेन अवाबा म ओइरबनी तुसोन मानसोनबा अकी तुजुंगबा पाखत चावबा पुमनमक असि नुपीगी मफमददी अदुमक लोइनदुना मिकुक खुदिंग चटमिनै हाइबा फावबा याई मसिगी मथक्ता अखोइ मणिपुरी समाज असिदना खर खित हेले अमंबा अथेंगबदा नुपी अमत मपान थोकनदे खितंग थेंगना युमदा हंजलक्तब फावबा मिटेंग अमत इसुम चुमनदे वाखल अमत फना खन्नदे मचिंददी हाइनी नुपी नुपा अमतनी चप मानै अदुबो वाहिगी वाखक ओइब्रा हाइबसि अदुमक हंगनिंगी नुपा ओइबसिंगना ngaihaki apamba sauningba ngamme haibagi matagum nupi singbu nahetpiba tuhatpiba haibasi toina thokpa wani asonba pundunu thamba jiba amada akan saba haibadumakni haiba yai adumakpo pomnamak asi loinamak chumbadi nate masigi ona tainaba mayamasu leiri adubo makhoidudi mising yamdaba haibadu oibanina kananasu sakhangna अखोई सिंह अदुगी मरक्ता ngasidi अंजलि करंबा मखलगी नुजा ओइगदौरिबनो मबुक लामलबा कई ओइगदौरिबरा ड्राइवर अमदी हैंडलमैन पुमनमक असि ईश्वरगी नोंदम ओइरबसु मियोइबगी खुदी थिफमसि नातै चाद्रबदी थवाई फबो मांगे हाइबदुनी अंजलि अमुक हेन किरकलिबसि ड्राइवर अदुगी मतौ अदुदनी ड्राइवर अदु माहकी मना खर नक्सिना फमजलई मसा अदुना महाकपु सोकनब होनब मानब मतौ अदुदा हैनदबनदि लोइरबनी इखंग खंगौदना मखुट अदुना पाइरंब फोन अदुसु मखादा ताख्रे मखादा ताकिब फोन अदु मई अमत ngalaktre मदुद ड्राइवर अदुना हरि ए कमदौनी फोन सिदि याद्र मालेने मुरखरे इसन से अमुक्ति येंगो नंगी फोनिना नंगना खंगमने अंजलि फोन अदु लौरगी येंगी अदुबो तसेंगना याखिदब ओइरमले मतम अदुदा कई अनि असिदी हेन हराव हाइबदु ओइरे हैंडलमैन अदुसु गाड़ी सेमनबा अदुदगी हगुलक्तुना अंजलिगी नाकल अमद फमी अंजलि स्वाई हेक लावी कीना कीना हंदक्ति मखोल थोकना वांगांग लई कैदोरगे इबु हैंडलमैन मयावदबसिदा असि हाइदुना लेरिङै ड्राइवर अदुना अंजलिगी मनंगंद तपना पारई मदुदा अंजलि खंप्रेक खंदुना फुक हौगली अदुगा साउना हरि कैनो नोइ तौरिसे अशुंगा साइदगी येंग यावना येंगने नोगिसे आइबु सित्रिरो असुमना हाइरबसु खरा अहल ओइबा ड्राइवर असिदी पाउखुम अमत वाते करिनोने इसन नंगना किरनेना अखोइना संबिरगा अदुमाइना लाना खलिदुबु करिनो अंजलि साउबो फत्रे साउना साउना नुपा अनिदुबु चैबा होरई यारे नखोइगी तात आई लोइ खांगे आइसिबु पंगा यारनी खनब्रा नखोइ अनिना हंदक मुक्ति ड्राइवर यामना तपना खुमलकपा अदुदा अंजलि खितंग साउबा हंथब माले ड्राइवर ना इसन नंग अदुना सोहाइनो यामना लाना सो अखुबु उगनो तसेंबदी तांजा असिनसु नंगना लाना उहनबनी अयुक नुंथिलगी मतम ओइरमदी नंग सि यौनसु अखोइदा लाना खलमलोय अमंबु ओइबसिदा नंगना अखोइबु कीबा सोइदना ओइरमगनी अदो अमंबना नंगबु किहनबनी अदो अखोइना दिनतेको महाकी असुगुंबा हई सिंगबो हई असिदा खरदी पंगथगे तवी अदुबो पाक हेक यादे अंजलि नारी अदुगा करिगी अइगी हक्चांग सोके तौरिनो ड्राइवर ना इहे अदुसु नंग लान खनगनो अइदी इचल अमनेना किरमगद्रा न तौबनी अदु नंगना हेना अदुमाइना तौबदो अइबु हेक सिंगनबदुदा अइसु नुवाइदे होय तौबबुदी नुपीगी हक्चांगदा अतोबु नुपा अमना सोकपा पाइबा हाइबसि समाज असिगी वांगमगी थाबकनी अदु येंगुने मबुंग अमना मचल अमदा सोकपा थेंगबदी थोइना काइनदेदना होय फरे अदु नंगना यामना चिंगनरदी कीरदी कैसु काइदेदा असि हाइदुना यामना लांजदब सादुना हाइरकपा असिददी अंजलि वा अमत ngang ओंथोक्तुना लेप्तुना लई अमुकसु खले सोइदना थेंगलकपा ओइरमगनी हाइना अदुबो पांगल सोले हाइदुना सजी अमबु नमदुना फाबा यारबसु सजीगी पुकनिंग वाखल सोंथदुना इराई लाइना फागे खलिबनी मखोई अनि तुंगदा ड्राइवर अदुना हैंडलमैन अदुदा इंगित तौई
ꯃꯗꯨꯒꯤ ꯏꯪꯒꯤꯠ ꯑꯗꯨ ꯈꯪꯂꯗꯨꯅ ꯍꯦꯟꯗꯜꯃꯦꯟ ꯑꯗꯨ ꯇꯞꯅ ꯍꯧꯒꯠꯂꯤ ꯑꯗꯨꯒ ꯇꯨꯡ ꯑꯣꯟꯊꯣꯛꯇꯨꯅ ꯂꯦꯞꯂꯤꯕ ꯑꯟꯖꯂꯤꯕꯨ ꯇꯨꯡꯗꯒꯤ ꯀꯣꯟꯁꯤꯜꯂꯤ ꯃꯇꯝ ꯑꯗꯨꯗ ꯑꯟꯖꯂꯤ ꯀꯣꯛꯇꯒꯤ ꯇꯣꯟ ꯐꯥꯎꯕ ꯇꯨ ꯆꯨꯡꯈꯤꯕ ꯈꯪꯍꯧꯗꯦ ꯂꯥꯎꯒꯦ ꯇꯧꯕ ꯑꯗꯨꯁꯨ ꯃꯈꯨꯠ ꯅꯥꯝꯃꯅ ꯃꯆꯤꯟ ꯑꯗꯨ ꯃꯦꯟꯁꯤꯜꯂꯛꯄꯗꯒꯤ ꯂꯥꯎꯕ ꯌꯥꯗ꯭ꯔꯦ ꯃꯍꯥꯛꯀꯤ ꯃꯅꯥꯀꯣꯡ ꯃꯌꯥ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯦꯟꯗꯜꯃꯦꯟ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯂꯥꯎꯒꯅꯨ ꯂꯥꯎꯔꯁꯨ ꯀꯅꯥꯝꯇꯅ ꯇꯥꯔꯣꯏ ꯅꯪꯁꯤ ꯉꯁꯥꯏ ꯑꯩꯅ ꯑꯍꯥꯟꯕ ꯎꯕ ꯃꯇꯝꯗ ꯅꯨꯡꯁꯤꯔꯨꯔꯦ ꯑꯗꯨꯅ ꯅꯪꯁꯤ ꯑꯩꯒꯤ ꯑꯣꯏꯖꯔꯒꯦ ꯃꯁꯤꯗ ꯅꯁꯥꯅ ꯌꯥꯔꯕꯗꯤ ꯅꯪ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯑꯗꯨꯒ ꯌꯥꯗ꯭ꯔꯕꯗꯤ ꯅꯝꯗꯨꯅ ꯅꯪꯕꯨ ꯑꯩꯒꯤ ꯑꯗꯨꯝ ꯑꯣꯏꯒꯅꯤ ꯑꯗꯨꯅ ꯃꯨꯟꯅ ꯈꯜꯂꯣ ꯅꯁꯥꯅ ꯌꯥꯅ ꯑꯩꯒꯤ ꯑꯣꯏꯔꯒꯦ ꯍꯥꯏꯕꯁꯤꯗ ꯌꯥꯒꯦ ꯍꯥꯏꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯅꯝꯐꯨꯗ ꯑꯩꯅ ꯅꯪꯕꯨ ꯑꯩꯒꯤ ꯑꯣꯏꯕ ꯍꯥꯏꯕꯁꯤꯗ ꯌꯥꯒꯦ ꯍꯥꯏꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯞꯅ ꯊꯥꯗꯣꯛꯏ ꯑꯟꯖꯂꯤ ꯍꯦꯟꯗꯜꯃꯦꯟ ꯑꯗꯨꯕꯨ ꯈꯥꯡꯏꯟ ꯏꯟꯊꯣꯔꯛꯏ ꯑꯗꯨꯒ ꯀꯞꯅ ꯀꯞꯅ ꯍꯥꯏꯔꯛꯏ ꯑꯃꯝꯕ ꯃꯔꯛꯁꯤꯗ ꯑꯀꯤꯕ ꯐꯔꯅꯤ ꯏꯄꯨꯡꯒꯨꯝꯂꯕ ꯅꯣꯏ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯄꯨꯛꯅꯤꯡ ꯆꯝꯊꯣꯛꯂꯨꯕꯅꯤ ꯑꯗꯨꯒ ꯑꯩꯕꯨ ꯅꯈꯣꯏꯅ ꯇꯧꯅꯤꯡꯕꯗ ꯇꯧꯒꯦ ꯈꯟꯕꯗꯨꯗꯤ ꯑꯣꯏꯊꯣꯛꯇꯕꯅꯤ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯅꯣꯡ ꯃꯔꯛ ꯑꯗꯨꯗ ꯆꯦꯟꯊꯣꯛꯈꯤ ꯆꯦꯟꯊꯣꯛꯈꯤꯕ ꯊꯣꯛꯂꯕꯗꯤ ꯍꯦꯟꯅ ꯈꯨꯗꯣꯡ ꯊꯤꯔꯅꯤ ꯍꯥꯏꯗꯨꯅ ꯍꯦꯟꯗꯜꯃꯦꯟ ꯑꯗꯨꯅ ꯇꯥꯟꯅꯗꯨꯅ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯌꯥꯜꯂꯒ ꯐꯥꯏ ꯑꯗꯨꯕꯨ ꯌꯥꯝꯃꯜꯂꯛꯇꯕ ꯑꯗꯨꯗ ꯅꯥꯀꯟꯗꯒꯤ ꯀꯗꯣꯝꯗꯩꯅꯣ ꯈꯪꯗꯕ ꯁ꯭ꯀ꯭ꯔꯨ ꯗ꯭ꯔꯥꯏꯚꯔ ꯑꯃ ꯊꯤꯟꯖꯤꯟꯈꯤ ꯃꯇꯧ ꯑꯗꯨ ꯍꯦꯟꯗꯜꯃꯦꯟ ꯐꯥꯎꯕ ꯉꯛꯈꯤ ꯃꯍꯥꯛꯅ ꯐꯥꯔꯝꯕ ꯑꯗꯨꯁꯨ ꯈꯪꯊꯥ ꯊꯥꯗꯣꯛꯈꯤ ꯃꯍꯥꯛꯇꯤ ꯅꯍꯥꯁꯨ ꯑꯣꯏꯔꯤꯕꯅꯤꯅ ꯑꯁꯤꯒꯨꯝꯕ ꯃꯤꯍꯥꯠ ꯃꯤꯄꯨꯟꯁꯤ ꯑꯃꯨꯛꯇ ꯊꯦꯡꯅꯔꯛꯇ꯭ꯔꯤꯕꯅꯤ ꯑꯗꯨꯅ ꯃꯤ ꯑꯃꯗ ꯑꯁꯨꯝꯅ ꯃꯆꯤꯟ ꯇꯨꯝꯕ ꯑꯃꯅ ꯊꯤꯜꯂꯛꯄ ꯍꯥꯏꯕꯁꯤ ꯃꯉꯣꯟꯗꯗꯤ ꯃꯪꯒꯨꯝꯅ ꯑꯣꯏꯈ꯭ꯔꯦ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯉꯨꯕ ꯃꯇꯝꯗꯗꯤ ꯃꯍꯥꯛꯀꯤ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯅ ꯊꯤꯜꯂꯛꯄ ꯑꯣꯏꯔꯝꯂꯦ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯗꯤ ꯁꯥꯎꯔꯪꯅꯅ ꯊꯤꯜꯂꯛꯄ ꯑꯣꯏꯕꯅꯤꯅ ꯁ꯭ꯀ꯭ꯔꯨ ꯗ꯭ꯔꯥꯏꯚꯔ ꯃꯈꯣꯛ ꯐꯥꯎ ꯌꯧꯅ ꯑꯟꯖꯂꯤꯒꯤ ꯃꯕꯨꯛ ꯃꯅꯨꯡꯗ ꯆꯪꯉꯤ ꯃꯆꯤꯟꯗꯁꯨ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯈꯌꯥꯠꯇ ꯇꯥꯔꯕ ꯅꯪꯅꯁꯨ ꯍꯤꯡꯅꯕꯒꯤ ꯆꯦꯟꯕ ꯁꯥꯔꯤꯌꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯁꯤꯡ ꯈꯪꯗꯅ ꯁ꯭ꯀ꯭ꯔꯨ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯅ ꯊꯤꯜꯂꯤ ꯃꯇꯝ ꯑꯗꯨꯗ ꯑꯟꯖꯂꯤꯒꯤ ꯑꯔꯣꯏꯕ ꯃꯇꯝ ꯑꯗꯨꯃꯛ ꯑꯣꯏꯈ꯭ꯔꯦ ꯅꯣꯡ ꯃꯔꯛ ꯑꯣꯏꯕꯅꯤꯅ ꯁꯣꯔꯣꯛ ꯑꯗꯨ ꯏꯅ ꯄꯨꯡꯉꯥꯡ ꯉꯥꯡꯂꯦ ꯃꯔꯛ ꯑꯗꯨꯗ ꯍꯦꯟꯗꯜꯃꯦꯟ ꯑꯗꯨꯗꯤ ꯇꯤꯡꯉꯛ ꯇꯤꯡꯉꯛ ꯌꯦꯡꯗꯨꯅ ꯂꯩ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯅ ꯋꯦꯇꯤꯡ ꯁꯦꯠ ꯑꯗꯨꯗ ꯆꯤꯡꯁꯤꯟꯈꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯑꯄꯥꯝꯕ ꯈꯨꯗꯤꯡꯃꯛ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯁꯣꯝꯗꯗꯤ ꯍꯦꯟꯗꯜꯃꯦꯟ ꯁꯪꯁꯥꯔ ꯑꯃ ꯑꯣꯏꯈ꯭ꯔꯦ ꯃꯍꯥꯛꯇꯤ ꯃꯍꯥꯛꯅ ꯄꯥꯝꯖꯕ ꯑꯣꯏꯔꯨꯕꯒꯤ ꯀꯤꯁꯅꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯨꯕꯈꯛꯅꯤ ꯑꯗꯨꯕꯨ ꯑꯁꯤꯒꯨꯝꯕ ꯁꯥꯍꯤꯡ ꯆꯥꯕ ꯑꯃꯒꯤ ꯂꯤꯆꯠꯁꯤ ꯇꯧꯒꯦ ꯈꯟꯕꯃꯛꯇꯤ ꯅꯠꯇꯦ ꯀꯣꯏꯂꯥꯁ ꯃꯊꯛꯇ ꯏꯅ ꯄꯨꯡꯉꯥꯡ ꯉꯥꯡꯅ ꯆꯦꯜꯂꯤꯕ ꯑꯗꯨ ꯅꯣꯡ ꯃꯃꯤꯠ ꯈꯥꯛꯄ ꯈꯨꯗꯤꯡ ꯂꯪꯇ꯭ꯔꯤꯛ ꯂꯪꯅ ꯎꯔꯤ ꯑꯁꯨꯝ ꯎꯔꯝꯕꯗꯒꯤ ꯏꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯆꯥꯝꯊꯣꯛꯈ꯭ꯔꯦ ꯑꯃꯠꯇ ꯎꯈꯤꯗ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯒ꯭ꯌꯥꯟ ꯈꯔ ꯈꯖꯤꯛ ꯂꯥꯛꯄ ꯃꯥꯜꯂꯤ ꯃꯇꯝ ꯑꯗꯨꯗ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯒꯥꯔꯤ ꯑꯗꯨ ꯏꯟꯊꯣꯔꯛꯇꯨꯅ ꯊꯣꯛꯂꯛꯏ ꯗ꯭ꯔꯥꯏꯚꯔꯅ ꯀꯩꯗꯧꯔꯦ ꯅꯪꯅ ꯄꯥꯝꯖꯕ ꯅꯨꯄꯤꯗ ꯑꯩꯅ ꯀꯔꯟ ꯇꯥꯏꯌꯦꯅ ꯁꯥꯎꯅꯤꯡꯉꯤꯔꯣ ꯎꯁꯤꯠ ꯃꯟꯗꯦꯅ ꯇꯧꯔꯤꯅꯦ ꯑꯩꯒꯤꯁꯦ ꯂꯥꯎ ꯆꯠꯁꯤ ꯒꯥꯔꯤ ꯇꯣꯡꯈꯠꯂꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯒꯥꯔꯤ ꯑꯗꯨ ꯁ꯭ꯇꯥꯔꯠ ꯇꯧꯏ ꯑꯗꯨꯕꯨ ꯁ꯭ꯇꯥꯔꯠ ꯑꯗꯨ ꯄꯥꯛ ꯌꯥꯗꯦ ꯍꯦꯟꯗꯜꯃꯦꯟ ꯑꯗꯨꯁꯨ ꯒꯥꯔꯤ ꯑꯗꯨꯗ ꯋꯥꯈꯜ ꯑꯃꯗ ꯎꯪꯗꯨꯅ ꯒꯥꯔꯤ ꯇꯣꯡꯈꯠꯂꯛꯏ ꯁ꯭ꯇꯥꯔꯠ ꯍꯧꯕ ꯌꯥꯗ꯭ꯔꯤꯉꯩ ꯃꯤꯀꯨꯞ ꯑꯁꯤꯗ ꯃꯈꯣꯜ ꯍꯧꯅ ꯈꯥꯛꯂꯛꯄ ꯅꯣꯡꯗꯨꯗ ꯃꯈꯣꯏ ꯑꯅꯤꯃꯛ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ ꯅꯨꯡꯁꯤꯠꯁꯨ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯄꯪꯁꯤꯠꯇ ꯁꯤꯜꯂꯛꯄ ꯑꯁꯤꯗ ꯑꯃꯨꯛꯁꯨ ꯍꯦꯛ ꯑꯅꯤꯗꯨ ꯀꯤꯔꯨꯝ ꯀꯤꯔꯨꯝ ꯇꯧꯔꯛꯂꯦ ꯍꯦꯟꯗꯜꯃꯦꯟ ꯑꯗꯨ ꯃꯃꯤꯠ ꯑꯗꯨ ꯋꯦꯇꯤꯡ ꯁꯦꯠ ꯂꯣꯝꯗ ꯌꯦꯡꯏ ꯃꯉꯥꯜ ꯑꯃꯨꯛ ꯐꯪꯕ ꯃꯇꯝꯗ ꯊꯋꯥꯏ ꯌꯥꯎꯗꯅ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯑꯟꯖꯂꯤꯒꯤ ꯍꯛꯆꯥꯡ ꯑꯗꯨ ꯌꯦꯡꯂꯤ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯃꯤꯍꯥꯠ ꯑꯁꯤꯗ ꯃꯍꯥꯛꯁꯨ ꯆꯦꯟꯅꯔꯦ ꯈꯪꯂꯛꯄꯗ ꯑꯀꯤꯕ ꯍꯦꯟꯅ ꯐꯥꯎꯔꯛꯏ ꯍꯦꯟꯅ ꯀꯤꯃꯜꯂꯛꯇꯨꯅ ꯈꯔ ꯊꯨꯅ ꯆꯠꯅꯕ ꯇꯧꯔꯛꯄꯗ ꯒꯥꯔꯤ ꯑꯗꯨ ꯁ꯭ꯇꯥꯔꯠ ꯍꯧꯔꯦ ꯃꯗꯨꯗꯒꯤ ꯃꯈꯣꯏ ꯑꯅꯤꯁꯨ ꯃꯌꯨꯝ ꯇꯝꯅ ꯒꯥꯔꯤ ꯊꯧꯗꯨꯅ ꯆꯠꯈ꯭ꯔꯦ ꯁꯣꯝꯗꯗꯤ ꯑꯟꯖꯂꯤ ꯇꯥꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯤ ꯏꯗꯨꯁꯨ ꯆꯦꯟꯊꯔꯛꯄ ꯂꯦꯞꯇꯦ ꯃꯤꯍꯥꯠ ꯊꯤꯅ ꯍꯥꯠꯄ ꯍꯥꯏꯕꯗꯨꯃꯛ ꯑꯣꯏꯔꯦ ꯈꯟꯊꯍꯧꯗꯕ ꯃꯍꯥꯛꯀꯤ ꯑꯄꯥꯝꯕ ꯑꯃꯒꯤ ꯂꯥꯡꯗ ꯊꯨꯔꯨꯕ ꯑꯟꯖꯂꯤ ꯕꯁ ꯁ꯭ꯇꯦꯟꯗ ꯑꯁꯤꯗ ꯇꯥꯗꯨꯅ ꯂꯩꯔꯤ ꯁꯣꯝꯗ ꯗ꯭ꯔꯥꯏꯚꯔ ꯑꯃꯗꯤ ꯍꯦꯟꯗꯜꯃꯦꯟ ꯃꯌꯨꯝꯗ ꯆꯪꯅꯔꯦ ꯒꯥꯔꯤ ꯑꯗꯨꯗꯤ ꯗ꯭ꯔꯥꯏꯚꯔꯒꯤ ꯑꯣꯏꯕꯅꯤꯅ ꯍꯦꯟꯗꯜꯃꯦꯟ ꯃꯈꯣꯡꯅ ꯌꯨꯝ ꯆꯪꯂꯛꯂꯦ ꯅꯣꯡꯗꯤ ꯑꯗꯨꯝ ꯈꯔ ꯆꯣꯠꯂꯦ ꯋꯥꯈꯜ ꯑꯃꯗ ꯁꯨꯝ ꯎꯪꯗꯨꯅ ꯃꯪꯗꯨꯅ ꯂꯥꯛꯄ ꯃꯇꯝ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯌꯦꯅꯈꯥ ꯑꯗꯨꯗ ꯃꯤ ꯑꯃꯨꯕ ꯑꯃ ꯂꯦꯞꯄꯗꯨ ꯎꯔꯛꯂꯦ ꯃꯗꯨ ꯎꯕꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯆꯞ ꯂꯦꯞꯂꯒ ꯂꯩ ꯑꯃꯨꯕ ꯑꯗꯨ ꯁꯨꯛꯂꯦꯡ ꯂꯦꯡꯗꯦ ꯀꯤꯅ ꯂꯥꯛꯂꯤꯕ ꯑꯁꯤꯗ ꯑꯃꯨꯛꯁꯨ ꯑꯀꯤꯕ ꯃꯑꯣꯡ ꯑꯃ ꯊꯦꯡꯅꯕꯁꯤꯗ ꯍꯦꯟꯗꯜꯃꯦꯟ ꯑꯁꯤ ꯆꯦꯡ ꯈꯩꯕꯒꯨꯝ ꯅꯤꯛꯂꯦ ꯑꯗꯨꯕꯨ ꯀꯅꯥꯅꯣ ꯌꯦꯡꯂꯒꯦ ꯍꯥꯏꯗꯨꯅ ꯇꯞꯅ ꯆꯪꯁꯤꯜꯂꯤ ꯑꯃꯨꯕ ꯑꯗꯨ ꯃꯨꯔꯨꯝꯁꯨ ꯁꯣꯜꯂꯤ ꯇꯞꯅ ꯆꯪꯁꯤꯟꯗꯨꯅ ꯑꯃꯨꯕ ꯑꯗꯨꯒꯤ ꯂꯦꯡꯖꯨꯝ ꯑꯗꯨꯗ ꯇꯥꯞ ꯄꯥꯏ ꯃꯗꯨꯗ ꯂꯩꯔꯝꯂꯤꯕ ꯑꯃꯨꯕ ꯑꯗꯨꯁꯨ ꯈꯪꯂꯥꯎ ꯂꯥꯎꯔꯛꯂꯒ ꯑꯣꯟꯊꯣꯔꯛꯏ
ꯑꯣꯟꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯐꯣꯟ ꯑꯃꯒꯤ ꯃꯩꯉꯥꯜꯅ ꯃꯃꯥꯏ ꯑꯗꯨꯗ ꯀꯥꯞꯁꯤꯟꯕꯗ ꯑꯣꯟꯊꯣꯛꯄ ꯌꯥꯝꯅ ꯑꯀꯤꯕ ꯃꯁꯛ ꯑꯃ ꯑꯣꯏꯅ ꯎꯕꯗꯒꯤ ꯍꯦꯟꯗꯜꯃꯦꯟ ꯑꯗꯨꯁꯨ ꯏꯃꯥ ꯍꯥꯏꯗꯨꯅ ꯂꯥꯎꯔꯛꯏ꯫ ꯂꯣꯏꯅꯅ ꯑꯃꯨꯕ ꯑꯗꯨꯁꯨ ꯂꯥꯎꯗꯨꯅ ꯄꯨꯟꯅ ꯇꯨꯏ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯃꯨꯕ ꯑꯗꯨꯅ ꯍꯧꯒꯠꯂꯒ ꯍꯥꯏꯔꯛꯏ, "ꯀꯩꯅꯣ ꯇꯌꯥꯏ, ꯅꯪꯕꯨ ꯉꯥꯎꯔꯕꯣ?" ꯃꯗꯨꯗ ꯈꯪꯂꯦ ꯃꯗꯨꯗꯤ ꯑꯃꯨꯕ ꯑꯃ ꯂꯦꯞꯂꯝꯂꯤꯕꯁꯤ ꯃꯍꯥꯛꯀꯤ ꯍꯦꯛ ꯃꯅꯥꯎꯄꯥ ꯑꯗꯨꯅꯤ ꯍꯥꯏꯕꯁꯦ꯫ ꯍꯦꯟꯗꯜꯃꯦꯟ ꯑꯗꯨꯅ, "ꯅꯪꯕꯨ ꯉꯥꯎꯔꯕ꯭ꯔꯣ? ꯑꯃꯝꯕ ꯃꯔꯛꯁꯤꯗ ꯀꯩꯗꯧꯔꯝꯃꯤꯅꯣ?" ꯃꯅꯥꯎ ꯅꯨꯄꯥꯅ, "ꯏꯃꯨꯡꯗ ꯅꯦꯠ ꯅꯨꯡꯉꯥꯏꯇꯦꯅ ꯂꯩꯔꯝꯃꯤꯅꯦ." ꯑꯁꯨꯝꯅ ꯑꯅꯤꯃꯛ ꯀꯤꯔꯝꯕ ꯑꯗꯨ ꯈꯤꯇꯪ ꯐꯔꯗꯨꯅ ꯏꯃꯨꯡꯗ ꯆꯪꯂꯛꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯍꯦꯟꯗꯜꯃꯦꯟ ꯑꯁꯤꯗꯤ ꯑꯃꯨꯛꯁꯨ ꯍꯦꯛ ꯉꯁꯥꯏꯒꯤ ꯑꯟꯖꯂꯤꯒꯤ ꯊꯧꯗꯣꯛꯇꯨ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯑꯗꯨꯅ ꯑꯃꯨꯛ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯗ ꯐꯣꯟ ꯐꯠ ꯇꯧꯏ꯫ ꯍꯦꯟꯗꯜꯃꯦꯟ ꯑꯗꯨꯅ ꯍꯥꯏꯔꯛꯏ, "ꯏꯌꯥꯝꯕ, ꯉꯁꯥꯏꯗꯣ ꯏꯕꯥꯅꯤ ꯑꯃꯨꯛ ꯗꯁꯥ ꯇꯥꯅꯤ꯫ ꯍꯛꯆꯥꯡꯗꯣ ꯀꯥꯏꯗꯅꯣꯃ ꯂꯪꯊꯣꯛꯁꯦ, ꯅꯠꯇ꯭ꯔꯒ ꯐꯨꯝꯖꯤꯟꯈ꯭ꯔꯁꯦ." ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯅ, "ꯍꯩ, ꯀꯩꯁꯨ ꯇꯧꯔꯣꯏ, ꯀꯔꯤꯝ ꯈꯜꯂꯨꯅꯨ. ꯅꯪ ꯁꯤꯅ ꯄꯥꯈꯠꯃꯟꯈ꯭ꯔꯦ. ꯑꯗꯨꯏ ꯅꯠꯇꯦ, ꯁꯣꯏꯗ꯭ꯔꯤꯉꯩꯗ ꯁꯣꯏꯗꯅꯕ ꯇꯧꯕ ꯌꯥꯕ ꯇꯧꯍꯧꯁꯦ꯫ ꯐꯔꯦ ꯐꯔꯦ, ꯅꯪꯅ ꯌꯥꯝ ꯀꯤꯔꯒꯅ ꯊꯣꯛꯂꯛꯑꯣꯅꯦ ꯍꯧꯖꯤꯛ ꯑꯃꯨꯛ, ꯑꯗꯨꯒ ꯑꯁꯤꯕ ꯍꯛꯆꯥꯡꯗꯨ ꯂꯪꯊꯣꯛꯎꯁꯦ." ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯑꯃꯨꯛ ꯑꯊꯦꯡꯕ ꯑꯍꯤꯡꯁꯤꯗ ꯊꯣꯡꯅꯔꯛꯇꯨꯅ ꯑꯟꯖꯂꯤꯒꯤ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯃꯥꯡꯍꯟꯈꯤꯅꯕ ꯊꯣꯛꯂꯛꯏ꯫ ꯍꯟꯗꯛꯇꯤ ꯅꯣꯡꯁꯨ ꯍꯥꯡꯈꯤꯕꯅ ꯃꯔꯝ ꯑꯣꯏꯕꯅ ꯈꯔ ꯁꯥꯐꯔꯅꯤ ꯈꯟꯖꯔꯤ ꯃꯈꯣꯏ ꯑꯅꯤꯗꯨ꯫ ꯄꯪꯂꯥꯞ ꯂꯥꯞꯄꯃꯛꯁꯨ ꯅꯠꯇꯦ, ꯃꯤꯅꯠ 15ꯔꯣꯝꯇꯃꯛꯅꯤ ꯆꯪꯉꯤꯕ꯫ ꯑꯗꯨꯕꯨ ꯑꯉꯛꯄꯅꯤ, ꯍꯥꯏꯗꯣꯛꯄꯗ ꯇꯝꯊꯣꯛꯄꯗ ꯍꯦꯟꯅ ꯀꯤꯔꯒꯗꯕ ꯋꯥꯐꯝꯅꯤ ꯑꯣꯏꯔꯤꯕ ꯑꯁꯦ꯫ ꯃꯆꯤ ꯑꯃ ꯐꯥꯎꯕ ꯂꯦꯡꯗꯕ ꯃꯈꯩ ꯁꯤꯗꯨꯅ ꯇꯥꯗꯨꯅ ꯂꯩꯍꯧꯔꯕ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯗ꯭ꯔꯦ꯫ ꯂꯩꯔꯝꯂꯤꯕ ꯍꯥꯏꯕꯕꯨ ꯆꯦꯟꯊꯔꯛꯂꯤꯕ ꯏꯁꯤꯡ ꯑꯗꯨ ꯈꯛꯇꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤꯗꯨ ꯃꯤꯠꯀ ꯃꯤꯠꯆꯥꯟꯅꯅ ꯌꯦꯡꯗꯨꯅ ꯑꯉꯛꯄ ꯑꯗꯨ ꯐꯣꯡꯗꯣꯛꯅꯔꯤ꯫ ꯑꯗꯨꯒ ꯍꯦꯟꯗꯜꯃꯦꯟ ꯑꯗꯨꯅ ꯍꯥꯏꯔꯛꯏ, "ꯑꯦ ꯏꯌꯥꯝꯕ, ꯀꯔꯤꯅꯣ ꯁꯤꯗ ꯅꯠꯇ꯭ꯔꯣ ꯇꯥꯍꯧꯕꯗꯨꯕꯣ?" ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯅ, "ꯃꯥꯅꯤꯅꯦ, ꯀꯃꯥꯏꯅꯅꯣ ꯂꯩꯔꯝꯗ꯭ꯔꯤꯁꯦ? ꯀꯅꯥꯅ ꯄꯨꯈ꯭ꯔꯖꯥꯠꯅꯣ?" ꯀꯅꯥꯅ ꯄꯨꯈ꯭ꯔꯖꯥꯠꯅꯣ ꯍꯦꯛ ꯄꯜꯂꯛꯄꯗ ꯁꯣꯝꯗꯗꯤ ꯍꯦꯟꯗꯜꯃꯦꯟ ꯑꯗꯨ ꯃꯀ꯭ꯂꯥꯛ ꯅꯤꯛꯄꯅ ꯂꯣꯏꯔꯦ꯫ ꯋꯥꯈꯜ ꯅꯍꯥ ꯑꯣꯏꯔꯤꯕꯅꯤꯅ ꯍꯦꯟꯅꯁꯨ ꯄꯪꯀꯤꯗ ꯀꯤꯍꯜꯂꯦ꯫ ꯍꯦꯟꯗꯜꯃꯦꯟ ꯑꯗꯨꯅ ꯍꯥꯏꯔꯛꯏ, "ꯏꯌꯥꯝꯕ, ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ? ꯄꯨꯂꯤꯁꯅꯒ ꯄꯨꯈꯠꯂꯝꯃꯗꯤꯕ ꯂꯣꯏꯔꯦꯗꯅ." ꯗ꯭ꯔꯥꯏꯚꯔꯅ, "ꯄꯨꯂꯤꯁꯅ ꯄꯨꯈ꯭ꯔꯒ ꯀꯩꯗꯧꯔꯕ? ꯀꯩꯗꯧꯔꯒꯦꯕ? ꯏꯕꯥꯅꯤꯒꯤ ꯑꯣꯏꯕ ꯀꯔꯤꯒꯨꯝꯕ ꯈꯨꯗꯝ ꯆꯥꯡꯗꯝ ꯑꯃꯗꯁꯨ ꯐꯪꯉꯣꯏꯗꯕꯗꯨꯗ ꯀꯃꯥꯏꯅ ꯏꯕꯥꯅꯤ ꯂꯣꯏꯗꯣꯏꯅꯣꯕ?" ꯑꯁꯨꯝꯅ ꯗ꯭ꯔꯥꯏꯚꯔ ꯑꯗꯨ ꯍꯦꯟꯗꯜꯃꯦꯟ ꯑꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯦꯟꯅ ꯑꯗꯨꯝ ꯆꯩꯁꯤꯜꯂꯛꯏ꯫ ꯍꯦꯟꯗꯜꯃꯦꯟ ꯑꯗꯨꯅ ꯍꯥꯏꯔꯛꯏ, "ꯑꯁ, ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ?" ꯑꯁꯤ ꯍꯥꯏꯔꯒ ꯇꯧꯐꯝ ꯈꯪꯗꯅ ꯋꯦꯇꯤꯡ ꯁꯦꯠ ꯑꯗꯨꯗ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯂꯤ꯫ ꯑꯗꯨꯒ ꯑꯃꯨꯛ ꯐꯠ ꯍꯥꯏꯔꯛꯏ ꯍꯦꯟꯗꯜꯃꯦꯟ ꯑꯗꯨꯅ, "ꯉꯁꯥꯏꯒꯤ ꯁ꯭ꯀ꯭ꯔꯨ ꯗ꯭ꯔꯥꯏꯚꯔꯗꯣ ꯂꯪꯊꯣꯛꯈ꯭ꯔꯁꯤ, ꯅꯠꯇ꯭ꯔꯗꯤ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯊꯤꯒꯠꯂꯛꯑꯗꯤ ꯏꯕꯥꯅꯤ ꯆꯦꯟꯐꯝ ꯂꯩꯔꯔꯣꯏ." ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯅ, "ꯀꯩꯅꯣ ꯑꯉꯥꯡ ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯣ? ꯃꯤ ꯂꯣꯏꯅꯃꯛ ꯁ꯭ꯀ꯭ꯔꯨ ꯗ꯭ꯔꯥꯏꯚꯔ ꯂꯣꯏꯅ ꯂꯩꯅꯕ ꯉꯥꯛꯇꯅꯤ. ꯄꯪꯈꯟꯗ ꯈꯟꯖꯤꯜꯂꯨꯅꯨ. ꯅꯪꯒꯤ ꯑꯕꯨ ꯇꯨꯃꯤꯟꯅꯗ ꯂꯩꯌꯨ. ꯀꯅꯥꯝꯇꯅ ꯀꯔꯤꯝ ꯈꯪꯉꯣꯏ." ꯑꯗꯨꯒꯤ ꯃꯇꯨꯡ ꯍꯦꯟꯗꯜꯃꯦꯟ ꯋꯥ ꯑꯃꯇ ꯉꯥꯡꯗꯦ꯫ ꯇꯨꯜꯕꯣꯛꯁ ꯑꯗꯨꯗꯒꯤ ꯖꯥꯂꯣꯟ ꯑꯗꯨ ꯂꯧꯊꯣꯛꯏ, ꯑꯗꯨꯒ ꯇꯥꯔꯤꯕ ꯏ ꯑꯗꯨ ꯅꯞꯊꯣꯛꯏ꯫ ꯅꯞꯊꯣꯛꯄ ꯂꯣꯏꯔꯒ ꯅꯥꯀꯜ ꯈꯔ ꯆꯠꯊꯣꯛꯑꯒ ꯃꯩ ꯊꯥꯗꯣꯛꯈ꯭ꯔꯦ꯫ ꯃꯈꯨꯠ ꯃꯁꯥ ꯑꯗꯨꯁꯨ ꯅꯣꯡ ꯇꯥꯈꯤꯕꯒꯤ ꯏꯁꯤꯡ ꯑꯗꯨꯅ ꯆꯥꯝꯊꯣꯛꯏ꯫ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯗꯨ ꯃꯌꯨꯝ ꯇꯝꯅ ꯍꯜꯂꯛꯏ꯫ ꯍꯥꯏꯔꯤꯕ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯉꯁꯤ ꯍꯦꯟꯗꯜꯃꯦꯟ ꯑꯁꯤꯅ ꯋꯦꯇꯤꯡ ꯁꯦꯠ ꯑꯁꯤ ꯂꯥꯟꯕ ꯃꯇꯝꯗ ꯅꯤꯡꯁꯤꯡꯂꯛꯄꯅꯤ꯫ ꯃꯇꯝ ꯑꯗꯨꯒꯤ ꯃꯈꯣꯏ ꯑꯅꯤ ꯍꯥꯏꯗꯣꯛꯅꯗ꯭ꯔꯒꯁꯨ ꯏꯆꯤꯡꯗ ꯆꯤꯡꯅꯅ ꯂꯥꯛꯅꯕꯅꯤ꯫ ꯑꯁꯨꯝꯅ ꯀꯤꯅ ꯀꯤꯅ ꯕꯁ ꯁ꯭ꯇꯦꯟ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯊꯧꯔꯤꯉꯩ ꯒꯥꯔꯤ ꯑꯃꯒꯤ ꯍꯦꯗꯂꯥꯏꯠꯀꯤ ꯃꯉꯥꯜꯅ ꯋꯦꯇꯤꯡ ꯁꯦꯠ ꯑꯗꯨꯗ ꯑꯟꯖꯂꯤꯒꯤ ꯐꯤꯚꯝ ꯑꯣꯏꯒꯗꯕ ꯑꯃ ꯂꯦꯞꯄ ꯑꯗꯨ ꯃꯍꯥꯛꯅ ꯎꯔꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛ ꯉꯛꯄꯅ ꯂꯣꯏꯔꯦ꯫ ꯂꯩꯔꯤꯕ ꯑꯗꯨꯁꯨ ꯃꯇꯣꯝꯇꯅꯤ꯫ ꯒꯥꯔꯤ ꯑꯗꯨ ꯇꯞꯅ ꯂꯩꯊꯔꯒ ꯋꯦꯇꯤꯡ ꯁꯦꯠ ꯈꯔ ꯍꯦꯟꯗꯣꯛꯄ ꯑꯗꯨꯋꯥꯏꯗ ꯈꯥꯝꯃꯤ꯫ ꯑꯗꯨꯒ ꯁꯥꯏꯠ ꯒ꯭ꯂꯥꯁ ꯑꯗꯨꯗ ꯌꯦꯡꯉꯤ꯫ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗ ꯇꯣꯡꯂꯤꯕ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯗꯤ ꯅꯤꯁꯥ ꯍꯦꯟꯃꯟꯗꯨꯅ ꯇꯨꯝꯊꯈ꯭ꯔꯕꯅꯤ꯫ ꯍꯟꯗꯛꯁꯨ ꯒꯥꯔꯤ ꯑꯃꯒꯤ ꯃꯩꯉꯥꯜꯅ ꯕꯁ ꯁ꯭ꯇꯦꯟ ꯑꯗꯨꯗ ꯑꯟꯖꯂꯤꯃꯛꯅꯤ ꯍꯥꯏꯕ ꯌꯥꯔꯕ ꯃꯤ ꯑꯃ ꯂꯦꯞꯄꯗꯨ ꯎꯔꯦ꯫ ꯍꯟꯗꯛꯇꯤ ꯍꯦꯟꯗꯜꯃꯦꯟ ꯀꯤꯕꯅ ꯊꯛ ꯊꯛ ꯅꯤꯛꯂꯦ꯫ ꯁꯤꯔꯦ ꯍꯥꯏꯅ ꯍꯨꯟꯗꯣꯛꯂꯝꯕ ꯀꯣꯟꯅ ꯑꯃꯨꯛ ꯂꯥꯛꯄꯗꯅ ꯂꯩꯔꯝꯗꯕ ꯑꯟꯖꯂꯤ ꯑꯗꯨ ꯇꯁꯦꯡꯅꯃꯛ ꯍꯤꯡꯂꯤꯕ꯭ꯔꯥ? ꯍꯤꯡꯂꯝꯂꯒꯗꯤ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯗꯁꯥ ꯇꯥꯔꯅꯤ ꯍꯥꯏꯕꯁꯤ ꯈꯨꯗꯛ ꯑꯁꯤꯗ ꯈꯜꯂꯛꯏ꯫ ꯑꯗꯨꯕꯨ ꯍꯤꯡꯂꯝꯕ ꯊꯣꯛꯂꯕꯁꯨ ꯁꯨꯃꯥꯏꯅ ꯑꯃꯨꯛ ꯑꯊꯦꯡꯕ ꯃꯇꯝ ꯑꯁꯤꯗ ꯃꯇꯣꯝꯗ ꯐꯤꯚꯝ ꯑꯗꯨꯗ ꯂꯩꯔꯝꯒꯗ꯭ꯔꯥ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯈꯜꯂꯛꯄ ꯑꯇꯣꯞꯄ ꯋꯥꯈꯜ ꯑꯃꯅꯤ꯫ ꯑꯃꯨꯛꯁꯨ ꯈꯜꯂꯤ ꯃꯗꯨꯗꯤ ꯐꯖꯅ ꯃꯊꯧ ꯃꯉꯝ ꯐꯥꯎꯕ ꯄꯥꯡꯊꯣꯛꯈꯤꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨꯒꯤ ꯃꯊ꯭ꯋꯥꯏꯅ ꯃꯈꯣꯏꯗ ꯀꯤꯍꯜꯂꯤꯕ꯭ꯔꯥ ꯍꯥꯏꯅ꯫ ꯋꯥꯍꯪ ꯃꯌꯥꯝꯁꯤꯡ ꯑꯁꯤꯅ ꯍꯦꯟꯅ ꯀꯤꯍꯟꯗꯨꯅ ꯍꯦꯟꯗꯜꯃꯦꯟ ꯑꯗꯨ
mayumdadi yaurage khana gari adu start amuk tawi adubo ariba gari oibanina pak hek yade kona thangda yarakle haiduna kitang gari adu thawi adubo headlight adu su khapli tawi connection nungai traba jala haina switch aduda nam duna yengi kona thangda yaraktuna headlight adu phajana ngalakba mikuptadi makhoi gi hek mamangda machinda fattaba phi jalo nama chiklaga mamittagi e marik sintharaga masam manasu ina pumtai teiraba makhutana screwdriver ama paiduna makhoi ani bungaiduna hatlage haina leramba anjali gi saktam adu uba matamda handleman adu kan lauramlaga gari adu control tobu ngamdaduna manak aduaida hobu uchau amada thomjinduna gyan takidre somdaloya college salamdai ayuk sida mahakna khangning khara leituna mamagi manakta changlutuna wari khara hangni ima kaidore para piyo haira ngarang bu aina nongonda paisa khara hena pi kedaine leite asumna mama adugi haunabi adu tauge torpada loyana fathadi as ima adugi nateba adudi kaino hairodana aikhoi maninglonggi khurana lobu nupido maming kai haige nang su ibungo laikai amatada leiminaraga adu phawa khangdrabani ne ha adu wanate madi mafam sida lakwa su kuidri sidi kadai dei kuidabano kuirabani sida leiribase nangna laikai da mapan thongmanda dana khangdribani adu kai maming kauge baima mayumna kaidaino saroja kaubani kaigino nangna adu mu hangiduna khangde ai mayumga amta khangde ko a imphal daini haigumdi tobuni macha gaidi hundo omjalo khangde me mabo karino yang kupthana hangi sibo macha leira di lauruge siro yajare ima kaino mangyadi ngang doiga isou lang doiga asi haiduna loya college adu tholakle mahakna khara nganna tholakpadu ubada machan adu yamna ngakna yenghawi machan aduna ngakliba sisu amromdani mabung asina gyan tarakpa manba asidani mahakna mamada haidoktrabasu anamba matamda mabung asina nisha sirinaba asi loina khangi adubo ngasi ngarang si karimta tawdaba asida machal asi amaromda kharadi nungai jaribani loya college adu chatnanaba tholakpada khara ngan khibagi waiting set adu dang hak bus lakpangai nahan khaidi matam chap chana bus na thorpu matam khangbanina ngaina dabani adubo ngasidi matam khara khajik farak tabadagi ngaire asumna ngairi ngai amuksu mahaki mamangda thokkiba adu ningsinglai mahakna ukhriba nupi adu anjali oigadra haiduna chingnabasi mahak tokte aduga makhutta pairiba posaksing aduna kari taklino mangonda aduga makhutta pairiba posaksing aduna kari taklino mangonda haibasi aduma khanduna lei naha oibagi haunabi akhan ba wakal chumaboi te khali mangda mangliba adu fawba mangtak la haibasi hekta khanjinduranga sidi mahak CIA amagumna karigumba khara thijinge khalaklibani amuksu hek masen marang oina mamitta kiraba masam mayam maraktagi mamit namaga uba saktam amana mangonda munna waruna yengba adu amuksu urai maduda mahak kiraduna tu khyau chungi matang aduda mahakna hek tongba bus adu thorai bus adu fat kakatuna mahakna hek phamba jaga aduda phami adubo bus adu hanadagi khajik hongle driver adu anobu oiramle aduga handleman adu su oirami hen ngaklibadi nan kai bus asina chatpa matam su natteng asidi aduga matau karamna matam asida thauruklibano haina asumna khanna handleman anobu adu su manakta chungsilaktuna bara hangai matam aduda loya karigumba khara khangningna hangi kainomta hangi nange sigi bus thoba driver ngasidi kaidorke mane thoroktradi handleman aduna khangde dai ado ngarang gari tusile habra kaino adugi doctor da layenge di aikhoi ma jon hairapani maga chatminabadu su sokpa male makhoi animak punna lei haibani doya tuminna murum sonduna phamhawi marak aduda thajigi message amasu lai daloya nang kada yorge aisu tholakpa yarabo loyana yadri ai
bus tongmuda ngairiye thajana adu kaigino asi nganna lao hairibo loyana horen loina hairake hauzik haiba nungairoi thajana hoi fajana lao horen yorum dai dairo asi haina duna phone adu hapchin kre loya wakal chama sum khan bahuri somdana thaja monda nungai na luisili amukta sumaina loya na close oibasi oiraktabani adubo handak oirakpa sida wakal maka lami asumna tawringai afafata khanna naina duna mahaki nungsibabu phangjarani khalupada nauna yening amuk chonglakpaga pangkak oikre anamba matamda mahakpu ngathai biduna lakpa adu handakti loyana oina interest leina hairakpa sidadi nungai bagi pankhai leikidre haina balai nupi oibi singidi mahakna nungsijaba nupa asinasu luna loina bibasi masidagi henba nungai ba ama leiba nati nupa matik chaba chadaba nungsinabu loina biba phangjarabadi haiduna nuja kaya amadi nupa oiba kaya gi nungsiba ngaiba kaya amani madugi manungda thajasu amani mayumdasu leifom khangde nungsiba makadasu pothapom khangda oirambadu ngasidagidi oiraroi fau khallore mahakti asumna harau momon tawduna mahaki drawing room adugi mingsel adugi mamangda famduna murba samlang adu hatuna leiri ikhang khanghaudana mingsel upu adugi hek nakanda leiba thongnau adugi parda aduna nungsit ki sahumda humjilaki aduga mingsel aduda khumjinki thangnaba mikupta amuksu haidur kumatamdadi mingsel gi mami aduda mahaki hek matungda nokphet tawduna anjali leptuna leiramba aduda thaja khangpre khangduna tunghali aduga onthokduna yengi matam adudadi kanasu amuk leiramdre jingnaba magaloinana akiba ama poktuna mahak phamungda phamthai aduga anjali bu ningsingai thaja kanamtadadi haidre mahakna uriba si maramdi mahaki mama amadi mapa aduna thajagadaba nate madugi mahutta hienadum chaisilakani khanbadagi gaihaktang tumina pami aduga ising glass ama thaksilaga wakhal khara phathajai gaihak leiraga phone adu putoktuna karigumba khara yengi mahakna yenglibadu atai kari sunati anjaliga thanakiba message sing aduni anjalina tharakiba message sing adu sum tapna pai ai imadu yam uningi imagi manakta chaningi yumda babana tawba mong singsi ai khangba ngamsilaktre asiguma message sing asina anamba oi adubo asimakti tawrakani thajarudabani adubo ngasidi mahaki marup asi taseng mamagi manakta chatkhrabar natraga kadaida leikhrbano haibasi karigumba amata khangdre police singsu acha athak phangde haiduna phajana tawbi khidraba case amani masigi khalurabadi henasu nuaite adubo wakhal thauna pangal solabi mahaknadi kari upai tawruni asumna wakhal kaya khalingai matam haujin kibasu khanghodre pung phana thenglamre amuksu prap loisinduna thoknaba leiringai message ama lai message adu hana yengdana mahaksu prap college tamna lai college hek yobagadi kanamta fawala amdre wakhal da khali ngasai message lakibadu loyagi natraba chala haina phone adu amuk lokthuktuno yengbadadi loyagi oiramdre company ki oiramre ngai haktang wakhal khali as eshkeda mai thaino asum dauna mahak college adugi manungda matom changlai ngan bahaibu yamna ngalinga city kanagumba amata udri college adugi chakwidar mayamgina kaboy adudi mafam amada sumjit sitpa ui maduna taba atopadi amata udi yamna ngalla malai khanduna makhoyi famfam aduda changduna fami hek phamthabaga tunglomda sot tawba makhol ama takhibada mamai adu leithoktuna yengi adubo karisu tawramde ukhong aduda ngatharap tawna famduna phone adu yengi haina kiba matam aduga hairuradi loya yaurakpham thoklabani adubo message ama fawo tharakte gaihaktangdi kaidawrabano khanna call tawsinge tawba mikupta nakandagi kanano mana lengjumda tap pairakpaduda khangpre khangladuna chongi
ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯍꯥꯛꯅ ꯄꯥꯏꯔꯝꯕ ꯐꯣꯟ ꯑꯗꯨ ꯐꯥꯎꯕ ꯀꯗꯥꯏ ꯌꯧꯈ꯭ꯔꯕꯅꯣ ꯈꯪꯍꯧꯗꯦ ꯎ ꯃꯔꯨꯝ ꯑꯗꯨꯗꯒꯤ ꯅꯣꯛꯃꯤ ꯇꯧꯔꯒ ꯂꯣꯌꯥ ꯇꯞꯅ ꯊꯣꯛꯂꯛꯏ ꯃꯗꯨ ꯎꯕꯗ ꯁꯥꯎꯅꯤꯡꯕꯣꯏ ꯀꯔꯤꯕꯣꯏ ꯊꯥꯖ ꯈꯨꯠꯇꯨꯝꯅ ꯁꯨꯏ ꯉꯥꯏꯍꯥꯛꯇꯤ ꯃꯈꯣꯏ ꯑꯅꯤ ꯃꯈꯣꯏꯒꯤ ꯃꯇꯧꯗꯨ ꯎꯔꯒ ꯄꯪꯅꯣꯛꯇ ꯅꯣꯛꯏ ꯑꯗꯨꯒ ꯂꯣꯌꯥꯅ ꯍꯥꯏꯔꯛꯏ ꯑꯩ ꯂꯥꯛꯄ ꯀꯨꯏꯔꯕꯅꯤ ꯅꯪꯉꯣꯟꯗ ꯃꯦꯁꯦꯖ ꯊꯥꯕꯁꯨ ꯆꯠꯇꯦ ꯀꯣꯜ ꯇꯧꯕꯁꯨ ꯕꯤꯖꯤꯗ ꯍꯥꯏꯂꯛꯑꯦꯅ ꯃꯐꯝꯁꯤꯗ ꯉꯥꯏꯔꯤꯅꯤ ꯊꯥꯖꯅ ꯑꯗꯣ ꯅꯪꯅ ꯍꯥꯟꯅ ꯂꯥꯛꯑꯗꯤ ꯑꯩ ꯉꯥꯏꯔꯝꯕ ꯌꯥꯏꯑꯕ ꯑꯗꯨꯗꯤ ꯅꯠꯇꯦ ꯈꯪꯉꯤꯅꯦ ꯑꯩ ꯃꯤꯌꯨꯟꯒ ꯑꯌꯧꯏ ꯈꯪꯍꯜꯂꯗꯤ ꯈꯪ ꯇꯥꯕ ꯌꯥꯔꯦ ꯅꯪ ꯌꯥꯔꯁꯦ ꯁꯤꯗ ꯐꯝꯃꯣ ꯋꯥꯔꯤ ꯑꯗꯨꯝ ꯁꯥꯁꯤ ꯂꯣꯌꯥꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯍꯧꯖꯤꯛꯇ ꯐꯣꯟ ꯇꯧꯒꯦ ꯇꯧꯔꯝꯃꯤꯗꯨꯅ ꯀꯅꯥꯗꯅꯣ ꯐꯣꯟ ꯄꯜꯂꯛꯄ ꯑꯁꯤꯗ ꯑꯃꯨꯛ ꯅꯤꯡꯁꯤꯡꯂꯛꯏ ꯐꯣꯟ ꯑꯗꯨ ꯀꯗꯥꯏꯗ ꯌꯧꯈ꯭ꯔꯒꯦ ꯍꯥꯏꯅ ꯑꯀꯣꯏꯕꯗ ꯁꯨꯝ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯐꯣꯟ ꯑꯗꯨ ꯐ꯭ꯂꯥꯁ ꯂꯥꯏꯠ ꯑꯣꯟ ꯑꯣꯐ ꯃꯁꯥ ꯃꯊꯟꯇ ꯇꯧꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯂꯣꯌꯥ ꯃꯁꯥ ꯑꯗꯨ ꯅꯣꯔꯃꯦꯜ ꯇꯥꯔꯛꯇ꯭ꯔꯦ ꯀꯔꯤꯒꯨꯝꯕ ꯑꯃ ꯃꯃꯤꯠꯇ ꯎꯕꯒꯨꯝ ꯇꯧꯔꯛꯏ ꯅꯣꯡꯂꯤꯛ ꯃꯔꯛꯇ ꯐꯣꯟ ꯐ꯭ꯂꯥꯁ ꯂꯥꯏꯠ ꯊꯥꯜꯂꯝꯕ ꯑꯗꯨꯗ ꯂꯩꯃꯥꯏꯗ ꯇꯥꯗꯨꯅ ꯌꯥꯈꯤꯗꯕ ꯑꯗꯨ ꯃꯃꯤꯠꯇ ꯃꯁꯦꯟ ꯃꯔꯥꯡ ꯑꯣꯏꯅ ꯎꯔꯛꯏ ꯃꯇꯝꯗꯨꯗ ꯃꯀꯣꯛ ꯑꯗꯨ ꯄꯥꯏꯗꯨꯅ ꯐꯝꯊꯔꯛꯏ ꯃꯍꯥꯛꯀꯤ ꯃꯇꯧ ꯑꯗꯨꯗ ꯊꯥꯖꯁꯨ ꯐꯣꯟ ꯑꯗꯨ ꯈꯨꯟꯒꯠꯂꯒ ꯐꯝꯐꯝ ꯑꯗꯨꯗ ꯆꯤꯡꯁꯤꯜꯂꯤ ꯑꯗꯨꯒ ꯊꯥꯖꯅ ꯍꯥꯏꯔꯛꯏ ꯀꯩꯗꯧꯔꯒꯦꯗ ꯂꯣꯌꯥ ꯉꯥꯏꯍꯥꯛꯇꯪꯗꯤ ꯇꯨꯃꯤꯟꯅ ꯂꯩ ꯃꯃꯤꯠ ꯑꯗꯨ ꯇꯞꯅ ꯄꯥꯡꯊꯣꯔꯛꯂꯒ ꯊꯥꯖꯗ ꯌꯦꯡꯂꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯊꯥꯖ ꯑꯩꯁꯦ ꯃꯪꯑꯣꯏ ꯍꯥꯎꯑꯣꯏ ꯀꯔꯤꯒꯨꯝꯕ ꯃꯦꯟꯃꯥꯟ ꯇꯥꯗꯕ ꯑꯃ ꯍꯦꯛ ꯎꯏ ꯀꯔꯤꯅꯣ ꯎꯔꯤꯕꯣ ꯈꯪꯗꯦ ꯍꯧꯖꯤꯛꯇ ꯅꯪꯒꯤ ꯐꯣꯟ ꯐ꯭ꯂꯥꯁ ꯂꯥꯏꯠ ꯐꯠ ꯐꯠ ꯈꯞꯂꯝꯂꯒ ꯇꯥꯔꯝꯕꯗꯨ ꯎꯕꯗ ꯑꯩꯒꯤ ꯃꯤꯠꯇ ꯑꯗꯨꯒ ꯍꯥꯏꯔꯞ ꯃꯥꯟꯅꯕ ꯑꯃ ꯑꯃꯨꯛ ꯎꯔꯛꯏ ꯑꯗꯨꯗꯩꯅꯦ ꯑꯩꯅ ꯀꯣꯛ ꯉꯥꯎꯔꯛꯏꯁꯦ ꯑꯗꯨꯗꯤ ꯁꯨꯝ ꯚꯥꯞꯅ ꯑꯣꯏꯔꯝꯅꯤꯌꯦ ꯂꯣꯌꯥ ꯈꯪꯗꯦ ꯃꯪꯗꯁꯨ ꯐꯖꯗꯕ ꯐꯤꯕꯝ ꯑꯃ ꯎꯔꯝꯃꯤ ꯍꯥ ꯀꯃꯥꯏꯅ ꯑꯩꯒꯤ ꯈꯨꯠꯁꯤꯗ ꯁ꯭ꯀ꯭ꯔꯨ ꯗ꯭ꯔꯥꯏꯚꯔ ꯑꯁꯥꯡꯕ ꯑꯃ ꯑꯗꯨꯒ ꯐꯤ ꯐꯠꯇꯕ ꯒꯥꯔꯤ ꯁꯦꯡꯗꯣꯛꯅꯕ ꯖꯥꯂꯣꯟ ꯑꯃꯒ ꯄꯥꯏꯔꯒ ꯆꯠꯂꯝꯃꯤ ꯑꯗꯨꯁꯨ ꯑꯩꯈꯣꯏ ꯕꯁ ꯉꯥꯏꯐꯝ ꯑꯗꯨꯗ ꯃꯗꯨꯗ ꯅꯨꯄꯤ ꯑꯃ ꯌꯥꯝꯅ ꯋꯥꯅ ꯃꯁꯛꯇꯤ ꯎꯗꯦ ꯁꯤꯠꯇꯨꯅ ꯆꯠꯂꯝꯃꯤ ꯑꯩꯕꯨ ꯍꯥꯠꯄꯤꯒꯅꯨ ꯍꯥꯏꯕꯒꯤ ꯃꯑꯣꯡꯁꯨ ꯇꯧꯏ ꯑꯗꯨꯒ ꯑꯩꯅ ꯁꯨꯝ ꯇꯥꯟꯅꯕꯗ ꯃꯇꯣꯝꯇ ꯕꯁ ꯑꯃꯅ ꯊꯣꯝꯗꯨꯅ ꯁꯤꯈꯤ ꯊꯥꯖꯅ ꯑꯁ ꯑꯗꯨꯏ ꯋꯥꯕꯨ ꯑꯗꯨꯗꯤ ꯃꯀꯨ ꯃꯪꯀꯥꯏꯗꯨꯅꯤ ꯃꯪ ꯑꯁꯤꯗꯤ ꯑꯗꯨ ꯉꯥꯛꯇꯅꯤ ꯑꯗꯨꯏ ꯋꯥꯗꯤ ꯑꯩꯁꯨ USA ꯀꯣꯏꯕꯒ ꯆꯠꯂꯝꯃꯤ ꯑꯗꯨꯁꯨ ꯏꯁꯥꯒꯤ ꯄ꯭ꯔꯥꯏꯚꯦꯠ ꯖꯦꯠꯇ ꯂꯣꯌꯥꯅ ꯐꯥꯒꯤ ꯇꯥꯊꯣꯔꯛꯀꯅꯨ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯑꯇꯩ ꯃꯪꯒ ꯌꯥꯝꯅ ꯃꯥꯟꯅꯗꯕ ꯑꯁꯤꯗꯅꯤ ꯊꯥꯖꯅ ꯍꯣꯏꯁꯤ ꯌꯥꯔꯦ ꯑꯗꯣ ꯅꯪꯅ ꯉꯁꯤ ꯌꯥꯝꯅ ꯊꯥꯖꯗꯅ ꯉꯟꯇꯥꯅ ꯂꯥꯛꯑꯣ ꯋꯥꯔꯤ ꯈꯔ ꯁꯥꯁꯦ ꯍꯥꯏꯗꯨꯕꯨ ꯀꯔꯤꯅꯣꯕ ꯑꯁꯨꯝꯅ ꯊꯥꯖꯅ ꯃꯃꯥꯏ ꯅꯣꯟꯊꯔꯞ ꯇꯧꯅ ꯅꯨꯡꯁꯤꯖꯅ ꯂꯣꯌꯥꯗ ꯌꯦꯡꯗꯨꯅ ꯃꯣꯜꯂꯤ ꯍꯥꯏꯔꯛꯏ ꯃꯍꯥꯛꯀꯤ ꯃꯇꯧ ꯑꯗꯨ ꯂꯣꯌꯥꯗꯤ ꯈꯪꯗ꯭ꯔꯗꯨꯅ ꯃꯍꯥꯛꯀꯤ ꯍꯥꯏꯐꯝ ꯊꯣꯛꯄꯗꯨ ꯍꯥꯏꯔꯛꯏ ꯑꯟꯖꯂꯤꯗꯨ ꯀꯗꯥꯏꯗꯩꯅꯦꯕ ꯊꯥꯖ ꯑꯟꯖꯂꯤ ꯄꯜꯂꯛꯄ ꯑꯗꯨꯗꯗꯤ ꯃꯃꯥꯏ ꯑꯗꯨ ꯃꯛꯁꯤꯟꯈ꯭ꯔꯦ ꯃꯣꯟꯗꯥ ꯑꯃꯗ ꯂꯩꯔꯝꯕ ꯑꯗꯨ ꯃꯥꯡꯈꯤꯗꯨꯅ ꯁꯨꯛꯊꯔꯛꯏ ꯑꯗꯨꯒ ꯍꯪꯂꯛꯏ ꯀꯩꯒꯤꯅꯣ ꯅꯪꯅ ꯃꯥ ꯌꯥꯝ ꯍꯪꯉꯤꯁꯦ ꯑꯩꯉꯣꯟꯗ ꯍꯦꯟꯅ ꯆꯤꯡꯅꯍꯜꯂꯤꯔꯥ ꯂꯣꯌꯥ ꯍꯟꯗꯛꯇꯤ ꯐ꯭ꯔꯤꯡ ꯁꯥꯎꯒꯠꯂꯛꯏ ꯑꯁ ꯅꯪꯒꯤ ꯆꯤꯡꯅꯕꯗꯣ ꯑꯝꯇꯗꯤ ꯇꯣꯛꯈꯣꯕ ꯑꯩꯅ ꯍꯪꯉꯤꯁꯦ ꯀꯔꯤꯒꯨꯝꯕ ꯈꯔ ꯑꯩꯅ ꯆꯤꯡꯅꯕꯒꯤꯅꯤ ꯊꯥꯖ ꯂꯣꯌꯥꯅ ꯐꯤꯡꯒꯠꯂꯛꯄ ꯑꯗꯨ ꯈꯪꯉꯤ ꯃꯍꯥꯛ ꯌꯥꯝꯅꯃꯛ ꯄꯪꯕ ꯃꯤꯒꯤ ꯏꯪꯒꯤꯠ ꯏꯔꯥꯡ ꯈꯪꯗꯕ ꯂꯩꯁꯥꯕꯤꯃꯛꯇꯤ ꯅꯠꯇꯦ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯐꯅ ꯅꯨꯡꯉꯥꯏꯇ꯭ꯔꯁꯨ ꯃꯗු ꯎꯠꯊꯣꯛꯇꯅ ꯇꯞꯊꯔꯛꯏ ꯍꯣꯏꯁꯦ ꯑꯗꯨ ꯀꯩꯗꯧꯔꯒꯦꯕ ꯂꯣꯌꯥꯅ ꯃꯥꯒꯤ ꯃꯃꯥꯗꯣ ꯑꯇꯣꯞꯄꯗ ꯃꯌꯨꯝ ꯄꯥꯟꯈꯤ ꯍꯥꯏꯗꯥꯏꯅꯦ ꯍꯥꯏꯌꯦ ꯑꯗꯣ ꯃꯃꯤꯡ ꯂꯩꯐꯝ ꯀꯥꯏꯗꯤ ꯃꯥꯅ ꯅꯣꯡꯃꯇ ꯍꯥꯏꯌꯨ ꯌꯥꯗꯦꯗ ꯂꯣꯌꯥꯅ ꯑꯗꯣ ꯃꯥꯅ ꯑꯩꯒꯤ ꯃꯔꯝꯗꯗꯤ ꯅꯣꯡꯃꯇ ꯅꯉꯣꯟꯗ ꯋꯥꯔꯤ ꯁꯥꯗꯕ꯭ꯔꯥ ꯊꯥꯖꯅ ꯁꯥꯗꯦ ꯀꯩꯗꯧꯔꯒꯦ ꯅꯪꯒꯤ ꯋꯥꯍꯪ ꯃꯌꯥꯝꯁꯤꯕꯣ ꯂꯣꯌꯥꯅ ꯑꯗꯨꯒ ꯃꯥꯅ ꯑꯩ ꯄꯥꯝꯃꯤ ꯅꯨꯡꯁꯤꯌꯦꯅ ꯅꯪꯅ ꯈꯟꯖꯔꯤꯗꯨꯗꯤ ꯀꯃꯥꯏꯅꯅꯣ ꯊꯥꯖꯅ ꯑꯗꯨꯗꯤ ꯑꯩꯅꯁꯨ ꯆꯤꯡꯅꯕ ꯑꯗꯨꯒ ꯋꯥꯍꯩ ꯃꯈꯥ ꯇꯥꯕ ꯅꯪꯗ꯭ꯔꯤꯉꯩ ꯂꯣꯌꯥꯅ ꯐꯠꯊꯜꯂꯛꯏ ꯃꯗꯨꯒꯤ ꯆꯤꯡꯅꯕꯗꯨꯗꯅꯤ ꯋꯥ ꯁꯣꯏꯔꯛꯇꯣꯏꯁꯦ ꯊꯥꯖꯅ ꯂꯣꯌꯥ ꯅꯪꯅ ꯍꯥꯏꯅꯤꯡꯂꯤꯕꯁꯤꯡꯗꯣ ꯂꯣꯏꯅ ꯍꯥꯏꯔꯣ ꯋꯥꯁꯦ ꯀꯣꯏꯊꯣꯛꯎꯒꯨꯝꯁꯦ ꯂꯣꯌꯥꯅ ꯇꯥꯎ ꯑꯩ ꯋꯥ ꯍꯥꯏꯒꯦ ꯑꯟꯖꯂꯤ ꯍꯦꯛ ꯃꯥꯡꯈꯤꯕ ꯃꯥꯅ ꯀꯣꯂꯦꯖ ꯀꯥꯔꯛꯈꯤꯗꯕ ꯅꯪꯅꯁꯨ ꯃꯥꯒ ꯄꯥꯎ ꯐꯥꯎꯅꯕ ꯉꯝꯗ꯭ꯔꯦ ꯐꯣꯟ ꯁ꯭ꯋꯤꯆ ꯑꯣꯐ ꯂꯩꯈ꯭ꯔꯦ ꯍꯥꯏꯕ ꯃꯇꯝꯗꯨꯗꯒꯤ ꯑꯩꯁꯦ ꯀꯔꯤꯅꯣꯃ ꯏꯇꯧ ꯇꯧꯏ ꯃꯗꯨꯅꯁꯨ ꯑꯩ ꯍꯟꯗꯛꯇꯤ ꯅꯤꯁꯥ ꯈꯔ ꯇꯣꯏꯅ ꯁꯤꯖꯤꯟꯅꯕꯅꯤ ꯑꯗꯨꯕꯨ ꯃꯗꯨꯅ ꯈꯔ ꯐꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯍꯦꯟꯅ ꯋꯥꯍꯜꯂꯤ ꯑꯗꯨꯒꯤꯅꯤ
ꯑꯩꯅ ꯆꯞ ꯆꯥꯕ ꯑꯃ ꯈꯪꯅꯤꯡꯂꯤꯁꯦ ꯊꯥꯖꯅ ꯃꯥꯅ ꯃꯥꯡꯈ꯭ꯔꯒ ꯅꯪ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕ ꯂꯣꯌꯥꯅ ꯑꯁ ꯊꯥꯖ ꯅꯪ ꯑꯗꯨꯃꯥꯏꯅ ꯁꯦꯔꯥꯅꯅ ꯑꯝꯇꯗꯤ ꯈꯟꯈꯤꯅꯨ ꯀꯩꯗꯧꯒꯦ ꯊꯥꯖꯅ ꯍꯣꯏ ꯑꯩ ꯈꯜꯂꯔꯣꯏ ꯑꯗꯨ ꯃꯈꯥ ꯇꯥꯔꯛꯑꯣ ꯂꯣꯌꯥꯅ ꯁꯥꯏꯕꯔ ꯀ꯭ꯔꯥꯏꯝ ꯌꯨꯅꯤꯠꯇ ꯆꯠꯂꯒ ꯃꯍꯥꯛꯀꯤ ꯃꯣꯕꯥꯏꯜ ꯅꯝꯕꯔꯗꯨ ꯄꯤꯔꯒ ꯂꯥꯁ ꯂꯣꯀꯦꯁꯟ ꯌꯦꯡꯍꯟꯁꯤꯔꯥ ꯊꯥꯖꯅ ꯑꯗꯨꯕꯨ ꯀꯥꯟꯅꯒꯗ꯭ꯔꯅꯦ ꯂꯣꯌꯥꯅ ꯑꯗꯨ ꯉꯥꯛꯇꯅꯤ ꯃꯤ ꯃꯥꯡꯈꯤꯕꯗ ꯍꯧꯖꯤꯛ ꯇꯧꯅꯔꯤꯁꯦ ꯊꯥꯖꯅ ꯑꯗꯨꯗꯤ ꯄꯨꯂꯤꯁꯅꯁꯨ ꯇꯧꯔꯝꯃꯣꯏꯗ꯭ꯔꯣ ꯂꯣꯌꯥꯅ ꯅꯪꯕꯨ ꯄꯨꯂꯤꯁꯅ ꯊꯋꯥ ꯁꯥꯕꯤꯗꯦ ꯍꯥꯏꯗꯥꯏꯅꯦ ꯃꯥꯒꯤ ꯀꯦꯁꯁꯦ ꯊꯥꯖꯅ ꯑꯗꯨꯕꯨꯗꯤ ꯂꯣꯌꯥꯅ ꯑꯗꯨꯅꯅꯤ ꯑꯩꯅ ꯌꯦꯡꯉꯨꯁꯦ ꯍꯥꯏꯔꯤꯁꯦ ꯊꯥꯖꯅ ꯑꯗꯨꯃꯥꯏꯅ ꯆꯪꯁꯤꯜꯂꯒ ꯍꯦꯛꯇ ꯌꯦꯡꯒꯦ ꯍꯥꯏꯕ ꯌꯥꯒꯗ꯭ꯔꯅꯦ ꯂꯣꯌꯥꯅ ꯑꯗꯨꯗꯤ ꯌꯥꯅꯕ ꯍꯥꯏꯇꯥꯔꯦꯗꯅ ꯃꯃꯥꯟꯅꯕꯅꯤ ꯑꯗꯨꯅꯤ ꯑꯗꯥꯅꯤ ꯍꯥꯟꯅ ꯃꯤꯁꯤꯡ ꯔꯤꯄꯣꯔꯠ ꯂꯩꯈꯤꯕꯗꯨꯅꯤ ꯍꯥꯏꯔꯒ ꯇꯧ ꯇꯥꯔꯦꯗꯅ ꯊꯥꯖꯅ ꯑꯗꯨꯕꯨ ꯑꯣꯏꯔꯗꯤ ꯌꯥꯏ ꯑꯗꯣ ꯀꯩꯒꯤꯅꯣꯕ ꯅꯪꯅ ꯑꯟꯖꯂꯤꯒꯤ ꯃꯇꯥꯡꯗ ꯀꯨꯞꯅ ꯈꯪꯅꯤꯡꯂꯤꯁꯦ ꯍꯟꯗꯛ ꯑꯃꯨꯛ ꯂꯣꯌꯥ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯊꯥꯖꯒꯤ ꯂꯦꯡꯖꯨꯝꯗ ꯃꯈꯨꯠ ꯑꯅꯤꯗꯨ ꯊꯝꯃꯤ ꯑꯗꯨꯒ ꯃꯃꯤꯠ ꯑꯅꯤꯅ ꯊꯥꯖꯗ ꯀꯨꯞꯇꯅ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ ꯊꯥꯖ ꯅꯪꯅ ꯑꯩꯁꯦ ꯐꯅ ꯉꯥꯎꯁꯤꯟꯅꯔꯁꯨ ꯑꯣꯛꯇ꯭ꯔꯁꯨ ꯅꯪꯅ ꯑꯩꯁꯦ ꯍꯨꯟꯗꯣꯛꯇꯨꯅ ꯆꯠꯇꯕ ꯉꯁꯤꯁꯨ ꯑꯩꯒꯤ ꯏꯃꯥꯡꯗ ꯂꯩꯔꯤꯁꯦ ꯅꯪꯅ ꯑꯩ ꯁꯦꯡꯅ ꯅꯨꯡꯁꯤꯕꯤꯕꯩꯅꯤ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯑꯩꯅꯁꯨ ꯅꯪꯕꯨ ꯅꯨꯡꯁꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯌꯣꯡ ꯏꯇꯧꯗꯨꯗꯤ ꯅꯪꯅ ꯍꯩꯅꯗꯦ ꯄꯥꯝꯗꯦ ꯍꯥꯏꯕꯁꯨ ꯑꯩ ꯈꯪꯉꯤ ꯑꯗꯣ ꯌꯦꯡꯉꯣ ꯑꯟꯖꯂꯤꯁꯦ ꯅꯪꯒꯤꯁꯨ ꯂꯨꯅ ꯇꯤꯟꯅꯖꯕꯅꯤ ꯅꯪꯒ ꯂꯨꯅ ꯇꯤꯟꯅꯖꯕꯅꯤꯅ ꯑꯩꯒꯁꯨ ꯑꯗꯨꯃꯛ ꯇꯤꯟꯅꯔꯨꯕꯒꯤ ꯑꯗꯨ ꯈꯛꯀꯤ ꯋꯥꯅꯤ ꯑꯗꯣ ꯑꯩꯅ ꯑꯔꯥꯟꯕ ꯃꯤꯠꯌꯦꯡꯗ ꯑꯔꯥꯟꯕ ꯋꯥꯈꯜ ꯈꯟꯈꯤꯕꯁꯨ ꯂꯩꯇꯦ ꯑꯗꯨꯕꯨ ꯃꯥꯅ ꯈꯜꯂꯝꯕ ꯈꯜꯂꯝꯗꯕ ꯍꯥꯏꯗꯨꯗꯤ ꯑꯩ ꯈꯪꯗꯦ ꯃꯤꯅ ꯅꯉꯣꯟꯗ ꯇꯝꯃꯛꯑꯁꯨ ꯃꯗꯨꯗꯤ ꯃꯤꯒꯤ ꯋꯥꯈꯜꯂꯣꯟꯅꯤ ꯃꯤꯒꯤ ꯋꯥꯈꯜꯂꯣꯟ ꯍꯥꯏꯁꯦ ꯆꯨꯝꯅꯤ ꯂꯥꯟꯅꯤ ꯍꯥꯏꯕꯁꯨ ꯉꯝꯗꯦ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯁꯨꯝ ꯆꯤꯡꯅꯍꯟꯕ ꯑꯗꯨꯒ ꯅꯪꯒꯤꯁꯨ ꯂꯨꯅ ꯇꯤꯟꯅꯖꯕ ꯑꯣꯏꯕꯅꯤꯅ ꯃꯥꯡꯈ꯭ꯔꯕꯁꯨ ꯂꯤꯈꯨꯟ ꯑꯃꯗꯤ ꯊꯤꯗꯣꯛꯁꯤ ꯍꯥꯏꯗꯨꯅ ꯑꯩꯅ ꯈꯜꯂꯤ ꯑꯗꯨꯅꯅꯤ ꯑꯩꯅ ꯅꯉꯣꯟꯗ ꯀꯨꯞꯅ ꯍꯪꯂꯛꯏꯁꯦ ꯑꯁꯤꯒꯨꯝꯕ ꯂꯣꯌꯥꯅ ꯅꯦꯅ ꯇꯥꯅ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗꯗꯤ ꯊꯥꯖꯔꯦ ꯃꯈꯣꯏ ꯑꯅꯤꯃꯛ ꯀꯣꯂꯦꯖ ꯑꯗꯨꯗꯒꯤ ꯁꯥꯏꯕꯔ ꯀ꯭ꯔꯥꯏꯝ ꯌꯨꯅꯤꯠ ꯇꯝꯅ ꯆꯠꯈ꯭ꯔꯦ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯒꯥꯔꯤ ꯊꯧꯕ ꯍꯥꯏꯕꯁꯤ ꯗ꯭ꯔꯥꯏꯚꯔꯒꯤ ꯃꯈꯥ ꯌꯥꯝꯅ ꯄꯣꯜꯂꯤ ꯏꯁꯝ ꯁꯝꯅ ꯗ꯭ꯔꯥꯏꯚꯔ ꯑꯃꯗꯤ ꯒꯥꯔꯤ ꯑꯗꯨꯗꯤ ꯃꯁꯥ ꯑꯃꯠꯇꯅꯤ ꯑꯗꯨꯒ ꯇꯣꯡꯂꯤꯕ ꯃꯤ ꯄꯦꯁꯦꯟꯖꯔ ꯑꯗꯨꯅ ꯇꯣꯉꯥꯟꯕ ꯑꯃꯅꯤ ꯐꯅ ꯊꯤꯅ ꯇꯨꯁꯤꯜꯂꯁꯨ ꯐꯅ ꯊꯤꯅ ꯑꯦꯛꯁꯤꯗꯦꯟ ꯇꯧꯔꯁꯨ ꯑꯌꯥꯝꯕ ꯃꯇꯝꯗ ꯇꯣꯡꯉꯛꯄ ꯃꯤꯗꯨꯅ ꯈꯔ ꯍꯦꯟꯅ ꯑꯗꯨꯝ ꯁꯣꯛꯏ ꯏꯁꯝ ꯁꯝꯅ ꯕꯁ ꯑꯃ ꯂꯣꯡꯕꯗ ꯗ꯭ꯔꯥꯏꯚꯔꯗꯤ ꯍꯦꯛꯇ ꯌꯥꯎꯔꯝꯗꯦ ꯒꯥꯔꯤ ꯃꯆꯥ ꯑꯃ ꯁꯤꯠꯄ ꯃꯇꯝꯗ ꯑꯊꯧꯕ ꯃꯤꯗꯨꯗꯤ ꯍꯦꯛꯇ ꯁꯣꯛꯂꯝꯗꯦ ꯑꯗꯨꯕꯨ ꯇꯣꯡꯉꯛꯄ ꯃꯤꯁꯤꯡꯗꯨꯗꯤ ꯍꯦꯛꯇ ꯁꯣꯛꯂꯝꯃꯤ ꯃꯁꯤꯒ ꯆꯞ ꯃꯥꯟꯅꯩ ꯍꯦꯟꯗꯜꯃꯦꯟ ꯑꯃꯗꯤ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯒꯤ ꯐꯤꯚꯝꯁꯦ ꯍꯦꯟꯗꯜꯃꯦꯟ ꯑꯗꯨꯗꯤ ꯀꯌꯥ ꯁꯣꯛꯇ꯭ꯔꯦ ꯑꯗꯨꯕꯨ ꯌꯨ ꯇꯞ ꯇꯥꯕ ꯃꯈꯩ ꯉꯥꯎꯗꯨꯅꯁꯨ ꯇꯣꯡꯉꯛꯄ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯗꯤ ꯐꯅ ꯊꯤꯅ ꯁꯣꯛꯂꯦ ꯍꯧꯖꯤꯛ ICUꯗ ꯂꯩꯔꯤ ꯍꯦꯟꯗꯜꯃꯦꯟ ꯑꯁꯤꯗꯤ ꯃꯌꯨꯝꯗ ꯄꯣꯊꯥꯗꯨꯅ ꯂꯩꯔꯦ ꯃꯈꯣꯡ ꯃꯈꯨꯠ ꯈꯔ ꯍꯨꯕꯥꯠꯂꯁꯨ ꯋꯥꯈꯜꯗꯤ ꯑꯟꯖꯂꯤꯒꯤ ꯋꯥꯈꯜꯗ ꯂꯩꯕꯅꯤꯅ ꯋꯥꯈꯜ ꯂꯩꯅꯥ ꯑꯣꯏꯔꯦ ꯌꯦꯡꯂꯨꯕ ꯃꯐꯝ ꯈꯨꯗꯤꯡ ꯑꯟꯖꯂꯤ ꯂꯩꯔꯝꯗꯕꯣꯏ ꯇꯅꯤꯡꯉꯤ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯋꯥꯈꯜꯗ ꯑꯟꯖꯂꯤꯒꯤ ꯁꯛꯇꯝ ꯑꯗꯨꯅ ꯆꯨꯈꯤꯕꯅ ꯑꯟꯖꯂꯤꯕꯨ ꯃꯍꯥꯛꯀꯤ ꯃꯤꯠꯃꯥꯡꯗꯒꯤ ꯃꯨꯠꯄ ꯉꯝꯗ꯭ꯔꯦ ꯑꯃꯨꯇꯣꯝꯕꯤꯒꯤ ꯌꯨꯝꯁꯨ ꯍꯥꯟꯅꯒꯗꯤ ꯌꯥꯝꯅ ꯃꯥꯟꯅꯗ꯭ꯔꯦ ꯃꯄꯨꯔꯣꯏꯕ ꯁ꯭ꯌꯥꯝꯅ ꯃꯇꯝ ꯑꯃ ꯒꯥꯔꯤ ꯆꯠꯇꯨꯅ ꯅꯣꯡꯃꯒꯤ ꯇꯥꯜꯂꯛꯄ ꯁꯦꯜꯁꯤꯡꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯖꯔꯝꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯌꯨꯗ ꯂꯥꯏꯆꯨꯗꯨꯅ ꯂꯩꯈ꯭ꯔꯦ ꯁꯦꯜ ꯀꯔꯤꯃꯠꯇ ꯊꯣꯛꯇ꯭ꯔꯕꯅꯤꯅ ꯅꯨꯄꯤ ꯃꯥꯅ ꯉꯝꯅꯕ ꯇꯧꯔꯤꯕꯅꯤ ꯃꯗꯨ ꯉꯝꯅꯕ ꯍꯣꯠꯅꯔꯛꯄꯗ ꯏꯃꯨꯡ ꯃꯍꯤ ꯂꯥꯡꯕ ꯑꯗꯨꯝ ꯇꯥꯔꯦ ꯏꯁꯧ ꯂꯥꯡꯒꯟꯕꯤ ꯍꯥꯏꯕꯗꯨꯁꯨ ꯑꯣꯏꯔꯦ ꯑꯗꯨꯕꯨ ꯃꯄꯨꯔꯣꯏꯕ ꯑꯁꯤꯅ ꯒꯥꯔꯤꯁꯨ ꯌꯣꯟꯊꯣꯛꯇꯨꯅ ꯃꯇꯧ ꯀꯔꯝꯅ ꯌꯨꯗ ꯂꯥꯏꯆꯨꯈꯤꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯀꯌꯥ ꯈꯪꯕ ꯅꯠꯇꯦ ꯃꯗꯨꯒꯤ ꯃꯔꯝ ꯑꯗꯨꯁꯨ ꯍꯪꯒꯠꯇꯨꯅ ꯊꯤꯒꯠꯂꯨꯔꯕꯗꯤ ꯇꯨꯗꯨꯝ ꯆꯨꯡꯒꯅꯤ ꯃꯆꯥ ꯂꯣꯌꯥ ꯂꯥꯛꯄ ꯑꯃꯗꯤ ꯂꯩꯁꯅꯥꯗꯤ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯐꯥꯎ ꯈꯪꯗꯦ ꯃꯄꯥꯗꯨ ꯒꯥꯔꯤ ꯐꯖꯅ ꯊꯧꯗꯨꯅ ꯁꯦꯜ ꯐꯖꯅ ꯇꯥꯜꯂꯝꯃꯤ ꯍꯥꯏꯕꯁꯤ ꯈꯛꯅꯤ ꯈꯪꯂꯤꯕꯁꯦ ꯑꯇꯩ ꯀꯔꯤ ꯑꯍꯦꯟꯕ ꯑꯃꯠꯇ ꯈꯪꯗꯦ ꯀꯔꯤꯕꯨ ꯈꯪꯂꯨꯅꯤ ꯃꯃꯥ ꯑꯁꯤꯁꯨ ꯊꯣꯏꯅ ꯈꯪꯕ ꯅꯠꯇꯦ ꯍꯪꯂꯨꯔꯁꯨ ꯄꯪꯁꯥꯎꯗꯃꯛ ꯁꯥꯎꯔꯛꯏ ꯑꯗꯨꯕꯨ ꯀꯔꯤ ꯈꯜꯂꯨꯔꯕꯅꯣ ꯈꯪꯗꯦ ꯉꯁꯤꯗꯤ ꯑꯃꯨꯇꯣꯝꯕꯤ ꯄꯥꯉꯥꯡꯗ ꯉꯥꯡꯗꯨꯅ ꯂꯩꯕꯗ ꯃꯄꯨꯔꯣꯏꯕꯅ ꯒꯥꯔꯤ ꯊꯧꯔꯝꯕꯒꯤ ꯃꯇꯥꯡ ꯍꯦꯛ ꯌꯥꯎꯔꯛꯏ
Maduda macha Laisna aduda changsin hanglai. Laisnana Ima akhoi bababu gari phajana thorami haido kaidobui tokrino haujina phajana thorami hairaga amu tombina khangde bema man lam chatpani aina sakhumda lehobani gari bu khanglunege Laisnana gari mapuduna to lairaba amu tombina nate he kadai dagino gari dusu aikhoi ginine Laisnana aduga gari thobu toiba gari duna kadai chirkraba amu tombina kanana khangi bema gari do kadai yokhurbono do gari dubudi aikhoi gini ado paisa chilena yonthokhreni dana Laisnana kaidobuda chiliba paisa amu tombina matamdo nabungsi poklamdai matamni aduda paisa kar changi madugi yonkreni Laisnana adui matungdagi adum tokhrabo amu tombina tokteda marak amasu sada thakta yadabanina migi gari khara thorami ado migi mapot sijinna baibase gari dabu nungainege migi phurikhaw humubaga chap manaido aduna adu sukui haude adum gari thobu tokre adudagi yu khara thakpa haureise aduga hausikna yurai churuga leiredana Laisnana ado babana gari thobuda kai nungaina dabaga leiyuchano amu tombina khangde mi be manangbo nangna marol ama pangang dangi Laisnana kai khangdri noi mana imaga babagadi amata natro sega maiga tanaraga toba thabukpu nangna karimta khangde kai dudi ima nangna pangbagi wani kanana khangpono miramda chalamaga miga khanabadagi amugana chalubu yadaba natragana mingondaga karan taramboi oiramadi kamai tawni amu tombina napabo swaida leikibra aibu ngangi ngai de uhodrene Laisnana satkrabani amu tombin hari yengoi mana gari ahanba thoba haurakpado ai leisari madudagi khangnaraktuna yum pala inisida ado matam khara leiraga magi mong matawdo aina iching chingnaba marak asi thana Laisna adun hangi ima kaino chingnaibo amu tombina makha tari ngai khoi hana mukta tako adudagi aina mase sum mawngdu yengena tawbani adugadi furit khawdaga lei phaja bagi yaurami aingonda paisa leite na tawraga lona furit khawda paisa phanayam yauraga leiramba yamna yawe aduda ibema aina hangurasu pangchai jeri aidi chathoktabanina kaimta khangdrabanina mana da chumboi adum ningledana aina susum khalaini mase matamduda napiga koi jalana adudagi nabungse mirolingai matamdadi masi kainoma itawtore aiga hanna yengbiraktre magi abo tanpham thokko paisado aingonda sinarakata toi nongmota ise isa wai sangdre kaina luna tawbibaga yawti madugi mahutta pangchata chatki thabakni haraga aduga paisa su thoina watpa natabado noi tamo pomda sida paisa kaurani paisa chilena gari du thok yon thoini dara adugi matung gari su thokdre nabung asisu hannaga yengbi ponte ai itomtan honara ini adudagi aina takmandana ma migi gari amada tek khara chalamidana jahi ani hum chalamaga adum tokre aduso adugi makha tarakpadadi yuga adum loinaraga leidisini bema mama asigi warisi Laisna munna tai mapagi lisit asi karigumba kharati soiba mali haibasi mahak chap chana khangle film kayada uriba adugumna lam chathokpa nupasingna katuk karan tawruba asi tattana thoi madumak oiramgani haina fawba Laisna di khale asi khanna leiringai makhoi yungge mangonda paliba thunaw aduda kanagumba ama cheptharudunu yengpadu hek oi maduda Laisna mamit adu sukchindunu yengi adudagi lepamba adu fat hanjanki maduda mahak khangprek khangladuna imung aduda chensinki madu ubada amu tombidi tingak yengdun lewi imungda prap changduna yengu matamdasu karimata leiramdre maduda mahakti pungak ngakre mamada madu tamlabasu henadum onsinduna chairami imungdabu kadaidagi bhutno haiduna tasengbari singamdana sikiba thawai ama pendraduna mahaki mari leinaba natraga mahaki matangda nainarakpa hangnarakpa mipung khudingda mahaki thawai asina koyin inai madumakna
Ngasidi loya thaja leisna driver amadi handleman singda mahaki thawai asisu mami uba horaklibase thawai asi Anjali gi thawai oiramgadoribra natraga kanagino Anjali siramdragana kanagi thawai Anjali sikre haina handleman driver aduna leirurasu amuk khanna makhoin urakliba asina amuk kari takliba tasengna Anjali sikhrbra natraga sidribra haibu wahangsigi paukhum phangdre Amaromda kanamtang asisu maninglomda leiba makhura amadi madom chagi likhun khangde pumnamak asi thaja amadi loyana khanglakhidra makhoidagi hendoraktuna ngasidi loyagi mapa siamgi warisu amuk darkar leirakle minabudi kaisu masak thidabu wari amata takhidri mahaki warida adubo kanana khangni miyoibagi saktamdi ani sui maithongni saktam amasung thamoigi saktam Thamoigi saktam haibasidi thamoiga mari leinaba misaktana khangadabani mahakidi thamoiga mari chetna leinariba mahaki nupi amutombina haithoi singthoi daba oibana karigumba amata khangdre adubo handaki matang asidi loyagi khutta kana bu mara leiba misak ama tagadoribano haiba kanamtana haiba ngamdre pana ngausinnarubasu loya mahai masingdi adumak mirak thokpa ngamna haibanina apangba mi amadi nate mina honariba sor ngangnariba wahisingi artha hainariba ingitsigi maram sit nana khangi adumaknasu masana masa thajajabana maram oiraga ngasisu mahaki nungsinajbi nupi asigi mamanabi mangkiba asida hena pukning sangsilibani matang asidasu thajagi achoba role di yauri mahaknasu mahak khangna jariba loya asida support tawdrabadi mai pakadaba mande madumakna lairik hairuba haibasigi kanaba phanglini lairik haibasidabu maduda yauriba formula theorem laws punmak asi punsida apply tawnaribani thajasu pomnamaksigi mahina hena singba ma ohelibani cyber crime unit ta inform tawba chatkiba adugi result kari oirakani maduna maram oiraga loyagi chingnaba karamba mayo lakani natraga thau leitaba mafamda thau thiba taga doribra loya ngasidi class loiba ngaibada ware thajasu class ta pukning thoina changdre amaromda loya da chingnabadi hek kokpa ngamde koke khalurabasu hekta ngamdribasi cyber crime unit adugi result adudani somdana loya adugi wafam amata yaude mangonda pirakba mangtak tugi matung ina phanglakliba cyber crime ge report asi hena lambi ama uhlai Anjali pu phangnadaba thibada class adu hek loibaga loya thajada message tharmi thaja ai chalage ngasidi aina chingnaba kaya se tapna sumlak tori aduna yumda su hangba yaba wari sida tanaba yaba imanabaga oigera amaga oigera ai hangnaruke asi tharamduna chatkre adubo somdadi thaja achakpa maida ghi haiba haibadu oiga dore karamnadi oiroi kanagombi ama oirasu oigani hanadagi hauna Anjalina loyabu pamjai haibasi chingnana Anjali mangkiba mafam last location asisu loyagi lamda oirakpa asida thaja pukning hena leita handre amaromda loyagi mawng matau asidadi thajare haibabu Anjalina kadai fabo yona mafam aduda chatlaga kari thabak pangthokhribano haibasi hena phattana khalakle adubu mahakti khanjabadani karibu tawruni kanadabu chatlaga wakatluni masimangna nupi oibisingna khanjinba haibisidagi phattaba mayam amasu thoglakpa yauribani somda suloya wakal mari khali last location asi makhogi khun adu nakna oi haibisida hena wakal adu khali exact point adu maga khanglabadi hena nungai gadabani haibabu adu makti report adu di yaudre adubu man hena nungai ribasi mahaki manglamda uba thogdok aduga report asiga mari leinaram labadi bus stand aswaida suidana oigani haibasini asumna khalingai anauba handleman adu bara khomla itaw bara loya bara adu pire aduga amu hangi amasigi bus thorambado
Kamaina Torino Kambro. Hendelmena. Kangdeda. Hauzik ICU da lay haigum tawbani. Ado maga chatminabadudi thoina soktaba male hai. Yumda puthare haigum tawi. Oh, loya asi haidun lehawi. Ngayhak amuk leiraga sit adudagi hawgalaklaga Hendelman aduna sit ahangba amada famliba adugi manakta famthai. Aduga amuk wari haujili. Ado kaino mahangene. Kaino. Loya na hai. Nuisu aikoi line sida hanade hona bus adum chenba natro. Hendelman ha. Chele. Bus sibudi atopana thorambani dana. Loya na hai. Ado noina handak marak tha amamuki mamangdagi aikhoiromda mi anobaga lakpa haidi amukta ukhidreba mi lakpa di khangbro. Hendelman adu mamit lauthokpa makhai yengi aduga hari. Hera ibo. Nongmuda tongiba passenger si yam khajani. Maduda khangiba haibabu khara he close oiruba ama ani du khaki wani. Ataidi amada sukhangde nang phaukai denu khangde. Loya adu khangnok nokthorai. Aduga hari. Ihe aidi khangang badra khalure. Aibudi lamlai bus stand laibado adudagi changaga laiye. Hendelman hari. Hoiba adu oirasu aikhoi bus se paiba koitre. Hana thorumba bus tu su nungaitena sida muk thorini. Adusu mahajonduna hanigi driver do sooga lairena. Aduni si yengo. Bus asu yam yamasi sigi lambi sida chelisida nangi wado kanam khangoi. Nangna hangi hairagana nangna sigi bus asida hanade tongi haibanina adugi Hendelman duda hanguso. Driver du budi hanguba yararoidana. Asi haiduna wari adu loisin badaidi loya Hendelman aduda hangsira haina amuk khale. Adu bahoksik khumlakli ba asigumna chap manana khumlaklabadi haiduna amuksu hek hangba tali. Asi khana bus tagi kumhaure. Mahakne hek kumbaga bus stand aduda mahaki mapa adu yu ngauduna tadun lerami. Madu ubada manakta sangsinduna mapa dubu kawi. Baba, mapa adudi yu ngauri phairi menman tadan ngangdun leri. Adubo mahakna haidorakpa wa amada loya lakak chai. Mapa syamna. Karigino nangna mafam asida changaise. Mafam se nangna kai oina uge. Loya na hai. Baba na sida lambi mapan sida sumaina lebase phajate. Imung doina changse. Syamna hai. Is nangna nahange ngaubadi yaraga aina ngaubna kai gi yaroi. Mapa aduna haning liba wa adu loya chap chana khangi. Mahakna dendrite churup yu thaktuna ngausin naruba adu mapa na su khangbanina madu hairak libani. Loya na khumi. As baba yarese imung changna silao. Asumna tawduna mapa adu samduna imung lomda changlai. Adubo waiting set aduda kana gombi ama leptun lehubugi makhol adu loya gi manakong da tarki. Matamdu da mahak phat leithokuna koyeng yengi. Adubo kana su udi. Magi matau aduda ngauri phairi mapa adusu ngang balepti. Kaidore mo. Kana mu rogle. Kana mu roge banangso. Mapa gi choirol ni khanduna amuk mai phat onthokuna yum tamna lai. Mayum yauruba matamda mapa adubu phamum phawu pusinlamle. Aduga mahaksu mahaki kada changduna pothai. Khajik khangba horakpa clue adu kamdona khangdokani haibigi wakhalda mahak ka adudagi hendre ngasidi. Asumna khalingai numitsu takre. Somdasu machal leisnana yungi kupnom tawri. Mama adusu masa nungaite makok chi haiduna phamungda changkre. Mapa adusu phamungda nakhor aduna tungkre. Babung suka adudagi hendoraktre. Matomta imung loisanbada awaba amadi oire. Maikhu marakta chotli tawba sing aduna yamna wana thongba chaktusu mangon hena maisa langhanba amadi oirabani. Adubo uchin nachin madusu loisinduna imung adugi mi singtu mathang mahakna kauruduna chak chaminare. Charabu matung asida phawba ataidudi tumin magi kada changkre. Adubo mahakti thabak mayam adusu hundoktuna tokthokpadi yadabanina kolik adu mathang loisili. Hayengi ngairoi haiduna kon adusu phengtoknaba yena kharomda thoklai. Mahaki phone aduda isai tharaduna asum phengba horpu matamda paliromdagi Inaw
asumna kauri matamduda mahakna thoina khalute maramdi yumthangnaba mina koubu oiramgani haina adubo handak mukti inaw leisna asumna kaurakpa aduda chap lepi mamit mana adu sangdoktuna kanano kauraklisya haiduna khali nakanda tharibi sei adusu amuk muthatle aduga munna tai karimta hekta traba adudadi amuk babna oira male khanduna kol adu phengba makha chatai handak mukti khonjel khara haurapna inaw lesna nangbo aina kaulise tadrabo asumna haiduna hairakpa matamdadi kolik makhutna pairamba adu khangtha thadai makhada madugi makhol tana nakong singjai phau yeire aduga hek thangnaba mikuptana sangkoida leiriba maki pisakon aduda kanagumba amana phi sabagi makhol tarai madu tabada amukka hena lawai luton sale kanana sumhaki pisakon asida kakatuna phi sadabani mahaki mama aduna phawa karino madi tawre haiduna yana kharumda tapna khongthang makhol phawa thogandana cheptha duna sumang tamna lakli mamai adusu humang marik chotli mamli tawba asida mamit adu sangtoktuna yengbagi mamit tusu tapna ngangsilai yana kha aduda sumlaktuna mangol sida yorakpa adudadi amamba marak aduda kanagumba amana phi sabadu ure madu ubada kanano haidun hangi leisnana kanano phi sari dubo karimta khumlakte amukka suhana kawi kanano phi sari dubo aduda handak mukti phi saramba adu chap lepkre mahakna kauri basi taraba male haiduna amukka su kawi kanano haibane aduda phi sari dubo handak mukti tuminna leirambadagi pisakon adu thok nomduna akiba phangna amamba maraksida hairakbadagi laisna wanthade da khai masa pomba jing lawa makai pakhatuna imungda kanna chensilai mahakna chensilakba aduda mabungna kauri kaidore bema laisna masin adu khumduna mahaki phamungda prap kakhali aduga phaisup aduna jingkhatuna hipi mahaki manakta hipliba mama adunadi masa nungaiti haiduna soli mali hanglai ibema kaidorage nangbo hatu changai sibo leisna kimalladuna makhol fabo thogandana kapri phaijuk manung asida mama da tamlurabasu mama gi haunabisiga kaishu thajabiroi haiduna karimta fawba khanghandribani mapa da tamlurasu yungawba mapanina karibu hairakluni mabungda tamdaudusu kimanduna karimta hairamdre leisna hausik ukhiba takhiba kaya aduna kimalladuna phaijuk manungda yamna wana kapli adubo kona masagi akiba adu phathajaraga mapi adu taithokle mabungda tamduna hairage haiduna phamung adudagi haugalai aduga mamanglomda leiriba mabungi ka tamna lai lakli brambi asida mamlabasu mamna mahaki pisakon leiba aduga mayoknabanina uri adubu mahak hangadna fawba yengdre mafam aduda mabungi kagi hek thong aduda lepi aduga tapna thinduna mabungbu kawi tamo mabung adudi ningaidana tumthakiba kuidribanina tasu tadre amurak anirak kaurabasu tamanlaktrabasida laisna mahaki phamung aduda muklakle phamungda changduna mahaksu tumnaba semsai adubu wakhaldadi tumthanabagi wakhal oidre phanayam kuina tumthau yadan leiraba matungda nongalamdai adudadi waraduna tumthakiba khanghaudre somda su thaja ayuk nganna loisinduna mahaki gari adu thoktorai yamna mak lapadi nate adubu gari na khudong chagani haiduna gari da oina laklibani ayuk angan banina natai chadaba midi itheng thengnadre ngasidi nahan khai matam oiradi mamit mana choiba yurai chuba laikai gi leibung phamba mayam thengnabani minute taret nipan muk thoraga yum amagi get mamangda khami get adusu jingan hapani get adu tapna hangdoktuna changakpadadi mangonda miyai oirap tobo nupa ama makhong yan thaduna phamlami mahaktu phibam di sokle
ꯌꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯁꯥ ꯃꯎ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇꯅ ꯐꯝꯂꯤꯕꯁꯤ ꯑꯟꯖꯂꯤꯒꯤ ꯃꯄꯥꯅꯤ꯫ ꯊꯥꯖꯅ ꯍꯥꯏ, ꯕꯕꯥ, ꯃꯄꯥ ꯑꯗꯨꯅ, ꯅꯪ ꯂꯥꯛꯏꯔꯥ? ꯉꯁꯤꯗꯤ ꯑꯌꯨꯛ ꯑꯉꯟꯕꯅꯤꯅ ꯌꯨꯁꯨ ꯊꯛꯇ꯭ꯔ ꯃꯥꯜꯂꯦ꯫ ꯇꯤꯛ ꯇꯤꯛ ꯂꯥꯎꯅ ꯑꯗꯨꯝ ꯈꯨꯝꯗꯣꯔꯛꯏ꯫ ꯊꯥꯖꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯏ, ꯕꯕꯥ ꯏꯊꯟꯇ ꯇꯧꯐꯝ ꯈꯪꯂꯔꯣꯏ ꯍꯥꯏꯗꯨꯅ ꯑꯩ ꯕꯕꯥꯒꯤ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯕꯤꯔꯝꯒꯦꯅ ꯂꯥꯛꯏꯅꯦ꯫ ꯃꯇꯥꯡ ꯑꯗꯨꯗ ꯃꯄꯥ ꯑꯗꯨ ꯀꯌꯥ ꯊꯧꯁꯥꯕꯗꯤ ꯑꯣꯏꯗꯦ꯫ ꯊꯥꯖꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯑꯗꯣ ꯕꯕꯥ, ꯑꯩ ꯀꯩꯅꯣꯝꯇꯗꯤ ꯍꯪꯒꯦ, ꯁꯥꯎꯔꯛꯀꯅꯨꯀꯣ꯫ ꯃꯄꯥ ꯑꯗꯨ ꯃꯃꯤꯠ ꯍꯥꯏꯔꯞ ꯄꯩꯅ ꯌꯦꯡꯂꯛꯏ꯫ ꯊꯥꯖꯅ ꯑꯟꯖꯂꯤꯗꯨ ꯑꯁꯨꯝꯅ ꯍꯥꯏꯔꯤꯉꯩ ꯃꯄꯥ ꯑꯗꯨ ꯐ꯭ꯔꯤꯡ ꯁꯥꯎꯒꯠꯂꯛꯏ꯫ ꯃꯥ ꯀꯩꯗꯧꯔꯒꯦ? ꯃꯥ ꯀꯩꯗꯧꯔꯒꯦꯕ? ꯃꯥꯒꯤ ꯃꯇꯥꯡꯗ ꯍꯪꯕꯒꯤ ꯅꯃꯥꯗ ꯅꯪ ꯁꯤꯗ ꯂꯥꯛꯏꯔꯥ? ꯅꯠꯇꯦ ꯕꯕꯥ, ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯑꯃꯨꯛꯇ ꯇꯥꯕꯤꯈꯣ꯫ ꯃꯄꯥ ꯑꯗꯨ ꯑꯃꯨꯛ ꯐꯝꯐꯝꯁꯤ ꯍꯣꯡꯗꯨꯅ ꯐꯝꯃꯤ꯫ ꯑꯗꯨꯒ ꯊꯥꯖꯅ ꯃꯈꯥ ꯇꯥꯏ, ꯕꯕꯥ, ꯑꯟꯖꯂꯤꯗꯣ ꯑꯩꯒꯁꯨ ꯂꯨꯅ ꯇꯤꯟꯅꯖꯕꯅꯤ꯫ ꯑꯗꯣ ꯍꯟꯗꯛ ꯃꯐꯝ ꯃꯔꯥꯡ ꯈꯪꯈꯤꯗ꯭ꯔꯤꯁꯤ ꯑꯩꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ꯫ ꯃꯄꯥ ꯑꯗꯨ ꯇꯥꯗꯃꯛ ꯇꯥꯏ, ꯋꯥ ꯃꯈꯥ ꯑꯃ ꯐꯥꯎꯕ ꯇꯥꯔꯛꯇꯦ꯫ ꯊꯥꯖꯅ ꯍꯥꯏ, ꯃꯥꯅ ꯈꯪꯍꯧꯗꯅ ꯃꯥꯡꯈꯤꯕꯁꯦ ꯑꯩ ꯃꯔꯝ ꯌꯥꯝꯅ ꯈꯪꯅꯤꯡꯉꯤ ꯕꯕꯥ꯫ ꯃꯄꯥꯅ ꯍꯥꯏ, ꯑꯗꯨꯒꯤ ꯑꯣꯏꯔꯗꯤ ꯅꯪ ꯆꯠꯈ꯭ꯔꯣ, ꯑꯩ ꯃꯈꯣꯏꯒ ꯃꯔꯤ ꯑꯃꯠꯇ ꯂꯩꯅꯗꯦ꯫ ꯊꯥꯖꯅ, ꯀꯝꯗꯧꯅ? ꯕꯕꯥꯗꯤ ꯑꯟꯖꯂꯤ ꯃꯥꯡꯈꯤꯕꯗꯣ ꯀꯔꯤꯝꯇ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯗꯕ꯭ꯔꯥ? ꯊꯥꯖ ꯍꯟꯗꯛꯇꯤ ꯃꯐꯤ ꯐꯥꯎ ꯁꯤꯟꯊꯅ ꯌꯥꯝꯅ ꯊꯃꯣꯏ ꯁꯣꯛꯅ ꯃꯄꯥ ꯑꯁꯤꯗ ꯍꯪꯉꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯃꯄꯥ ꯑꯗꯨꯗꯤ ꯀꯔꯤꯁꯨ ꯅꯥꯆꯨꯡꯗꯦ꯫ ꯃꯄꯥꯅ ꯍꯥꯏ, ꯑꯩꯒꯤ ꯅꯨꯄꯤ ꯂꯩꯇꯦ, ꯑꯩꯒꯤ ꯏꯆꯥ ꯂꯩꯇꯦ꯫ ꯂꯩꯇꯕꯁꯤꯅꯅꯤ ꯃꯈꯣꯏꯅ ꯃꯈꯣꯏ ꯁꯥꯐꯒꯗꯕ ꯃꯐꯝꯗ ꯆꯠꯈ꯭ꯔꯤꯕꯁꯦ꯫ ꯃꯁꯤꯗ ꯑꯩꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏ, ꯑꯩꯒꯤ ꯑꯄꯦꯟꯕ ꯍꯥꯏꯗꯣ ꯃꯁꯤꯅ ꯑꯣꯏꯔꯤꯕꯅꯤ꯫ ꯃꯄꯥꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯊꯥꯖ ꯍꯦꯟꯅ ꯊꯃꯣꯏ ꯁꯣꯛꯂꯦ꯫ ꯄꯦꯟꯖꯗꯗꯅ ꯉꯥꯡꯂꯤ ꯃꯥꯜꯂꯦ ꯍꯥꯏꯗꯨꯅ ꯑꯃꯨꯛꯁꯨ ꯈꯟꯗꯣꯛꯏ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯋꯥꯍꯪꯗꯤ ꯃꯈꯥ ꯑꯗꯨꯝ ꯇꯥꯔꯛꯏ, ꯑꯗꯣ ꯕꯕꯥ, ꯃꯥꯅ ꯆꯠꯈ꯭ꯔꯤꯕꯁꯤ ꯏꯃꯥꯗꯨꯒꯤ ꯃꯅꯥꯛꯇꯗꯤ ꯑꯣꯏꯔꯝꯒꯗ꯭ꯔꯥ? ꯑꯣꯏꯔꯝꯒꯅꯤ꯫ ꯑꯗꯨꯗꯤ ꯑꯩꯁꯨ ꯃꯅꯥꯛꯇ ꯆꯠꯅꯤꯡꯉꯤ꯫ ꯑꯁꯤ ꯍꯦꯛ ꯍꯥꯏꯔꯛꯄꯗ ꯃꯄꯥ ꯑꯗꯨꯅ ꯊꯥꯖꯗ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯂꯛꯏ꯫ ꯊꯥꯖꯅ ꯃꯈꯥ ꯇꯥꯏ, ꯕꯕꯥ, ꯑꯟꯖꯂꯤꯗꯣ ꯑꯩꯒꯤꯗꯤ ꯂꯨꯅ ꯇꯤꯟꯅꯖꯕꯅꯤ꯫ ꯑꯗꯨꯅ ꯕꯕꯥꯕꯨꯁꯨ ꯑꯩꯒꯤ ꯍꯦꯛ ꯏꯄꯥꯒꯨꯝꯕꯅꯤ ꯈꯟꯖꯕꯅꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯃꯄꯥꯗꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯃꯩ ꯍꯧꯕ ꯃꯈꯩ ꯁꯥꯎꯔꯦ꯫ ꯌꯥꯔꯦ, ꯇꯥꯅꯤꯡꯗ꯭ꯔꯦ, ꯅꯈꯣꯏ ꯃꯌꯥꯝꯒꯤ ꯑꯩꯅ ꯇꯥꯅꯤꯡꯗ꯭ꯔꯦ꯫ ꯑꯩꯅ ꯂꯥꯏꯔꯩ, ꯀꯔꯤꯁꯨ ꯈꯪꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯅꯈꯣꯏ ꯃꯌꯥꯝꯅ ꯑꯩꯉꯣꯟꯗ ꯅꯝꯊꯥꯛ ꯇꯧꯕ ꯃꯌꯥꯝꯗꯣ ꯃꯗꯨꯒꯤ ꯃꯍꯩꯅꯤ ꯅꯣꯏꯅ ꯐꯪꯉꯤꯕꯁꯦ꯫ ꯑꯩꯒꯤ ꯏꯃꯨꯡꯁꯦ ꯑꯣꯛꯇꯕꯒꯤ ꯂꯩꯐꯝꯁꯨ ꯅꯠꯇꯦ꯫ ꯑꯩꯒꯤ ꯏ ꯆꯦꯟꯕ ꯀꯅꯥꯝꯇ ꯏꯃꯨꯡꯁꯤꯗ ꯂꯩꯕ ꯅꯠꯇꯦ꯫ ꯅꯈꯣꯏ ꯂꯣꯏꯅꯃꯛ ꯑꯩꯒꯤ ꯏꯅꯥꯛꯇꯒꯤ ꯆꯠꯈ꯭ꯔꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯁꯥꯎꯔꯛꯄ ꯑꯗꯨꯗꯗꯤ ꯊꯥꯖ ꯇꯨꯃꯤꯟꯅ ꯂꯨꯛꯊꯗꯨꯅ ꯀꯞꯇꯨꯅ ꯌꯨꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯂꯦ꯫ ꯃꯄꯥ ꯑꯃ ꯑꯣꯏꯔꯒ ꯑꯁꯨꯝꯅ ꯐꯥꯎꯕ ꯍꯥꯏꯕ ꯉꯝꯃꯤ ꯍꯥꯏꯗꯨꯅ ꯐꯥꯎꯕ ꯋꯥꯔꯧꯖꯩ꯫ ꯃꯆꯥ ꯃꯥꯡꯈ꯭ꯔꯦ, ꯅꯨꯄꯤ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯀꯔꯤꯝꯇ ꯑꯋꯥꯕ ꯃꯥꯏꯊꯣꯡ ꯐꯥꯎꯕ ꯎꯠꯂꯛꯇꯕ ꯑꯁꯤꯗ ꯊꯥꯖ ꯍꯦꯟꯅ ꯑꯗꯨꯝ ꯄꯦꯟꯖꯗ꯭ꯔꯦ꯫ ꯒꯦꯠ ꯑꯗꯨꯗ ꯈꯥꯝꯂꯤꯕ ꯒꯥꯔꯤ ꯑꯗꯨ ꯏꯟꯊꯣꯛꯀꯦ ꯇꯧꯕꯗ ꯅꯍꯥ ꯈꯔꯒ ꯑꯃꯨꯛ ꯊꯦꯡꯅꯩ꯫ ꯃꯈꯣꯏꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ ꯌꯥꯔꯛꯇ ꯉꯪꯗꯨꯅ ꯍꯥꯏꯔꯛꯏ, ꯑꯁꯤꯁꯨ ꯑꯟꯖꯂꯤꯒꯤ ꯃꯃꯥꯟꯅꯕꯤꯒꯤ ꯑꯣꯏꯔꯝꯅꯤ꯫ ꯃꯁꯛ ꯏꯐ ꯐꯖꯔꯗꯅ ꯑꯩꯅ ꯍꯦꯛ ꯐꯥꯅꯤꯗꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯇꯩꯁꯤꯡꯗꯨꯁꯨ ꯋꯥ ꯅꯣꯛꯇꯨꯅ ꯒꯦꯠ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯆꯪꯈꯤ꯫ ꯊꯥꯖꯗꯤ ꯇꯥꯔꯁꯨ ꯇꯥꯁꯤꯟꯅꯗ ꯁꯥꯗꯨꯅ ꯒꯥꯔꯤ ꯑꯗꯨ ꯈꯔ ꯈꯖꯤꯛ ꯏꯟꯊꯣꯔꯛꯏ꯫ ꯑꯗꯨꯕꯨ ꯇꯥꯟꯖꯥ ꯑꯁꯤꯗ ꯃꯉꯣꯟꯗ ꯋꯥꯈꯜ ꯑꯃꯗꯤ ꯂꯥꯛꯏ꯫ ꯑꯗꯨꯅ ꯑꯃꯨꯛ ꯑꯗꯨꯋꯥꯏ ꯃꯅꯥꯛ ꯅꯛꯄꯗ ꯂꯩꯕ ꯗꯨꯀꯥꯟ ꯑꯃꯗ ꯆꯪꯗꯨꯅ ꯕ꯭ꯔꯦꯗ ꯑꯃ ꯂꯩꯗꯨꯅ ꯆꯥꯏ꯫ ꯊꯥꯖꯅ, ꯏꯅꯦ, ꯑꯁꯤꯒꯤ ꯌꯨꯝꯁꯤꯗꯒꯤ ꯍꯟꯗꯛ ꯅꯨꯄꯤ ꯑꯃ ꯃꯥꯡꯈꯤ ꯇꯧꯕꯗꯣ ꯀꯩ ꯃꯇꯥꯡꯗꯒꯤ ꯃꯥꯟꯒꯦ ꯏꯅꯦ? ꯗꯨꯀꯥꯟ ꯃꯄꯨ ꯑꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯈꯪꯗꯦꯗ ꯏꯕꯦꯝꯃ, ꯒ꯭ꯌꯥꯟ ꯃꯦꯟ ꯑꯃ ꯇꯥꯗꯦꯗ ꯃꯣꯏ ꯏꯃꯨꯡꯁꯦ꯫ ꯑꯩꯈꯣꯏ ꯋꯥꯒ ꯉꯥꯡꯕ ꯌꯥꯝ ꯂꯨꯏ ꯃꯣꯏꯒꯤ ꯋꯥꯔꯤꯁꯦ꯫ ꯊꯥꯖꯅ, ꯍꯥꯏꯔꯤꯁꯤꯕꯨ ꯃꯃꯥ ꯑꯗꯨꯁꯨ ꯅꯨꯄꯥ ꯑꯁꯤꯅ ꯑꯣꯠꯃꯟꯗꯅ ꯆꯦꯟꯈ꯭ꯔꯦꯗꯅ꯫ ꯃꯆꯥ ꯑꯁꯤꯁꯨ ꯑꯣꯠꯄ ꯍꯦꯟꯃꯜꯂꯛꯄꯗꯒꯤ ꯆꯦꯜꯂꯤ ꯑꯣꯏꯔꯝꯅꯤ꯫ ꯋꯥꯔꯤꯌꯦꯕꯨ ꯁꯤ ꯈꯛꯇꯅꯤ ꯑꯩꯈꯣꯏꯅ ꯈꯪꯂꯤꯁꯦ꯫ ꯑꯗꯣ ꯃꯃꯥꯗꯣ ꯀꯗꯥꯏꯗ ꯆꯦꯟꯈ꯭ꯔꯤꯅꯣ? ꯈꯪꯗꯦꯗ, ꯑꯊꯥꯞꯄ ꯈꯨꯡꯒꯪꯗ ꯑꯇꯣꯞꯄ ꯅꯨꯄꯥꯗ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯦ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣꯝꯃꯗꯤ ꯍꯥꯏꯕꯅꯤ꯫ ꯃꯃꯤꯡꯕꯨ ꯀꯩ ꯀꯧꯒꯦ? ꯁꯔꯣꯖꯤꯅꯤ ꯀꯧꯕꯅꯤ ꯑꯗꯨꯕꯨꯗꯤ꯫ ꯃꯆꯥ ꯑꯗꯨꯅ ꯑꯟꯖꯂꯤ ꯀꯧꯕꯅꯤ꯫ ꯅꯪꯕꯨ ꯃꯣꯏ ꯈꯪꯕ꯭ꯔꯅꯦ? ꯈꯪꯗꯦꯗ, ꯄꯥꯎ ꯁꯨꯝ ꯈꯔ ꯇꯥꯕꯒꯤ ꯋꯥꯅꯤ꯫
ꯑꯁꯤ ꯍꯥꯏꯔꯒ ꯋꯥ ꯂꯩꯊꯣꯛꯇꯨꯅ ꯊꯥꯖ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯌꯨꯝ ꯇꯝꯅ ꯍꯜꯂꯛꯂꯦ ꯂꯝꯕꯤꯗ ꯆꯠꯅ ꯆꯠꯅ ꯃꯍꯥꯛꯀꯤ ꯃꯅꯥꯀꯣꯡꯗ ꯇꯥꯔꯤꯕꯁꯤ ꯃꯔꯨꯞ ꯑꯟꯖꯂꯤ ꯑꯗꯨꯅ ꯉꯥꯡꯈꯤꯕ ꯋꯥꯒꯤ ꯈꯣꯟꯖꯦꯜ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯕ ꯃꯤꯅꯣꯛ ꯀꯌꯥ ꯑꯁꯤꯅꯤ ꯃꯗꯨ ꯇꯥꯔꯨꯕꯗ ꯃꯕꯨꯛꯅꯤꯡ ꯍꯦꯟꯅ ꯑꯗꯨꯝ ꯁꯣꯟꯊꯔꯛꯇꯨꯅ ꯃꯆꯤꯟꯅ ꯊꯣꯡꯅ ꯐꯥꯎꯕ ꯍꯥꯏꯔꯛꯏ ꯑꯟꯖꯂꯤ ꯅꯪꯕꯨ ꯀꯗꯥꯏꯗ ꯂꯩꯒꯦ ꯑꯃꯔꯣꯝꯗ ꯂꯣꯌꯥ ꯉꯁꯤꯗꯤ ꯑꯟꯖꯂꯤꯒꯤ ꯋꯥ ꯇꯣꯛꯈ꯭ꯔꯒ ꯃꯈꯨꯔꯥ ꯃꯥꯡꯈꯤꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯈꯪꯅꯤꯡꯗꯨꯅ ꯃꯃꯥ ꯑꯗꯨꯗ ꯋꯥ ꯍꯪꯉꯤ ꯏꯃꯥ ꯃꯅꯤꯡꯂꯣꯝꯒꯤ ꯈꯨꯔꯥꯗꯨ ꯀꯩ ꯂꯝꯗꯩ ꯍꯣꯡꯉꯛꯄꯅꯣ ꯃꯃꯥ ꯑꯃꯨꯇꯣꯝꯕꯤꯅ ꯍꯥꯏ ꯏꯃꯥ ꯈꯪꯗꯦ ꯋꯥꯅꯤ ꯅꯪꯕꯣ ꯀꯩꯒꯤꯅꯣ ꯅꯪꯅ ꯃꯣꯏꯒꯤ ꯃꯇꯥꯡꯗꯇ ꯍꯪꯉꯤꯁꯤꯕꯣ ꯂꯣꯌꯥꯅ ꯍꯥꯏ ꯑꯗꯣ ꯅꯨꯄꯤꯗꯨꯒꯤ ꯃꯃꯤꯡꯗꯣ ꯀꯔꯤ ꯍꯥꯏꯕ ꯁꯔꯣꯖꯥ ꯍꯥꯏꯕ꯭ꯔꯥ ꯍꯥꯏꯕꯒ ꯊꯣꯛꯇꯦꯗ ꯑꯩ ꯑꯣ ꯍꯩ ꯅꯪꯅꯅꯦ ꯑꯗꯨꯝꯕ ꯅꯁꯥꯒꯤ ꯑꯣꯏꯕ ꯅꯁꯥꯒꯤ ꯀꯥꯟꯅꯗꯧꯕ ꯋꯥꯗꯤ ꯑꯃꯠꯇ ꯈꯜꯂꯨꯅꯨ ꯊꯣꯛ ꯊꯥꯛꯇ ꯈꯜꯂꯌꯨ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥ ꯑꯗꯨ ꯍꯥꯟꯅꯒꯨꯝ ꯉꯥꯡꯗꯨꯅ ꯂꯩꯍꯧꯏ ꯑꯁꯨꯝꯅ ꯃꯨꯟꯅ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯊꯥꯖꯒꯤ ꯀꯣꯜ ꯂꯥꯛꯏ ꯂꯣꯌꯥ ꯀꯣꯜ ꯑꯗꯨ ꯑꯃꯨꯛ ꯍꯦꯛ ꯄꯥꯏꯕꯁꯨ ꯇꯜꯂꯤ ꯑꯗꯨꯕꯨ ꯄꯥꯏꯕꯗꯤ ꯄꯥꯏꯔꯦ ꯍꯜꯂꯣ ꯊꯥꯖ ꯍꯦꯜꯂꯣ ꯗꯥ ꯂꯣꯌꯥ ꯑꯟꯖꯂꯤꯒꯤ ꯃꯃꯥꯗꯣ ꯁꯔꯣꯖꯥ ꯀꯧꯏ ꯍꯥꯏꯌꯦ ꯍꯥ ꯂꯣꯌꯥ ꯁ꯭ꯋꯥꯏ ꯍꯦꯛ ꯂꯥꯎꯏ ꯊꯥꯖ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯣ ꯍꯧꯖꯤꯛꯇ ꯃꯃꯥꯅ ꯍꯥꯏꯈꯤꯕ ꯋꯥꯗꯨꯒ ꯊꯥꯖꯅ ꯄꯜꯂꯛꯏꯕ ꯋꯥꯁꯤꯒ ꯆꯞ ꯆꯥꯅ ꯍꯥꯏꯔꯛꯄ ꯑꯁꯤꯗꯗꯤ ꯊꯥꯖꯗꯕꯅ ꯉꯛꯂꯦ ꯑꯟꯖꯂꯤꯒꯤ ꯂꯥꯁ ꯂꯣꯀꯦꯁꯟ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏ ꯑꯁꯤꯗ ꯑꯣꯏꯕ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯃꯥ ꯑꯗꯨ ꯃꯈꯣꯏ ꯂꯩꯀꯥꯏ ꯑꯁꯤꯃꯛꯇꯗ ꯅꯧꯅ ꯃꯌꯨꯝ ꯄꯥꯜꯂꯛꯄ ꯑꯗꯨꯒ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯄꯨꯟꯅ ꯃꯥꯡꯈꯤꯕ ꯑꯁꯤꯗ ꯃꯉꯣꯟꯗꯗꯤ ꯍꯦꯟꯅ ꯃꯍꯥꯛꯅ ꯈꯪꯅꯤꯡꯂꯤꯕ ꯋꯥꯈꯜ ꯑꯁꯤꯒꯤ ꯑꯁꯥ ꯃꯌꯣꯟ ꯆꯣꯡꯂꯦ ꯑꯗꯨꯕꯨ ꯃꯈꯥ ꯇꯥꯕꯗꯤ ꯀꯝꯗꯧꯅ ꯀꯗꯣꯝꯗꯒꯤ ꯏꯊꯤꯜꯅ ꯑꯟꯖꯂꯤꯕꯨ ꯐꯪꯅꯕ ꯂꯝꯕꯤ ꯌꯥꯠꯀꯗꯧꯔꯤ ꯍꯧꯖꯤꯛ ꯀꯔꯝꯕ ꯈꯣꯡꯊꯥꯡ ꯊꯥꯡꯂꯒ ꯀꯅꯥꯗ ꯍꯪꯂꯒ ꯆꯪꯁꯤꯜꯂꯨꯔꯕ ꯈꯣꯡꯆꯠ ꯑꯁꯤꯒꯤ ꯄꯥꯟꯗꯝ ꯀꯔꯝꯅ ꯐꯪꯒꯅꯤ ꯑꯃꯨꯛꯁꯨ ꯈꯜꯂꯤ ꯃꯃꯥ ꯑꯃꯗꯤ ꯑꯅꯧꯕ ꯃꯄꯥ ꯑꯁꯤꯒ ꯇꯧꯔꯒ ꯑꯟꯖꯂꯤ ꯃꯐꯝ ꯑꯇꯣꯞꯄꯗ ꯃꯌꯨꯝ ꯍꯣꯡꯗꯨꯅ ꯂꯩꯈ꯭ꯔꯕ꯭ꯔꯥ ꯍꯣꯡꯉꯝꯒꯅꯤ ꯍꯥꯏꯅꯁꯨ ꯑꯃꯨꯛ ꯈꯜꯂꯤ ꯃꯗꯨꯗꯤ ꯃꯍꯥꯛꯅꯁꯨ ꯑꯟꯖꯂꯤꯗ ꯃꯍꯥꯛꯀꯤ ꯋꯥꯈꯜ ꯊꯥꯗꯣꯛꯎ ꯍꯥꯏꯈꯤꯕ ꯂꯩꯈ꯭ꯔꯦ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯑꯟꯖꯂꯤꯅ ꯃꯍꯥꯛꯄꯨ ꯈꯣꯡꯂꯣꯏ ꯑꯃ ꯑꯣꯏꯅ ꯍꯦꯛ ꯅꯨꯡꯁꯤꯖꯩ ꯍꯥꯏꯕꯁꯤ ꯀꯗꯥꯏ ꯐꯥꯎ ꯌꯧꯅꯗꯤ ꯆꯨꯝꯒꯅꯤ ꯃꯤꯒꯤ ꯃꯤꯋꯥ ꯃꯍꯥꯛꯅ ꯈꯟꯖꯕ ꯋꯥꯈꯜ ꯀꯌꯥ ꯑꯟꯖꯂꯤꯅ ꯃꯉꯣꯟꯗ ꯀꯥꯔꯟ ꯃꯥꯅ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡ ꯀꯌꯥ ꯑꯁꯤꯗꯒꯤ ꯑꯟꯖꯂꯤꯅ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤꯕ ꯃꯥꯜꯂꯤ ꯈꯟꯗꯨꯅ ꯆꯩꯔꯨꯕꯅꯤ ꯉꯥꯡꯂꯨꯕꯅꯤ ꯑꯗꯨꯕꯨ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯟꯖꯂꯤꯒꯤ ꯑꯆꯧꯕ ꯈꯣꯡꯊꯥꯡ ꯑꯁꯤ ꯊꯥꯡꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯇꯠꯇꯅ ꯆꯤꯡꯅꯔꯤ ꯂꯣꯌꯥ ꯀꯣꯂꯦꯖꯀ ꯆꯠꯅꯤ ꯈꯪꯈꯤꯗ꯭ꯔꯦ ꯋꯥꯈꯜ ꯀꯌꯥ ꯑꯁꯤꯗ ꯎꯪꯗꯨꯅ ꯂꯩꯔꯦ ꯁꯣꯝꯗꯅ ꯊꯥꯖ ꯄꯨꯝꯅꯃꯛ ꯑꯣꯏꯗꯨꯅꯁꯨ ꯂꯣꯌꯥꯕꯨ ꯎꯕ ꯐꯪꯂꯛꯇꯕꯁꯤꯗ ꯅꯨꯡꯁꯤ ꯃꯩꯁꯥ ꯍꯥꯏꯕꯗꯨ ꯂꯥꯡꯂꯦ ꯐꯣꯟ ꯀꯣꯜ ꯐꯖꯅ ꯄꯥꯏꯈꯠꯇꯨꯅ ꯅꯦꯅꯥ ꯇꯥꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯕ ꯑꯣꯏꯔꯕꯗꯤ ꯈꯔꯁꯨ ꯐꯔꯝꯕ ꯌꯥꯕꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯑꯣꯏꯕ ꯅꯨꯡꯁꯤ ꯋꯥꯔꯤꯗꯤ ꯐꯣꯟ ꯀꯣꯜꯗ ꯑꯃꯨꯛꯇꯕꯨ ꯁꯥꯟꯅꯗ꯭ꯔꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯍꯟꯗꯛꯇꯤ ꯀꯣꯂꯦꯖꯇ ꯀꯌꯥ ꯎꯗꯕ ꯑꯁꯤꯗ ꯍꯦꯟꯅ ꯅꯨꯡꯁꯥ ꯊꯤꯔꯦ ꯑꯟꯖꯂꯤꯒꯤ ꯃꯇꯥꯡꯗ ꯑꯁꯦꯡꯕ ꯃꯔꯤ ꯃꯈꯣꯡ ꯈꯪꯗꯨꯅ ꯃꯁꯥ ꯃꯇꯣꯝꯇ ꯃꯤꯔꯣꯠ ꯑꯣꯏꯈ꯭ꯔꯗ꯭ꯔꯥ ꯈꯟꯗꯕꯁꯨ ꯅꯠꯇꯦ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛ ꯑꯁꯤ ꯐꯥꯊꯖꯩ ꯃꯍꯥꯛꯁꯨ ꯂꯣꯌꯥ ꯉꯁꯤꯗꯤ ꯀꯔꯤꯒꯨꯝꯕ ꯈꯔ ꯈꯪꯅꯤꯡꯅ ꯃꯈꯨꯔꯥ ꯑꯁꯤꯒꯤ ꯌꯨꯝꯂꯣꯝꯗ ꯂꯥꯛꯏ ꯊꯣꯡꯒꯥꯜ ꯑꯗꯨꯗꯒꯤ ꯌꯦꯡꯕꯗ ꯑꯀꯤꯕ ꯑꯃꯗꯤ ꯐꯥꯎꯏ ꯌꯨꯝ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯃꯅꯤꯡ ꯃꯌꯥ ꯌꯦꯅꯈꯥ ꯂꯨꯈꯥ ꯄꯨꯝꯅꯃꯛ ꯏꯁꯣꯡ ꯁꯣꯡꯖꯤꯜꯂꯦ ꯄꯥꯜꯂꯤꯕ ꯊꯣꯡ ꯊꯣꯡꯅꯥꯎ ꯑꯁꯤꯁꯨ ꯂꯣꯏꯅꯃꯛ ꯂꯣꯜꯂꯤ ꯃꯤꯔꯥꯡ ꯊꯥꯡꯖꯤꯜꯂꯕ ꯑꯃꯗꯤ ꯎꯐꯨꯜ ꯋꯥꯏꯐꯨꯜꯅ ꯏꯃꯛ ꯃꯛꯁꯤꯜꯍꯜꯂꯦ ꯃꯃꯥꯡ ꯊꯣꯡ ꯑꯗꯨꯁꯨ ꯁꯣ ꯑꯆꯧꯕ ꯑꯃꯅ ꯂꯣꯜꯂꯤ ꯂꯣꯌꯥ ꯊꯣꯡꯒꯥꯜ ꯑꯗꯨꯗꯒꯤ ꯇꯞꯅ ꯆꯪꯂꯛꯏ 이캉 ꯈꯪꯍꯧꯗꯅ 수망 ꯑꯗꯨꯗ ꯆꯛꯇꯥꯔꯝꯕ ꯈꯨꯅꯨ ꯈꯔꯪ ꯈꯔ ꯄꯥꯏꯈꯠꯂꯛꯄ ꯑꯗꯨꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ ꯃꯥꯡꯒꯣꯜꯗꯨꯗ ꯇꯞꯅ ꯀꯥꯈꯠꯂꯤ ꯑꯗꯨꯒ ꯃꯥꯡꯒꯣꯜ ꯑꯗꯨꯒꯤ ꯐꯛꯂꯥꯡꯁꯤꯡ ꯑꯗꯨ ꯇꯞꯅ ꯌꯦꯡꯏ ꯀꯔꯤꯒꯨꯝꯕ ꯀꯅꯥꯒꯨꯝꯕ ꯑꯃꯗꯒꯤ ꯐꯣꯇꯣꯗꯤ ꯊꯦꯠꯇꯦ ꯑꯗꯨꯕꯨ ꯑꯌꯦꯛꯄ ꯂꯥꯏ ꯁꯥ ꯀꯩ ꯑꯁꯤꯅꯆꯤꯡꯕꯒꯤ ꯄꯤꯛꯆꯔꯗꯤ ꯃꯌꯥꯝ ꯑꯃ ꯊꯦꯠꯂꯤ ꯀꯣꯏꯅ ꯁꯨꯝ ꯌꯦꯡꯂꯛꯄꯗ ꯊꯣꯡ ꯑꯗꯨꯗ ꯂꯣꯜꯂꯤꯕ ꯁꯣ ꯑꯗꯨ ꯇꯥꯞ ꯄꯥꯏ ꯑꯗꯨꯒ ꯌꯦꯡꯏ ꯃꯍꯥꯛꯅ ꯁꯣ ꯑꯗꯨ ꯍꯦꯛ ꯄꯥꯏꯕꯗ ꯃꯅꯨꯡꯗ ꯀꯔꯤꯒꯨꯝꯕ ꯄꯣꯠ ꯑꯃ ꯇꯥꯈꯤꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯏ ꯈꯨꯗꯛꯇꯨꯗ ꯃꯃꯥꯡꯒꯤ ꯊꯣꯡꯅꯥꯎ ꯑꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯃꯈꯨꯠ ꯈꯟꯗꯨꯅ ꯌꯦꯡꯏ ꯃꯅꯨꯡꯗ ꯀꯩꯗꯧꯔꯕꯅꯣ ꯍꯥꯏꯅ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯎꯗꯦ ꯃꯍꯥꯛꯅ ꯎꯔꯤꯕ ꯍꯥꯏꯕꯕꯨ
karimta mapop kaidan leiriba phamung sofa table upu kaya aduni upu amadi thong hangba ui phamung dusu hugatuna thamamba nate madu ubada wakhal amadi khali madudi makhoini yumsi thaduk tuna chalabasu pochai mayam si fawbadi loisilamba yai haina bakhoi ani khak leiba yum oibanina pangchaudi chaudi aduga ka su marung thokte supnagi ka ama ani khak mali mangol adudagi kumtharaktuna yena kharomda amuk lai madudasu thoina chingnaningai oibadi iu udi thonau amada amuk changduna yengi matam adudai mahak chingnaba phawre thonau adu saksangi thongnauni saksang aduda mahang uribasi chak chaba loisilakpagi kolik makhada loinamak leiri maduna takle imung asida karigumba khangudana thodok ama thokle haibase amuktang imung asida changduna yengningi khanduna mamanglomda amuk laktuna so aduda munna yengi so asi thukaiduna changsira khali adubo awu mina khangkhrabadi nungai khiroi lana khankini haiduna adumakti tawtre so aduga chanaba thiraga hangdoktuna yenglagi khali adubo chanaba so aduna kadaidagi thiga dawriba ahanba oina mayam ama leiraga yenglabadi sel yamna tinglani aduna kamdongi haiba wakhalsi munna khanduna lei matang asida khangprek e khangba makai mahaki phone aduda call lai khangkiba aduda hairap sauningba supokle loyana hello amukai tore thajan hai kaishu tawde college laktradi kai dawrake loyana ai handa college khare interest laite maram leirabadi lakke thajana kaino college pu lakninga lakpa lakningdrga to tawbasibu yabro as adu yuanate ai karimba khare khangning tawbuni thaja handakti maru laina wangang lai o anjali gi natra mane thajan hare adudi ai thamage nangonde yelamani loyana asi haiduna call adu fat thamki mahak suhek kamaina anjali gini haidu urinu khali adubo mikup asimaktada thongal gi sambal marum amada nupa amakhak yengakpadugi samil phangai onthok yengubadadi sambal marum aduda atum chenkre chingnaraduna thongal da chenthokuna kanano haiduna yengi adubo kana suleiramdre amuk khali lambi da lakpa mi oiramgani natraga laikai gi angangsing chen chongduna sanabo oiramgani haina yomlomda amuk munna yengi aduga wakhal da khali anjali aina nangi langla langjin thikatuna nangbo aina suidana phangnaba thikini aduga yum adunadi oiroi nangi wakhaldo haibagi moongda tuminna lewi wakhal sing asi khanduna loya mayumda halakle nongmanini haukraba matungda handleman adu hanagi bus aduda amuk yaurakle driver adudi anaubu oire hanagi driver adudi ICU da haujiksu leiri mahakna amuk bus asida yauruklaba matamda khali madudi aitana kanamta da haidoktradi anjaligi misi asi kanamta na khanglaroi haina aduga adugi sumathakta loya bus asida kaya tongluktaba sida hena wakhaldi maka lamle ngasidi syam hanaga manadi wakhal langtaknaba mali hanadi yu adum thaktuna magi thokpa ama leibani adubo ngasidi yugi wakhalga kaukre ayuk anganba sida mahak imungda karigma posak amakhak koithi thiri mahakna hobe karino mathiba aduda mahaki nupina asumna hanglai karino nangna thiri dubo ayuk ngata sina syam posak adu thina khumlai aina kadaidano thamkibadubo amutombi nai adubu karino ba syamna aigi phakada thamgiba so chabun ama leibeduni ne amutombi na adu ngasaina haibi yadro syamna adubu nang ubrame amutombi nai ho aina phamung mopak sintokpada mopak tu hutat lena upu amubudu hapsen kibani syamna is adubu nang aigi pochai singsi tap heta painingbra syam saurang na hairakba aduda kada leiribaloya mana adu thangatun dai syam nai kadaino piro puthoro mahaki nupiduna upu adu hangduna so chabun adu puthoraklaga mahaki nupada pi madu phangbadagidi syam
ꯄ꯭ꯔꯞ ꯏꯃꯨꯡ ꯑꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯂꯣꯌꯥ ꯊꯣꯛꯂꯛꯇꯨꯅ ꯃꯃꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ ꯑꯗꯨꯒ ꯂꯣꯌꯥꯅ ꯍꯪꯂꯛꯏ ꯏꯃꯥ ꯀꯔꯤꯅꯣ ꯕꯕꯥꯅ ꯍꯪꯉꯝꯃꯤꯗꯨꯕꯣ ꯑꯃꯨꯇꯣꯝꯕꯤꯅ ꯍꯥꯏ ꯈꯪꯗ꯭ꯔꯦꯗ ꯏꯕꯨꯡꯉꯣ ꯃꯥꯒꯤ ꯄꯣꯠ ꯆꯩꯒ ꯍꯦꯛꯇ ꯄꯥꯏꯔꯨꯕ ꯌꯥꯕ ꯖꯥꯠ ꯅꯠꯇꯦ ꯏꯁꯧ ꯂꯥꯡꯉꯝꯃꯤꯁꯤꯅꯤ ꯑꯗꯨꯕꯨ ꯀꯔꯤ ꯄꯣꯠꯅꯣꯕ ꯏꯃꯥ ꯑꯣ ꯃꯥꯒꯤ ꯁꯣ ꯆꯕꯨꯟ ꯑꯃ ꯂꯩꯌꯦ ꯑꯗꯨꯗꯣ ꯑꯩꯅ ꯐꯈꯥꯗꯒꯤ ꯂꯧꯊꯣꯛꯑꯒ ꯎꯄꯨꯗ ꯍꯥꯞꯆꯤꯜꯂꯨꯔꯦ ꯑꯗꯨ ꯄꯥꯏꯌꯦꯅ ꯍꯥꯏꯔꯝꯃꯤꯅꯤ ꯀꯔꯤꯗꯕꯨ ꯅꯨꯡꯉꯥꯏꯔꯤꯅꯣ ꯈꯪꯗꯦ ꯁꯣ ꯆꯕꯨꯟ ꯁꯤꯃꯒ ꯁꯣ ꯇꯥꯔꯝꯕ ꯎꯕ ꯌꯥꯔꯣꯏ ꯍꯦꯛꯇ ꯈꯨꯜꯂꯒ ꯄꯨꯔꯛꯀꯅꯤ ꯑꯗꯨꯒ ꯄꯨꯂꯞ ꯊꯝꯖꯤꯟꯗꯣꯏꯅꯤ ꯁꯅꯥꯅꯤ ꯂꯨꯄꯥꯅꯤ ꯈꯜꯂꯕ꯭ꯔꯥ ꯈꯪꯗꯦꯗ ꯏꯕꯨꯡꯉꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥ ꯑꯗꯨ ꯉꯥꯡꯂꯒ ꯆꯥꯛꯈꯨꯝꯗ ꯆꯪꯈ꯭ꯔꯦ ꯂꯣꯌꯥ ꯍꯦꯟꯅ ꯆꯤꯡꯅꯕ ꯑꯃꯗꯤ ꯄꯣꯛꯂꯦ ꯎꯄꯥꯏ ꯑꯃꯁꯨ ꯂꯩꯔꯅꯤ ꯈꯜꯂꯤ ꯁꯣ ꯆꯕꯨꯟ ꯑꯗꯨ ꯃꯥꯅ ꯄꯥꯏꯔꯗꯤ ꯃꯗꯨꯒꯤ ꯃꯇꯦꯡꯅ ꯌꯨꯝ ꯑꯗꯨ ꯊꯣꯡ ꯍꯥꯡꯕ ꯌꯥꯒꯅꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯈꯪꯂꯦ ꯑꯗꯨꯕꯨ ꯍꯦꯟꯅ ꯆꯤꯡꯅꯔꯤꯕꯁꯤ ꯑꯇꯩꯗ ꯅꯠꯇꯦ ꯃꯍꯥꯛꯀꯤ ꯃꯄꯥ ꯑꯁꯤꯅ ꯁꯣ ꯆꯕꯨꯟ ꯀꯩꯗꯧꯕꯒꯤ ꯄꯥꯏꯔꯤꯕ ꯑꯗꯨꯒ ꯅꯍꯥꯟꯈꯩ ꯃꯈꯣꯏ ꯈꯪꯍꯟꯗꯅ ꯊꯝꯂꯤꯁꯤꯅ ꯀꯔꯤꯒꯤ ꯃꯤ ꯈꯪꯈꯤꯅꯤ ꯃꯇꯥꯒꯨꯝ ꯃꯍꯥꯛꯅ ꯀꯣꯏꯁꯦꯟ ꯁꯦꯟꯅꯔꯤꯁꯤꯅ ꯀꯔꯤꯒꯤ ꯁ꯭ꯌꯥꯝ ꯋꯥꯈꯜ ꯈꯔꯗꯤ ꯏꯪꯉꯤ ꯁꯣ ꯆꯕꯨꯟ ꯑꯗꯨ ꯐꯨꯔꯤꯠꯈꯥꯎꯗ ꯍꯥꯞꯇꯨꯅ ꯊꯣꯛꯂꯛꯏ ꯃꯆꯥꯅꯨꯄꯥ ꯑꯁꯤꯅ ꯇꯧꯔꯛꯂꯤꯕ ꯑꯁꯤ ꯃꯍꯥꯛꯇꯤ ꯇꯨꯝꯐꯝ ꯆꯥꯐꯝ ꯈꯪꯂꯛꯑꯣꯏꯗꯧꯔꯤ ꯍꯥꯏꯗꯣꯛꯄꯁꯨ ꯌꯥꯗ ꯂꯣꯠꯁꯤꯟꯕꯁꯨ ꯋꯥꯁꯤꯜꯂꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ ꯍꯨꯔꯥꯟꯕ ꯑꯃ ꯑꯣꯏꯔꯨꯕꯅ ꯍꯨꯔꯥꯟꯕꯒꯤ ꯋꯥꯈꯜꯗ ꯈꯜꯂꯦ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯔꯕꯁꯨ ꯃꯉꯣꯟꯗ ꯃꯤꯅ ꯆꯤꯡꯅꯈꯤꯗ꯭ꯔ ꯈꯟꯕꯗ ꯅꯤꯁꯥ ꯍꯜꯂꯦ ꯍꯥꯏꯗꯨꯅꯤ ꯃꯆꯥꯅꯨꯄꯥ ꯂꯣꯌꯥꯅ ꯌꯨꯝ ꯑꯗꯨꯗ ꯆꯪꯗꯨꯅ ꯌꯦꯡꯂꯝꯕ ꯑꯗꯨ ꯃꯍꯥꯛꯅ ꯄꯥꯝꯗꯦ ꯄꯥꯝꯗ꯭ꯔꯤꯉꯩ ꯃꯊꯛ ꯑꯁꯤꯗ ꯃꯍꯥꯛꯅ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯊꯣꯡꯒꯥꯜ ꯑꯗꯨ ꯁꯦꯟꯅꯗꯨꯅ ꯌꯦꯡꯕ ꯑꯗꯨꯁꯨ ꯃꯆꯥꯅꯨꯄꯥꯅ ꯆꯤꯡꯅꯈ꯭ꯔꯕꯅꯤ ꯃꯗꯨꯒꯤ ꯈꯜꯂꯨꯕꯗ ꯃꯆꯥꯅꯨꯄꯥ ꯑꯁꯤ ꯎꯕꯗ ꯁ꯭ꯋꯥꯏꯕꯨ ꯂꯥꯎꯔꯕꯅꯤ ꯄꯨꯝꯅꯃꯛꯁꯤ ꯑꯣꯏꯗꯨꯅꯁꯨ ꯃꯃꯤꯠꯇ ꯑꯟꯖꯂꯤꯒꯤ ꯁꯛꯐꯝ ꯎꯔꯛꯄ ꯃꯇꯝꯗꯗꯤ ꯃꯊꯃꯣꯏꯗ ꯈꯨꯠꯇꯨꯝꯅ ꯁꯨꯗꯨꯅ ꯌꯥꯝꯅ ꯅꯤꯡꯉꯝꯗꯅ ꯈꯥꯡꯂꯤ ꯃꯁꯤꯒꯨꯝꯕ ꯑꯆꯥꯛꯄ ꯋꯥꯈꯜ ꯑꯁꯤ ꯐꯥꯎꯔꯛꯄ ꯃꯇꯝ ꯑꯁꯤꯗꯅꯤ ꯃꯍꯥꯛꯅ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯌꯨ ꯍꯦꯟꯅ ꯊꯛꯇꯨꯅ ꯑꯋꯥꯕ ꯀꯥꯎꯅꯕ ꯍꯣꯠꯅꯔꯤꯕ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯍꯥꯛ ꯌꯨ ꯀꯌꯥ ꯊꯛꯂꯛꯇ꯭ꯔꯦ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯕꯅꯤꯅ ꯉꯁꯤꯗꯤ ꯆꯨꯝꯗ꯭ꯔꯤꯡꯅ ꯒ꯭ꯌꯥꯟ ꯈꯔ ꯇꯥꯅ ꯆꯪꯈꯤꯒꯦ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯈꯟꯖꯩ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯌꯨ ꯍꯥꯟꯅꯒꯨꯝꯅ ꯊꯛꯇ꯭ꯔꯦ ꯉꯥꯎꯔꯤ ꯇꯧꯔꯒꯁꯨ ꯉꯁꯤꯗꯤ ꯂꯥꯎ ꯈꯣꯡꯗꯅ ꯇꯧꯗ꯭ꯔꯦ ꯂꯝꯕꯤꯗ ꯁꯨꯝ ꯍꯜꯂꯛꯄ ꯃꯇꯝꯗ ꯂꯩꯀꯥꯏꯒꯤ ꯅꯍꯥ ꯈꯔꯁꯨ ꯋꯥꯜꯀꯤꯡ ꯆꯠꯅꯔꯝꯃꯤ ꯃꯧ ꯅꯍꯥꯁꯤꯡꯁꯨ ꯃꯈꯣꯏ ꯑꯗꯥꯏꯗ ꯄꯥꯟ ꯗꯨꯀꯥꯟꯗ ꯑꯣꯝꯁꯤꯟꯗꯨꯅ ꯀ꯭ꯋꯥ ꯃꯇꯞ ꯑꯃꯃꯝ ꯆꯥꯅꯗꯨꯅ ꯑꯆꯠ ꯑꯋꯣꯡꯁꯤꯡꯕꯨ ꯌꯦꯡꯂꯤ ꯃꯇꯝ ꯑꯗꯨꯗ ꯉꯁꯤꯗꯤ ꯅꯤꯁꯥ ꯈꯔ ꯍꯜꯂꯨꯕ ꯁ꯭ꯌꯥꯝ ꯏꯀꯥꯏꯔꯞꯇꯨꯝ ꯇꯧꯏ ꯑꯍꯜ ꯑꯣꯏꯖꯔꯕꯁꯨ ꯅꯨꯄꯥ ꯍꯥꯏꯕ ꯂꯩꯇꯦ ꯅꯨꯄꯤ ꯈꯔꯕꯨ ꯄꯨꯟꯗꯨꯅ ꯂꯩꯔꯝꯂꯕꯗꯤ ꯃꯐꯝ ꯑꯗꯨ ꯂꯥꯟꯊꯣꯛꯇꯨꯅ ꯆꯠꯄꯁꯤ ꯑꯔꯥꯏꯕ ꯊꯕꯛꯇꯤ ꯑꯣꯏꯗꯦ ꯃꯗꯨ ꯁ꯭ꯌꯥꯝꯒꯤ ꯃꯐꯝꯗꯁꯨ ꯊꯣꯛꯂꯦ ꯁ꯭ꯌꯥꯝ ꯍꯩꯅꯗ ꯃꯐꯝ ꯑꯗꯨ ꯂꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯩ ꯃꯈꯥꯒꯤ ꯑꯉꯥꯡ ꯉꯥꯛꯇ ꯑꯣꯏꯔꯕꯁꯨ ꯃꯧ ꯅꯍꯥꯁꯤꯡ ꯑꯗꯨꯅ ꯍꯥꯏꯅꯕꯁꯤꯡꯗꯨ ꯇꯥꯕꯗ ꯈꯤꯇꯪꯗꯤ ꯍꯦꯛ ꯅꯨꯡꯉꯥꯏꯇꯦ ꯌꯨ ꯐꯨꯜ ꯉꯥꯎꯔꯝꯕ ꯑꯣꯏꯔꯕꯗꯤ ꯃꯧ ꯅꯍꯥ ꯑꯣꯏꯖꯔꯕꯁꯨ ꯉꯥꯡꯂꯝꯕ ꯌꯥꯕꯅꯤ ꯑꯗꯨꯕꯨ ꯇꯥꯗꯃꯛ ꯇꯥꯔꯒ ꯃꯐꯝ ꯑꯗꯨ ꯐꯥꯎꯔꯛꯏ ꯃꯧ ꯅꯍꯥ ꯑꯃꯅ ꯍꯥꯏ ꯏꯁ ꯑꯩꯗꯤ ꯑꯩꯈꯣꯏ ꯅꯨꯄꯥꯗꯣ ꯑꯁꯨꯃꯥꯏꯅꯒ ꯍꯜꯂꯛꯑꯗꯤ ꯌꯩꯊꯒꯗꯕꯅꯤ ꯑꯃꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ ꯅꯣꯏꯒꯤ ꯅꯨꯄꯥꯗꯨꯅꯕꯨ ꯌꯥꯗꯧꯕꯩ ꯋꯥꯅꯤ ꯑꯩꯈꯣꯏ ꯅꯨꯄꯥꯗꯨ ꯑꯣꯏꯔꯨꯔꯗꯤ ꯑꯩꯒꯤ ꯁꯝꯁꯦ ꯑꯃꯠꯇꯕꯨ ꯌꯥꯎꯔꯔꯣꯏ ꯑꯃꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ ꯈꯪꯉꯤ ꯏꯕꯦꯝꯃ ꯅꯣꯏꯅ ꯁꯤꯗ ꯀ꯭ꯋꯥ ꯆꯥꯅꯔꯒ ꯃꯤꯒꯤ ꯆꯒꯧ ꯌꯦꯡꯂꯒ ꯅꯣꯏꯒꯤ ꯅꯨꯄꯥꯁꯤꯡꯗꯨꯅ ꯌꯨ ꯊꯛꯂꯛꯄꯗ ꯐꯨꯅꯒꯦ ꯉꯥꯡꯅꯒꯦ ꯀꯥꯏꯅ ꯅꯁꯥꯗꯣ ꯍꯥꯟꯅ ꯑꯝꯇ ꯌꯦꯡꯈꯣ ꯑꯩꯈꯣꯏꯗꯤ ꯁꯨꯃꯥꯏꯅ ꯀ꯭ꯋꯥ ꯆꯥꯔꯒ ꯂꯩꯕꯅꯤꯅ ꯑꯩꯈꯣꯏ ꯅꯨꯄꯥꯅ ꯌꯨ ꯊꯛꯂꯒ ꯍꯟꯖꯤꯜꯂꯛꯑꯁꯨ ꯀꯔꯤꯝꯇ ꯍꯥꯏꯕꯤꯗꯦ ꯑꯣꯚꯔꯂꯣꯗ ꯇꯥꯔꯛꯑꯒꯕꯨ ꯋꯥ ꯈꯔ ꯉꯥꯡꯅꯕꯩ ꯋꯥꯅꯤ ꯅꯠꯇ꯭ꯔꯗꯤ ꯀꯔꯤꯁꯨ ꯍꯥꯏꯕꯤꯗꯦ ꯈꯔꯁꯨ ꯊꯛꯆꯖꯅꯨ ꯀꯩꯅꯣ ꯃꯈꯣꯏꯁꯨ ꯅꯨꯄꯥꯅꯤ ꯉꯥꯎꯅꯤꯡꯉꯤꯅꯤ ꯂꯥꯡꯅꯤꯡꯉꯤꯅꯤ ꯃꯈꯣꯏ ꯅꯨꯄꯥꯗꯤ ꯇꯣꯛꯈꯣ ꯑꯩꯈꯣꯏ ꯅꯨꯄꯤ ꯐꯥꯎꯕ ꯉꯥꯎꯅꯤꯡꯗꯅ ꯂꯣꯟꯅ ꯕꯤꯌꯥꯔꯗꯨꯝ ꯊꯛꯏꯗꯨꯅꯤ ꯑꯁꯤꯒꯨꯝꯕ ꯀꯌꯥ ꯑꯁꯤ ꯃꯧ ꯅꯍꯥꯁꯤꯡ ꯑꯗꯨꯅ ꯆꯤꯕꯣꯟ ꯉꯥꯡꯅꯍꯧꯕꯗꯨꯗ ꯁ꯭ꯌꯥꯝ ꯍꯦꯟꯅ ꯑꯗꯨꯝ ꯏꯀꯥꯏꯖꯔꯦ ꯃꯔꯝꯗꯤ ꯃꯍꯥꯛ ꯉꯁꯤꯗꯤ ꯒ꯭ꯌꯥꯟ ꯈꯔ ꯇꯥꯔꯦ ꯑꯃꯨꯛꯁꯨ ꯈꯜꯂꯤ ꯑꯩꯅ ꯌꯨ ꯉꯥꯎꯊꯣꯛꯇꯨꯅ ꯂꯩꯔꯕꯗꯤ ꯏꯆꯥꯅꯨꯄꯥꯅ ꯑꯩꯒꯤ ꯑꯔꯣꯟ ꯑꯊꯨꯝ ꯈꯪꯂꯛꯂꯕꯗꯤ ꯍꯅꯨꯊꯪꯗ ꯏꯃꯨꯡ ꯃꯍꯤ ꯂꯥꯡꯂꯅꯤ ꯏꯃꯨ ꯅꯥꯏꯃꯨ ꯐꯥꯎꯕ ꯇꯥꯔꯅꯤ ꯈꯜꯂꯨꯗꯨꯅ ꯃꯍꯥꯛ ꯌꯨ ꯂꯦꯞꯂꯁꯤꯔ ꯍꯥꯏꯕ ꯐꯥꯎ ꯈꯜꯂꯛꯏ ꯃꯁꯤ ꯈꯟꯅ ꯂꯥꯛꯄꯗ ꯃꯤ ꯂꯩꯅꯗ꯭ꯔꯕ ꯌꯨꯝ ꯑꯗꯨꯒꯤ ꯃꯄꯥ ꯌꯧꯔꯦ ꯃꯄꯥ ꯑꯗꯨ ꯌꯧꯔꯛꯄꯗꯗꯤ ꯉꯁꯤꯗꯤ ꯀꯤꯔꯞ ꯇꯧꯕꯗꯨꯝ ꯐꯥꯎꯏ ꯑꯗꯨꯕꯨ ꯌꯨꯝ ꯑꯗꯨꯒꯤ ꯊꯣꯡꯒꯥꯜ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯌꯨꯝ ꯑꯗꯨꯗ ꯉꯥꯏꯍꯥꯛ ꯌꯦꯡꯉꯤ ꯑꯗꯨꯒ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯁꯤꯟꯊꯗꯨꯅ ꯇꯦꯟꯗꯥ ꯇꯧꯖꯔꯤ ꯑꯟꯖꯂꯤ
Isha Thuibi, Nang Napabudi Waruganuko, Napana Matung Octabo Oirubana, Nangbu Aina, Yokpi, now Kon Biduna Senabangam Hotre. Wakal Sikalingai, Matam Aduda, Yum Aduki Imung Aduda, May Ama, Pat Ngalaki. Maduda Mahakna, Kaplamba Dulepi, Aduga, May Ngala Ibaka, Aduda, Munna Yengi. May Adu, Amuk Supat Mudkre. Bahapna Oida Zala Hainasu, Amuk Kali, Adubo, Amuk Suhek, Pat Ngalai. Matam Aduda, Mi Amagi Mami, Tonau Aduda Tari. Kanagomba Ama, Imung Asida, Janglabra Haiduna, Wakal the Kali. Janglamba Tarapati, Maki Machana Paloya, Oidam Gani Haiduna, Jingnari. Madu Kalakbamikup Aduda, Tongal Aduda, Tap Nachangai. Matam Aduda, Kana Uhowi Haiduna, Amuk Sutung Mang, Koyeng Yengi. Som the su, Ka Adu Taliba May Adu, Amuk Mud, Amuk Ngan Tautuna Sanari. Tasena, Pomam Mamba Matam Sunati, Aduna, Wari Sami, Karadi Uri. Mangol Aduda, Tapna Kakali, Aduga, Mamit Adu, Sangtuktuna, So Adu the Yengi. So Adudi, Kari Suhangbu Uti, Madu the Kali, Amuk, Maning Tonglomda, Pakaiduna Janglabazala Haina, Adubu, Amuk Suhek, Tajadi. Ngasai, May Ngan Kibaka Adu, Nga Libra Haiduna, Tonau Adu the Yang Bumatam Dadi, Talamdre, Pumam Mumdun Lermi, Pumam Mumzerabasu, Manung the Labor Posak Singdi, Karakarasu Uri. Madu Yang Matamda, Mahaki Matunda, Kanagumba Ama, Fat Chatki. Maduda, Fat Ontoktuna, Mahaksu Yengi, Adubo, Kanasu Udi. Mi Oirambatarabasu, Kanano Haiduna, Kaugadabasu, Mahaksu Luna Jangapu Oibanina. Hek kau su yatre, wakal de kali. Sekpi gumba, sembrang gumba, manak nang napai kiba, oiram gani haina. Asi kanduna, tongnau aduda amuk yengi. Matam adudadi, musi tauba, lem amathan badu ure. Madu ubada, mahakti, pungak ngakre. Lem adugi mangalki, marum adudagi, kusa amakag, tendori. Aduga, lem adugi suistuda, namduna, pat mutali. Madu ubada Siam, Mamit Kuptana, Maya Kaba Makai, Kina, Yenduna lay. Lem Kimarum Adudagi, Nupagi Saban Oiba Amakag, Pamlam Badagi, Hogalay. Aduga, Mahaki Mayon Adusu, Siam Ladiba Adumda, Yanglako Manalay. Tapna, Adum the Lak Badong Uri. Tapna Laklam Badagi, Nupa Adu, Pansong Silay. Aduga, Tongnau Aduda, Dang Lawn Yeri. Madu the Siam Kangladuna. Maning halaga long na tay. Mahak na long na tabagi makol adu hawbadagi lambi da chatpa miyoy amana torchlight fat kapslai. Mahak ukrani khanduna mangol kachin aduda sitlaga sangsindun lumi. Udramale mi adusu adumak chatkre. Adubo Siam di pakat panalore. Amuk sangsinduna thongnau aduda yeng sirakali. Adubo, Yang Ningamikup Asida, Solun Leribatong Adu, Dang Tilay. Madu the Siam, Pakatuna, Sor Tabet Holamba Adu Fawa, Chop Lepi. Tong Adu Tapna, Tilam Badagi, Sum Hogalay. Aduga, Nupa Amagi, Akiba Congelda, Nanglagalor Padusutai. Matam Adu Dadi, Siam, Akiba Natumat Kituna, Laubu Pawangamdre. Tong Adu, Kanna Tilam Badagi, Chop Lepre. Matam aduda amuk su Siam kaidawra kadoino khangdabanina chap yungna atumak yengdun lay. Adubo ikang khangudana thong adu maning lomdagi akan basapu amana yerakpadagi tektuna hangdori. Aduga manungdagi akiba khonjal amada nakong singja yegbe makai lawrakpa aduda Siam afam adudagi chenthораklay. Hobe chenthorakpa adudadi thongal adu hek yobaga khudi thiraduna tore. Matam aduda Pat Nongkalakpada, Wangdring Wangwanupa Amakag, Leptuna Lermi. Maduda Siam, Lawai Luton Satkre. Adubo, Wangdring Wangwanupa Aduna, Kuntarakpu Matam Adudadi, Amamba Maraktuda, Mayek Karadi Seng Urakle. Nupa Adu, Atay Kanasu Weramdre. Mahaki Machanupa, Loyani. Aduga, Loyan Hari. Baba, Kaidorge, Hobe Chela Agatura Missina. Asi Haiduna, Mapa Adubo. Hugai Siam kitang sapai aduga mapi marol adusu tu selubagi pat taitok tuna yum aduda laitok tuna yengi
ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯑꯍꯣꯡꯕ ꯂꯩꯔꯝꯗ꯭ꯔꯦ ꯊꯣꯡ ꯇꯦꯛꯇꯨꯅ ꯄꯥꯏꯊꯣꯔꯛꯈꯤꯕ ꯑꯗꯨꯁꯨ ꯀꯔꯤꯝꯇ ꯇꯧꯔꯝꯗ꯭ꯔꯦ ꯄꯨꯝꯅꯃꯛ ꯃꯍꯥꯛꯀꯤ ꯃꯤꯠꯃꯥꯡꯗ ꯊꯣꯛꯈꯤꯕ ꯃꯤꯇ꯭ꯔꯪ ꯑꯣꯏꯔꯝꯂꯦ ꯋꯥ ꯀꯔꯤꯝꯇ ꯉꯥꯡꯗꯅ ꯂꯩꯔꯤꯉꯩ ꯑꯗꯨꯗ ꯃꯆꯥ ꯑꯗꯨꯅ ꯑꯃꯨꯛꯀꯁꯨ ꯃꯈꯥ ꯇꯥꯔꯛꯏ ꯕꯕꯥ ꯀꯔꯤꯅꯣ ꯌꯨ ꯑꯗꯨꯝ ꯊꯛ ꯂꯩꯔꯤꯁꯤꯕꯣ ꯌꯨꯗꯣ ꯉꯥꯎ ꯂꯩꯔꯕꯅꯤꯅ ꯂꯝꯕꯤ ꯐꯥꯎ ꯆꯨꯝꯅ ꯆꯠꯄ ꯉꯝꯗ꯭ꯔꯦ ꯁꯤ ꯑꯩ ꯂꯥꯛꯑꯝꯗ꯭ꯔꯗꯤ ꯅꯪꯅ ꯁꯤꯗ ꯇꯨꯁꯤꯜꯂꯤꯁꯤ ꯐꯔꯝꯈꯤꯗ꯭ꯔꯥ ꯃꯆꯥꯅ ꯑꯁꯨꯝꯅ ꯌꯨ ꯉꯥꯎꯕ ꯃꯥꯜꯂꯗꯨꯅ ꯍꯥꯏꯔꯛꯄ ꯑꯁꯤꯗꯗꯤ ꯁ꯭ꯌꯥꯝ ꯃꯍꯥꯛꯅ ꯌꯨꯝ ꯑꯗꯨꯗ ꯆꯪꯂꯨꯔꯒ ꯇꯧꯔꯨꯕ ꯀꯌꯥ ꯑꯗꯨ ꯈꯪꯂꯝꯂꯔꯣꯏ ꯍꯥꯏꯅ ꯑꯃꯨꯛꯁꯨ ꯈꯟꯖꯔꯤ ꯃꯗꯨ ꯈꯪꯈꯤꯗꯅꯕꯅꯤ ꯍꯥꯏꯗꯨꯅ ꯅꯤꯁꯥ ꯍꯜꯂꯨꯔꯕꯁꯨ ꯅꯤꯁꯥ ꯑꯃꯨꯛ ꯉꯥꯎꯁꯤꯟꯅꯕ ꯁꯥꯗꯨꯅ ꯃꯆꯥꯗ ꯉꯥꯊꯔꯛꯏ ꯂꯣꯌꯥꯅꯁꯨ ꯃꯄꯥ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯁꯝꯕꯤꯔꯗꯨꯅ ꯃꯌꯨꯝ ꯇꯝꯅ ꯍꯜꯂꯛꯃꯤꯟꯅꯔꯦ ꯃꯌꯨꯝ ꯌꯧꯔꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯂꯣꯌꯥꯁꯨ ꯃꯥꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯦ ꯁ꯭ꯌꯥꯝꯁꯨ ꯃꯍꯥꯛꯀꯤ ꯀꯥꯗ ꯆꯪꯈ꯭ꯔꯦ ꯑꯗꯨꯕꯨ ꯁ꯭ꯌꯥꯝ ꯃꯍꯥꯛꯀꯤ ꯐꯨꯔꯤꯠ ꯈꯥꯎꯗ ꯌꯥꯎꯈꯤꯕ ꯁꯣ ꯆꯕꯨꯟ ꯑꯗꯨꯗꯤ ꯌꯥꯎꯔꯝꯗ꯭ꯔꯦ ꯁ꯭ꯌꯥꯝ ꯑꯃꯨꯛ ꯃꯀꯣꯛꯇꯒꯤ ꯍꯧꯅ ꯃꯤꯍꯨꯟ ꯃꯄꯤ ꯀꯥꯡꯕ ꯍꯧꯔꯛꯂꯦ ꯁꯣ ꯑꯗꯨ ꯃꯥꯡꯂꯕꯗꯤ ꯄꯨꯝꯅꯃꯛ ꯈꯪꯅꯔꯛꯂꯅꯤ ꯈꯟꯗꯨꯅ ꯐꯨꯔꯤꯠꯈꯥꯎꯁꯤꯡ ꯑꯗꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯨꯝꯗꯨꯅ ꯊꯤꯔꯤ ꯃꯍꯥꯛꯅ ꯃꯌꯨꯝꯗꯒꯤ ꯄꯨꯊꯣꯛꯇꯨꯅ ꯆꯠꯂꯨꯔꯦ ꯈꯪꯅ ꯈꯪꯅ ꯂꯩꯔꯝꯂꯔꯣꯏ ꯈꯪꯅ ꯈꯪꯅ ꯎꯄꯨ ꯀꯥꯡꯈꯥ ꯐꯃꯨꯡ ꯇꯦꯕꯜ ꯁꯣꯐꯥꯅꯆꯤꯡꯕ ꯀꯣꯏꯊꯤ ꯊꯤꯔꯤ ꯑꯗꯨꯕꯨ ꯐꯪꯕ ꯀꯧꯕ ꯂꯩꯇ꯭ꯔꯦ ꯁ꯭ꯌꯥꯝ ꯋꯥꯈꯜ ꯃꯆꯥ ꯃꯆꯥ ꯑꯃꯨꯛ ꯈꯟꯕ ꯍꯧꯔꯛꯏ ꯃꯍꯥꯛꯅ ꯇꯨꯁꯤꯟꯗꯨꯅ ꯇꯥꯈꯤꯕ ꯑꯗꯨꯒ ꯆꯦꯜꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯇꯥꯍꯧꯔꯕ ꯖꯥꯠꯂꯥ ꯅꯠꯇ꯭ꯔꯒ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯄꯥꯏꯈ꯭ꯔꯕ ꯖꯥꯠꯂꯥ ꯍꯥꯏꯅ ꯑꯗꯨꯕꯨ ꯀꯔꯝꯅꯗꯤ ꯍꯦꯛꯇ ꯐꯣꯡꯅ ꯀꯝꯗꯧꯅ ꯍꯪꯉꯨꯅꯤ ꯊꯤꯔꯨꯅꯤ ꯈꯟꯕ ꯌꯥꯕ ꯈꯜꯂꯕ ꯃꯇꯨꯡꯗ ꯇꯞꯅ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯂꯒ ꯃꯆꯥꯅꯨꯄꯥꯒꯤ ꯀꯥꯒꯤ ꯊꯣꯡ ꯑꯗꯨꯗ ꯊꯤꯜꯂꯤ ꯁ꯭ꯌꯥꯝꯅ ꯏꯕꯨꯡꯉꯣ ꯂꯣꯌꯥ ꯅꯪꯕꯨ ꯇꯨꯝꯃꯕꯣ ꯂꯣꯌꯥꯅ ꯕꯕꯥ ꯀꯩꯗꯧꯔꯒꯦ ꯑꯩꯕꯨ ꯉꯁꯥꯏ ꯎꯄꯨ ꯁꯣ ꯌꯥꯎꯕ ꯁꯣ ꯈꯔ ꯇꯥꯍꯧꯔ ꯃꯥꯜꯂꯦꯅꯦ ꯐꯨꯔꯤꯠ ꯈꯥꯎꯗꯨ ꯌꯥꯎꯔꯝꯗ꯭ꯔꯦ ꯅꯪꯕꯨ ꯊꯦꯡꯅ ꯂꯥꯛꯄ꯭ꯔꯃꯤ ꯎꯄꯨ ꯁꯣ ꯌꯥꯎꯈꯤꯕꯅꯤꯅꯦ ꯁ꯭ꯌꯥꯝ ꯑꯇꯩꯗ ꯍꯥꯏꯕꯗꯤ ꯌꯥꯔꯔꯣꯏ ꯎꯄꯨ ꯁꯣ ꯌꯥꯎꯏ ꯍꯥꯏꯗꯨꯅ ꯁꯣ ꯑꯗꯨ ꯃꯆꯥꯅꯨꯄꯥꯅ ꯂꯧꯔꯝꯕ ꯇꯥꯔꯕꯗꯤ ꯂꯧꯒꯦ ꯈꯟꯅ ꯍꯥꯏꯔꯛꯄꯅꯤ ꯑꯗꯨꯕꯨ ꯃꯗꯨ ꯂꯣꯌꯥꯅꯗꯤ ꯏꯔꯥꯏ ꯂꯥꯏꯅ ꯈꯪꯂꯦ ꯈꯪꯗꯦ ꯕꯕꯥ ꯑꯩꯗꯤ ꯁ꯭ꯌꯥꯝꯅ ꯃꯈꯥ ꯇꯥꯔꯛꯏ ꯑꯗꯨꯕꯨ ꯃꯥꯡꯈ꯭ꯔꯗꯤ ꯅꯨꯡꯉꯥꯏꯔꯣꯏ ꯑꯃꯨꯛꯇ ꯊꯤꯔꯨꯁꯤꯔꯣ ꯕꯕꯥꯕꯨ ꯉꯁꯥꯏ ꯀꯗꯥꯏ ꯆꯠꯂꯨꯒꯦ ꯁ꯭ꯌꯥꯝ ꯃꯆꯥꯅ ꯑꯁꯨꯝꯅ ꯍꯪꯂꯛꯄ ꯑꯁꯤꯗ ꯍꯦꯟꯅ ꯈꯨꯝꯐꯝ ꯈꯪꯗ꯭ꯔꯦ ꯂꯣꯏꯅꯃꯛ ꯑꯁꯦꯡꯕ ꯈꯪꯂꯛꯄ ꯇꯥꯔꯦ ꯈꯟꯗꯨꯅ ꯋꯥ ꯊꯩꯗꯣꯛꯇꯨꯅ ꯃꯆꯥꯅꯨꯄꯥꯒꯤ ꯀꯥ ꯑꯗꯨꯗꯒꯤ ꯍꯜꯂꯛꯏ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯍꯦꯛ ꯊꯤꯕ ꯍꯥꯏꯗꯨꯅꯤ ꯂꯣꯌꯥ ꯃꯄꯥꯅ ꯇꯧꯔꯤꯕ ꯑꯁꯤ ꯈꯔ ꯁꯨꯝ ꯆꯤꯡꯅꯕ ꯍꯦꯜꯂꯛꯏ ꯀꯝꯗꯧꯅ ꯌꯨꯝ ꯑꯗꯨꯒꯤ ꯊꯣꯡꯒꯥꯜꯗ ꯇꯨꯗꯨꯅ ꯂꯩꯔꯝꯂꯤꯕ ꯑꯗꯨꯒ ꯃꯍꯥꯛꯅ ꯁꯣ ꯑꯗꯨ ꯌꯥꯝꯅ ꯆꯦꯛꯁꯤꯟꯖꯅ ꯁꯤꯖꯤꯟꯅꯕ ꯑꯃꯒꯨꯝ ꯀꯣꯏꯍꯪ ꯍꯪꯉꯤꯅꯣ ꯍꯥꯏꯕꯁꯤꯗ ꯍꯦꯟꯅ ꯆꯤꯡꯅꯔꯕꯅꯤ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯈ꯭ꯔꯦ ꯊꯣꯏꯗꯣꯛꯄ ꯊꯧꯗꯣꯛꯁꯨ ꯏꯊꯣꯛ ꯊꯣꯛꯈꯤꯗ꯭ꯔꯦ ꯂꯣꯌꯥ ꯀꯣꯂꯦꯖ ꯈꯔꯗꯤ ꯀꯥꯔꯤ ꯃꯄꯥꯁꯨ ꯌꯨ ꯑꯗꯨꯝ ꯊꯛꯂꯤ ꯑꯗꯨꯒ ꯊꯥꯖꯁꯨ ꯑꯗꯨꯝ ꯂꯣꯌꯥꯒ ꯂꯣꯏꯅꯔꯤ ꯑꯗꯨꯕꯨ ꯂꯣꯌꯥꯗꯤ ꯋꯥꯈꯜ ꯑꯃꯗ ꯑꯗꯨꯝ ꯎꯪꯗꯨꯅ ꯂꯩꯔꯤ ꯂꯣꯌꯥ ꯀꯣꯂꯦꯖ ꯑꯗꯨꯗ ꯊꯥꯖꯒ ꯋꯥꯔꯤ ꯁꯨꯝ ꯁꯥꯔꯤ ꯂꯣꯌꯥꯅ ꯍꯥꯏ ꯊꯥꯖ ꯑꯩꯁꯨ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤ ꯄꯨꯡꯉꯛꯏ ꯑꯟꯖꯂꯤꯒꯤ ꯃꯃꯥ ꯑꯗꯨ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯃꯅꯤꯡꯗ ꯅꯧꯅ ꯌꯨꯝ ꯍꯣꯡꯗꯨꯅ ꯂꯩꯔꯝꯕꯁꯦ ꯑꯩ ꯌꯥꯝ ꯊꯥꯖꯗꯦ ꯍꯦꯟꯅ ꯑꯀꯨꯞꯄ ꯃꯔꯣꯜ ꯍꯪꯗꯧꯁꯨ ꯃꯤ ꯏꯆꯪ ꯆꯪꯕ ꯌꯨꯝ ꯅꯠꯇꯦ ꯑꯗꯨꯗ ꯍꯦꯟꯅ ꯆꯤꯡꯅꯔꯤꯁꯤ ꯑꯩꯒꯤ ꯏꯄꯥꯁꯤꯅꯤ ꯃꯍꯥꯛꯀꯤ ꯃꯄꯥ ꯍꯦꯛ ꯄꯜꯂꯛꯄ ꯃꯤꯀꯨꯞ ꯑꯁꯤꯗ ꯊꯥꯖ ꯃꯃꯤꯠ ꯑꯗꯨ ꯂꯪꯊꯣꯛꯄ ꯃꯈꯩ ꯂꯣꯌꯥꯗ ꯌꯦꯡꯉꯛꯏ ꯑꯗꯨꯒ ꯊꯥꯖꯅ ꯍꯥꯏꯔꯛꯏ ꯕꯕꯥꯅꯗꯤ ꯀꯃꯥꯏꯅ ꯂꯣꯌꯥꯅ ꯃꯈꯣꯏꯒꯤ ꯌꯨꯝ ꯍꯧꯖꯤꯛ ꯁꯣ ꯂꯣꯟꯗꯨꯅ ꯂꯩꯕꯗꯣ ꯕꯕꯥꯅ ꯃꯗꯨꯒꯤ ꯁꯣ ꯄꯥꯏꯕ ꯃꯥꯜꯂꯤ ꯃꯍꯥꯛꯀꯤ ꯁꯣ ꯆꯕꯨꯟ ꯑꯃ ꯂꯩ ꯃꯗꯨꯗ ꯁꯣꯏꯗꯅ ꯌꯥꯎꯔꯝꯒꯗꯕ ꯃꯥꯜꯂꯤ ꯊꯥꯖꯅ ꯍꯥꯏꯔꯛꯏ ꯅꯪꯗꯤ ꯃꯇꯧ ꯀꯔꯝꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯤꯕ ꯂꯣꯌꯥꯅ ꯑꯅꯝꯕ ꯃꯇꯝꯗ ꯌꯨꯝ ꯑꯗꯨꯒꯤ ꯃꯄꯥ ꯑꯗꯨꯋꯥꯏꯗ ꯕꯕꯥꯁꯤ ꯂꯩꯔꯝꯕ ꯊꯦꯡꯅꯩ ꯑꯗꯨꯒ ꯁꯣ ꯆꯕꯨꯟ ꯑꯗꯨꯁꯨ ꯌꯥꯝꯅ ꯆꯦꯛꯁꯤꯟꯖꯅ ꯄꯥꯏꯕꯗꯧꯅ ꯇꯧꯏ ꯊꯥꯖꯅ ꯍꯥꯏꯔꯛꯏ ꯑꯗꯨ ꯑꯣꯏꯔꯗꯤ ꯕꯕꯥꯗ ꯑꯗꯨꯝ ꯍꯪꯉꯣꯗꯅ ꯈꯪꯕ꯭ꯔꯅ ꯂꯣꯌꯥꯅ ꯍꯥꯏ ꯑꯗꯨꯁꯨ ꯍꯦꯛ ꯌꯥꯕ ꯅꯠꯇꯦ ꯑꯩꯅ ꯁꯨꯝ ꯆꯤꯡꯅꯕꯒꯤ ꯍꯥꯏꯕꯩ ꯋꯥꯅꯤ ꯇꯁꯦꯡꯅꯃꯛ ꯕꯕꯥꯁꯨ ꯃꯇꯥꯡ ꯑꯁꯤꯗ ꯆꯦꯟꯅꯔꯝꯒꯗ꯭ꯔꯥ ꯍꯥꯏꯕꯗꯨꯗꯤ ꯑꯩꯁꯨ ꯈꯪꯗꯦ ꯊꯥꯖꯅ ꯈꯪꯗ꯭ꯔꯦꯗ ꯑꯩꯁꯨ ꯀꯩ ꯍꯥꯏꯗꯧꯅꯣ ꯂꯣꯌꯥꯅ ꯍꯥꯏ ꯑꯗꯣ ꯅꯍꯥꯟꯗꯤ ꯁꯣ ꯆꯕꯨꯟꯗꯣ ꯑꯩꯅ ꯂꯣꯟꯅ ꯄꯥꯏꯍꯧꯔꯦ ꯂꯣꯌꯥꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ ꯁꯣꯗꯣ ꯕꯕꯥꯅꯗꯤ ꯌꯥꯝꯅ ꯀꯟꯅ ꯊꯤꯔꯤ ꯑꯗꯨꯅ ꯑꯩꯅ ꯁꯣꯗꯨ ꯇꯧꯔꯒ ꯌꯨꯝ ꯑꯗꯨꯗ ꯍꯥꯡꯗꯣꯛꯇꯨꯅ ꯍꯦꯛ ꯌꯦꯡꯉꯨꯗꯧꯁꯨ ꯕꯕꯥꯗꯤ ꯁꯣ ꯃꯥꯡꯈꯤꯕꯒꯤ
kanna thiriba matam oibanina amuk ifongda phongnarani tawbani thajana adu bu kaidoke asumba khangdoknaba tawbudubo loya nai adu hekti yaba natine babana phana chenaram batarbasu mana mani naidana gyan tana lusinbado aisu pami adunani tumina ina tawbu yaba mkai tawribase ngayak asumna wari sanari ngai phone ama loya gi dalai loya na khomi hello isan laisnana hello tamo baba do masai masa nungai tiana hairambadagi phamungda adum hiblaga laikre nang yaradi khara thuna lao ha ai lang tawrage asi haiduna phone adu thamle thajada fajana hairamduna mahak college tagi mayum tamna lakle adubu bus adu ngasidi hanagi gentleman adu yauramle madu yauramba aduda karigumba khara khange haiduna hangi loyana kainom hangene gentleman adu swai hek lawi mara leirurabanina mina kainoma hek hairakpada mi pai hoba adum tawrabani mahak lase ha karibo nanga bus sida punba driver dudi doctor da hospital da kaidoroge mabo loya khangna hanglini karigumba kharadi phangba yai haina khangde masangamde haibani asi haiduna phat chatkre adubo loya di irai laina khangle madudi handleman asiga driver asiga punna accident tawduna sokluraga handleman asina ithuk thukat khai khangde hairak pasida arot pa amadi leire haibase aduga loya nai kai oina ngamdri jano my number amta piraune ai hange yaude yawe ado tawrasu pair oye ma phone paidrabane masang amdabai hoine adu oirsu piraune aina thokpa dum hangeba nungai tene bus asida dum ai koi chaminar maga asi haiduna loyana momon toksili adubo handleman adudi mihun question chele nokning baga amatta phautre asumna number adu logduna kumtharakle he kumthabaga waiting set aduda munna yengi aduga machin da soli anjali aine nangbo suidana phangnaba thigani lambi aduda hek changak pa horakpaga nungsit asaba madi hainadaba manam ama khangphau phaurai matam aduda loya swai lawba makai tu chungi akoiba aduda koyeng yengi adubo nungthil talaknina kari su thudokpadi ode adubo somdadi mongsong amada musin muba thawai amana yamna penchadana sakchana yengli mahakna mafam aduda leng watpa adugi samin adusu loyana phangbada amuk hek yengi adubu loyana di karisu udre loya mayum tamna chatlage khanduna mamai leithokduna chatpa hek haurakpaga mongsong adudagi da loya haina sonthangna kaurakpada loya phat onthoraktuna mongsong aduda chenchili aduga makutna asongba marak adu koi hai haiduna kari leibage haina yengi masa adu humang mapi kap makai phi kamduna kari no mangonda nahandai tawribasi khanduna sauning boy kari boy koi hai haiduna yengli adubo tanja asimaktada machan nupi adugi kol amuk lai laisnana tamo kai yorage yore lambi de khongna sangai asi haiduna phone thamle aduga mafam adudagi tapna tholai aduga mafi marol adu semduna mayum tamna changkre somda mahakna haidok tuna changlamba mongsong adugi loisilakpa mahakna di sangsinba yoramdarba mafam amada khudang gari amaka ta dun leiri gari adu hausiksu chatli gari adu kanagi oiramgani kamdona asongba marak asida taramliba natraga anjali gi oiramgadra anjali gi oiramlagana mafam aduda kamdona taram gadoriba wahang kaya ni thaudo khudingi mikup khudingi adubo kanana su paukhum sing asi amatta pibadi ngamdaroi loya natana hena ngaklibadi kamdona amuk loya da sakina kaya asi piduna tapna anjali gi wari asi khanglaknaba machak oiriba mangtak oina fawba taglaktuna loya bu matang asida hena singsilaklabasi angakpa amadi phawi adubo loya ninghan nabadi tawde matang asida hena thawai lupsinduna mahak asyangba kaya adu khangningli adubo mangonda haujik khurau kana thangliba asi mahaki hek mapa asini matang asidani loya wakhaloksing ithok thoktribasi tasengnamak afabata thidana thigat ke khalbadi
ꯃꯄꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯗ ꯒꯤꯔꯤ ꯇꯛꯇꯨꯅ ꯁꯨꯔꯨ ꯅꯩꯗꯨꯅ ꯈꯔ ꯃꯈꯩ ꯈꯪꯂꯝꯕ ꯌꯥꯏ꯫ ꯑꯗꯨꯕꯨ ꯀ꯭ꯂꯨ ꯑꯃꯠꯇ ꯐꯪꯗꯕꯅꯤꯅ ꯆꯤꯡꯅꯩ ꯍꯥꯏꯗꯨꯅ ꯃꯄꯥ ꯑꯁꯤꯗ ꯇꯛꯈꯠꯂꯨꯕ ꯃꯇꯝꯗꯗꯤ ꯑꯐꯕ ꯑꯣꯏꯔꯣꯏ ꯈꯟꯗꯨꯅ ꯂꯣꯟꯅ ꯇꯧꯔꯒꯦ ꯈꯟꯈꯤꯕꯅꯤ꯫ ꯁ꯭ꯌꯥꯝ ꯏꯃꯨꯡꯗ ꯃꯊꯟꯇ ꯆꯣꯏꯔꯣꯜ ꯄꯥꯔꯣꯜ ꯄꯪꯂꯣꯟꯗ ꯂꯣꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗ ꯑꯈꯪ ꯑꯍꯩ ꯀꯧꯕ ꯌꯥꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯂꯣꯌꯥꯅ ꯍꯪꯉꯕꯁꯨ ꯃꯗꯨ ꯍꯦꯛ ꯄꯜꯂꯨꯕꯗ ꯌꯥꯝꯅ ꯁꯥꯎꯔꯛꯏ꯫ ꯑꯗꯨꯅ ꯀꯧꯗꯕꯅꯤ ꯍꯥꯏꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯑꯔꯨꯕ ꯐꯤꯕꯝ ꯌꯧꯁꯤꯜꯂꯛꯈ꯭ꯔꯕꯗꯤ ꯍꯦꯟꯅ ꯈꯨꯗꯣꯡ ꯊꯤꯔꯅꯤ ꯍꯥꯏꯗꯨꯅ ꯃꯥꯏꯕ ꯀꯧꯔꯨꯔꯦ꯫ ꯃꯥꯏꯕ ꯑꯗꯨꯅ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯑꯃꯨꯕ ꯂꯥꯏ ꯑꯣꯛꯅꯔꯦ ꯍꯥꯏꯔꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯇꯧꯕ ꯌꯥꯕ ꯊꯕꯛꯁꯤꯡꯗꯤ ꯇꯧꯔꯦ꯫ ꯑꯗꯨꯕꯨ ꯏꯃꯨꯡꯗ ꯅꯤꯡꯊꯤꯖꯅ ꯑꯗꯨꯃꯛ ꯂꯩꯍꯟꯕꯅ ꯐꯔꯅꯤ ꯍꯥꯏꯔꯛꯄꯗꯒꯤ ꯅꯤꯡꯊꯤꯖꯅ ꯊꯝꯂꯦ꯫ ꯂꯣꯌꯥꯗꯗꯤ ꯐꯤꯕꯝ ꯑꯁꯤ ꯇꯟꯖꯥ ꯆꯥꯕ ꯑꯣꯏꯒꯗꯧꯔꯤꯕꯔꯥ ꯅꯠꯇ꯭ꯔꯒꯅ ꯗꯁꯥ ꯇꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯒꯗꯧꯔꯤꯕꯔꯥ ꯍꯥꯏꯐꯝ ꯈꯪꯗ꯭ꯔꯦ꯫ ꯃꯍꯥꯛꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯑꯃꯗꯤ ꯌꯨꯝ ꯑꯗꯨꯗ ꯆꯪꯗꯨꯅ ꯌꯦꯡꯅꯤꯡꯂꯤꯕꯁꯤ ꯃꯄꯥ ꯑꯁꯤꯅ ꯌꯨꯝꯗ ꯂꯦꯡꯗꯅ ꯂꯩꯔꯕꯗꯤ ꯈꯔ ꯀꯣꯝꯒꯅꯤ ꯈꯜꯂꯤ꯫ ꯑꯗꯨꯕꯨ ꯍꯦꯛ ꯄꯣꯛꯄꯤꯕ ꯃꯄꯥ ꯑꯁꯤꯅ ꯅꯥꯗꯨꯅ ꯌꯨꯝꯗ ꯂꯩꯕ ꯍꯥꯏꯕꯁꯤ ꯅꯨꯡꯉꯥꯏꯕ ꯊꯕꯛꯇꯤ ꯅꯠꯇꯦ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯂꯣꯌꯥ ꯇꯟꯖꯥ ꯑꯁꯤ ꯃꯥꯡꯍꯟꯕ ꯌꯥꯗꯦ ꯍꯥꯏꯅꯗꯤ ꯈꯜꯂꯤ꯫ ꯃꯗꯨꯃꯛꯅ ꯀꯝꯗꯧꯅ ꯃꯍꯥꯛꯀꯤ ꯆꯥꯡꯌꯦꯡ ꯍꯧꯁꯤꯒꯦ ꯈꯜꯂꯛꯄ ꯃꯤꯀꯨꯞꯇ ꯑꯆꯤꯛꯄ ꯃꯇꯝ ꯃꯤꯅ ꯄꯣꯊꯥꯅꯔꯤꯕ ꯅꯨꯃꯤꯠ ꯆꯞ ꯌꯨꯡꯕ ꯑꯗꯨꯋꯥꯏꯗ ꯆꯪꯗꯨꯅ ꯌꯦꯡꯒꯦ ꯍꯥꯏꯕꯁꯤ ꯆꯞ ꯆꯥꯅ ꯈꯜꯂꯤ꯫ ꯍꯧꯖꯤꯛꯇꯤ ꯂꯣꯌꯥ ꯑꯀꯤꯕꯒ ꯊꯣꯏꯅ ꯐꯥꯎꯈꯤꯗ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡ ꯑꯣꯏꯔꯝꯂꯕꯗꯤ ꯈꯔꯁꯨ ꯅꯤꯡꯖꯤꯡ ꯃꯥꯡꯖꯤꯡ ꯇꯧꯔꯝꯕ ꯌꯥꯏ꯫ ꯋꯥꯈꯜ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯈꯜꯂꯤꯉꯩꯗ ꯊꯥꯖꯒꯤ ꯃꯦꯁꯦꯖ ꯑꯃ ꯐꯠ ꯊꯥꯔꯛꯏ꯫ ꯉꯁꯤꯁꯨ ꯀꯣꯂꯦꯖ ꯂꯥꯛꯑꯣꯏꯗꯣꯏꯔꯥ? ꯂꯣꯌꯥ ꯃꯦꯁꯦꯖ ꯑꯗꯨ ꯌꯦꯡꯕꯗꯃꯛ ꯌꯦꯡꯉꯤ꯫ ꯑꯗꯨꯕꯨ ꯍꯟꯕꯗꯤ ꯍꯟꯗꯦ꯫ ꯑꯃꯨꯛꯁꯨ ꯊꯥꯖ ꯃꯦꯁꯦꯖ ꯑꯃꯒ ꯑꯃꯨꯛ ꯊꯥꯖꯤꯜꯂꯛꯏ꯫ ꯅꯪꯅ ꯀꯣꯂꯦꯖ ꯈꯔ ꯀꯥꯔꯛꯑꯝꯕꯗꯨꯁꯨ ꯀꯥꯔꯛꯇꯕꯁꯦ ꯑꯩ ꯂꯩꯐꯝ ꯆꯥꯐꯝꯗꯤ ꯈꯪꯗꯦ꯫ ꯑꯗꯨꯕꯨ ꯅꯪꯅ ꯈꯟꯖꯔꯤꯕ ꯇꯧꯒꯦ ꯈꯜꯂꯤꯕ ꯊꯕꯛꯇꯨꯗ ꯃꯥꯏ ꯑꯣꯟꯁꯤꯟꯗꯨꯅ ꯇꯧꯔꯕꯗꯤ ꯑꯩꯒꯤꯗꯤ ꯀꯔꯤꯝꯇ ꯀꯥꯏꯗꯦ꯫ ꯑꯗꯨꯕꯨ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯕꯥꯅꯤꯒꯤ ꯃꯔꯤꯗ ꯑꯌꯦꯠꯄ ꯂꯥꯛꯀꯗꯕ ꯑꯣꯏꯔꯕꯗꯤ ꯑꯩ ꯈꯥꯡꯕ ꯉꯝꯂꯣꯏ꯫ ꯃꯇꯥꯡ ꯑꯁꯤꯗꯗꯤ ꯂꯣꯌꯥ ꯃꯦꯁꯦꯖ ꯍꯜꯂꯒꯦ ꯈꯜꯂꯤ꯫ ꯃꯍꯥꯛꯀꯤꯁꯨ ꯊꯃꯣꯏ ꯄꯥꯟꯕꯅꯤꯅ ꯃꯤꯒꯤ ꯊꯃꯣꯏꯕꯨꯁꯨ ꯋꯥꯍꯟꯗꯨꯅ ꯊꯝꯕ ꯄꯥꯝꯗꯦ꯫ ꯂꯣꯌꯥꯅ ꯑꯩ ꯍꯟꯗꯛ ꯃꯔꯛ ꯀꯣꯂꯦꯖ ꯀꯌꯥ ꯂꯥꯛꯄ ꯉꯝꯗꯧ ꯃꯥꯟꯗꯦ꯫ ꯂꯣꯌꯥ ꯃꯁꯥꯅ ꯊꯥꯈꯤꯕ ꯃꯦꯁꯦꯖ ꯑꯗꯨ ꯍꯜꯂꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯍꯥꯏꯐꯦꯠꯁꯨ ꯐꯣꯟ ꯑꯗꯨ ꯌꯦꯡꯗꯨꯅ ꯉꯥꯏꯖꯔꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯇꯁꯦꯡꯅꯃꯛ ꯍꯦꯛ ꯄꯥꯝꯕ ꯊꯣꯛꯂꯕꯗꯤ ꯐꯪꯗꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯊꯥꯖ ꯃꯦꯁꯦꯖ ꯍꯜꯂꯛꯇ꯭ꯔꯦ꯫ ꯍꯥꯏꯐꯦꯠꯇꯤ ꯃꯍꯥꯛꯁꯨ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯀꯩꯁꯨ ꯊꯣꯏꯅ ꯈꯟꯖꯤꯜꯂꯨꯗꯅ ꯇꯨꯃꯤꯟꯅ ꯇꯣꯛꯂꯦ꯫ ꯑꯁꯨꯝꯅ ꯁꯨꯝ ꯈꯜꯂꯛꯄꯅ ꯑꯌꯨꯛꯀꯤ ꯆꯥꯛ ꯇꯣꯛꯅꯗꯨꯅ ꯃꯌꯥꯝ ꯄꯣꯊꯥꯅꯕ ꯃꯇꯝ ꯑꯣꯏꯔꯦ꯫ ꯁꯥꯒꯠꯂꯛꯄ ꯃꯇꯝ ꯑꯣꯏꯕꯅꯤꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯃꯥꯒꯤ ꯏꯃꯨꯡꯗ ꯃꯆꯥ ꯃꯁꯨ ꯀꯌꯥ ꯑꯗꯨꯒ ꯄꯣꯊꯥꯅꯔꯤ꯫ ꯑꯗꯨꯕꯨ ꯂꯣꯌꯥꯗꯤ ꯉꯁꯥꯏꯗꯒꯤ ꯑꯁꯤꯒꯨꯝꯕ ꯇꯟꯖꯥ ꯑꯁꯤ ꯉꯥꯏꯔꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯋꯥꯕ ꯑꯃꯗꯤ ꯑꯣꯏꯔꯦ꯫ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯤꯡꯅ ꯄꯣꯊꯥꯅꯕ ꯃꯇꯝ ꯑꯗꯨꯕꯨ ꯇꯤꯟ ꯀꯥꯡ ꯂꯤꯟꯅ ꯆꯤꯡꯕ ꯑꯃꯗꯤ ꯁꯥꯔꯣꯏ ꯉꯥꯔꯣꯏ ꯀꯌꯥꯒꯤ ꯏꯇꯤꯟꯂꯛꯄ ꯃꯇꯝꯅꯤ꯫ ꯅꯨꯃꯤꯠꯅ ꯂꯦꯞ ꯆꯞ ꯌꯨꯡꯅ ꯊꯣꯛꯄ ꯃꯇꯝꯁꯤ ꯅꯥꯔꯛ ꯃꯣꯡꯁꯣꯡꯗꯅ ꯂꯩꯔꯝꯕ ꯇꯤꯟ ꯀꯌꯥꯁꯨ ꯑꯆꯤꯛꯄ ꯑꯍꯥꯡꯕ ꯃꯐꯝ ꯊꯣꯛꯂꯛꯇꯨꯅ ꯂꯩꯕ ꯃꯇꯝ ꯑꯁꯤꯗ ꯂꯣꯌꯥꯗꯤ ꯃꯗꯨꯒꯤ ꯑꯀꯤꯕ ꯀꯌꯥ ꯑꯗꯨ ꯅꯥꯆꯨꯡꯕ ꯇꯧꯗꯅ ꯌꯨꯝꯗꯒꯤ ꯇꯨꯃꯤꯟꯅ ꯊꯣꯛꯂꯛꯂꯤ꯫ ꯑꯗꯨꯕꯨ ꯊꯣꯡꯖꯤꯟ ꯑꯗꯨꯗ ꯈꯨꯔꯨꯅ ꯍꯥꯏꯐꯦꯠ ꯈꯦꯠꯄꯗ ꯐꯨꯔꯤꯠ ꯈꯥꯎꯗ ꯌꯥꯎꯔꯤꯕ ꯁꯣ ꯑꯗꯨ ꯈ꯭ꯌꯥꯎ ꯂꯥꯎꯅ ꯈꯤꯡꯉꯛꯄ ꯑꯗꯨꯗꯗꯤ ꯏꯃꯨꯡꯗ ꯂꯩꯔꯤꯕ ꯑꯇꯩ ꯀꯌꯥꯗꯨ ꯃꯃꯤꯠ ꯃꯅꯥ ꯁꯤꯡꯉꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯃꯄꯥ ꯑꯗꯨ ꯐꯃꯨꯡꯗꯒꯤ ꯆꯣꯏꯔꯣꯜꯂꯣꯏ ꯀꯔꯤ ꯑꯣꯏ ꯂꯣꯜꯂꯛꯄ ꯑꯗꯨ ꯇꯥꯔꯤꯉꯩ ꯇꯟꯖꯥꯗ ꯃꯃꯥ ꯑꯗꯨꯅ ꯀꯧꯔꯛꯏ꯫ ꯑꯃꯨꯇꯣꯝꯕꯤꯅ ꯀꯗꯥꯏꯗ ꯆꯠꯇꯣꯏꯅꯣ ꯅꯪꯅ ꯑꯃꯨꯛ? ꯅꯨꯃꯤꯠ ꯆꯞ ꯌꯨꯡꯈꯠꯂꯀꯥꯟꯁꯤꯗ? ꯂꯣꯌꯥꯅ ꯏꯃꯥ ꯌꯨꯝꯗ ꯂꯩꯕꯁꯤ ꯌꯥꯝꯅ ꯁꯥꯏ, ꯑꯁ꯭ꯋꯥꯏ ꯐꯥꯎꯗꯪ ꯑꯏꯪꯕ ꯃꯐꯝ ꯊꯤꯔꯨꯒꯦ ꯇꯧꯕꯅꯤ꯫ ꯑꯃꯨꯇꯣꯝꯕꯤꯅ ꯀꯌꯥꯝ ꯁꯥꯔꯒꯦꯅꯦ ꯑꯩꯈꯣꯏ ꯏꯃꯨꯡꯁꯤꯕꯣ? ꯅꯪꯅ ꯃꯔꯣꯜ ꯑꯃꯅꯦ ꯁꯥꯈ꯭ꯔꯀꯥꯟꯁꯤꯗ ꯂꯤꯟ ꯀꯥꯡ ꯊꯦꯡꯅꯗꯅꯅꯦ ꯁꯣꯏꯗꯅ ꯁꯣꯏꯔꯅꯤꯍꯦ꯫ ꯃꯃꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯕꯁꯨ ꯂꯣꯌꯥ ꯌꯨꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯂꯦ꯫ ꯊꯣꯡꯒꯥꯜ ꯍꯦꯛ ꯂꯥꯟꯊꯣꯔꯛꯄꯗꯗꯤ ꯀꯅꯥꯁꯨ ꯂꯝꯕꯤ ꯑꯗꯨꯗ ꯆꯠꯇꯦ꯫ ꯇꯟꯖꯥ ꯆꯥꯔꯦ ꯈꯜꯂꯤ꯫ ꯃꯍꯥꯛꯅ ꯌꯨꯝ ꯑꯗꯨꯗ ꯆꯪꯕ ꯑꯗꯨ ꯎꯍꯧꯔꯕꯗꯤ ꯁꯣꯏꯗꯅ ꯃꯤꯋꯥ ꯇꯥꯒꯅꯤ ꯈꯜꯂꯤ꯫ ꯑꯗꯨꯕꯨ ꯃꯤꯔꯛ ꯅꯥꯔꯛ ꯌꯦꯡꯗꯨꯅ ꯌꯨꯝ ꯑꯗꯨꯒꯤ ꯊꯣꯡꯒꯥꯜ ꯐꯥꯎꯕꯗꯤ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯊꯣꯡꯒꯥꯜ ꯑꯗꯨ ꯍꯦꯛ ꯌꯧꯕꯒ ꯅꯥꯛ ꯌꯦꯠꯇ ꯀꯣꯌꯦꯡ ꯌꯦꯡꯉꯤ꯫ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯎꯗ꯭ꯔꯦ꯫ ꯀꯅꯥꯝꯇꯅ ꯎꯗ꯭ꯔꯦ ꯈꯪꯂꯕꯗ ꯃꯍꯥꯛ ꯊꯣꯡꯒꯥꯜ ꯑꯗꯨꯗ ꯐꯠ ꯆꯪꯍꯧꯏ꯫ ꯑꯗꯨꯕꯨ ꯍꯦꯛ ꯆꯪꯕ ꯃꯤꯀꯨꯞꯇ ꯃꯁꯥ ꯑꯗꯨ ꯍꯥꯟꯅꯗꯧꯅ ꯑꯃꯨꯛꯇ ꯐꯥꯎꯗ꯭ꯔꯤꯕ ꯃꯑꯣꯡꯗ ꯀꯤꯊꯤꯛ ꯀꯤꯔꯨꯝ ꯇꯧꯕ ꯐꯥꯎꯔꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯃꯁꯥ ꯃꯇꯣꯝꯇ ꯃꯃꯥꯏ ꯃꯃꯤꯠ ꯃꯁꯥ ꯄꯨꯝꯕ ꯅꯥꯟꯊꯖꯩ꯫ ꯑꯍꯥꯟꯕꯗ
sumang aduda leptuna yum aduda mamit kuptana yengli. Yum aduna mangonda karigumba aronba khara leire haibagi matau su uli. Ngayhak yenglamlaba matungda manggol aduda tapna kakhalai. Manggonda hek kakhalakpaga karigumba ma imungda chang naina yeibagi makol tarai. Karino haina thong aduda mana adu thangjinun tai. Maduda khangle. Madudi phaklang garina yeibagi makolni haibase. Khutta pairiba so adu mathang mathang yengi. Aduga madugi marak aduda so ama chanaba yauramle. Madu tauraga thong adu tapna hangi. Thong adu hek hangdokpaga mihingi manam ama phat paithorai. Maduda hainadraduna manaton adu haiphet meli. Adubo yamna kanba makti nattabanina amuk thadokle. Imung adu pangkui kuina thadokpa makti natribanina uphul amadi mirangdi thoina kasilamde. Akoiba aduda kuyeng yengi. Maduda leiramliba potchai khudingmak ihing hingbadongna tawi. Yum thadoktuna chatna dore haiduna loisilamba amatta hek yaude. Table, sofa, pamungi kangkhal phaju pumnamak mi leirambadongna tawi. Aduga sakhumdasu kolik phawa makhada leirami. Matang asida hiena ngaklibasi leibak adudi toina wai taidaba jaga yaurami. Maru oina phamung makhasing adu karigumba yotna tawkhairaga phumjinba natraga toina wai taidabagi ichai chaiba oigadoribara khangdaba amadi lei. Maduda kuinadi yengsiludre. Upu khara leiriba aduda amuk yengi. Manungda potchaisu adum yauri. Upu so adusu amuk mafam aduda koithi thire. Aduga hangdoktuna yengi. Manungduda paisa khara yauba money bag su leirami. Matang asida loya pungak ngakre. Paisa adusu phana yami. Madugi maraktudana Anjaligi photo amsu yaurami. Matam asida loyana chap chana khangle. Madudi imung asigi nupi asi Anjalibu hek pokpa mamani haibase. Adubo hiena waribadi asuk yamba sana lupa sing asi hundok lamduna matau karamna makhoina yum asidagi satki kadoriba. Aduga kamdona amo yumgi so asina mapana su pairamliba. Wakhal sing asi khalingai mapanda mi khara lakpa manbadagi parap chen thokduna thongjil marumdagi yengi. Thongal adu tamna laikai leibung phamba khara changakpadu ure. Imung asida changa adi soidana pharak tarani haiduna manungdagi thong adu lonsili. Aduga tuminna marum amadu changduna loli. Mapanda makhoi masen wari sanabadu asum tai. Nupa aman hai. Chikna nungaida wiyum asi thadoktuna hek chale kaya pangibi yumbuno. Maduda nupa aman amuk hari. Chatningdana chatpa oiramoida. Mi khudong chadabagi chatkibo oiramni. Amuk lakhido oiramni kaino. Amana amuk hai. Aidi atai di khangde. Yamna chingnaba wari amadi leibo. Matang adudati loya su mana adu hiena thangjinduna wari adu tai. Sida leiramba idom chado. Aikhoi mamanglonggi tadan syamga mari leinaba maline. Nang di kamdongna. Adu mane hekta hainuko. Mi atai taraga nang phubi jani he. Asengbani wani. Aina harise. Thajadaba dongno. Thaina tadan syam siga idom cha siga koinarame haine. Ha. Asengbairane. Asengbani me aina hai mayamse. Aidi khara singnei. Kamaina muk singnei nu nangna. As amuk tadan aduna thongal asise phawraga yu ngauraga halaku matamda idom chaduna thongnau dagi lona adum yengbado ai amurak anirakti thengnare. Is mi mapa chana rubo oiramni. Nangna aduda bhap phajilaga natti me noibo. Aduga muk tadan su yamna ningamdaba mongda idom chadudi yengame me. As yamna phajadaba mongni da bai. Laikai mauna sing lamdam nanaba thabaknida. Hoine adubudi. Adu moisu kharadi henman bahaidunida. Masa sing su loina pakhang laisabi pharabani. Nupi phawa thiba yarabani. Nati masu phawa ubu yarabane ba. Makhoigi wari sing aduda taba ngamlaktraduna loya mafam khajik lengbada kon ama mathaktagi ontharakduna tai. Matam aduda mapanda leiriba moi mari mangadu tumin leikre. Adubo loya di pakhatpana yadre. Imung sida makhoi amuk changlaknabadi soidana sinaba yaurani khanbada mamai adu humangna punglup luple. Ngayhak tumina leiraba matungda mapanda leiriba amana hari. Hais ibo aikhoina mafam sida khara chi sida matam lensin lai sidi tamnarba khangdeda angangaina haibadasu
ꯇꯝꯅ ꯍꯦ ꯍꯥꯏꯅꯕꯗꯨ ꯆꯠꯍꯧꯕꯅ ꯐꯔꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯔꯤ ꯃꯉꯥ ꯑꯗꯨ ꯄ꯭ꯔꯞ ꯄ꯭ꯔꯞ ꯊꯣꯛꯈ꯭ꯔꯦ ꯂꯣꯌꯥꯗꯤ ꯈꯤꯇꯪ ꯁꯥꯐꯔꯦ ꯑꯗꯨꯕꯨ ꯃꯄꯥꯒꯤ ꯑꯁꯦꯡꯕ ꯋꯥꯔꯤ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗꯗꯤ ꯊꯥꯃꯣꯏ ꯑꯗꯨ ꯄꯨꯕ ꯉꯝꯗ꯭ꯔꯦ ꯃꯇꯝ ꯀꯨꯏꯅ ꯃꯍꯥꯛꯀꯤ ꯃꯄꯥꯅ ꯑꯁꯨꯝꯅ ꯑꯔꯣꯟꯕ ꯊꯕꯛ ꯇꯧꯔꯝꯒꯅꯤ ꯊꯥꯖꯔꯨꯗꯦ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯑꯁꯨꯝ ꯆꯤꯡꯅꯗꯨꯅ ꯂꯥꯛꯂꯕ ꯃꯇꯨꯡꯗ ngasi taribu pau asidadi asengba adu khangle asumna ningamda mai onthorktuna upu adugi sakel mingselda fat hek yenglui mingsel aduda mahaki hek matungda sakpham kairba anjalina leptuna yengamba ubada fat hek chungi aduga onthorktuna yengbadadi kari su leiramdre wakhalna oirabra natraga tasengna tamnariba kaidura khali adubu wakhaldi adumak lamang nari karigumba idomsa asiga mapaduga mari leinaramba tarbadi anjalina mahaki kana anjalina mahaki machanupi natraga machi oiramba taradi karigi anjaligi sakpamda mahakpu uruga nungsibagi mami tariba machin mopa oirabadi karigumba marisi hekta oirakadra mawon khali adubo kanana su khangba nati anjali wari pumba loina khangduna loya bu mahaki mabungni haibase loya yum adu amuk mirak narak yengduna so lonsinduna thamlamle adugi matung mahak wakhal amada ungduna mayum tamna lakle mahakna yum tamna lakpada lambi gi chidaida anjaligi thawai asina warauna yengawri mayum hek yobakanda yum yaika aduda machan nupi adu punna sofa da phaminaduna lerami leiramliba mong aduda kaidore haiduna loya makhoigi manak aduda changsili maduda mama aduna kumlai ibungo nasalase hausik na hek uitharubada mamita kainu yam uyena tawramisini loya nai kai uri nuisan laisnana tamo khangde handak marakse aigi mangda aki akhang yamna thengnai maru oina nupi amana aingonda toina ki hali machal lupi aduna tamliba wa adusu loya di anjaligi bhaptuda amuk samjalai aduga mathanta wakhal mawon bangkhanta kali ngai hak leirga loya wa makha tarai loya na ima babadi pothari bra amu tombina hibawani tumnamlani adu ima baba se yamna ngausinar bro amu tombina ngausinna teda haujik tabu yu adum thaktunu leibe wani hanadi sumaina tawram ponteda loyana aduga kamaina yu adum thalakrino amu tombin hai khangde dai madi bungo gari hek yon thokkibadagi napase ingau ngaurabani loya mama gi wari adu munna tai mapana kamdongna gari thoramba gari aduna kamdongna yonkiba aduga yuda kamdongna thalakkiba amadi mama asina langphai chaliba mapuroiba asibu chingnaba haurakkiba haibadugi wari pumba tare matam asida loya wari pumnamak mathang samjillaktuna haukiba wari kayagi ayamba sarukti khangle aduba hausikti khangdribasi matau karamna mapa asina imung adugi miyoi pulapka mari leinarino amadi mangkhribano haibasini asi khalinga mikupta maninglomda thong hangdokpagi makhol tarai maduda mahak phuk haugatuna thoi adubu yengi thongdi hangdoi adubu kanasu leiramde imungda sumapa asidi ningaidana tumlei mama macha pumnamak angakpa amadi phawi haujikti loya amadi machal nupi asida karigumba kaya thengnarakpana maram oraga anjaligi thawai asina makhoigi manakta koyin inaduna leire madu inabaduna maram oraga mahausa nataba kaya asi oiraklibani khanpham khangdraba loya yunggi maningda thulaktuna lei maningda leiriba sambalai kaya adugi nakalda yumthangnaba yunggi pukhri amakhak lei madugi isingduda karigumba jibagumba amana ising aduda sanabagi makhol tarai namit chap yung khraba matam sida karino isingda onduna sanariba haiduna sangsinduna yenge tawi adubo nakal amaromdana haikreng pambi achouba adugi ukhong marumdagi mi amakhakna septhaduna hek yengakpa aduda loya chap leptuna yengduna lei munna sum yengsilubadadi mi adu u marum aduda sangsinkre karigumba kharadi leire haiba khangladuna loya ukhong adu tamna chensili adubo manak hek yobagadi kana su leiramdre loya khongdagi ton fawba tu chungi adubo tanja asida ngasai pukhri da prang olhobadu phat ningsinglai
Madusu karino haiduna yengi. Matam aduda angang nupa macha ani pokri aduda iroiduna lerami. Loyana as noibu numit chup yung bakan sida siba tarene laina galodana praboka khalo asi haiduna chaira cheraga loya angang ani duda tap to boy kari boy ki na bani haiduna chai kan the maduda angang ani dusu ki reduna prap ka khalai aduga mafi marol adu sesin na batawi matam aduda loya gi mamita khanghauduna karigumba amakak uraki angang singi mafi marol aduda langtrik langba khudang gari amakak uraki madu ubada chai theamba adu toktuna angang ani dugi manakta changai aduga gari aduda tapai aduga ngai gari si kadai dagino matam aduda khara haisingba angang aduna khumlai ai ni dada adubo loyana di thajadabanina amukka swangi pajana sena khumo kadai dagino habine angang adu handak su chap manabu pakhumda aduma khumlai ai gine habine dada ai khoi babana leibi bane doya handak te chai adu pairaga phuge tawai adubo angang adugi pakhumdi aduma khongde maduda masidi yararoi khanduna angang atopa aduda hangba matamdadi amaduna khara pangli sari moli khumlai nauri kapa chatpada khulakpane matamduda loyana angang aduda gari adugi matangda kupna hangi gari adu bus stand gi nakan gi mongsong adudagi makhoina nauri kapa chatpada khulakpani haiba khangba ngamle asumna angang ani dusu thadokre loya handakti chap chaba praman ga loinana khangle madudi anjali waiting set adu fawa laklamle haibase mahak laklambagi khudam haibu waiting set aduda mahaki gari asi taramle bani adubo amuksa hek khanjiluba matamda anjali hinglam khini haibasidi mahak kaya thajadre hena matang asida khangingba hel I haiduna mapada hangudabusu mapa asi chorol parol londuna ngauri phairi laikibana amuksu upai lehendre adubo matam kuina kauthoklurbu wafam amaka ningsinglaki mahakna bus adugi driver gi number laurukibadu phat ningsinglaki maduda mahakna number aduda call toksinduna karigumba khara hange tawi adubo wakhal aman amuk phat khamchili mahakna magi number asengba sida tauksinduna hanglurabadi mara leramba tarabadi soidana lotkini haibasi khangki maduna maram orega mahak aronba number ama paidaba yararoi khaluduna aronba number ama dukandaki laurure aduga call fat tausili loyana hello adubo matam sidadi driver adudi call pairakte mahaki nupidu oina call pairi hello itaima ekhoi tamobu kamai torge nupi aduna khumlei khangde da ibungo adum lairi hospital da o khara thuna phabu oirsano ado ai maming di phajana khangdre maga he punba maga gari chatmina ba angang dui number 2 yaurode amukta pibiro ba hoi ado ibungo nangbu kanano loyan hai itaima ai hana moiga gari pun chatmina rambane o hoi pirage asumna handleman adugi number adu loyan laure madu laurupa matungda kamdona lalong sinsige haiduna wakal chama khali somdasu thaja atai tokhraga mahaki thawai oiriba loyaga ningthi nungaina pau phaunaраktaba amadi uraktaba matam kuisilakle mahaksu mawon kaya khali anjaligi wahaudagi loyagi puksel on khabara haibasi phawba khalakle adubo tang taba amadi mahaksu khangningli amaromda mahaksu manghada anjali tuina uri amuksu aki akhang yauri nomasu ahing tumlingai kagi bulb tusu musi ngalingai phajup thungdre ingi haiduna mamit pangthoktuna phajup adu chingkatnabu hotnabada mahakna mamai leithorakpada mahaka hek mai naksinana anjaligi akiba saktam aduda tumlambadu thengnaki maya ihi gatuna nongmi khamdeklaba musin murba dakphum kayaga loinana anjalina adumna hek hiblamba duda kireduna khanglaw lawki mama adu changaktuna kaidaurabano haiduna mai thanduna yengbu matamdadi kari su leiramdabaduda amuk hena kireduna ahingduma aduma kapki nongana amuk bathroom da iru jaringaida thokpa thodokni bathroom da mahaki phone dagi isai tharaduna iru jaringai matam aduda isai adu phat lepki kaidaurabano haiduna amuk isai du thai
Madugi matungda sapon mamai mamit kanna noiringi matam aduda isai adu amukka sumutki. Matam duda mahakna mamit pangthoktuna makhutna phone adu lamduna isai adu resume tawna ba hotnabada bar patlaba khusa amakhak oina thenaki. Matam aduda khangladuna khanglau lawi. Aduga mamai mamit adu isingna chamboi chamdboy mamit pangli koilei leiduna yengbada musin moba mafi marol men ban tadaba amakak mahaki matungda leptuna makhut masa koihai haiduna leiramba aduda koilau lauki. Matam sidasu mahaki mama amati masia sing adu changaktuna mahakbu phathaki. Mamai mamit phajana chamthoklaba matungda mahakna masen marang oina urakhiba kaya adu amatta ukidre. Matam aduda mahakti adumak kaptuna akiba khangki. Asigumba thongdok kaya asisu thokpana maram oiraga nongmata wakhal laitana leiba ngamdre. Masigi mathakta loyada pau kaya singasi tamduna aki tujungba khara phagadra haibasu loyaga phajana pau phaunaduna wari phajana saba phangdabana hiena awaba ohele. Tasengna thaja wakhal choiraba wakhal leina naba haibadu oirakadore. Adubu ngasidi mahak loyagi manakta chatage phauba khale. Wafamasi mamada haudu uba matamdasu mamana thoina wa hairakte. Hana deisu hauna kaya thoksabidraba macha oibanina mama mapadagi karigumba amata phauba hairakte. Matamduda thaja mama mapagi minungsi kaya phangzillaktabaga sirabasu si changbasu chang loyagi manaktadadi yauragi haiduna thoklai. Mahakna thoklaktuna thongal adudagi nungsirba yum asibu yengi. Mahaki ka adumaktada mingsel adudagi ningthijarba anjaligi saktam aduda nungsina yenglakpadu mayek sengna thaja ngasidi ure. Thaja mamittagi mapi sinthaduna mahaki mamitta uriba anjaligi saktam asida munna ngaihak yenglamlaga thoklakle. Doyagi lam yaugadaba bus adu hangladuna bus ta tonglaka lakle. Lambida bus thongna wakhal kaya amakhali. Mahakpo makhoigi imungna tau ngambini haikidra. Loyana mahakpo mahaki mong matau asida sauningladuna inthok pirakadra. Mahakna chalibasi laikai miyamna khangnaraklabadi kari oini. Asigumba bakum phangaroidabo hang kaya asi khanduna chalingai handleman aduna mahaki bara hanglai. Maduda handleman aduna mamit adu kuptana yengi. Mahakna yengliba miteng adu thajanadi irai laina khangi. Adubo handleman adu mangak phat onthoktuna chatkre. Handleman adu handakti wakhal choire haibamak yai. Urubuna pi khudingmak Anjali oiraboi ningi. Madumakna mahakna thaja ahanba uba matamda Anjali da mahakna phaukiba apam nungsiba adugumna phaurakpani. Adubo haukiba Anjali gi thoktok aduna handleman asi handakti masana masabu control tawjare. Aduga amuksu mahakna ngaklibasi bek ama ani tawduna loyagi lam aduda kumhaudoini haiduna bara pirakpa aduni. Mamangdasu Anjalina adumna mafam aduda kumhaugadabani harakkibani. Madugi matung thajana ani subani. Maduna maram oraga handleman adu wakhal nungsuk nungjanare. Mafam adu hek yaubagadi thaja kumthakre. Adubo tunglomdagi handleman aduna makutna thajada lamai. Adubo amuksu phat wakhal olaktuna thajada chokpadi sooutre. Thaja su kumtharaduna akoiba adu koyeng yengduna ngahak lei. Aduga loyagi laikai tabalambi adomda tapna changsinki. Handleman adu madu ubada chingnaba phawre. Mahak kaidaugadoino khangdraduna phone aduda phat yengi. Aduga phone aduda minute anirongi mamangda tharaklaba message amakak yaurami. Kaidaurino. Handleman aduna kanano haiduna message hali. Adubo number khangdaba aduna amukkasu message tharagi. Ai khangdrabo. Khangde kanano. Tha amarom tangairi. Aduga ai kaurami. Nang yahe. Asengmane. Ai nang kanano khangde. Ai number sina kaide lawriba. Nahanmuk phone ngai hak paina butudu lahobani kaino. Masi hek palakpa mikupta handleman lawai luton satkre. Handakta Anjali driver amadi mahak puna waiting set aduda numidang tawkibadu ningsinglai. Adubo somdadi message asi tharakliba loyadi karimta khangbanati. Chumnagi panghaida haibani. Handleman asi ngai hakti message hande. Mahak na hena khanjalibasi atay karisunati. Sirena hundok lamba Anjali gi haksang amuk leiramdaba adu
ngasina amuk sakhangdaba mana asomna message tharakba asida chingnabana yomle kanagumba khara hai singba oiramlabadi irai laina khangdokpa yabani adubo pangpada pakhatpa amadi khanthaba watpu oirabana wakhal singasi khalibani somda soloya wakhal khanna khana message amamuk thajali kaidore message halaktrade ai Anjali ne Handelman makut adu thak thak ningrakle bas adugi service asi prap prap losilaga mayumda haningbana khangbang ngamlaktre message phawba hanbang ngamdana mahak niktuna khangli haukiba kaya adu mamit maktada ure aduga manakongda su kapna launa kiba kaya adu loinamak amata chithadana tari mahaki punsi loirani loibe tare khalubada thawai yaudru misak amagum chumdring leptuna lei somdana loya message amata halaktrabada mahaki plan soira male khanna thawai wana leiri phone adu paiduna mangonda ukhongda nga thaduna leiringai thongal dagi podium kharaga thaja changpa uba aduda pungak ngakre phone adu thamduna phuk haugalai aduga thongal lomda yamna thuna lai thaja humangna loina chole masa adu podium masi puduna lakpada ware wamalladuna prap prap changi aduga mangol aduda ngek phamthai loyasu wadi amata ngangdi mamitu langthoklaga thajada munna yengni mahaksu sangsinlaktuna mahaki manak aduda famthari khujai amadi yauriba ising adu hoi maiga haidana thangatuna thakre taru tarurabu kuchu adugi ngaksamduda isingna ipom naina changkibadu ubada loya mamit kuptana yengjari ising adu thakpa loiraga thaja phat loyada yengi aduga hari ai kayam wai khambra nangi yum thibada samasna kaya chanadaba miyamna kaya yadaba thabak amagi matawni thajana tawriba se kanana ba hongnaba thabak oini leisabina pakhangi yumda laktuna leisinba haibase madu tawngambi amani haiduna soidan hainagani amadi mabu obada matin sittaba kanabu yauroidagi adubo sumdring khanba sumdring chachaba thajagi mafamdadi karimta akiba haibadu poktaba makai mafam asi yaurakibani mi ukhrabadi fajararoi haiduna imungda pusinduna makhoi imung manung wari punna khanari migi machana makhongna thongna laklabasibu khanduna mama adudi amaromda harauri maramdi macha gyan tadaba ngausinaba asi nupi thijelabadi gyan lakpa yai haina khanaribani adubu loyanadi kari khaliba mayum sede hek leihanba haibadu supamda mayum yona chatkhro haina su hek chatlan kiba sungamda maning mamang chingba haibadu oire adum oinamak kupna khanaraba matungda yumsida adum leinanaba khanaraki adubo samaski chatnabigi matung ina ahallaman tawduna yumbal lambida khongdanaba sillasi haribasu loyana yadi kaina thangda megi macha hundokubadi yadabanina mahaki leifam oina makhogi yumdagi thongal ama ani chataga leiba ahal amagi yumda thamle matang asida loyadi amuksu songning phawi masa phawwa maromdom lepsaba ngamdringai sida mahaki manakta hekta laksilakpa habisi mahaki apambagi mayukta oire aduna maram oiraga hanadagi hena ningthi nungaina tawbiba oidre adubo thajadi lepkhraba kawbanina honglaroi khana loyagi minok ngaiduna adubak leiri somdadi Handelman adu loyan tharamba message adudagi ahing tumpham amada khangdre ayum thadoktuna chatla sira faw khali adubo Anjali ni hariba number adu kanano khangdoktaba yade haiduna mahaksu number adugi likhun thiba horakle anamba matamda mahakna number aduda call tawsili adubo loyana di paikhate loyagi su pandam abagi makhada tawbu oibanina mirot adumak oiduna tawri adubo nongmodi loya Handelman adu thawoina khangdokki haiduna college satpa saduna bus adubu ngaiki bus adu tonglaba matungda bus manungdagi lona phone adu Handelman adu tawsili Handelman adu phone call adu ubada tawfam khangdre bus manung oibanina hek paikhatpasu nungaita nahan khaidi mahakna number aduda call adum tawsinbada sukpai pairaktaba adu ngasidi loyana oina tawsinba asidadi makok adu ngaure phone adu okhatpa yadrabanina kakthalaga message oina thajali call di ai horen torke ai thabak chali mahaki message aduda loyadi mahakpu munna yengduna senari tanja asida amuk
bus manung aduda tongako passenger singi marakta Anjali kauba amasu amuk yaurami madusu laisabi oigani makoi masel mahaki maming panaduna wari sanarpa aduda handleman adu mamit mana chap yungba makai napi aduna phamliba jaga adu tamna yengduna lai amarom da loyasu tunglomdagi uriba nupi adu kanano haiduna haukutuna yengi adubo mi atopa Anjali oibana makoi animak amuk hek mi chanari matam aduda handleman adugi mamita aranba thabak tawrurbagi mami adu loyana irai line ure madu ubada loya nokphet tawi adubo handleman adudi mamai aduda humang marik chenthari asumna college adusu thengna amuk halai aduga waiting set aduda famduna loya karigumba khara khangnanaba athengba matam adu fawba ngairi matam adu numidang ore mi ichik chigle gari su lanna chali adubo loya waiting set aduda famduna adumak leiri wakal asum mawon khalingai miyai oirap torba nupi amakha mamai adu phina yesinduna mafam aduda changlai amamba marak aduda gari gi mangal amuk lakpa aduda soli changluk nupi adu hek yengbada hangoiba amadi phawi mamai adusu laimaida adum non thaduna changi aduga mahaki nakal khara lapthokna phamthari matam aduda loyana khali madudi nung su taba nataba aduga amamba marak asida matomta kaidobagi mafam asida changluk libano haina hena chingnerpadagi loyana asumna nupi adubu kawi ine haigadra idom sa haigadra kana ngairibunu mafam sida nupi adu kari sukumlakte tumina adumak phamdur lei mahakna kauribasi ta dramale haiduna khara kanna amuk kawi kana ngairinu sombo handakti amamba marak asida mamai adu mangonda laislai haibadi khangi adubo ubadi ubanati ngaihak munna yenglamdaga gari amagi maingalda haifet masak adu uri mamit khaktamak phatlaga phamliba nupi adusu sakpham adu Anjali su yamna malakpa aduda loya phuk hogani aduga tapna sangsinge tawi adubo lambi de lakpa mi khargi makol tarkpada amuk sehek on thuktu yengoi on silakpa matam adudadi ngasai phamdu lehobo nupi adu amuk leiramdre masa matom ta khalakle handakti tawriba si mitrang natre mangonda tasengna akiba polakpani haina masi khandur leiringai ngasai lakhiba mi adu machan aduga mama aduga orami mama aduna torchlight kapsilaklaga asumna hari is ibungo nangde du kedoriba college sekene sakhaga hoi swairte mai swairte phone phangi paikhalakte asi harpa matamda loya phone adu lokthuk tunu yengbada miss call kaya marum leirami mahakna call kaya lakpa si tahowdriba sisu silent thambana oramle madugi manungda machan nupigi miss call thajig miss call amadi handleman adugi miss call kaya amalerami asumna makoi mafam adudagi yum tamna thoglakle adubo loyadi waiting set aduda hallaga yengdur lai mahak mafam asida ngairim libisisu handleman aduna halakba adubuni adubo madu ngairam dana changlakle somdana handleman adu mahaki cycle adu thauraduna lakpada waiting set adudagi makoi ahum changkibadu urei madu ubada cycle adu chap lepi mahakna khali nupi ama yauribasi Anjali soidan oigani haina masi khaluba mikupta handleman asi sidubu makai pakhatkre hayeng mahak oyum thadoktuna athapa makhoigi mari mata amagi yumda leirurage habisi chap yungna khalai asumna ngaihak makhoi ahum changkibadu yengi aduga kona cycle adu tapna thodori khare khajik lan thorakpada mahak khajik tangdi wakhal ingi adubo mahaki mamangda mi ama amuk makhongna chatpadu uri matam aduda cycle gi mandila adu khingladuna handokna bhone adubo nahangai kaisu tawdaba mandila adu ngasidi khingba yadre maduna yamal laktrabada machin oina lauri kitalaksage handokbiwa madu hek hairubada mi adu fat lepki madu the handleman asisu kiraduna henkalaga thawat ke khanba ngamdre mahaksu cycle adu khami aduga tuminna yengi handaksu handokpiyo hairasir khali adubo madu haibisu ngamdre kiman mana tunglomdagi lakpa gari amagi maingalna
ꯂꯦꯞꯂꯤꯕ ꯃꯤ ꯑꯗꯨ ꯃꯌꯦꯛ ꯁꯦꯡꯅ ꯎꯔꯛꯂꯦ ꯑꯗꯨꯕꯨ ꯇꯨꯡꯗꯒꯤ ꯎꯕꯅꯤꯅ ꯃꯁꯛꯇꯤ ꯈꯪꯗꯦ ꯁꯦꯠꯂꯤꯕ ꯐꯤꯖꯣꯜ ꯂꯣꯏꯅꯃꯛ ꯃꯟꯖꯨꯅꯔꯦ ꯑꯗꯨꯕꯨ ꯒꯥꯔꯤ ꯑꯗꯨ ꯃꯐꯝ ꯑꯗꯨ ꯂꯥꯟꯊꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗꯗꯤ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯃꯨꯁꯤꯟ ꯃꯣꯟꯅ ꯂꯦꯞꯇꯨꯅ ꯂꯩ ꯑꯁꯨꯝꯅ ꯍꯣꯏ ꯃꯥꯏ ꯍꯥꯏꯗꯅ ꯂꯦꯡꯗꯅ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩꯈꯤꯕ ꯑꯁꯤꯗ ꯀꯤꯔꯛꯇꯨꯅ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯃꯈꯣꯜ ꯊꯣꯛꯍꯟꯗꯅ ꯃꯈꯣꯡꯅ ꯇꯞꯅ ꯇꯞꯅ ꯆꯪꯁꯤꯜꯂꯤ ꯈꯔ ꯍꯦꯛ ꯆꯪꯁꯤꯟꯕ ꯍꯧꯕꯒ ꯑꯃꯨꯛꯁꯨ ꯍꯦꯛ ꯂꯦꯞꯂꯤꯕ ꯃꯤ ꯑꯗꯨ ꯃꯁꯥ ꯍꯥꯏꯔꯛꯏ ꯃꯇꯝꯗꯨꯗ ꯀꯤꯔꯗꯨꯅ ꯑꯃꯨꯛ ꯆꯞ ꯂꯦꯞꯄꯤ ꯑꯃꯨꯛ ꯉꯥꯏꯍꯥꯛ ꯂꯦꯞꯂꯒ खरा अमु संसिनगे तौबदा मुसिन मुना लेपलंबा अदु कुंथरख्रे कुंथरकप मतम असिददी हेन किरक्तुना लंबी नाकंद संसिनदुना नापी मरक अदुदगी लुमदुना येंगी कुंथरकलिबा मसा अदु लैमाय हेक यौखिबदा लोंग हिपख्रे लोंग हिपखिबदगी मखुत मखोंग अनिमक तौदुना लोंगना थेगलई मदु उबदे हैंडलमैन मिहुन चप लेपखिबगुम तौरे असुम असुम थेक्तोरक्तुना हंदक्ति ममाय अदु मंगोंद ओनसिलक्ले मतम अदुददी तुंगलोमदा गाड़ी अममुक लाक्तुना मैंगाल अदुदा मयेक सेंगना उरे मदुदी मी अदु अतै कनासु नते अंजलिनी अंजलिगी ममित अमदि मया अमत याउदबा सकफम अदुगी मरक्ता मचोई मचोई तारब समलांग अदुना हियना अमुक अकीब सकफम ओहले अदुबो काथोरक्लिबा मया अदु लाउना काथोरक्तुना अंजलि हैंडलमैन असिबु उबगी मोंगदा कन्न लाउसिलक्पदा हैंडलमैन कीबना थक थक निकले दोयाना तुंगदा लाक्लिबा गाड़ी अदुना मफम अदु लाथोक्तुना चटखिबा मतम अदुददी ngसाइदगी तौरिबा अदु करिसु लेरमद्रे चटलिबा गाड़ी अदुना करिसु उखिदबगी मोंगसु तौई मतम अदुदा खंगले मदुदी तौरिबा कया असि महाकी ममित उहंदुना किहनबनी हाइना मयुमदबु यौरबदी हाइदुना महाक कीरबसु कीना महाकी साइकिल स्टैंड अदु हाइगतुना थौनबा सेम सारई साइकिल अदु होबे होबे खरा थौबा हरकु मतमदा मनिंगी कैरियर अदु खांगलुम लुम थरई अदुगा महाकी लेंगजुमदा खुद अमना तपना पारई महाक खुदक अदुदा मफम मरांग खंगदना साइकिल अदु तुसिले होबे होबे थोरकपा ओइबना तुसिनबा मतम असिदा मखुद अनंबना सोकले सोकपगी चैना फावबा खंगदबा मखै साइकिल अदु अमुक हुगतुना थौगे तौई अदुबो साइकिल अदुदी थौबा याद्रे मथ्वाई तबो हिंगौरबदी हाइदुना साइकिल अदु हुंदोकलमलगा मखोंगना ओइना कन्न चलई अमुक अमुकसु लंबीदा लाकपा गाड़ी सिंग अदु मखुद खत्तुना खामलबसु कनामतन गाड़ी दी खामलमद्रे उपाय लेत्रबा महाक सेंचत चतुना लाकपना मरई काई अदु यौरे मरई काई यौरबा अदुदगिदी खरदी साफरे खले चेलंबा अदुसु वारदुना तपना तपना चंगलई लंबी मपान थालिबा स्ट्रीट लैम्प मयाम अदुसु निंगथीजना nganbana हौजिक महाक वाकल खितंगदि नेना तारे मतम असिददी तुसिन खिबगी असोकपसिंग असिगी अनाब अदु फावरक्ले फुरित ताखतुना येंगबदा खरसु सोकले अदुबो मयुमदबु यौरबदी हाइदुना लाक्लिबनी पांगथेंग थेंगबुमक्ति नत्रि अदुबो ngasiदी मीसु इजत चटनब उदि हानगा हाइरुरबदी मी इताक ताई ngayhak sum chatambadagi laikai hui yamna khongganba ama leibadu tholukduna mangonda pangkhongda khonglei maduda hanagi adumaina khongjari ni haiduna hui adubu tanthokke tawi adubo tanthoklabasu hui aduna lak lak tuna khongbana handleman adu tawfam amata khangdre hui na matoina khongjalaklabadi tawfam hai khangde haibadu madu hek tawre masaidagi hui asina khonglibasisu mahakti maram karimata khangde hui asigi mamitadi kari kari mayam ori leptun leiribanu pa asigi pambom da musin muba pambom amana konsinduna mahaki hek nakalda samlang marum dagi mamit amakhangna yenglukliba adu hui asinadi uri bani adubo sattaba yadabana maram oiduna hui adu namdana tanthoklamnaga handleman asi yumlomda leptuna adumak laki ngahak leiraga yet thangba makut adu sitharakle wakaldadi khale ngasai tusin kibadуда tawribani haina adubo hien hen sitharakpada natana lumsilakpa ama phorkpadagi akiba amudum pokle makut oi aduna yetki pambom aduda paiduna yengli adubo khanghaudana tunglomdagi amuba khutsa amana pambom adu tap pasilakpada khangprik khangladuna tui ki boy lak boy amuktang kan lauramnaga khusa aduna asongbu mafum amada yamna thuna chingsinki thaja अनौब युम असिदा
ꯈꯔꯗꯤ ꯍꯪꯒꯣꯏꯔꯞ ꯇꯧꯏ ꯏꯃꯨꯡ ꯑꯁꯤꯁꯨ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯈꯛ ꯂꯩꯖꯕꯅꯤ ꯈꯔꯗꯤ ꯑꯍꯜ ꯑꯣꯏꯔꯦ ꯑꯗꯨꯕꯨ ꯌꯥꯝꯅꯃꯛ ꯁꯣꯟꯕꯗꯤ ꯁꯣꯟꯗ꯭ꯔꯤ ꯃꯈꯣꯏ ꯑꯅꯤꯅꯗꯤ ꯃꯆꯥ ꯑꯃ ꯐꯪꯖꯕꯒ ꯆꯞ ꯃꯥꯟꯅꯅ ꯈꯟꯖꯈ꯭ꯔꯦ ꯊꯥꯖꯕꯨ ꯃꯆꯥꯃꯛꯅꯤ ꯈꯟꯗꯨꯅ ꯊꯝꯂꯒꯦ ꯐꯥꯎꯕ ꯈꯜꯂꯤꯕꯅꯤ ꯃꯗꯨꯃꯛꯅ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯐꯖꯅ ꯈꯪꯗ꯭ꯔꯤꯕ ꯑꯁꯤ ꯃꯌꯨꯝꯗ ꯍꯦꯛꯇ ꯊꯝꯂꯤꯕꯅꯤ ꯊꯥꯖ ꯆꯥꯛ ꯏꯁꯤꯡ ꯂꯣꯏꯁꯤꯜꯂꯗꯨꯅ ꯂꯣꯌꯥꯗ ꯀꯣꯜ ꯇꯧꯏ ꯍꯟꯗꯛꯇꯤ ꯂꯣꯌꯥ ꯀꯣꯜ ꯈꯔ ꯄꯥꯏꯔꯛꯏ ꯍꯜꯂꯣ ꯗꯥ ꯂꯣꯌꯥ ꯀꯩꯗꯧꯔꯒꯦ ꯆꯥꯛ ꯆꯥꯔꯕꯣ ꯂꯣꯌꯥꯅ ꯆꯥꯔꯦ ꯕꯕꯥꯗꯤ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯂꯣꯌꯥ ꯃꯄꯥ ꯄꯜꯂꯛꯄ ꯑꯗꯨꯗ ꯇꯨꯃꯤꯟꯅ ꯂꯩ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯛꯂꯒ ꯃꯥꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯈꯪꯂꯗꯨꯅ ꯊꯥꯖ ꯋꯥ ꯃꯈꯥ ꯇꯥꯔꯛꯏ ꯑꯗꯣ ꯏꯕꯥꯅꯤ ꯀꯃꯥꯏꯅ ꯇꯧꯁꯤ ꯍꯥꯏꯅꯣ ꯊꯥꯖꯅ ꯍꯪꯂꯛꯂꯤꯕ ꯋꯥꯍꯪꯁꯤ ꯂꯣꯌꯥꯗꯤ ꯋꯥꯈꯜ ꯑꯃꯔꯣꯝꯗ ꯄꯨꯔꯦ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯣꯌꯥ ꯀꯔꯤꯅꯣ ꯈꯔ ꯍꯥꯏꯔꯛꯏ ꯊꯥꯖ ꯅꯪ ꯑꯃꯨꯛꯇꯗꯤ ꯇꯥꯈꯤꯅꯣ ꯕꯕꯥꯁꯨ ꯃꯁꯥ ꯉꯝꯗꯅ ꯂꯩꯔꯤ ꯏꯃꯨꯡꯁꯦ ꯃꯦꯟꯃꯥꯟ ꯑꯃ ꯇꯥꯗ꯭ꯔꯤ ꯅꯪꯕꯨ ꯂꯣꯌꯥ ꯋꯥꯈꯜ ꯑꯃꯗ ꯄꯨꯈ꯭ꯔꯦ ꯈꯪꯂꯗꯨꯅ ꯊꯥꯖꯅ ꯋꯥ ꯑꯁꯣꯏꯕ ꯑꯗꯨ ꯁꯦꯝꯗꯣꯔꯛꯏ ꯗꯥ ꯂꯣꯌꯥ ꯑꯩꯅ ꯍꯥꯏꯕꯗꯤ ꯑꯗꯨ ꯅꯠꯇꯦ ꯑꯟꯖꯂꯤꯒꯤ ꯋꯥꯅꯤ ꯂꯣꯌꯥꯅ ꯍꯥꯏꯔꯛꯏ ꯈꯪꯗꯦ ꯑꯩꯁꯨ ꯍꯟꯗꯛ ꯀꯩꯗꯧꯗꯣꯏꯅꯣ ꯌꯨꯝꯗꯣ ꯑꯃꯨꯛꯀ ꯆꯪꯂꯒ ꯀꯔꯤ ꯂꯩꯒꯦ ꯌꯦꯡꯂꯨꯁꯤꯔ ꯈꯜꯂꯤ ꯊꯥꯖꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯍꯥꯏꯕꯗꯗꯤ ꯃꯤ ꯂꯩꯔꯝꯂꯒ ꯄꯣꯠ ꯆꯩ ꯂꯣꯏꯁꯤꯜꯂꯝꯗꯅ ꯆꯠꯈꯤꯕ ꯃꯥꯜꯂꯦ ꯍꯥꯏꯗꯥꯏꯅꯦ ꯑꯗꯨꯗꯅꯦ ꯑꯩꯅ ꯌꯥꯝꯅ ꯆꯤꯡꯅꯔꯤꯁꯦ ꯊꯥꯖꯅ ꯏꯕꯥꯅꯤ ꯌꯦꯡꯂꯨꯁꯤꯔꯥ ꯂꯣꯌꯥꯅ ꯍꯥꯏꯔꯛꯏ ꯃꯗꯨ ꯌꯥꯔꯣꯏ ꯑꯩ ꯏꯇꯣꯝꯗ ꯆꯪꯕ ꯐꯥꯎꯕ ꯃꯤ ꯎꯍꯟꯗꯅ ꯆꯪꯂꯤꯕꯅꯤ ꯊꯥꯖꯅ ꯑꯗꯣ ꯒꯥꯔꯤꯗꯨꯅ ꯀꯃꯥꯏꯅ ꯋꯦꯇꯤꯡ ꯁꯦꯠ ꯑꯗꯨꯗ ꯊꯥꯔꯝꯂꯤꯖꯥꯠꯅꯣ ꯂꯣꯌꯥꯅ ꯈꯪꯗꯦ ꯃꯗꯨꯒꯤꯁꯨ ꯃꯔꯝ ꯁꯣꯏꯗꯅ ꯂꯥꯛꯈꯤꯅꯤ ꯊꯥꯖꯅ ꯑꯗꯣ ꯑꯩ ꯋꯥ ꯑꯃ ꯍꯧꯗꯣꯛꯀꯦꯅ ꯂꯣꯌꯥꯅ ꯍꯥꯏ ꯀꯔꯤꯅꯣ ꯍꯥꯏꯔꯛꯑꯣ ꯊꯥꯖꯅ ꯍꯥꯏ ꯅꯪꯅ ꯈꯪꯅꯤꯡꯉꯦꯅ ꯇꯧꯔꯤꯁꯦ ꯇꯣꯛꯑꯣꯕ ꯍꯌꯦꯡ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯑꯒ ꯋꯥꯍꯧꯗꯣꯏꯁꯦ ꯑꯩꯈꯣꯏ ꯈꯛꯇꯅꯤ ꯂꯣꯌꯥ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯛꯂꯒ ꯍꯥꯏꯔꯛꯏ ꯑꯩꯅ ꯇꯧꯔꯤꯁꯦ ꯑꯩꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯆꯤꯡꯅꯕ ꯂꯩꯔꯛꯄꯗꯒꯤ ꯇꯧꯔꯤꯕꯅꯤ ꯃꯁꯤꯗ ꯑꯐ ꯐꯠꯇ ꯑꯩ ꯀꯔꯤꯝꯇ ꯊꯤꯗꯦ ꯑꯗꯨꯒ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯑꯩꯉꯣꯟꯗ ꯃꯥꯡꯖꯗꯧꯕ ꯂꯥꯛꯑꯣꯏ ꯍꯦꯟꯅ ꯑꯗꯨꯝ ꯀꯥꯟꯅꯗꯧꯕ ꯋꯥꯐꯝ ꯉꯥꯛꯇꯅꯤ ꯂꯥꯛꯀꯗꯧꯔꯤꯕꯁꯦ ꯊꯥꯖ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩ ꯅꯨꯡꯁꯤꯔꯨꯕ ꯀꯧꯕꯒꯤ ꯁꯣꯏꯍꯟꯅꯤꯡꯗꯗꯅ ꯍꯥꯏꯔꯨꯕ ꯑꯗꯨ ꯈꯛꯇꯅꯤ ꯑꯗꯨꯕꯨ ꯂꯣꯌꯥꯅ ꯍꯥꯏꯗꯣꯔꯛꯂꯤꯕ ꯋꯥ ꯑꯁꯤꯁꯨ ꯑꯆꯨꯝꯕ ꯈꯔꯗꯤ ꯌꯥꯎꯕꯅꯤꯅ ꯃꯈꯥ ꯑꯃꯨꯛ ꯇꯥꯗ꯭ꯔꯦ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯔꯤꯉꯩ ꯑꯃꯨꯇꯣꯝꯕꯤ ꯀꯩꯊꯦꯜꯗꯒꯤ ꯍꯜꯂꯛꯏ ꯑꯗꯨꯒ ꯄꯥꯎ ꯈꯔ ꯇꯝꯂꯛꯏ ꯑꯃꯨꯇꯣꯝꯕꯤꯅ ꯑꯁꯣꯝ ꯃꯌꯥꯏ ꯂꯩꯀꯥꯏꯗ ꯅꯨꯄꯥ ꯅꯍꯥ ꯑꯃ ꯑꯍꯤꯡꯗ ꯁꯤꯔꯒ ꯂꯩꯔꯝꯃꯤ ꯍꯥꯏꯅꯦ ꯅꯨꯄꯥꯗꯣ ꯏꯕꯨꯡꯉꯣ ꯅꯪꯒꯤ ꯂꯦꯡꯒꯥꯕꯨ ꯑꯣꯏꯒꯅꯤ ꯃꯤꯅ ꯍꯥꯏꯅꯔꯛꯄꯗ ꯑꯍꯤꯡꯗ ꯌꯥꯝ ꯂꯥꯎ ꯈꯣꯡꯗꯨꯅ ꯇꯧꯔꯝꯃꯒ ꯅꯣꯡꯉꯥꯜꯂꯛꯄꯗ ꯑꯌꯨꯛ ꯉꯟꯅ ꯋꯥꯀꯤꯡ ꯆꯠꯄ ꯃꯤꯅ ꯎꯔꯛꯄꯅꯤ ꯍꯥꯏꯅꯩꯅꯦ ꯑꯣꯟꯊꯣꯛꯅ ꯐꯤꯕꯝ ꯆꯥꯗꯅ ꯁꯤꯔꯝꯃꯦꯅꯕꯨ ꯀꯩꯊꯦꯜꯗ ꯋꯥ ꯂꯥꯍꯧꯏꯅꯦ ꯕꯁ ꯍꯦꯟꯗꯜꯃꯦꯟ ꯌꯥꯎꯏ ꯍꯥꯏꯕ꯭ꯔꯥ ꯀꯔꯤꯅꯣꯝꯁꯨ ꯍꯥꯏꯔꯤ ꯃꯗꯨ ꯍꯦꯛ ꯄꯜꯂꯛꯄꯗ ꯂꯣꯌꯥ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯐꯠ ꯆꯪꯏ ꯑꯗꯨꯒ ꯍꯪꯏ ꯏꯃꯥ ꯀꯃꯥꯏꯅ ꯁꯤꯔꯝꯃꯤꯅꯦꯒꯦ ꯑꯃꯨꯇꯣꯝꯕꯤꯅ ꯈꯪꯗꯦꯗ ꯏꯕꯨꯡꯉꯣ ꯃꯈꯨꯠ ꯃꯁꯥ ꯀꯥꯏꯗꯣ ꯄꯨꯡꯇꯠ ꯇꯠꯂꯤ ꯍꯥꯏ ꯃꯁꯥ ꯃꯎ ꯀꯥꯗꯣ ꯈꯥꯝꯗꯦꯛꯄꯩ ꯃꯔꯝ ꯌꯥꯝꯅ ꯇꯥꯔꯝ ꯃꯥꯜꯂꯦ ꯃꯥꯅ ꯍꯦꯛ ꯄꯨꯕ ꯁꯥꯏꯀꯜ ꯑꯗꯨꯁꯨ ꯂꯥꯞꯅ ꯇꯥꯔꯝꯃꯦꯌꯦ ꯑꯩꯅꯗꯤ ꯁꯨꯝ ꯇꯥꯔꯛꯄꯩ ꯋꯥꯅꯤꯗ ꯑꯆꯨꯝ ꯑꯔꯥꯟꯒ ꯈꯪꯄꯣꯟꯇꯦꯗ ꯃꯃꯥꯅ ꯇꯝꯂꯛꯂꯤꯕ ꯋꯥꯔꯤ ꯑꯁꯤꯗ ꯑꯗꯨꯝ ꯈꯪꯂꯦ ꯁꯤꯔꯝꯒꯗꯧꯔꯤꯕ ꯃꯤꯁꯛ ꯑꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕꯁꯦ ꯃꯗꯨ ꯈꯪꯂꯛꯄ ꯃꯇꯝꯗ ꯂꯣꯌꯥꯗꯤ ꯑꯃꯨꯛꯁꯨ ꯈꯣꯡꯊꯥꯡ ꯑꯃ ꯃꯥꯏ ꯄꯥꯛꯇ꯭ꯔꯦ ꯈꯜꯂꯛꯏ ꯈꯔ ꯈꯪꯕ ꯍꯧꯔꯛꯇꯨꯅ ꯍꯦꯟꯗꯜꯃꯦꯟ ꯑꯗꯨꯗ ꯍꯪꯒꯦ ꯈꯜꯂꯝꯕ ꯑꯁꯤ ꯍꯦꯟꯗꯜꯃꯦꯟ ꯑꯁꯤꯁꯨ ꯁꯤꯔꯕꯅꯤꯅ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯍꯧꯖꯤꯛ ꯃꯍꯥꯛꯀꯤ ꯑꯔꯣꯏꯕ ꯎꯄꯥꯏꯁꯤ ꯅꯥꯗꯨꯅ ꯂꯩꯔꯤꯕ ꯃꯄꯥ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯍꯪꯗꯨꯅ ꯈꯪꯗꯣꯛꯄ ꯑꯁꯤ ꯈꯛꯇꯅꯤ ꯑꯗꯨꯕꯨ ꯀꯔꯝꯅꯗꯤ ꯍꯦꯛꯇ ꯍꯪꯖꯤꯜꯂꯨꯒꯅꯤ ꯉꯁꯤꯁꯨ ꯂꯣꯌꯥ ꯌꯨꯝ ꯑꯗꯨꯗ ꯆꯪꯗꯨꯅ ꯈꯨꯗꯝ ꯆꯥꯡꯗꯝ ꯈꯔꯒ ꯑꯃꯨꯛ ꯐꯪꯕ꯭ꯔꯥ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯅꯠꯇ꯭ꯔꯗꯤ ꯂꯩꯇ꯭ꯔꯦ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛ ꯌꯥꯆꯪꯂꯛꯄ ꯃꯇꯝꯗꯒꯤ ꯀꯝꯗꯧꯅ ꯌꯨꯝ ꯑꯗꯨꯗ ꯆꯪꯒꯅꯤ ꯑꯁꯨꯝ ꯈꯜꯂꯤ ꯅꯨꯃꯤꯗꯥꯡ ꯆꯥꯛ ꯇꯣꯛꯂꯕ ꯃꯇꯨꯡꯗ ꯋꯥꯜꯀꯤꯡ ꯆꯠꯄ ꯁꯥꯔꯒꯦ ꯈꯟꯗꯨꯅ ꯊꯣꯛꯂꯛꯏ ꯃꯇꯝ ꯑꯁꯤ ꯃꯌꯥꯝꯁꯨ ꯆꯥꯛ ꯇꯣꯛꯅꯕ ꯃꯇꯝ ꯑꯣꯏꯕꯅꯤꯅ ꯃꯌꯥꯝꯁꯨ ꯂꯝꯕꯤ ꯁꯣꯔꯣꯛꯇ ꯑꯅꯝꯕꯅ ꯂꯩꯔꯝꯃꯤ ꯃꯗꯨꯗ ꯃꯍꯥꯛꯇꯤ ꯑꯃꯨꯛꯁꯨ ꯃꯊꯥ ꯁꯥꯔꯨꯔꯦ ꯃꯍꯥꯛꯅ ꯇꯧꯒꯗꯕ ꯊꯕꯛ ꯑꯁꯤ ꯃꯤ ꯎꯔꯕꯗꯤ ꯌꯥꯔꯣꯏ ꯈꯟꯗꯨꯅ ꯑꯗꯨꯕꯨ ꯍꯦꯟꯅ ꯑꯗꯨꯝ ꯂꯥꯏꯕꯛ ꯐꯔꯦ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯈꯜꯂꯤ ꯃꯌꯥꯝꯅ ꯂꯥꯡꯅꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯃꯍꯥꯛꯅ ꯅꯥꯔꯣꯟꯗ ꯆꯤꯠ ꯂꯤꯁꯜꯂꯤ ꯊꯣꯡꯒꯥꯜ ꯑꯗꯨꯗ ꯃꯤ ꯑꯇꯩꯅ ꯎꯗꯅꯕꯅꯤ ꯃꯈꯣꯜ ꯇꯥꯗꯅꯕꯅꯤ ꯍꯥꯏꯗꯨꯅ ꯃꯁꯥꯗꯨ ꯅꯣꯟꯊꯔꯞ ꯇꯧꯅ ꯃꯈꯣꯡ ꯋꯥꯡꯅ ꯊꯥꯡꯒꯠꯇꯨꯅ ꯆꯪꯂꯛꯏ ꯑꯁꯨꯝꯅ ꯌꯥꯝꯅ ꯑꯦꯂꯔꯠ ꯑꯣꯏꯅ ꯆꯪꯂꯛꯄ ꯑꯗꯨ
mangol hek kakatpaga phaglang gari leiba adudagi khonglakpada khangprek khangi adubo madugi tanja lahoraga amamba marak aduda mahaki so adu toraga hangdoktuna imung aduda changlakle ahanbada mahak kaido sige haiduna imung aduda koyeng yengi mahakna purakpa torchlight adu makhut namana khanduna mamli taholaga koyeng yengi asumna yenglakpada nupigi pirol hapu upu adu ure madu hangdoktuna yenge haiduna hangdoklubada phi maraksing aduda machi paisa thamlambadu su thengnare asumna mahakna wotuna yenglengai mahaki hek matungda musin muba mamit khakta panba mi ama tapna chatpa hore asum laksilakpana loyagi manak yoksilakle adubo loyana mafum adudagi haifet lengbada mi adu amuk thongjin marumda longkre adubo handak sum pirol singdu wotuna yenglakpada mahaki mapagi naha oringagi photo amakak yaurami madu ubada loya angakpada angakpa ama oikre photo adu lokhotuna munna yengdun leringai tungda lakliba mi aduna makhut pairiba utup aduna wangna thangalakuna thonggi tori loyasu matungda kananoma laklabra haiduna khanglei leithorakpada amuba mi amakakna makhut wangna thangatuna thomlakadobagi ngaidun leiramba adu thengnare maduda mahakna khangladuna hai tharaklibu utup adu thaidoi adubo yamna hai singbadi nattabanina lengjumda utup aduna pankre matamduda loya anabagi chaina aduna leimai da ta adun lei adubo mi adudi asum utup adu paidun singsilai aduga handak amo hai tharakpu matam adudadi nupa adugi khudangdu loyana ta pai aduga intoi matam aduda nupa adusu tusili adubo loyadi mahaki makhut adu pairubada hena chingnaba phortle miga changnadaba imung asida makhoi anina phunariba asi koilau lauduna makhol thukanduna mingonde mateng nigadobusu yadaba matang oibana yariba makai lau khongbadi tawdre amukasu nupa aduna haugalaklega utuptuna thomlake tawbada loyana khonglei thuna mathapak aduda kawbu matamda nupa adu leimai tadunu leikre sor thingatpagi lok khurakpa matamda loya sensindru nupa adugi maikhum adu hangtoi matam aduda nupa adu machindagi i khajik orami amasung nupa adu atei kanasu oiramdre mahaki mapa mahakpu hek pokshaba siam oiramki loyana baba nangdi kamdong mafamsida mahaki mapa tapna loyana hugatpi aduga sor yamna wana honduna siamna asumna khumlai ibungo aise nangonda yam laladra aina tawriba thabakse isina mayumda phamungda anaba ama oina lehoba mapa asina asumna phimu setuna mahaki matung inaraktuna mahakpo hatnanaba tawrakba asida loya haujisu kyan tadri thasaba ngamdri maduda loyana amukasu hangai babana tawrisi kaino ai haujisu thajadri aibo angta gyan talo matam aduda mapa aduna mahakpu chingkhalu haiduna loyana chingkhalai aduga sofa da phamalaba matungda yamna asa kaibagi mawngda harai napa ise mapok khudingda mi oina pokadaba mandre poklabasu pap kayana sienduna poklakpa mi soidana oiragani loya mapagi wari adu munna tari mayadagi isu khara oraduna siam wari makha tari nangna yum asida karigidamukta changlibano haibasigi wakhalda ai tawfam khangkite maru oina aigi isa nangonda aina tamthokpadu yamna ikaiba wafamni haibadi baba imung sida nupi nangina domsa oiribase matam ama aigi mari leinarami wafam asi tabada loya thoina ngakpadi oidre maramdi hana mamangda masigi matangda khara takibasu leirabanina siam amukasu nokphet tawna makha tari mahakpo aiga mari leinarami haiduna laikai mayamna chibon ngangnabase aisu tai yamna nungaite adubu migi machindi aina menba ngamlude masigi mathakta kaisu thoina khangjadaba namasu matang asida khanglaknabadi aikhoigi imung kangkhong chairani khangladuna matang asida aina nangonda asengba asi khangandanaba hotnabani adubu ngasidi pai leitre matang asida loya wa haifet thaidorai aduga
hanglatba wahangda Syam ngaihakti kumpam khangde wahang adudi o adugir babana hek poksubana sa aibu hatnan bu honaram bese Syam handakti mamittagi mapi phawu sinthare aduga kapna khumlai ai ngaure bungo napa ise pungaw ngaure aranba makupsina bu honabada aranba kaya tawre madugi manungda nangbusu ama oile aina haksang ngamdraduna leiba adusu tasengnamak ngamdabadi nate aina asumna aibu chingna dun leiba aduda tawpham khangdraduna anaba ama oina leisinakibani loyana aduga babana kamdungna sosi pairamliba imungsigi mina kadaida lekraba handakti loyana hanglakba wahang asi Syam kumpham khangdre adubo lotpa mate yararoi khalladuna tapna khumlai imungsigi mi asi mafamsi thadokduna arapa mafamda chatkre maga aiga mari leinarubu kawbana mayamna chibon ngangnarakba asida khangduna leiba ngamdraduna mafamsi thadokduna chatkhribani yumgi so asisu aingonda sinarambani asumna mapa asin harakpa matamdadi loya kaya thajade mapa na haiba wa khara asi aronba khara yaure haibasi khangle matam asimaktadasu phaglangda thetuna thamliba gari taraktuna kairi makhoi anima chap lepnaduna akai ba gari aduda yengli gari adugi manungda yauriba kata ohumak adu mapanda chung thoraktuna Syamgi mapa maktada thenduna tari madu ubada Syamdi khangle mahakna nganglibasi aranba yaure haiduna singamdana sikhriba thwaina mangonda tawrakpani haibase adubo madu loyanadi khangba nate amukasu loya wa makha taraki baba aingonda sengna haibiyo imung asida leiramliba potchei sing asi mafam chana masi amata lengdan leire maduna aingonda karigumba kharadi chingna lei Syamna ai madugi matangdadi karisu khangde Syam handakti sor khuhon ama tawbaga loinana asumna hairakba asida nampuda hanglabasu pak hairaklaroi khanbadagi loya wakhal ama lai loyana adudi baba matau karamna idomsa asiga mari leinarakpano aingonda marik chumna amukta libiyo Syam handakti mabukning adu nau tharakle haukiba thogdok kaya sing adu tapna asum ningsinglai matam adu mahakna gari kanna thoringai matamni mahakna gari thoribasisu anambana passenger vehicle oina chenbamak nate matamgi reserve maru oina lalonbasingi oina chatpani maduna maram oraga Sarojasu thengnanaba lambi ama oike mahakna chaliba matam asi anambana ahing nongyai hek matung adwaidani asumna Imphal da chatlaba matung mahakna hek pothafam hotel amakhak lei hotel adu Sarojagi hotel ni Saroja yengbada mina yamna pamnaba saban oi saksu magul laina phajai tawbatabu chahidi khara nahani mangonda laibak thirba haibabu mahaki nupa adu anamba matamda yu thai maduna maram oraga mahak nungaina leibadi phangde mahaki hotel asida nungalakpadagi numit tabu fawba changlaktabu nupa kanabu leiramgani madugi manungda Syamsu ama oiribani warisigi mathangi part ngaiminasi